ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯟ ꯂꯥꯏꯈꯨꯔꯥꯝ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ ꯌꯨꯝꯗꯨꯗ ꯃꯧ ꯑꯣꯏꯗꯨꯅ ꯂꯩꯔꯤꯕ ꯑꯔꯨꯕꯤ ꯑꯌꯨꯛ ꯈꯔ ꯉꯟꯅ ꯃꯐꯤ ꯃꯔꯣꯜ ꯁꯦꯠꯆꯤꯟꯕ ꯍꯧꯏ ꯀꯦꯕ ꯅꯥꯟꯕꯗ ꯃꯆꯨꯝ ꯇꯥꯅ ꯀꯦꯕ ꯃꯧ ꯄꯥꯝꯖꯕ ꯃꯍꯥꯛꯅꯤ ꯃꯥꯅ ꯀꯦꯕ ꯄꯥꯝꯕ ꯍꯥꯏꯕꯕꯨ ꯌꯨꯝ ꯑꯗꯨꯗ ꯃꯧ ꯑꯃ ꯑꯣꯏꯅ ꯂꯩꯔꯕꯗꯨ ꯐꯥꯎꯕ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯑꯃꯠꯇ ꯇꯧꯕꯖꯥꯠ ꯅꯠꯇꯦ ꯃꯆꯟꯅꯨꯄꯤ ꯂꯥꯡꯂꯦꯟꯗ ꯉꯥꯛꯇꯅꯤ ꯇꯧꯍꯜꯂꯤꯕ ꯈꯨꯖꯤꯟ ꯈꯨꯌꯥ ꯇꯔꯨ ꯇꯅꯥꯟꯅ ꯊꯝꯖꯩ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯑꯣꯏꯔꯤꯕ ꯈꯣꯝꯕꯅ ꯃꯥꯒꯤ ꯅꯨꯄꯤꯅ ꯃꯐꯤ ꯅꯥꯟꯅ ꯁꯦꯠꯄꯗꯨꯕꯨ ꯎꯔꯗꯨꯅ ꯍꯪꯉꯤ ꯑꯔꯨꯕꯤ ꯅꯪꯅ ꯉꯟꯅ ꯑꯅꯥꯟꯕ ꯐꯤꯔꯣꯜꯒ ꯁꯦꯠꯂꯤꯕꯗꯨꯅ ꯀꯗꯥꯏꯗ ꯆꯠꯇꯧꯔꯤꯕꯅꯣ ꯏꯄꯥꯝꯗ ꯆꯠꯀꯗꯧꯔꯤ ꯀꯩꯗꯧꯕ ꯏꯅꯝꯃꯍꯣꯏꯅ ꯑꯩꯕꯨ ꯀꯧꯔꯤꯌꯦ ꯆꯥꯛ ꯆꯔꯥ ꯑꯃ ꯄꯨꯟꯅ ꯆꯥꯁꯦ ꯍꯥꯏꯅ ꯍꯥꯏꯕ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯍꯥꯟꯅ ꯋꯥ ꯀꯔꯤꯝꯇ ꯍꯥꯏꯗꯕ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯩꯅ ꯆꯠꯀꯗꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯅꯪꯉꯣꯟꯗ ꯂꯣꯏꯅ ꯑꯗꯨꯝ ꯍꯥꯏꯗꯨꯅ ꯂꯩꯔꯗ꯭ꯔꯣ ꯃꯗꯨꯒ ꯑꯩ ꯉꯝꯖꯗꯦꯗ ꯅꯪ ꯉꯁꯤ ꯑꯩꯒꯤ ꯅꯨꯄꯤꯅꯤ ꯅꯪꯅ ꯆꯠꯅꯤꯡꯕ ꯃꯇꯝꯗ ꯆꯠꯄ ꯍꯜꯂꯛꯅꯤꯡꯕ ꯃꯇꯝꯗ ꯍꯜꯂꯛꯄ ꯃꯗꯣ ꯃꯇꯨꯡ ꯈꯛ ꯇꯧꯒꯅꯨ ꯍꯥꯏꯔꯤꯕꯁꯤꯅꯤ ꯅꯪꯅꯦ ꯂꯝ ꯑꯃ ꯌꯥꯝ ꯍꯦꯜꯂꯕꯅꯤ ꯐꯝꯗꯨꯅ ꯂꯩꯔꯝꯕ ꯑꯔꯨꯕꯤ ꯐꯨꯛ ꯍꯧꯒꯠꯂꯛꯏ ꯃꯄꯨꯔꯣꯏꯕꯒꯤ ꯍꯟꯗꯛꯀꯤ ꯋꯥꯉꯥꯡ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏ ꯀꯩꯅꯣ ꯑꯩꯒꯤ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡꯗ ꯑꯗꯨ ꯌꯧꯅꯤꯡ ꯏꯁꯤꯟꯕꯗꯤ ꯃꯗꯨꯒꯤ ꯀꯔꯤ ꯃꯊꯧ ꯇꯥꯒꯦ ꯑꯩ ꯑꯁꯤ ꯃꯤ ꯑꯃ ꯑꯣꯏꯅ ꯑꯩꯍꯥꯛ ꯏꯅꯤꯡꯇꯝꯅ ꯍꯤꯡꯖꯒꯦ ꯃꯈꯣꯏ ꯇꯥꯆꯧ ꯃꯥꯒꯤ ꯊꯣꯛꯄ ꯑꯗꯨꯛ ꯂꯩꯃꯤꯟꯅꯁꯤ ꯃꯥꯒꯤ ꯊꯣꯛꯄ ꯂꯩꯃꯤꯟꯅꯕ ꯍꯥꯏꯕꯗꯤ ꯀꯔꯤꯅꯣ ꯅꯪ ꯌꯥꯝ ꯅꯅꯤꯡꯇꯝꯕ ꯄꯥꯝꯕ꯭ꯔꯣ ꯑꯔꯨꯕꯤꯅ ꯃꯈꯨꯠ ꯃꯁꯥꯗꯨ ꯊꯤꯟꯗꯨꯅ ꯍꯥꯏ ꯅꯪꯒꯤ ꯐꯛꯂꯥꯡ ꯃꯔꯤꯅ ꯀꯣꯏꯁꯤꯟꯕ ꯀꯥꯅꯨꯡ ꯑꯁꯤꯗꯅꯦ ꯑꯗꯨꯃꯛ ꯂꯩꯌꯨ ꯍꯥꯏꯕ꯭ꯔꯥ ꯑꯩꯁꯦ ꯃꯤꯔꯥꯡ ꯃꯍꯨꯝ ꯑꯁꯤ ꯂꯩꯕꯗ ꯏꯁꯥꯁꯦ ꯇꯤꯂꯥꯏꯈꯣꯝꯕꯤ ꯆꯨꯔꯦ ꯌꯥꯗ꯭ꯔꯦ ꯇꯤꯂꯥꯏꯈꯣꯝꯕꯤꯗꯨ ꯆꯨꯔꯕꯗꯤ ꯆꯨꯗꯅꯕ ꯁꯤꯗꯣꯛ ꯁꯦꯡꯗꯣꯛꯄꯗꯤ ꯀꯔꯤ ꯀꯥꯏ ꯃꯗꯨ ꯅꯪ ꯌꯥꯗꯕ꯭ꯔꯣ ꯑꯩꯗꯤ ꯀꯔꯤ ꯇꯧꯕꯒꯤ ꯁꯤꯠ ꯁꯦꯡꯒꯗꯧꯔꯤꯕ ꯉꯝꯂꯣꯏ ꯑꯁꯤꯒꯨꯝꯕ ꯑꯃꯣꯠꯄ ꯊꯕꯛ ꯅꯥꯕꯦꯝꯃꯩꯅ ꯇꯧꯒꯗꯕ ꯅꯠꯇꯦ ꯑꯗꯨꯗꯤ ꯍꯥꯏꯌꯨ ꯅꯪ ꯌꯨꯝ ꯑꯁꯤꯗ ꯃꯧ ꯑꯃ ꯑꯣꯏꯅ ꯂꯩꯕꯁꯤꯒꯤ ꯃꯔꯝ ꯀꯔꯤꯅꯣ ꯃꯔꯝ ꯍꯥꯏꯕꯨ ꯀꯩꯅꯣ ꯑꯩ ꯌꯨꯝ ꯑꯁꯤꯒꯤ ꯃꯧꯅꯤ ꯋꯥ ꯂꯣꯏꯔꯦ ꯑꯔꯨꯕꯤ ꯑꯩꯕꯨ ꯋꯥ ꯌꯥꯝꯅ ꯉꯥꯡꯍꯟꯒꯅꯨ ꯃꯧ ꯑꯃ ꯑꯣꯏꯔꯕꯗꯤ ꯃꯧ ꯑꯃꯅ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛꯁꯦ ꯃꯗꯣ ꯅꯪꯅ ꯇꯧꯒꯗꯕꯅꯤ ꯅꯪꯅ ꯈꯪꯗ꯭ꯔꯒ ꯑꯩ ꯇꯥꯛꯀꯦ ꯀꯔꯤꯒꯤꯅꯣ ꯃꯈꯣꯏ ꯇꯥꯆꯧꯅ ꯑꯩꯉꯣꯟꯗ ꯑꯁꯨꯛ ꯌꯥꯝꯅ ꯈꯔ ꯌꯦꯡꯁꯤꯟꯕꯤꯔꯤꯕꯁꯤꯕꯣ ꯏꯄꯥꯝꯗ ꯅꯣꯡꯃ ꯈꯛꯇ ꯆꯥꯛ ꯆꯥꯕ ꯆꯠꯀꯦ ꯍꯥꯏꯅ ꯇꯧꯖꯕꯅꯤ ꯃꯁꯤꯗ ꯑꯁꯨꯛ ꯌꯥꯝꯅ ꯋꯥ ꯉꯥꯡꯕꯤꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯉꯥꯡꯅꯕ ꯊꯕꯛꯇꯤ ꯅꯪꯅ ꯇꯧꯕꯅꯤ ꯅꯪꯅ ꯆꯠꯅꯤꯡꯕ ꯈꯨꯗꯤꯡ ꯅꯪ ꯑꯗꯨꯝ ꯇꯧꯗꯨꯅ ꯂꯩꯔꯦ ꯑꯩꯉꯣꯟꯗꯁꯨ ꯋꯥ ꯑꯃ ꯍꯥꯏꯗꯦ ꯉꯟꯇꯥꯅ ꯆꯠꯈꯤꯅꯤ ꯊꯦꯡꯅ ꯍꯟꯖꯤꯜꯂꯛꯀꯅꯤ ꯌꯨꯝ ꯑꯁꯤꯒꯤ ꯊꯕꯛꯁꯨ ꯃꯅꯥꯝꯇ ꯌꯥꯎꯕ ꯅꯠꯇꯦ ꯅꯪꯅ ꯇꯧꯔꯤꯕ ꯂꯥꯡꯂꯦꯟ ꯉꯥꯛꯇꯅ ꯇꯧꯔꯤꯁꯦ ꯍꯣꯏ ꯑꯩꯈꯣꯏꯁꯨ ꯏꯄꯥꯝꯗ ꯂꯩꯁꯥꯗꯨ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗꯅꯦ ꯌꯨꯝꯒꯤ ꯊꯕꯛ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯇꯧꯖꯔꯛꯏ ꯃꯥꯁꯨ ꯇꯧꯖꯁꯅꯤ ꯀꯩꯅꯣ ꯍꯌꯦꯡ ꯃꯥꯅ ꯆꯠꯈ꯭ꯔ ꯃꯇꯨꯡꯗ ꯑꯩꯅ ꯂꯣꯏꯅꯃꯛ ꯇꯧꯍꯧꯒꯗꯧꯔꯤꯕꯅꯤ ꯈꯣꯝꯕ ꯃꯥꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯉꯥꯡꯅꯤꯡꯕ ꯆꯩꯅꯤꯡꯕꯗꯤ ꯃꯌꯥꯝ ꯑꯃꯅꯤ ꯉꯥꯡꯕꯗ ꯂꯣꯏꯕꯁꯨ ꯅꯥꯏꯔꯔꯣꯏ ꯇꯁꯦꯡꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯔꯨꯕꯤꯅ ꯆꯠꯂꯤꯕ ꯁꯥꯖꯠ ꯑꯁꯤ ꯃꯥ ꯇꯁꯦꯡꯅ ꯄꯥꯝꯗꯦ ꯃꯥꯅ ꯀꯌꯥ ꯋꯥ ꯉꯥꯡꯗꯕꯁꯤꯗ ꯑꯔꯨꯕꯤꯁꯨ ꯃꯅꯤꯡ ꯇꯧꯗꯨꯅ ꯂꯩꯔꯦ ꯍꯟꯗꯛꯇꯤ ꯃꯈꯣꯏ ꯑꯅꯤ ꯋꯥ ꯈꯔꯁꯨ ꯉꯥꯡꯅꯕ ꯍꯧꯔꯛꯂꯤ ꯃꯈꯥ ꯇꯥꯅ ꯉꯥꯡꯅꯕ ꯇꯜꯂꯗꯨꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯍꯣꯔꯦꯟ ꯉꯟꯍꯜꯂꯣ ꯅꯪꯒꯤ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯐꯥꯎ ꯍꯜꯂꯛꯇꯕꯤꯗꯣ ꯇꯧꯒꯅꯨ ꯑꯩꯁꯨ ꯊꯕꯛ ꯆꯠꯊꯣꯛꯀꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯃꯍꯥꯛ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ ꯑꯔꯨꯕꯤꯅ ꯃꯊꯟꯇ ꯍꯥꯏꯖꯍꯧꯏ ꯏꯈꯣꯡ ꯑꯁꯤꯅ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯊꯥꯡꯉꯤ ꯇꯧꯕ ꯌꯥꯗꯦ ꯑꯩꯕꯨ ꯌꯦꯡꯁꯤꯟꯗꯨꯅ ꯉꯥꯡꯒꯗꯕꯒꯤ ꯃꯌꯥꯁꯦ ꯀꯥꯗꯨꯅ ꯂꯩꯕ ꯀꯔꯝꯕ ꯅꯨꯄꯥꯅꯣ ꯍꯥꯏꯕꯅꯤ ꯃꯁꯤꯕꯣ ꯑꯁꯨꯛ ꯌꯥꯝꯅ ꯉꯥꯡꯅꯤꯡꯕꯁꯤꯕꯣ ꯇꯟꯖꯩꯗ ꯊꯕꯛ ꯆꯠꯀꯦꯅ ꯇꯧꯕꯁꯦ ꯕꯤꯠꯀ ꯂꯣꯏ ꯊꯨꯗꯦꯛꯄꯤꯑꯕ ꯅꯥꯀꯜꯗ ꯂꯩꯔꯤꯕ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯑꯃꯨꯛ ꯌꯦꯡꯗꯨꯅ ꯍꯥꯏꯖꯩ ꯐꯖꯅ ꯀꯦꯖꯔꯦ ꯍꯥꯏꯅꯗꯤ ꯂꯩꯕꯅꯤ ꯑꯩꯕꯨ ꯍꯦꯛ ꯁꯥꯎꯍꯟꯗꯅ ꯅꯝꯗꯅ ꯊꯤꯍꯜꯂꯤꯗ ꯃꯤꯡꯁꯦꯜ ꯌꯦꯡꯕ ꯂꯣꯏꯔꯦ ꯃꯐꯤꯁꯨ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯦ ꯆꯥꯛ ꯆꯥꯅꯕꯒꯤ ꯊꯧꯔꯝ ꯍꯥꯏꯕꯁꯤꯗꯤ ꯃꯤ ꯉꯥꯏꯊꯣꯛ ꯉꯥꯏꯁꯤꯟ ꯇꯧꯅꯕꯗ ꯆꯥꯛ ꯆꯥ ꯃꯇꯝꯗꯣ ꯍꯦꯛꯇ ꯊꯦꯡꯊꯕ ꯍꯥꯏꯕꯁꯤ ꯍꯧꯅꯁꯥꯅꯤ ꯑꯗꯨꯅ ꯃꯍꯥꯛ ꯆꯥꯛ ꯈꯔꯗꯤ ꯆꯥꯈꯤꯒꯦ ꯍꯥꯏꯅ ꯈꯜꯂꯤ ꯂꯥꯡꯂꯦꯟꯗ ꯆꯥꯛ ꯉꯟꯅ ꯊꯣꯡꯅꯕ ꯃꯍꯥꯛꯅ ꯋꯥ ꯉꯁꯥꯏꯅ ꯍꯥꯏꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯃꯍꯥꯛ ꯆꯥꯛꯈꯨꯝ ꯇꯝꯅ ꯆꯪꯉꯤ ꯆꯥꯛꯈꯨꯝ ꯑꯗꯨꯗꯅ ꯂꯥꯡꯂꯦꯟꯅ ꯆꯥꯛ ꯀꯟꯅ ꯊꯣꯡꯂꯤ ꯂꯣꯏꯒꯗꯕ ꯈꯔꯁꯨ ꯋꯥꯠꯂꯤ ꯑꯔꯨꯕꯤꯅ ꯍꯥꯏ ꯂꯥꯡꯂꯦꯟ ꯆꯥꯛ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯣ ꯐꯠ ꯌꯦꯡꯈꯠꯂꯛꯇꯨꯅ ꯈꯨꯝꯃꯤ ꯏꯅꯝꯃ ꯉꯥꯏꯍꯥꯛꯇꯤ ꯋꯥꯠꯈꯤꯅꯤ ꯀꯩꯅꯣ ꯉꯥꯏꯍꯥꯛ ꯋꯥꯠꯈꯤꯅꯤꯕꯣ ꯑꯩꯅ ꯉꯁꯥꯏꯅ ꯅꯪꯉꯣꯟꯗ ꯅꯠꯇ꯭ꯔꯣ ꯆꯥꯛ ꯈꯔ ꯉꯜꯂꯨꯅ ꯍꯥꯏꯈꯤꯕꯗꯣ ꯑꯗꯨꯒ ꯅꯪꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯣꯏꯗ꯭ꯔꯤꯕ ꯅꯠꯇꯦ ꯅꯪꯕꯨ ꯀꯔꯤ ꯇꯧꯔꯒ ꯂꯩꯒꯦ ꯏꯅꯝꯃ ꯑꯩꯁꯨ ꯏꯅꯝꯃꯅ ꯍꯦꯛ ꯍꯥꯏꯕꯒ ꯊꯣꯡꯖꯕꯅꯤ ꯌꯥꯅꯤ ꯉꯥꯏꯍꯥꯛꯇ ꯉꯥꯏꯕꯤꯌꯨ ꯂꯣꯏꯁꯤꯟꯖꯔꯛꯂꯒꯦ ꯀꯩꯅꯣ ꯉꯥꯏꯍꯥꯛ ꯉꯥꯏꯌꯣꯅꯦ ꯀꯩꯅꯣ
ꯑꯩꯅ ꯆꯠꯇꯧꯔꯤꯕꯁꯤ ꯊꯕꯛ ꯊꯦꯡꯂꯕ ꯍꯧꯖꯤꯛꯄꯨ ꯑꯃꯨꯛ ꯀꯔꯤ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯉꯥꯏꯗꯨ ꯂꯩꯕꯅꯣ ꯑꯩꯁꯨ ꯆꯥꯛꯁꯤ ꯊꯣꯡꯂꯤꯗꯅ ꯊꯣꯡꯗꯕꯗꯤ ꯅꯠꯇꯦꯕ ꯂꯣꯏꯗꯕꯁꯤꯕꯨ ꯑꯩꯅꯔꯣ ꯑꯔꯨꯕꯤ ꯃꯥꯒꯤ ꯋꯥ ꯃꯊꯛꯇ ꯂꯥꯡꯂꯦꯟꯅ ꯑꯗꯨꯝꯅ ꯈꯨꯝꯂꯛꯄꯗꯨꯗ ꯃꯍꯥꯛ ꯐ꯭ꯔꯪ ꯁꯥꯎꯒꯠꯂꯤ ꯍꯦ ꯀꯅꯥꯗꯅꯣ ꯅꯪꯅ ꯍꯥꯏꯔꯤꯗꯣ ꯑꯩ ꯑꯁꯤ ꯅꯪꯅ ꯀꯔꯤ ꯑꯣꯏꯅ ꯎꯕꯒꯦ ꯑꯉꯥꯡꯅꯅꯦ ꯋꯥ ꯉꯥꯡꯕ ꯌꯥꯝ ꯍꯩꯔꯦꯅꯦ ꯇꯁꯦꯡꯅ ꯂꯥꯡꯂꯦꯟꯁꯨ ꯃꯅꯝꯒꯤ ꯋꯥꯍꯩ ꯑꯁꯤꯗ ꯁꯥꯎꯅꯤꯡꯕꯅꯤ ꯃꯅꯝꯃꯅꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯃꯅꯝꯃꯅ ꯍꯥꯏꯕ ꯈꯨꯗꯤꯡꯗ ꯃꯔꯨ ꯂꯨꯛꯇꯨꯅ ꯃꯍꯥꯛ ꯂꯩꯔꯛꯈꯤꯕꯅꯤ ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯌꯥꯔꯅꯤ ꯍꯥꯏꯗꯨꯅ ꯑꯔꯨꯕꯤꯅ ꯍꯦꯟꯅ ꯉꯥꯡꯕꯅꯤ ꯂꯥꯡꯂꯦꯟꯅ ꯈꯨꯝꯃꯤ ꯏꯅꯝꯃꯗ ꯑꯩꯅ ꯍꯥꯏꯖꯩꯁꯦ ꯆꯥꯛ ꯊꯣꯡꯂꯤ ꯂꯣꯏꯒꯗꯧꯔꯦ ꯍꯥꯏꯖꯕꯅꯤ ꯑꯩꯅ ꯅꯪꯉꯣꯟꯗ ꯈꯔ ꯉꯟꯅ ꯊꯣꯡꯉꯨꯅ ꯍꯥꯏꯗ꯭ꯔꯣ ꯂꯣꯏꯗ꯭ꯔꯤ ꯍꯥꯏꯅ ꯐꯖꯅ ꯍꯥꯏꯔꯕꯗꯨꯗ ꯍꯦꯟꯅ ꯋꯥ ꯉꯥꯡꯁꯤꯜꯂꯛꯄꯗꯨꯗ ꯂꯥꯡꯂꯦꯟꯅ ꯁꯥꯎꯅꯤꯡꯅ ꯑꯁꯨꯝꯅ ꯍꯥꯏ ꯂꯣꯏꯗ꯭ꯔꯗꯤ ꯂꯣꯏꯗ꯭ꯔꯦ ꯂꯣꯏꯗꯕꯁꯤꯕꯨ ꯑꯩꯅꯔꯣ ꯉꯥꯏꯕ ꯉꯝꯗ꯭ꯔꯒꯅ ꯍꯦꯛ ꯆꯠꯄꯤꯈ꯭ꯔꯣ ꯏ ꯌꯥꯝꯅ ꯉꯝꯃꯤꯅ ꯍꯦ ꯅꯈꯣꯏꯅ ꯆꯥꯏꯕ ꯆꯥꯛ ꯑꯁꯤ ꯀꯅꯥꯒꯤꯅꯣ ꯃꯗꯨ ꯈꯪꯅ ꯋꯥ ꯉꯥꯡꯉꯨ ꯏꯄꯥꯝꯅ ꯑꯩꯒꯤꯗꯃꯛꯇ ꯎꯟꯕꯤꯔꯛꯄ ꯑꯋꯨꯜꯂꯧ ꯑꯗꯨꯗꯒꯤꯅꯦ ꯊꯣꯛꯂꯛꯄ ꯐꯧ ꯑꯗꯨꯅ ꯆꯦꯡ ꯁꯨꯔꯒ ꯆꯥꯕ ꯑꯣꯏꯔꯤꯅꯤꯅꯦ ꯋꯥ ꯉꯥꯡꯕꯗ ꯃꯤ ꯌꯦꯡꯂꯒ ꯉꯥꯡꯉꯨ ꯂꯩꯃꯤꯟꯅꯔꯕꯗꯤ ꯆꯥꯃꯤꯟꯅꯕ ꯇꯥꯕꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯈꯣꯏꯗꯤ ꯇꯥꯖꯧꯒꯤ ꯏꯔꯜ ꯆꯥꯖꯕ ꯃꯁꯤꯃꯁꯦ ꯑꯩꯒꯤ ꯆꯤꯟꯊꯛꯇ ꯋꯥ ꯌꯥꯝꯅ ꯈꯨꯝꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯈꯨꯄꯥꯛꯁꯤꯟ ꯊꯥꯕ ꯁꯣꯏꯔꯣꯏꯀꯣ ꯊꯥꯔꯣꯅꯦ ꯊꯥꯔꯣ ꯉꯝꯅꯤ ꯍꯥꯏꯗꯤ ꯊꯥꯔꯣꯕ ꯏꯅꯝꯃꯅ ꯑꯗꯨ ꯌꯧꯅ ꯉꯝꯂꯒ ꯃꯗꯨꯗ ꯑꯩꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯒꯗꯕ ꯅꯠꯇꯦ ꯐꯔꯤꯈꯩꯗꯤ ꯐꯕ ꯂꯥꯡꯂꯦꯟꯅꯤ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯋꯥ ꯃꯆꯦꯠ ꯑꯝꯇ ꯍꯥꯏꯖꯗ ꯏꯅꯝꯃꯅ ꯇꯧꯒꯗꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯂꯣꯏꯅ ꯇꯧꯔꯒ ꯂꯥꯛꯈꯤꯕꯅꯤ ꯏꯅꯝꯃ ꯃꯁꯤꯃꯁꯨ ꯈꯪꯕꯤꯌꯨ ꯍꯩꯗꯀꯣ ꯅꯪꯅ ꯋꯥ ꯉꯥꯡꯕ ꯍꯩꯕꯁꯦ ꯑꯣꯟꯊꯣꯛꯅ ꯍꯩꯈ꯭ꯔꯦ ꯕꯦꯝꯃ ꯅꯪꯒ ꯋꯥ ꯉꯥꯡꯅꯖꯕꯒ ꯉꯝꯖꯄꯣꯠꯇꯦꯗ ꯍꯣꯏ ꯑꯩꯈꯣꯏꯁꯨ ꯏꯅꯝꯃꯒ ꯋꯥ ꯉꯥꯡꯅꯖꯕꯗꯣ ꯉꯥꯡꯅꯖꯕ ꯉꯝꯖꯗꯤꯌꯦ ꯂꯩꯃꯍꯜꯗꯨ ꯆꯪꯂꯛꯏ ꯑꯗꯨꯒ ꯍꯥꯏ ꯍꯩ ꯀꯩꯗꯧꯅꯔꯦ ꯑꯃꯨꯛ ꯂꯥꯎꯅꯔꯤꯕꯗꯨꯕꯣ ꯀꯔꯤ ꯇꯧꯅꯔꯕꯒꯦ ꯑꯔꯨꯕꯤꯅ ꯍꯥꯏ ꯃꯤꯁꯤꯡꯁꯦ ꯉꯝꯂꯕ ꯌꯥꯝꯅ ꯂꯩ ꯅꯣꯡꯃꯩꯅ ꯁꯥꯎꯔꯛꯄ ꯅꯨꯃꯤꯠꯇꯗꯤ ꯁꯣꯏꯔꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯤ ꯏꯃꯨꯡꯁꯦ ꯇꯪꯈꯥꯏ ꯇꯥꯕ ꯏꯃꯧ ꯏꯕꯦꯝꯃ ꯅꯪꯅ ꯉꯥꯡꯂꯤꯕ ꯋꯥꯉꯥꯡ ꯑꯗꯣ ꯀꯔꯤꯅꯣ ꯍꯩ ꯇꯥꯕ ꯌꯥꯕ ꯋꯥ ꯉꯥꯡꯉꯨꯀꯣ ꯍꯣ ꯇꯥꯕ ꯌꯥꯒꯦꯔꯥ ꯌꯥꯔꯣꯏꯒꯦꯔꯥ ꯑꯩꯒꯤꯗꯤ ꯍꯥꯏꯔꯤꯕꯁꯤꯅꯤ ꯅꯃꯥ ꯅꯄꯥꯅ ꯀꯔꯤꯁꯨ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯇꯕꯒꯤ ꯋꯥꯉꯥꯡꯗꯣ ꯀꯔꯤꯅꯣ ꯃꯇꯨꯡ ꯍꯥꯏꯒꯅꯨ ꯃꯁꯤꯗ ꯔꯨꯕꯤꯅ ꯃꯃꯤꯠ ꯑꯅꯤꯗꯨ ꯂꯥꯎꯊꯣꯛꯇꯨꯅ ꯀꯔꯤ ꯅꯪꯒꯨꯝꯕꯤ ꯑꯃꯅꯁꯨ ꯑꯩꯒꯤ ꯏꯃꯥ ꯏꯄꯥ ꯍꯦꯛꯇ ꯄꯟꯗꯨꯅ ꯋꯥ ꯉꯥꯡꯕ ꯌꯥꯕ꯭ꯔꯥ ꯍꯥ ꯏꯃꯥ ꯏꯄꯥ ꯍꯦꯛꯇ ꯄꯟꯕ ꯌꯥꯕ꯭ꯔꯕ ꯏꯃꯥꯅ ꯉꯥꯡꯂꯤꯕꯁꯦ ꯅꯪꯕꯨ ꯐꯍꯟꯅꯤꯡꯕꯒꯤꯅꯤ ꯐꯍꯟꯅꯤꯡꯕꯒꯤ ꯅꯠꯇꯦ ꯑꯩ ꯁꯤꯕꯨ ꯎꯁꯤꯠꯇꯕꯒꯤꯅꯤ ꯍꯩ ꯏꯃꯥꯅ ꯅꯪꯉꯣꯟꯗ ꯑꯗꯨꯝꯅꯅꯦ ꯈꯟꯕ ꯂꯩꯇꯦꯀꯣ ꯌꯥꯔꯦ ꯈꯪꯉꯦ ꯄꯨꯝꯅꯃꯛ ꯂꯣꯏꯅꯅꯦ ꯑꯩ ꯈꯪꯂꯕ ꯖꯥꯠ ꯑꯩꯁꯨ ꯆꯥꯛ ꯆꯥꯔꯤꯕ ꯃꯤꯅꯤ ꯏꯃꯨꯡ ꯑꯁꯤꯗ ꯀꯔꯝꯕ ꯅꯨꯡꯁꯤꯠ ꯁꯤꯠꯂꯤ ꯍꯥꯏꯕ ꯑꯩꯅ ꯂꯣꯏꯅ ꯈꯪꯉꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯑꯔꯨꯕꯤ ꯃꯄꯥꯟꯗ ꯊꯣꯛꯈꯤ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤ ꯌꯦꯡꯅꯗꯨꯅ ꯂꯩꯍꯧꯏ ꯑꯔꯨꯕꯤꯅ ꯍꯥꯏꯖꯩ ꯆꯥꯛ ꯈꯖꯤꯛ ꯆꯥꯔꯒ ꯆꯠꯈꯤꯒꯦ ꯇꯧꯕꯁꯦ ꯍꯦꯛ ꯈꯣꯏꯗꯧꯁꯤ ꯊꯤꯠꯅ ꯁꯧꯒꯠꯍꯜꯂꯤꯗ ꯃꯁꯤꯒꯤ ꯅꯤꯡꯉꯣꯜꯁꯦ ꯃꯕꯨꯛ ꯑꯃ ꯇꯧꯏ ꯌꯥꯝ ꯐꯔꯣꯏꯗꯧꯔꯤ ꯃꯁꯤ ꯐꯔꯣꯏꯗꯧꯔꯤꯕ ꯄꯨꯡꯕꯨ ꯀꯌꯥ ꯇꯥꯈ꯭ꯔꯕ ꯖꯥꯠꯅꯣ ꯍꯥꯏꯕ ꯊꯦꯡꯂꯦꯅ ꯇꯧꯔꯤꯕꯁꯦ ꯃꯈꯣꯏꯁꯤꯡ ꯑꯁꯤꯒꯤ ꯍꯦꯛ ꯂꯥꯎꯅꯔꯤꯉꯩꯗꯅꯦ ꯃꯇꯝꯁꯦ ꯍꯦꯛꯇ ꯌꯧꯈꯤꯕ ꯏꯄꯥꯝꯗ ꯑꯩꯕꯨ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯣꯏꯅ ꯂꯩꯅꯔꯝꯂꯅꯦꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯈꯣꯡ ꯊꯨꯅ ꯊꯥꯡꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯂꯥꯡꯂꯦꯟꯅ ꯃꯃꯥꯗ ꯍꯥꯏ ꯏꯃꯥ ꯑꯩꯈꯣꯏ ꯏꯅꯝꯃꯒꯤ ꯃꯑꯣꯡ ꯃꯇꯧꯁꯦ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤ ꯑꯩꯈꯣꯏ ꯁꯤꯒꯨꯝꯕꯅ ꯃꯇꯝ ꯂꯩꯕ ꯀꯤꯕꯤꯛꯇ ꯀꯩꯁꯨ ꯂꯩꯇꯅ ꯈꯜꯂꯤ ꯇꯨꯃꯤꯠ ꯀꯥꯡꯒꯨꯝ ꯎꯏ ꯏꯃꯥꯁꯨ ꯂꯣꯏꯅ ꯈꯪꯉꯤꯅꯦ ꯑꯗꯨꯕꯨ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯅꯪꯅꯦ ꯅꯅꯝꯃꯒ ꯆꯤꯡꯗꯥ ꯄꯥꯎꯗꯥꯅꯗꯨꯅ ꯈꯛ ꯃꯥꯟꯅꯒꯅꯨꯀꯣ ꯂꯥꯎꯅ ꯈꯣꯠꯅꯕ ꯇꯧꯕꯁꯦ ꯏꯃꯥꯗꯤ ꯃꯤꯒꯤ ꯃꯃꯥꯡꯗ ꯌꯥꯝꯅ ꯏꯀꯥꯏꯖꯩ ꯀꯔꯤꯒꯤ ꯏꯀꯥꯏꯕꯅꯣ ꯏꯃꯥ ꯃꯥꯅ ꯇꯧꯔꯤ ꯃꯈꯩ ꯍꯣꯏ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯆꯠꯂꯕꯗꯤ ꯀꯥꯏꯗꯒꯤ ꯌꯥꯒꯅꯤ ꯏꯅꯝꯃꯁꯦ ꯀꯥ ꯑꯃ ꯍꯦꯜꯂꯤ ꯃꯧ ꯑꯃꯅꯤ ꯍꯥꯏꯔꯒ ꯃꯧ ꯑꯃꯒꯤ ꯊꯕꯛꯄꯨ ꯀꯔꯤ ꯇꯧꯔꯤꯕꯒꯦ ꯃꯥꯅ ꯑꯩꯅ ꯏꯃꯨꯡ ꯑꯁꯤꯒꯤ ꯊꯕꯛ ꯄꯨꯝꯅꯃꯛ ꯍꯣꯠꯅꯕꯁꯤꯗ ꯅꯥꯋꯥꯡꯕ ꯑꯃ ꯌꯥꯎꯔꯤ ꯍꯩ ꯊꯕꯛ ꯇꯧꯕꯒꯤ ꯂꯧꯇꯥꯅꯕ ꯈꯛ ꯌꯥꯗꯦꯀꯣ ꯃꯥꯟꯅꯕ ꯌꯥꯗꯦ ꯍꯥꯏꯅ ꯏꯃꯥꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯑꯩꯁꯨ ꯆꯥꯛꯁꯦ ꯊꯨꯅ ꯂꯣꯏꯅꯕ ꯍꯥꯏꯗꯨꯅ ꯐꯅ ꯀꯟꯅ ꯊꯣꯡꯕꯅꯤ ꯃꯥꯒꯤ ꯏꯁꯧꯁꯦ ꯍꯦꯛ ꯇꯥꯏꯗ ꯐꯔꯦ ꯅꯪꯁꯨ ꯆꯥꯛꯇꯣ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯣ ꯅꯕꯨꯡꯁꯨ ꯊꯕꯛ ꯆꯠꯀꯦ ꯍꯥꯏꯔꯔꯅꯤ ꯍꯣꯏ ꯏꯃꯥ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯂꯩꯃꯍꯜ ꯃꯄꯥꯜꯗ ꯊꯣꯛꯈ꯭ꯔꯦ ꯂꯥꯡꯂꯦꯟ ꯃꯥꯒꯤ ꯃꯊꯃꯣꯏꯗ ꯃꯅꯝꯃꯕꯨ ꯌꯦꯛꯈ꯭ꯔꯦ ꯑꯁꯨꯛ ꯌꯥꯝꯅ ꯐꯠꯇꯕ ꯅꯨꯄꯤ ꯀꯔꯤ ꯂꯩꯅ ꯁꯥꯔꯛꯄ ꯅꯨꯄꯤꯅꯣ ꯃꯁꯤꯕꯣ ꯃꯔꯤꯟꯅ ꯃꯔꯣꯜ ꯑꯃ ꯇꯜꯂꯤꯕ ꯋꯥ ꯉꯥꯡꯕꯅ ꯃꯤꯅ ꯎꯁꯤꯠꯇ꯭ꯔꯤꯕ ꯅꯣꯡꯃꯗꯤ ꯑꯩꯅ ꯁꯥꯎꯔꯛꯄꯗ ꯏꯅꯝꯃ ꯑꯣꯏꯔꯕꯁꯨ ꯃꯁꯝꯁꯦ ꯐꯣꯏꯕ ꯁꯣꯏꯔꯣꯏꯀꯣ ꯃꯁꯦ ꯆꯥꯛꯇꯣ ꯂꯣꯏꯁꯤꯟꯅꯕ ꯃꯍꯥꯛ ꯍꯣꯠꯅꯩ ꯁꯣꯝꯗꯅ ꯑꯔꯨꯕꯤꯒꯤ ꯃꯌꯨꯝꯗꯅꯤ ꯃꯥꯒꯤ ꯃꯃꯥ ꯀꯕꯣꯛ ꯂꯩꯅ ꯍꯥꯏ ꯍꯩ ꯈꯔ ꯉꯟꯅ ꯂꯥꯛꯄ ꯌꯥꯗ꯭ꯔꯥ ꯅꯪꯕꯣ ꯅꯆꯦ ꯑꯅꯤꯗꯤ ꯉꯁꯥꯏꯅꯕꯨ ꯂꯥꯛꯈ꯭ꯔꯦꯅꯦ ꯍꯣꯏ ꯏꯃꯥ ꯉꯟꯅ ꯂꯥꯛꯀꯦ ꯇꯧꯕꯅꯤ ꯌꯥꯗ꯭ꯔꯤ ꯍꯦꯛꯇ ꯊꯦꯡꯈꯤꯕ ꯆꯥꯛ ꯏꯟꯁꯥꯡꯗꯅꯦ ꯅꯕꯨꯡꯁꯤꯡꯒ ꯅꯅꯝꯃꯁꯤꯡꯒꯅꯅꯦ
thong tak loi khrabani hoi ma sareng thong hai ba do thong dori ba na tro thong doi ni na se singi manak ta lei hairaga ne hek lei ru ro masida ruby na haire ima ai si ma ga warim ta sana gi tauba ima ai yam no wari da isa bu kai daurage ne ima di hek tai mama masa ma koi ani phammi arubi na hai ima yum madu lei bi mi sing to ai ga yam mai jana de ai yam hai na de mama du su mangai ai ngon de yam yik si aduga lei bi nu pi du su mabuk to sakta ma to ai ga mana ba ngam ye ba hai ri si bu na chai na khali wa khal si ma bakhoi ta so ga ya ni khak ta ai khoi ni khak ta nya tonga na sara si ra si ni ima tonga na sa ba na pharoi dra nya na khoi mungi lei ba pi ba ma du ki yeng la ga hai ra ba di tonga na sa ba na di khwai da gi phara ba di da pangkoi kui chi ba du da mi gi mamang da ne hek phaja de hai ni khan ba haksu bu kari gi mi gi mamang da phaja da ba no ai ne yam sau ning li ba ni ai na hausi yum da gi thok lak li ba si su lang li khat nar ga thok lak li ba ni kari mu hai na ram li ba ho ai na ga si sia cha khra ga na thongo ai cha khra sa ra ga cha ki gi hai na hai ba adu da nang na ba sak to thong ji ba khang de dai ma yeng lu khuding da ai di khoi dau sa yam sau ning ba du oi moi ne ma khoi ne sai ba sak ado ipam na ai gi un bi ba awul lok pham adu da gi lok ba cheng sak ne hai ba sa khang da ma mali ima su lang len su thabak ma nam da su ba na te ma khoi ta song na su ra ga ma na sel ta la ga imum du puna ri ba ni is adu di ma khoi su hen mandra yun du da puna lai min ra ga ma khoi ni na thabak ma nam ta su ja ga ibungo du tang na thabak su ra ga yum ma du bu karam hai na yum ma ma oi na pan dau ri ba no adu ni ma masida ni ai na tonga na sa ba na pharoi tra na khali si kabok lei ko bi nu pi ma su mabuk ma pau yam na phatta bi nu pi ama ni masada phatta lau singak ta ni mahang na tamli ba si wakhal khaladuna mana sum na hai ho do wei ra ga ko ek tonga na sa ru kai do ke isa si di tonga na sa ra ga ngai nek ta lei adu na phani mayam sana de ba akhoi gi mama ma sa si adu gai ma akhoi ta sau su du mangai mama ma sa ma khoi ni gi mi chang yam sa ni aina asi pam na lak li ba si su ma ka law na ram ma tung da ni khang de dai ma yeng lu khuding da khoi dau sa pang sau ta sau ni ho phari si kari su khalu ra no horen ya na yum na khara ngan na halo aduga horen da gi ne tonga ning ta sa ro adu na phani da koi ma asum na hainara ba matung da arubi du masem ani gi manak ta muk sang khri masem ani du ga nok nok da na mahak wari sanari ho kadai da gi nugai ba no aina thoklak li ba se mirang mahum da gi ni mirang mahum da gi thoklak laga adu kyam na nan ba machi ma na mu hai re ina wa to mi di yum ga pan chi ba da gi yam nugai khra ba ma le da sak ku su kai se ngoro ka ngoro da na on thok na phajaram me adu bu di yum adu dai na lai ri do thabak man am ta subi ba zat na te da phamja sa tu na ne aina lai ri do yam phai na du dia phatra di kai no masi ta u phangja ge hai da na mangon di yum pali ni ho nungai lai ro ai gi wa di asum na ma khoi wari sanari asum tong na sak su tok ni arubi wakhal kaya ma khan ba lep di ima na hai ba du gum na kharanga na han khre aduga isau to ber kari nom tawraga ngasi ki numita tonga na chana ma tawrage kabok leidu masana pi ki manak da sanglak tu na amuk hai re hey nang mu chalu ne kharanga na han khrai ba na tro eisu wakhal khalami ni ma khandu na sum leiba na kaisu ka na ro yi ima na hai ba do madu otto madu na phani khoi ma kari gumma makoi ni sa de phu ba sei ba tawra ba mi thar goi ra ba su ima wa hekta kawhalo ima la ki hekta ima tawgi makoi ni sa gi punsi da panye de ti yet pa ya bra ima la hi sa gi khoi ma tangai ma phadra ba di na cha ima kawra ki phare thengi da bani chana ba tawro khoi ma kabok leina masanu pi gi mafam da wafam kaya ma insilami mama phata bi gi masanu pi ni haibada arubi su chap hek cha jai mase mana masing da chatle hai na hairam laga nganta na mahak mayum tam halami somdana langle na mama da hai ima na chai su phi sa ba khraura ge khali ina mana ma yu wangang sangang khuding da imai sa bu mirem thabam ta su de hai na haibada na chai di tabu ngamti ima gi langlen ima na changa se toina na ba hoba sida mapal thoktuna thabak suduna sel talu ba sungam de do ai su khagi nana masina imai sa bu kari su leitana khali haiba
ꯑꯗꯨꯗ ꯏꯃꯥ ꯐꯤ ꯁꯥꯔꯒꯦ ꯍꯥꯏꯅ ꯈꯜꯂꯤ ꯂꯪ ꯈꯔ ꯂꯩꯅꯕ ꯏꯃꯥꯅ ꯇꯥꯆꯧꯗ ꯁꯦꯜ ꯈꯔ ꯍꯥꯏꯕꯤꯌꯨ ꯑꯩ ꯀꯩꯊꯦꯜ ꯆꯠꯂꯒ ꯂꯩꯔꯨꯒꯦ ꯍꯣꯏ ꯍꯣꯏ ꯏꯃꯥꯅ ꯍꯦꯛꯇ ꯍꯥꯏꯕ ꯍꯥꯏꯗꯨꯅꯤ ꯁꯦꯜ ꯈꯔ ꯇꯥꯜꯂꯕꯗꯤ ꯏꯃꯥꯒ ꯑꯩꯒꯒꯤꯁꯨ ꯑꯁꯤꯅ ꯀꯣꯡ ꯈꯔꯗ ꯃꯦꯟꯅꯕ ꯌꯥꯔꯅꯤꯗꯅ ꯍꯣꯏ ꯍꯣꯏ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤ ꯑꯁꯨꯝꯅ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯑꯔꯨꯕꯤꯁꯨ ꯃꯌꯨꯝ ꯌꯧꯔꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯆꯪꯂꯛꯂꯤ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯆꯠ ꯀꯥꯈꯠꯂꯤ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯃꯃꯥꯒ ꯃꯆꯟꯅꯨꯄꯤꯒꯗ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏ ꯏꯃꯥ ꯂꯥꯡꯂꯦꯟ ꯑꯩ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ ꯂꯩꯃꯍꯜꯅ ꯍꯥꯏꯌꯨ ꯁꯨꯝꯗꯧꯕ ꯋꯥꯐꯝꯁꯦ ꯅꯃ ꯑꯣꯏꯅ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯕ ꯃꯇꯨꯡꯗ ꯍꯥꯏꯖꯕꯅꯤ ꯏꯃꯥ ꯍꯣꯏꯅ ꯋꯥꯈꯜ ꯂꯥꯟꯅꯁꯨ ꯈꯟꯕꯤꯒꯅꯨ ꯅꯪꯅ ꯍꯥꯏꯅꯤꯡꯕꯗꯣ ꯑꯗꯨꯝ ꯍꯦꯛꯇ ꯍꯥꯏꯌꯨ ꯂꯥꯡꯂꯦꯟ ꯃꯥꯗꯤ ꯃꯅꯝꯃꯅ ꯍꯥꯏꯔꯛꯀꯗꯧꯔꯤꯕ ꯋꯥꯁꯤ ꯑꯐ ꯅꯨꯡꯉꯥꯏꯒꯤ ꯋꯥ ꯑꯃꯗꯤ ꯑꯣꯏꯔꯣꯏ ꯍꯥꯏꯕꯁꯤ ꯑꯗꯨꯃꯛ ꯈꯪꯂꯤ ꯑꯔꯨꯕꯤꯅ ꯍꯥꯏ ꯍꯥꯟꯅꯁꯨ ꯍꯥꯏꯈ꯭ꯔꯕ ꯋꯥꯅꯤꯗ ꯁꯨꯝꯗꯧꯕ ꯉꯁꯤꯗꯒꯤ ꯃꯈꯣꯏ ꯇꯥꯆꯧꯒꯩꯒ ꯑꯩꯈꯣꯏꯅꯤ ꯇꯣꯉꯥꯟꯅ ꯆꯥꯔꯒꯦ ꯏꯃꯥꯒ ꯂꯥꯡꯂꯦꯟꯒ ꯑꯃ ꯇꯣꯉꯥꯟꯅ ꯆꯥꯕꯤꯔꯣ ꯁꯤ ꯍꯥꯏꯒꯦ ꯇꯧꯕꯅꯤꯗ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯐꯝꯗꯨꯅ ꯂꯩꯔꯝꯕ ꯂꯩꯃꯍꯜꯗꯨ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯃꯃꯧ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯍꯥꯏ ꯍꯩ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ ꯃꯗꯨꯕꯨ ꯍꯦꯛꯇ ꯍꯥꯏꯕ ꯌꯥꯕ ꯋꯥꯔꯣ ꯀꯩꯅꯣ ꯑꯩꯅ ꯍꯥꯏꯁꯦ ꯀꯔꯤ ꯑꯀꯥꯏꯕ ꯌꯥꯎꯔꯕꯒꯦ ꯉꯁꯤꯗꯒꯤ ꯑꯩꯈꯣꯏ ꯇꯣꯉꯥꯟꯅ ꯆꯥꯔꯒꯦ ꯍꯥꯏꯕ ꯁꯨꯃꯥꯏꯅ ꯁꯨꯝ ꯃꯤꯔꯦꯝꯅ ꯑꯩꯈꯣꯏꯒ ꯆꯥꯛꯈꯨꯝ ꯄꯨꯟꯗꯨꯅ ꯂꯩꯔꯕꯗꯤ ꯑꯩꯈꯣꯏ ꯆꯥꯎꯈꯠꯄ ꯑꯝꯇ ꯉꯝꯂꯔꯣꯏ ꯏꯃꯥ ꯍꯣꯏꯁꯨ ꯁꯥꯎꯕꯤꯅꯨ ꯂꯥꯡꯂꯦꯟ ꯍꯥꯏꯔꯦ ꯂꯩꯁꯥꯕꯤ ꯐꯥꯔꯕꯅꯤ ꯂꯩꯀꯥꯏꯒꯤ ꯂꯩꯁꯥꯕꯤꯁꯤꯡꯗꯣ ꯃꯥꯒꯤ ꯊꯣꯛꯄ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯅ ꯁꯨꯅꯗꯨꯅ ꯁꯦꯜ ꯇꯥꯟꯅꯩ ꯏꯃꯨꯡ ꯄꯨꯅꯩ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤꯅ ꯌꯨꯝ ꯑꯁꯤꯒꯤ ꯊꯕꯛ ꯈꯔ ꯇꯧꯔꯕꯅꯤꯗꯣ ꯍꯥꯏꯗꯅ ꯃꯨꯛꯇꯅ ꯂꯩꯈ꯭ꯔꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯕꯁꯦ ꯍꯌꯦꯡ ꯇꯨꯡꯗ ꯑꯀꯥꯏꯕ ꯀꯌꯥ ꯂꯥꯛꯀꯅꯤ ꯑꯗꯨꯅ ꯍꯥꯏꯖꯕꯅꯤ ꯏꯃꯧ ꯏꯕꯦꯝꯃ ꯅꯪ ꯋꯥꯈꯜ ꯃꯨꯟꯅ ꯑꯃꯨꯛꯇ ꯈꯜꯂꯨ ꯃꯤꯒꯤ ꯃꯃꯥꯡꯗ ꯐꯖꯗꯦ ꯑꯩꯈꯣꯏ ꯃꯔꯤ ꯈꯛꯇ ꯂꯩꯔꯒ ꯅꯈꯣꯏ ꯑꯅꯤꯅ ꯇꯣꯉꯥꯟꯅ ꯆꯥꯈꯤꯕ ꯍꯥꯏꯕꯁꯦ ꯐꯖꯗꯦꯀꯣ ꯑꯩꯁꯨ ꯍꯛꯆꯥꯡꯁꯦ ꯇꯣꯏꯅ ꯅꯥꯗꯨꯅ ꯊꯕꯛ ꯑꯃꯠꯇ ꯁꯨꯕ ꯉꯝꯕ ꯅꯠꯇꯦ ꯅꯆꯟ ꯍꯥꯏꯔꯦ ꯏꯃꯨꯡꯒꯤ ꯊꯕꯛꯁꯤꯡꯁꯦ ꯇꯧꯕꯗ ꯁꯦꯜ ꯊꯣꯛꯄ ꯌꯥꯕ ꯊꯕꯛ ꯑꯝꯇ ꯇꯧꯕ ꯉꯝꯗꯦ ꯏꯃꯥꯅ ꯍꯥꯏꯕꯤꯔꯤ ꯋꯥꯐꯝꯁꯤꯗꯤ ꯑꯩ ꯑꯁꯦ ꯌꯨꯝ ꯑꯁꯤꯒꯤ ꯊꯕꯛ ꯑꯝꯇ ꯇꯧꯗꯦ ꯁꯤꯔꯣ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯌꯨꯝꯁꯤꯒꯤ ꯊꯕꯛ ꯌꯥꯝꯅ ꯇꯧꯕꯤ ꯅꯆꯥꯅꯨꯄꯤꯁꯤꯒ ꯑꯣꯏꯅꯅꯦ ꯇꯣꯉꯥꯟꯅ ꯆꯥꯔꯣ ꯑꯩꯈꯣꯏꯁꯨ ꯇꯣꯉꯥꯟꯅ ꯆꯥꯒꯦ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯂꯣꯏꯅ ꯇꯧꯒꯦ ꯊꯨꯠ ꯂꯥꯎꯕ ꯊꯕꯛ ꯈꯔꯁꯤ ꯇꯧꯕꯒꯤꯗꯃꯛꯇ ꯑꯗꯨ ꯌꯧꯅ ꯄꯥꯛꯊꯪꯅꯗꯨꯅ ꯋꯥ ꯉꯥꯡꯂꯛꯀꯗꯕ ꯅꯠꯇꯦ ꯏꯃꯧꯅ ꯊꯕꯛ ꯑꯝꯇ ꯇꯧꯗꯦ ꯍꯥꯏꯕ ꯅꯠꯇꯦꯅꯦ ꯏꯃꯥꯅ ꯍꯥꯏꯔꯤꯕꯁꯤ ꯄꯨꯟꯅ ꯑꯗꯨꯃꯛ ꯆꯥꯛꯈꯨꯝ ꯑꯣꯏꯈꯤꯁꯤ ꯇꯣꯉꯥꯟꯅ ꯆꯥꯕ ꯍꯥꯏꯕꯗꯣ ꯇꯧꯒꯅꯨ ꯍꯥꯏꯕꯅꯤꯗ ꯍꯣꯏ ꯑꯩꯗꯤ ꯆꯥꯗꯧꯔꯤ ꯇꯣꯉꯥꯟꯅ ꯆꯥꯗꯧꯔꯤ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯀꯔꯤꯒꯤꯅꯣ ꯏꯃꯥꯅ ꯑꯁꯨꯛ ꯌꯥꯝꯅ ꯋꯥ ꯉꯥꯡꯕꯤꯔꯤꯕꯁꯤꯕꯣ ꯃꯁꯤꯗ ꯇꯨꯃꯤꯟꯅ ꯂꯩꯔꯝꯕ ꯂꯥꯡꯂꯦꯟꯅ ꯃꯅꯝꯃꯒꯤ ꯋꯥꯍꯩꯁꯤ ꯇꯥꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯅꯝꯃꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏ ꯇꯣꯉꯥꯟꯅ ꯆꯥꯕ ꯌꯥꯝꯅ ꯄꯥꯝꯂꯕ ꯅꯠꯇ꯭ꯔꯣ ꯏꯅꯝꯃ ꯇꯣꯉꯥꯟ ꯆꯥꯕ ꯌꯥꯝ ꯄꯥꯝꯅ ꯅꯠꯇ꯭ꯔꯕ ꯏꯅꯝꯃꯁꯦ ꯐꯩꯅ ꯆꯥꯖꯧꯅ ꯅꯪꯅ ꯉꯝꯂꯒꯅ ꯆꯥꯖꯧ ꯏꯅꯝꯃꯅ ꯇꯣꯉꯥꯟꯅ ꯆꯥꯈꯤꯕꯗ ꯑꯩꯈꯣꯏꯅ ꯀꯩꯁꯨ ꯑꯌꯦꯠ ꯑꯄꯟ ꯄꯤꯔꯣই ꯑꯗꯨꯕꯨ ꯏꯅꯝꯃ ꯇꯥꯆꯧꯅꯒ ꯐꯨ ꯂꯥꯛꯄ ꯇꯧꯔꯕꯗꯤ ꯑꯩꯈꯣꯏꯗꯒ ꯀꯟꯕꯤꯌꯨ ꯍꯥꯏꯅ ꯆꯦꯟꯁꯤꯜꯂꯛꯀꯅꯨꯀꯣ ꯀꯟꯕ ꯉꯝꯖꯔꯣꯏ ꯀꯔꯤ ꯇꯧꯕꯒꯤ ꯑꯩꯕꯨ ꯐꯨꯗꯣꯏꯕ ꯑꯩ ꯑꯁꯦ ꯅꯈꯣꯏ ꯇꯥꯆꯧꯅ ꯃꯊꯪ ꯑꯣꯏꯅꯅꯦ ꯌꯥꯝ ꯄꯥꯝꯖꯅ ꯂꯧꯔꯛꯈ꯭ꯔꯕ ꯃꯥꯅ ꯐꯨꯕꯒꯤ ꯋꯥꯗꯤ ꯊꯝꯕꯨ ꯊꯝꯈꯣꯠꯅꯤ ꯁꯦ ꯑꯩꯅ ꯍꯥꯏꯕ ꯈꯨꯗꯤꯡꯗ ꯂꯣꯏꯅꯅꯦ ꯃꯥꯅ ꯏꯟꯗꯣꯏꯁꯦ ꯌꯦꯡꯕ ꯇꯥꯔꯦꯗꯅ ꯈꯣꯡꯂ ꯈꯪꯕ ꯍꯥꯏꯗꯨꯅꯤ ꯆꯥꯖꯧ ꯉꯝꯅ ꯉꯝꯅꯕ ꯏꯃꯨꯡ ꯄꯥꯟꯅꯁꯤ ꯑꯩꯈꯣꯏꯁꯨ ꯃꯤꯅꯤ ꯀꯩꯅꯣ ꯏꯅꯝꯃꯒꯤ ꯆꯦꯡ ꯆꯥꯛ ꯈꯔ ꯆꯥꯕꯁꯤꯗꯤ ꯑꯗꯨꯛ ꯂꯩꯃꯤꯟꯅꯕꯒꯤ ꯆꯥꯕꯤꯕꯅꯤ ꯆꯥꯕꯤꯔꯣꯏ ꯉꯁꯤꯗꯒꯤ ꯑꯃꯠꯇ ꯍꯣ ꯐꯔꯦ ꯆꯥꯕꯤꯔꯨꯅꯨ ꯆꯥꯒꯅꯨ ꯍꯥꯏꯔꯤꯕꯅꯤꯅꯦ ꯑꯩꯗꯤ ꯄꯤꯁꯨ ꯄꯤꯖꯔꯣꯏ ꯆꯦꯡ ꯃꯔꯨ ꯑꯃ ꯐꯥꯎꯕ ꯑꯩꯅꯅꯦ ꯅꯈꯣꯏ ꯅꯃꯥ ꯅꯆꯥꯗ ꯄꯤꯖꯒꯗꯕ ꯂꯩꯇꯦ ꯅꯃꯥ ꯅꯆꯥ ꯅꯈꯣꯏꯅꯤ ꯀꯔꯤ ꯆꯥꯔꯒ ꯂꯩꯒꯦ ꯌꯦꯡꯒꯦꯕ ꯍꯣꯏ ꯏꯈꯨꯠ ꯄꯥꯟꯖꯩꯌꯦ ꯇꯨ ꯏꯈꯨꯠ ꯑꯅꯤ ꯄꯥꯜꯂꯤꯌꯦ ꯃꯁꯤꯅꯅꯦ ꯁꯨ ꯅꯣꯝꯗꯨꯅ ꯆꯥꯗꯧꯔꯤꯕ ꯐꯩꯅ ꯆꯥꯎ ꯄꯣꯠꯅꯥꯝꯇꯗꯤ ꯅꯤꯔꯛꯀꯅꯨꯀꯣ ꯅꯤꯔꯛꯀꯅꯨ ꯍꯥꯏꯔꯤꯕꯁꯤꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯑꯔꯨꯕꯤꯗꯨ ꯏꯃꯨꯡꯗ ꯊꯨꯅ ꯆꯪꯈ꯭ꯔꯦ ꯂꯥꯡꯂꯦꯟꯅ ꯃꯅꯝꯃꯒꯤ ꯃꯇꯨꯡꯗ ꯂꯥꯎꯍꯧꯏ ꯍꯣ ꯅꯤꯔꯣꯏꯌꯦ ꯍꯤꯡꯆꯥꯕꯤ ꯅꯉꯣꯟꯗꯒꯤ ꯅꯤꯔꯒ ꯄꯣꯠꯅꯥꯝꯇ ꯆꯥꯖꯔꯣꯏ ꯂꯩꯃꯥꯜꯅ ꯃꯆꯥꯅꯨꯄꯤꯕꯨ ꯌꯦꯡꯗꯨꯅ ꯃꯈꯣꯜ ꯑꯗꯨ ꯈꯔ ꯇꯞꯅ ꯍꯥꯏ ꯕꯦꯝꯃ ꯇꯣꯛꯂꯨ ꯃꯈꯥ ꯇꯥꯔꯅꯨ ꯏꯃꯥ ꯇꯥꯕ ꯉꯝꯗꯔꯦ ꯏꯃꯥ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯗ ꯃꯥꯅ ꯉꯥꯡꯅꯤꯡꯕꯗ ꯉꯥꯡꯕ ꯍꯧꯖꯤꯛꯄꯨ ꯑꯩꯈꯣꯏꯕꯨ ꯇꯣꯉꯥꯟ ꯆꯥꯎ ꯀꯥꯏꯅ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ ꯃꯥꯒꯤ ꯃꯆꯦꯡ ꯆꯥꯗꯨꯅ ꯍꯤꯡꯂꯨꯔꯕꯅꯤꯅ ꯃꯈꯣꯏꯒꯤ ꯃꯈꯥ ꯊꯥꯕ ꯇꯥꯔꯦꯗꯅ ꯀꯩꯅꯣ ꯏꯃꯥꯅ ꯍꯥꯏꯗꯨꯕꯣ ꯇꯥꯆꯧꯁꯦ ꯏꯃꯥꯅ ꯍꯦꯛ ꯄꯣꯛꯆꯕ ꯅꯆꯥ ꯅꯠꯇꯕ꯭ꯔꯣ ꯃꯁꯥꯒꯤ ꯃꯔꯜ ꯆꯥꯕ ꯍꯥꯏꯕꯁꯤꯕꯨ ꯃꯤꯒꯤ ꯃꯆꯦꯡ ꯆꯥꯕꯅꯤ ꯍꯥꯏꯒꯗ꯭ꯔꯥ ꯏꯃꯥ ꯏꯅꯝꯃꯁꯦ ꯃꯕꯨꯛ ꯌꯥꯝ ꯐꯠꯇꯦ ꯇꯥꯆꯧꯅ ꯑꯃꯨꯛꯇꯪ ꯃꯅꯝꯁꯦ ꯇꯠꯄ ꯃꯈꯩ ꯐꯨꯔꯕꯗꯤ ꯐꯒꯗꯧꯅꯤ ꯍꯩ ꯑꯗꯨꯝꯅ ꯍꯥꯏꯍꯩꯗꯦꯅꯦ ꯅꯪꯕꯣ ꯑꯩ ꯌꯥꯝꯅ ꯄꯦꯟꯗꯦꯗ
ꯑꯩꯈꯣꯏ ꯇꯥꯆꯧꯗꯣ ꯌꯨꯝꯗ ꯍꯟꯍꯜꯂꯛꯈꯤꯁꯅꯣꯕ ꯑꯩꯅꯁꯨ ꯄꯥꯎ ꯂꯣꯏꯅ ꯇꯝꯒꯅꯤ ꯇꯥꯆꯧꯅ ꯏꯅꯝꯃꯒꯤ ꯈꯟꯕ꯭ꯔꯥ ꯏꯃꯥꯒ ꯃꯆꯜ ꯑꯩꯒꯤꯗꯃꯛ ꯈꯟꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯌꯦꯡꯒꯦꯕ ꯌꯥꯔꯦ ꯌꯥꯔꯦ ꯇꯣꯛ ꯃꯈꯥ ꯇꯥꯔꯅꯨ ꯂꯥꯡꯂꯦꯟꯗꯣ ꯌꯥꯝ ꯁꯥꯎꯅꯤꯡꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯂꯩꯃꯍꯜꯅ ꯃꯊꯃꯣꯏ ꯁꯣꯛꯅ ꯍꯥꯏꯖꯩ ꯏꯃꯧ ꯐꯪꯂꯒ ꯅꯨꯡꯉꯥꯏꯅ ꯂꯩꯒꯅꯤ ꯍꯥꯏꯅ ꯈꯜꯂꯨꯕ ꯄꯨꯝꯅꯃꯛ ꯃꯪꯂꯥꯟ ꯑꯣꯏꯗꯨꯅ ꯇꯣꯛꯂꯦ ꯑꯩꯒꯤ ꯂꯥꯏꯕꯛ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯃꯤꯒꯤ ꯃꯃꯧꯁꯤꯡꯅ ꯀꯌꯥꯗ ꯃꯕꯨꯛ ꯃꯄꯥꯎ ꯐꯅꯔꯤꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤꯅ ꯀꯗꯥꯏ ꯍꯦ ꯏꯁꯣꯔ ꯑꯩꯒꯤ ꯏꯃꯧꯁꯦ ꯑꯃꯨꯛꯇ ꯋꯥꯈꯜ ꯇꯥꯍꯟꯕꯤꯔꯛꯎꯒꯕ ꯆꯥꯛꯈꯨꯝꯗꯒꯤ ꯍꯣꯟꯕ ꯌꯥꯕ ꯃꯄꯣꯠ ꯃꯆꯩꯁꯤꯡ ꯑꯔꯨꯕꯤꯅ ꯍꯣꯟꯗꯣꯛꯏ ꯃꯆꯤꯜ ꯑꯗꯨꯗꯅ ꯑꯁꯨꯝꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯀꯔꯤꯒꯤ ꯆꯥꯛꯈꯨꯝ ꯄꯨꯟꯕ ꯌꯦꯡꯒꯦꯕ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤꯁꯦ ꯀꯔꯤ ꯆꯥꯔꯒ ꯂꯩꯕꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯒꯦꯕ ꯑꯁꯨꯛ ꯌꯥꯝ ꯁꯛꯇꯥ ꯅꯨꯡꯁꯤꯗꯕ ꯑꯉꯥꯡꯅꯤꯅ ꯑꯩꯉꯣꯟꯗ ꯐꯥꯎꯕ ꯑꯃꯨꯛꯈꯛꯇꯅ ꯃꯆꯤꯜ ꯈꯨꯝꯕ ꯉꯝꯃꯤꯅꯦ ꯌꯦꯡꯉꯣ ꯑꯩꯉꯣꯟꯗ ꯄꯣꯠ ꯑꯃꯇ ꯅꯤꯔꯣꯕ ꯑꯩ ꯇꯧꯒꯦꯕ ꯂꯥꯡꯂꯦꯟꯁꯨ ꯃꯅ ꯆꯥꯛꯈꯨꯝꯗꯒꯤ ꯄꯣꯠ ꯆꯩ ꯍꯣꯟꯗꯣꯛꯂꯤꯕꯗꯨ ꯃꯍꯥꯛꯁꯨ ꯎꯏ ꯑꯗꯨꯕꯨ ꯃꯍꯥꯛ ꯀꯔꯤꯁꯨ ꯍꯥꯏꯔꯨꯗꯦ ꯌꯦꯡꯗꯨꯅ ꯑꯣꯏꯅ ꯃꯔꯩ ꯊꯣꯛꯏ ꯑꯁꯨꯝꯅ ꯃꯝꯁꯤꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯈꯣꯝꯕꯁꯨ ꯊꯕꯛ ꯁꯨꯕ ꯆꯠꯂꯨꯕꯗꯨ ꯍꯜꯂꯛꯏ ꯃꯌꯨꯝ ꯌꯧꯔꯗꯨꯅ ꯃꯪꯒꯣꯜ ꯑꯗꯨꯗ ꯀꯥꯈꯠꯂꯤ ꯑꯗꯨꯒ ꯏꯃꯨꯡꯗ ꯆꯪꯏ ꯃꯃꯥꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯃꯃꯥꯕꯨ ꯀꯧꯏ ꯏꯃꯥ ꯏꯃꯥ ꯆꯪꯁꯤꯜꯂꯤ ꯃꯃꯥꯒꯤ ꯐꯃꯨꯡ ꯑꯗꯨꯗ ꯃꯃꯥꯒ ꯃꯆꯥꯅꯨꯄꯤꯒꯅ ꯃꯃꯥꯏ ꯂꯨꯞꯊꯗꯨꯅ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯏ ꯃꯗꯨꯗ ꯍꯪꯏ ꯏꯃꯥ ꯑꯕꯦꯝ ꯀꯩꯗꯧꯅꯔꯒꯦ ꯅꯈꯣꯏꯅꯤꯕꯣ ꯂꯥꯡꯂꯦꯟ ꯃꯃꯥꯏ ꯃꯃꯤꯠ ꯏꯃꯛꯃꯛꯁꯤꯅ ꯂꯣꯟꯈꯠꯂꯛꯏ ꯑꯗꯨꯒ ꯃꯕꯨꯡꯗ ꯑꯁꯨꯝꯅ ꯍꯥꯏ ꯇꯥꯆꯧ ꯏꯃꯥꯁꯤ ꯌꯥꯝꯅ ꯀꯞꯂꯤ ꯏꯃꯥꯕꯨ ꯀꯞꯄ ꯑꯩ ꯊꯦꯝꯂꯝꯂꯤꯕꯅꯤ ꯏ ꯀꯔꯤꯒꯤ ꯏꯃꯥꯗꯤ ꯀꯞꯂꯤꯕ ꯉꯁꯥꯏ ꯅꯨꯡꯊꯤꯜꯗ ꯏꯅꯝꯃꯅ ꯏꯃꯥꯒ ꯑꯩꯈꯣꯏꯅꯤꯕꯨ ꯇꯣꯉꯥꯟꯅ ꯆꯥꯔꯣꯏ ꯍꯥꯏꯅ ꯍꯥꯏꯔꯤꯕ ꯌꯥꯝꯅ ꯊꯨꯅ ꯀꯩꯅꯣ ꯃꯌꯥꯝ ꯑꯃꯁꯨ ꯍꯥꯏ ꯃꯗꯨꯗ ꯏꯃꯥꯁꯦ ꯃꯄꯨꯛꯅꯤꯡ ꯌꯥꯝ ꯅꯨꯡꯁꯤꯈ꯭ꯔꯦ ꯀꯔꯤ ꯅꯅꯝꯃꯅ ꯑꯗꯨꯃꯛ ꯍꯥꯏꯕ꯭ꯔꯥ ꯍꯥꯏꯔꯤꯕꯅꯤ ꯇꯥꯆꯧ ꯑꯩꯈꯣꯏꯕꯨ ꯉꯁꯤꯗꯒꯤ ꯇꯣꯈꯥꯏꯅ ꯆꯥꯒꯗꯕꯅꯤ ꯅꯈꯣꯏꯗ ꯄꯣꯠꯅꯥꯝꯇ ꯅꯤꯔꯛꯄ ꯌꯥꯔꯣꯏ ꯍꯥꯏꯅ ꯍꯥꯏꯔꯤꯕꯅꯤ ꯋꯥꯐꯝꯁꯤ ꯇꯥꯕꯗ ꯈꯣꯝꯕ ꯃꯍꯥꯛ ꯐ꯭ꯔꯪ ꯁꯥꯎꯒꯠꯂꯤ ꯀꯌꯥꯗ ꯃꯕꯨꯛꯆꯦꯜ ꯄꯤꯛꯂꯤꯕ ꯅꯨꯄꯤꯅ ꯌꯦꯡꯉꯨꯅꯤ ꯃꯥꯁꯤꯕꯨ ꯀꯔꯝꯍꯥꯏꯅ ꯉꯥꯡꯅꯔꯁꯤꯒꯦ ꯑꯁꯨꯛ ꯃꯕꯨꯛꯆꯦꯜ ꯄꯤꯛꯄ ꯂꯥꯡꯂꯦꯟꯅ ꯋꯥ ꯑꯃꯨꯛ ꯇꯥꯊꯩ ꯇꯥꯆꯧ ꯏꯅꯝꯃꯅ ꯆꯥꯛꯈꯨꯝꯗꯒꯤ ꯃꯥꯒꯤ ꯃꯄꯣꯠꯁꯤꯡꯁꯨ ꯉꯁꯥꯏ ꯅꯨꯡꯊꯤꯜ ꯂꯣꯏꯅ ꯑꯩꯈꯣꯏꯒꯤ ꯀꯥꯗ ꯍꯣꯟꯖꯤꯟꯈ꯭ꯔꯦ ꯇꯁꯦꯡꯅ ꯏꯃꯥ ꯏꯆꯥꯕꯨ ꯏꯟꯊꯣꯛꯄꯤꯔꯦ ꯃꯍꯥꯛ ꯏꯅꯝꯃꯒꯤ ꯃꯇꯧꯁꯦ ꯑꯩ ꯌꯥꯝꯅ ꯄꯦꯟꯗꯦ ꯏꯃꯥꯁꯤꯅ ꯀꯞꯂꯒ ꯃꯥꯅ ꯍꯔꯥꯎꯏ ꯈꯣꯝꯕꯅ ꯁꯥꯎꯅ ꯐꯩ ꯃꯥꯅ ꯍꯦꯛꯇ ꯑꯗꯨꯝꯅ ꯇꯧꯕ ꯌꯥꯕ꯭ꯔꯣ ꯑꯩ ꯇꯧꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯣꯝꯕ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯃꯈꯣꯏꯒꯤ ꯀꯥ ꯇꯝꯅ ꯆꯠꯂꯤ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯀꯧꯏ ꯑꯔꯨꯕꯤ ꯑꯔꯨꯕꯤ ꯑꯔꯨꯕꯤꯅ ꯑꯩ ꯁꯤꯗ ꯂꯩꯌꯦ ꯀꯥꯗꯨꯗ ꯊꯥꯡꯖꯤꯟꯗꯨꯅ ꯂꯩꯔꯝꯂꯤꯕ ꯆꯥꯛꯈꯨꯝꯒꯤ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨꯁꯨ ꯃꯍꯥꯛ ꯎꯏ ꯃꯍꯥꯛꯅ ꯃꯗꯨꯗ ꯃꯈꯨꯠꯅ ꯊꯤꯟꯗꯨꯅ ꯍꯥꯏ ꯅꯪꯅ ꯃꯁꯤꯗ ꯆꯥꯛꯈꯨꯝꯒꯤ ꯄꯣꯠꯂꯝꯁꯤꯡ ꯂꯣꯏ ꯊꯥꯡꯖꯤꯟꯗꯨꯅ ꯊꯝꯂꯤꯕꯁꯤꯕꯨ ꯅꯠꯇꯦ ꯀꯔꯤꯒꯤꯅꯣ ꯁꯤꯕꯨ ꯉꯁꯤꯗꯒꯤ ꯑꯩꯈꯣꯏꯅꯤ ꯇꯣꯉꯥꯟꯅ ꯆꯥꯔꯗꯕꯅꯤ ꯀꯔꯤꯒꯤ ꯇꯣꯉꯥꯟꯅ ꯆꯥꯒꯗꯧꯔꯤꯕ ꯀꯩꯅꯣ ꯃꯈꯣꯏꯒ ꯑꯗꯨꯝ ꯆꯥꯛꯈꯨꯝ ꯄꯨꯟꯅ ꯂꯩꯔꯕꯗꯤ ꯑꯩꯈꯣꯏꯗꯤ ꯀꯔꯝꯕ ꯃꯇꯝꯗ ꯆꯥꯎꯈꯠꯄ ꯉꯝꯒꯗꯧꯔꯤꯕ ꯑꯩ ꯄꯥꯝꯗꯦ ꯃꯈꯣꯏꯒ ꯑꯗꯨꯝ ꯆꯨꯔ ꯂꯩꯁꯤꯟꯅ ꯂꯩꯕꯁꯦ ꯑꯩ ꯁꯨꯛꯄꯥꯝ ꯄꯥꯝꯗꯦꯕ ꯍꯩ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯨ ꯀꯔꯤꯅꯣ ꯃꯈꯣꯏꯁꯤ ꯀꯅꯥꯅꯣ ꯍꯣ ꯃꯈꯣꯏꯁꯦ ꯌꯨꯝ ꯑꯁꯤꯒꯤ ꯃꯤꯔꯦꯝ ꯉꯥꯛꯇꯅꯦ ꯃꯤꯔꯦꯝ ꯃꯈꯣꯏꯕꯨ ꯁꯨꯝ ꯆꯥꯕ ꯊꯥꯛꯇꯨ ꯂꯩꯒꯗ꯭ꯔꯣ ꯃꯈꯣꯏꯅꯤ ꯇꯣꯉꯥꯟꯅ ꯆꯥꯖꯔꯕꯗꯤ ꯆꯔꯥ ꯍꯦꯟꯗꯅꯕ ꯍꯣꯠꯅꯕꯗꯅꯦ ꯁꯣꯏꯗꯅ ꯊꯕꯛ ꯁꯨꯔꯅꯤꯗꯅ ꯑꯩꯅ ꯁꯤꯜꯂꯤꯕꯁꯦ ꯃꯈꯣꯏꯅꯤꯒꯤꯁꯨ ꯐꯅꯅꯕꯅꯤ ꯀꯔꯤꯒꯤ ꯐꯕ ꯑꯁꯨꯛ ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯅꯨꯄꯤ ꯃꯅꯦꯝ ꯃꯆꯜꯕꯨ ꯅꯨꯡꯁꯤꯕ ꯉꯝꯗꯕ ꯅꯪꯇ ꯐꯨꯔꯒ ꯂꯣꯏꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯠ ꯆꯪꯁꯤꯟꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯍꯦꯛꯇ ꯐꯨꯔꯝꯃꯤ ꯑꯔꯨꯕꯤꯅ ꯀꯩꯅꯣ ꯅꯨꯄꯥ ꯈꯨꯠꯁꯥ ꯍꯦꯛꯇ ꯌꯥꯎꯔꯤꯕꯁꯤꯕꯣ ꯑꯌꯣ ꯅꯥꯏ ꯍꯥꯏꯕꯅꯦ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯄꯨꯛꯆꯦꯜ ꯄꯤꯛꯄꯤ ꯅꯨꯄꯤ ꯅꯪꯗꯤ ꯏꯈꯨꯠꯁꯦ ꯄꯦꯟꯅ ꯐꯨꯔꯒ ꯐꯒꯗꯕꯅꯤ ꯀꯔꯤꯒꯤ ꯅꯥꯕ ꯅꯪ ꯇꯣꯉꯥꯟ ꯆꯥꯕ ꯌꯥꯝ ꯄꯥꯝꯕ꯭ꯔꯥ ꯑꯔꯨꯕꯤꯕꯨ ꯐꯨꯔꯦ ꯂꯩꯃꯍꯜꯅ ꯃꯆꯥꯅꯨꯄꯤꯗ ꯍꯥꯏꯖꯩ ꯕꯦꯝꯃ ꯅꯕꯨꯡ ꯑꯁꯦ ꯑꯃꯨꯛꯇ ꯈꯥꯝꯂꯨꯁꯨꯅꯦ ꯅꯅꯝꯃꯁꯦ ꯐꯨꯕꯗ ꯌꯥꯔꯔꯣꯏ ꯏꯃꯥ ꯆꯩꯁꯦ ꯆꯥꯖꯒꯦ ꯍꯥꯏꯗꯅ ꯃꯥꯅ ꯁꯤꯟꯕ ꯅꯠꯇ꯭ꯔꯣ ꯆꯥꯖꯁꯅꯤ ꯆꯩꯐꯨ ꯆꯩꯅꯥ ꯈꯪꯂꯕ ꯀꯥꯟꯗꯅꯦ ꯃꯔꯥꯏꯅ ꯋꯥꯈꯜ ꯇꯥꯖꯔꯛꯀꯅꯤ ꯍꯩ ꯋꯥ ꯊꯣꯛꯄ ꯁꯣꯏꯗ꯭ꯔꯤꯅꯦ ꯅꯪꯕꯨ ꯑꯃꯨꯛꯇ ꯈꯥꯝꯂꯨꯁꯨ ꯀꯔꯤꯒꯤ ꯈꯥꯝꯕꯅꯣ ꯏꯃꯥ ꯑꯁꯨꯛ ꯐꯠꯇꯕ ꯅꯨꯄꯤꯁꯤꯗꯤ ꯆꯩ ꯈꯔ ꯌꯥꯝꯅ ꯆꯥꯔꯒ ꯐꯒꯗꯕꯅꯤ ꯈꯔ ꯌꯥꯝ ꯐꯨꯖꯁꯅꯨ ꯈꯣꯝꯕꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯆꯩꯁꯤꯡ ꯈꯪꯗꯅ ꯐꯨꯔꯦ ꯑꯔꯨꯕꯤ ꯃꯍꯥꯛ ꯌꯥꯝꯅ ꯁꯥꯎꯔꯤ ꯃꯈꯨꯠ ꯍꯟꯕꯗꯤ ꯉꯝꯗ ꯍꯥꯏꯖꯩ ꯐꯩ ꯅꯪꯅ ꯉꯝꯃꯤ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯐꯨꯕ ꯍꯌꯦꯡꯃꯛ ꯏꯃꯥ ꯀꯧꯒꯅꯤ ꯑꯗꯨꯒ ꯑꯩꯅ ꯀꯔꯤ ꯇꯧꯕꯒꯦ ꯍꯥꯏꯕꯗꯣ ꯑꯃꯨꯛ ꯌꯦꯡꯉꯨ ꯅꯪꯅ ꯀꯔꯤ ꯇꯧꯗꯣꯏꯕ ꯍꯥ ꯅꯪꯅ ꯀꯔꯤ ꯇꯧꯗꯣꯏꯅꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯑꯃꯨꯛꯀ ꯐꯨꯖꯤꯜꯂꯤ ꯆꯩꯅꯥ ꯀꯌా ꯐꯪꯂꯤ ꯑꯔꯨꯕꯤ ꯃꯍꯥꯛ ꯃꯄꯤꯁꯨ ꯀꯌꯥ ꯑꯃ ꯁꯤꯟꯊꯔꯦ ꯃꯍꯥꯛ ꯃꯊꯟꯇ ꯃꯊꯃꯣꯏꯅꯨꯡꯗ ꯍꯥꯏꯖꯩ ꯈꯪꯂꯤꯕ ꯑꯩꯕꯨ ꯁꯨꯝꯅ ꯁꯥ ꯁꯟ ꯐꯨꯕꯗꯧꯅ ꯐꯨꯕ
ꯑꯩꯅ ꯂꯦꯞꯅ ꯈꯛ ꯊꯥꯔꯣꯏ ꯍꯌꯦꯡꯃꯛ ꯑꯩꯅ ꯏꯃꯥ ꯀꯧꯒꯅꯤ ꯑꯁꯨꯛ ꯎꯁꯤꯠꯇꯕ ꯑꯩꯕꯨ ꯑꯁꯤ ꯌꯧꯅ ꯐꯨꯕ ꯑꯌꯣ ꯑꯅꯥ ꯆꯩꯅꯥꯗꯨꯕꯨ ꯈꯥꯡꯗꯨꯅ ꯃꯍꯥꯛ ꯑꯍꯤꯡ ꯑꯗꯨꯃ ꯂꯦꯜꯂꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯈꯣꯡꯕꯁꯨ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯒꯤ ꯑꯁꯥꯎꯕꯒꯤ ꯃꯅꯤꯜ ꯂꯩꯕꯗꯨꯅ ꯅꯨꯃꯤꯠ ꯑꯗꯨꯃ ꯊꯕꯛ ꯆꯠꯂꯔꯣꯏꯒꯦ ꯍꯥꯏꯅ ꯃꯍꯥꯛ ꯂꯦꯞꯊꯣꯛꯂꯤ ꯃꯃꯥ ꯑꯃꯗꯤ ꯃꯆꯟꯅꯨꯄꯤꯒ ꯃꯈꯣꯏ ꯑꯍꯨꯝ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯑꯔꯨꯕꯤꯒꯤ ꯃꯃꯥ ꯑꯣꯏꯔꯤꯕ ꯀꯕꯣꯛꯂꯩꯗꯨ ꯌꯥꯝꯅ ꯐꯤꯡꯂꯞꯅ ꯃꯆꯥꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯃꯄꯥꯟ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯀꯧꯏ ꯚꯦꯃꯥ ꯑꯔꯨꯕꯤ ꯍꯩ ꯏꯃꯥ ꯂꯥꯛꯑꯦ ꯃꯄꯥꯟꯗ ꯑꯝꯇ ꯊꯣꯛꯂꯛꯑꯣ ꯃꯃꯥꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤ ꯇꯥꯕꯗ ꯑꯔꯨꯕꯤꯁꯨ ꯃꯄꯥꯟꯗ ꯆꯠꯊꯣꯛꯂꯛꯏ ꯏꯃꯥ ꯃꯥꯒꯤ ꯃꯃꯥꯅ ꯑꯗꯨꯝ ꯂꯥꯛꯄꯗꯨꯗ ꯃꯍꯥꯛ ꯍꯔꯥꯎꯖꯩ ꯏꯃꯨꯡꯗ ꯆꯪꯁꯤꯃ ꯏꯃꯥꯅꯦ ꯏꯃꯨꯡꯗꯒ ꯆꯪꯅꯤꯡꯗꯦ ꯍꯩ ꯅꯈꯣꯏꯒꯤ ꯅꯃꯥꯗꯣ ꯂꯩꯕ꯭ꯔꯥ ꯀꯧꯊꯣꯔꯛꯎ ꯈꯣꯏ ꯏꯃꯥ ꯑꯔꯨꯕꯤꯅ ꯃꯃꯥꯕꯨ ꯀꯧꯏ ꯍꯣꯏ ꯏꯃꯥ ꯃꯄꯥꯟꯗ ꯑꯝꯇ ꯊꯣꯛꯄꯤꯔꯣ ꯏꯃꯥ ꯂꯥꯛꯑꯦ ꯏꯃꯨꯡꯗꯒꯤ ꯂꯩꯃꯍꯜꯅ ꯃꯥꯡ ꯊꯥꯗꯨꯅ ꯃꯆꯥꯅꯨꯄꯤꯅ ꯇꯨꯡꯗ ꯊꯣꯛꯂꯛꯏ ꯂꯩꯃꯍꯜꯅ ꯏꯅꯝꯃ ꯂꯥꯛꯄꯤꯔꯦ ꯃꯪꯒꯣꯜꯗ ꯐꯝꯁꯤ ꯕꯦꯃꯥ ꯐꯝꯅꯕ ꯐꯤꯗꯥ ꯑꯝꯇ ꯂꯧꯊꯣꯛꯎꯁꯣ ꯃꯁꯤꯗ ꯀꯕꯣꯛꯂꯩꯅ ꯌꯥꯔꯅꯤ ꯃꯐꯝ ꯑꯁꯤꯗ ꯑꯩ ꯐꯝꯒꯦ ꯍꯥꯏꯅ ꯂꯥꯛꯄꯁꯨ ꯅꯠꯇꯦ ꯋꯥꯔꯤ ꯁꯥꯒꯦ ꯂꯥꯛꯄꯅꯤ ꯌꯥꯅꯤ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯅꯆꯥꯅꯨꯄꯥ ꯑꯁꯤꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯤꯕꯨ ꯌꯥꯝ ꯁꯥꯊꯤꯅ ꯐꯨꯕꯤꯔ ꯃꯥꯜꯂꯦꯅꯦ ꯅꯈꯣꯏꯗꯒ ꯑꯃꯇ ꯈꯥꯝꯗꯣꯛꯇ꯭ꯔ ꯃꯥꯜꯂꯦ ꯑꯩꯒꯤ ꯏꯆꯥꯁꯤꯅ ꯃꯐꯝ ꯑꯁꯤ ꯂꯨꯍꯣꯡꯈ꯭ꯔꯤꯕꯁꯤꯕꯨ ꯅꯈꯣꯏꯅ ꯐꯨꯅꯕ꯭ꯔꯣ ꯏꯆꯥꯁꯦ ꯅꯈꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯑꯣꯠꯄꯤꯗꯨꯅ ꯂꯩꯔꯦꯅꯦ ꯍꯥ ꯏꯅꯝꯃ ꯋꯥꯍꯩꯗꯨ ꯑꯣꯟꯅꯔꯦ ꯑꯩꯈꯣꯏ ꯑꯗꯨꯒꯨꯝꯅ ꯇꯧꯈꯤꯕ ꯂꯩꯇꯦ ꯍꯥꯏꯕꯨ ꯀꯩꯅꯣ ꯉꯔꯥꯡꯇ ꯅꯆꯥꯅꯨꯄꯥꯁꯤꯅ ꯏꯆꯥꯁꯤ ꯐꯨꯔꯤꯕ ꯅꯠꯇ꯭ꯔꯣ ꯃꯗꯨ ꯈꯪꯗꯦ ꯍꯥꯏꯒꯦ ꯍꯥꯏꯕ꯭ꯔꯣ ꯍꯥ ꯃꯗꯨ ꯈꯪꯗꯦꯅ ꯆꯤꯟꯒꯦ ꯍꯥꯏꯔꯤꯕ꯭ꯔꯕ ꯃꯁꯤꯗ ꯈꯣꯝꯕꯅ ꯑꯁꯨꯝꯅ ꯍꯥꯏ ꯏꯃꯥ ꯑꯔꯨꯕꯤꯁꯦ ꯄꯨꯛꯆꯦꯜ ꯌꯥꯝꯅ ꯄꯤꯛꯏ ꯃꯥꯒꯤ ꯃꯐꯝꯗ ꯃꯤꯅꯨꯡꯁꯤ ꯍꯥꯏꯕꯗꯨꯃ ꯂꯩꯇꯦ ꯏꯃꯥ ꯑꯃꯗꯤ ꯏꯆꯜꯕꯨ ꯃꯥꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯌꯦꯛꯅꯕ ꯑꯃꯒꯨꯝꯅ ꯈꯜꯂꯤ ꯍꯣꯏ ꯕꯨꯡꯉꯣ ꯅꯃꯥ ꯑꯁꯤꯒ ꯅꯆꯟꯅꯨꯄꯤ ꯑꯁꯤꯒꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯤ ꯌꯦꯡꯂꯤ ꯃꯤꯠꯌꯦꯡꯁꯤꯗꯤ ꯅꯪꯗꯤ ꯈꯪꯗꯕ꯭ꯔꯥ ꯏꯃꯥ ꯅꯃꯥ ꯑꯁꯤꯒ ꯅꯆꯟꯅꯨꯄꯤꯒꯅ ꯍꯥꯏꯕ ꯋꯥ ꯈꯛꯇꯅꯤ ꯅꯪꯅ ꯏꯜꯂꯤꯕꯁꯤ ꯑꯗꯨꯒ ꯏꯆꯥꯅꯨꯄꯤ ꯑꯁꯤꯕꯨꯅ ꯅꯪꯅ ꯁꯥ ꯁꯟ ꯐꯨꯕꯒꯨꯝꯅ ꯐꯨꯕ ꯃꯃꯥꯒꯤ ꯊꯃꯣꯏꯁꯦ ꯈꯥꯡꯕ ꯉꯝꯗꯤꯌꯦ ꯏꯃꯥ ꯁꯤꯗꯤ ꯃꯥ ꯃꯁꯥꯅ ꯇꯧꯕꯅ ꯃꯁꯥꯅ ꯐꯪꯖꯕ ꯍꯥꯏꯗꯨꯅꯤ ꯃꯥꯅ ꯑꯩꯉꯣꯟꯗ ꯇꯣꯉꯥꯟꯅ ꯆꯥꯕꯒꯤ ꯋꯥ ꯍꯥꯏ ꯃꯗꯨ ꯑꯩ ꯌꯥꯗꯦ ꯑꯩꯅ ꯌꯥꯗꯦ ꯍꯥꯏꯔꯕꯃꯛꯇꯗ ꯃꯥꯅ ꯉꯔꯥꯡꯁꯦ ꯆꯥꯛꯈꯨꯝꯗꯒꯤ ꯄꯣꯠ ꯆꯩ ꯄꯨꯝꯅꯃꯛ ꯊꯥꯡꯗꯣꯛꯇꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯗ ꯑꯩꯅ ꯁꯥꯎꯗꯨꯅ ꯃꯥꯕꯨ ꯐꯨꯕꯅꯤ ꯃꯁꯤꯗꯤ ꯑꯩꯒꯤ ꯅꯨꯄꯤ ꯋꯥꯔꯛꯄꯅꯤ ꯏꯆꯥꯁꯤꯅ ꯍꯥꯏꯕ ꯋꯥꯗ ꯀꯔꯤ ꯑꯔꯥꯟꯕ ꯌꯥꯎꯕꯒꯦ ꯃꯃꯥ ꯃꯆꯥ ꯃꯤꯔꯦꯝ ꯑꯁꯤꯕꯨ ꯊꯥꯛꯇꯨꯅ ꯑꯗꯨꯝ ꯂꯩꯕꯗ ꯏꯆꯥꯁꯤ ꯋꯥꯔꯦ ꯃꯈꯣꯏꯅ ꯑꯁꯨꯛ ꯌꯥꯝ ꯐꯠꯇ꯭ꯔꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯏꯃꯤ ꯑꯁꯨꯝꯅ ꯃꯥꯅ ꯍꯥꯏꯅꯤꯡꯂꯤꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯃꯊꯪ ꯃꯊꯪ ꯍꯥꯏꯔꯝꯃꯤ ꯂꯩꯃꯍꯜ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯇꯨꯃꯤꯟꯅ ꯇꯥꯖꯩ ꯃꯃꯩꯊꯪꯗ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯌꯥꯝꯅ ꯏꯪꯅ ꯇꯞꯅ ꯑꯁꯨꯝꯅ ꯍꯥꯏ ꯏꯅꯝꯃ ꯅꯤꯡꯉꯣꯜꯒꯤ ꯃꯄꯣꯛꯁꯦ ꯌꯥꯝꯅ ꯂꯨꯕꯅꯤ ꯅꯤꯡꯉꯣꯜ ꯍꯥꯏꯕꯁꯦ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯅꯨꯡꯁꯤꯔꯕ ꯃꯃꯥ ꯃꯄꯥ ꯃꯕꯨꯡ ꯃꯧꯄ꯭ꯋꯥꯁꯤꯡꯕꯨ ꯊꯥꯗꯣꯛꯂꯝꯗꯨꯅ ꯑꯇꯣꯞꯄ ꯁꯥꯒꯩ ꯑꯃꯗ ꯆꯠꯈꯤꯒꯗꯧꯔꯤꯕꯅꯤ ꯂꯨꯍꯣꯡꯕ ꯍꯥꯏꯕꯁꯤꯗꯤ ꯑꯔꯥꯏꯕ ꯊꯕꯛ ꯑꯃꯅꯤ ꯂꯨꯔꯤꯕꯗꯤ ꯌꯨꯝꯕꯥꯂꯣꯟ ꯍꯥꯏꯕ ꯑꯁꯤꯅꯤ ꯏꯅꯝꯃꯗꯤ ꯅꯆꯥꯅꯨꯄꯤꯁꯤꯗ ꯌꯨꯝꯕꯥꯂꯣꯟꯒꯤ ꯃꯇꯥꯡꯗ ꯀꯔꯤꯁꯨ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯇ꯭ꯔ ꯃꯥꯜꯂꯦ ꯃꯥꯅ ꯌꯨꯝ ꯑꯁꯤꯗ ꯍꯦꯛ ꯂꯥꯛꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯌꯨꯝ ꯑꯃꯒꯤ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯊꯕꯛ ꯃꯅꯥ ꯑꯝꯇ ꯃꯥꯅ ꯇꯧꯈꯤꯗ꯭ꯔꯤ ꯉꯁꯤ ꯐꯥꯎꯕ ꯃꯥꯅ ꯇꯧꯅꯤꯡꯕ ꯃꯅꯤꯡꯅꯤ ꯇꯧꯔꯤꯕ ꯃꯁꯤꯕꯨ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯁꯥꯖꯠꯂ ꯏꯃꯧꯅꯤ ꯐꯅꯤꯡꯉꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯃꯥꯒꯤ ꯃꯐꯝꯗ ꯄꯥꯎꯇꯥꯛ ꯀꯌꯥ ꯍꯥꯏ ꯑꯗꯨꯕꯨ ꯃꯥꯅ ꯑꯩ ꯑꯁꯤꯕꯨꯅꯦ ꯌꯦꯛꯅꯕ ꯑꯃꯒꯨꯝꯅ ꯑꯗꯨꯃꯛ ꯈꯜꯂꯤ ꯃꯥꯒꯤ ꯃꯔꯟꯅꯤ ꯍꯥꯏꯗꯅ ꯃꯃꯥ ꯑꯃꯗꯤ ꯃꯆꯟꯅꯨꯄꯤꯁꯤꯗ ꯆꯦꯡ ꯃꯔꯨ ꯑꯃꯇ ꯄꯤꯖꯅꯤꯡꯗꯦ ꯃꯁꯤꯕꯨ ꯀꯔꯝꯕ ꯊꯃꯣꯏꯅꯣ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤ ꯃꯥꯅ ꯑꯄꯥꯝ ꯂꯝꯗꯝꯗ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯥꯒꯤ ꯃꯃꯥ ꯑꯣꯏꯔꯤꯕꯤꯁꯤꯡ ꯑꯗꯨꯅ ꯐꯖꯅ ꯅꯤꯡꯊꯤꯅ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯀꯗꯕꯅꯤ ꯑꯍꯦꯟꯕ ꯁꯔꯨꯛ ꯑꯗꯨꯅ ꯃꯍꯥꯛꯅ ꯁꯥꯒꯩ ꯑꯃ ꯑꯣꯜꯂꯕ ꯀꯥꯟꯗ ꯃꯐꯝ ꯑꯗꯨ ꯂꯩꯔꯝꯂꯤꯕ ꯑꯍꯜꯁꯤꯡ ꯑꯗꯨꯅ ꯑꯃꯨꯛ ꯇꯥꯛꯄꯤꯒꯗꯕꯅꯤ ꯉꯥꯡꯕꯗ ꯂꯧꯗꯕꯤ ꯃꯍꯥꯛꯄꯨ ꯌꯨꯝ ꯑꯃꯒꯤ ꯃꯧꯔꯥ ꯃꯄꯨꯔꯣꯏꯕꯕꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯜꯂꯤꯅꯦ ꯑꯁꯨꯝꯅ ꯍꯥꯏꯕ ꯌꯥꯕ ꯋꯥ ꯈꯔ ꯏꯪꯅ ꯇꯞꯅ ꯐꯖꯅ ꯍꯥꯏꯔꯝꯃꯤ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯇꯥꯕꯗꯒꯤ ꯀꯕꯣꯛꯂꯩ ꯃꯥꯒꯤ ꯃꯤꯍꯨꯜ ꯇꯞꯊꯈꯤ ꯃꯥ ꯋꯥꯈꯜ ꯇꯥꯔꯛꯏ ꯃꯥꯅ ꯍꯥꯏ ꯏꯅꯥꯎ ꯏꯅꯝꯃꯒꯤ ꯋꯥꯈꯜꯁꯦ ꯀꯌꯥꯗ ꯊꯦꯜꯂꯨꯔꯕꯅꯣ ꯉꯁꯤꯗꯤ ꯅꯪꯅ ꯑꯩꯕꯨ ꯃꯤꯀꯞ ꯊꯣꯛꯍꯟꯕꯤꯔꯦ ꯃꯆꯥꯅꯨꯄꯤꯗ ꯌꯦꯡꯗꯨꯅ ꯅꯅꯦꯝꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯅꯪ ꯂꯣꯏꯅ ꯇꯥꯔꯕ ꯅꯠꯇ꯭ꯔꯥ ꯑꯁꯨꯛ ꯐꯕꯤ ꯅꯃꯥ ꯑꯃ ꯐꯪꯖꯔꯕꯗ ꯅꯪꯅ ꯀꯔꯤꯒꯤ ꯃꯤꯔꯥꯏꯔꯤ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯏꯃꯥꯅ ꯅꯪꯕꯨ ꯃꯇꯝ ꯆꯥꯅ ꯋꯥꯔꯛ ꯋꯥꯇꯦꯝ ꯍꯧꯗ꯭ꯔꯦꯅꯦ ꯅꯃꯥꯒꯤ ꯃꯈꯣꯡ ꯁꯣꯛꯇꯨꯅ ꯂꯥꯜꯂꯦ ꯍꯥꯏꯅ ꯈꯨꯔꯝꯃꯨ
ꯑꯔꯨꯕꯤꯁꯨ ꯋꯥꯈꯜ ꯇꯥꯔꯗꯨꯅ ꯃꯅꯦꯝꯒꯤ ꯃꯈꯣꯡ ꯁꯣꯛꯇꯨꯅ ꯂꯥꯜꯂꯦ ꯍꯥꯏꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯁꯤꯗ ꯂꯩ ꯃꯍꯜꯅ ꯌꯥꯔꯦ ꯌꯥꯔꯦ ꯏꯃꯧ ꯂꯥꯟꯗꯦ, ꯉꯁꯤꯗꯤ ꯑꯐꯕ ꯌꯨꯝꯒꯤ ꯃꯧ ꯑꯃ ꯍꯥꯏꯕꯗꯣ ꯑꯣꯏꯖꯔꯣꯀꯣ꯫ ꯏꯃꯥ, ꯅꯃꯧ ꯑꯣꯏꯕ ꯉꯝꯅꯕ ꯍꯣꯠꯅꯖꯔꯒꯦ꯫ ꯀꯕꯣꯛ ꯂꯩꯅ ꯏꯅꯥꯎ, ꯑꯩꯁꯨ ꯋꯥꯈꯜ ꯇꯥꯔꯦ, ꯑꯩ ꯆꯠꯂꯒꯦ꯫ ꯏꯅꯝꯃ ꯉꯥꯏꯕꯤꯈꯣ, ꯍꯥꯎꯕ ꯍꯥꯎꯇꯕ ꯆꯥꯛ ꯆꯔꯥ ꯑꯝꯇ ꯆꯥꯃꯤꯟꯅꯈꯤꯁꯤ꯫ ꯈꯣꯝꯕꯅ ꯉꯥ ꯑꯃ ꯂꯩꯔꯨꯔꯦ, ꯑꯔꯨꯕꯤꯒ ꯂꯥꯡꯂꯦꯟꯒꯅ ꯆꯥꯛ ꯑꯗꯨ ꯄꯨꯟꯅ ꯊꯣꯡꯂꯤ꯫ ꯆꯥꯛ ꯑꯗꯨ ꯊꯣꯡꯕ ꯂꯣꯏꯔꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯍꯥꯎꯅ ꯍꯔꯥꯎꯅ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯃꯈꯣꯏꯒꯤ ꯊꯃꯣꯏꯗ ꯅꯨꯡꯁꯤꯕꯒꯤ ꯃꯔꯤ ꯑꯃꯁꯨ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯗ ꯈꯨꯜ ꯑꯃꯗ ꯁꯥꯈꯤ ꯀꯧꯕꯤ ꯁꯣꯅꯣ ꯈꯔ ꯈꯔ ꯆꯨꯕꯤ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯅꯤ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯤ ꯑꯅꯤꯗꯨꯁꯨ ꯃꯃꯥꯒꯗꯨꯃꯛ ꯃꯥꯟꯅꯔꯝꯃꯤ꯫ ꯁꯥꯈꯤꯅ ꯊꯣꯏꯅꯨ, ꯊꯕꯥ, ꯊꯣꯛꯂꯛꯎ ꯂꯥꯎꯅꯦ ꯅꯣꯏ ꯑꯅꯤꯕꯣ, ꯏꯃꯥ ꯋꯥ ꯍꯥꯏꯒꯦꯕ, ꯇꯥꯕ꯭ꯔꯣ? ꯊꯣꯏꯅꯨꯅ ꯀꯧꯈ꯭ꯔꯄꯣꯠꯅꯤ, ꯃꯁꯤ ꯍꯅꯨꯕꯤꯁꯤꯅ ꯀꯩꯅꯣ ꯈꯪꯗꯦꯕ, ꯃꯥꯏ ꯅꯨꯄꯥꯗꯨꯗ ꯀꯧꯒꯤꯗꯦ ꯍꯥꯏꯗꯦ, ꯑꯩꯈꯣꯏꯗ ꯀꯧꯔꯦ ꯂꯩꯅꯤꯕ꯫ ꯍꯦ, ꯅꯈꯣꯏꯕꯨ ꯅꯅꯥꯗꯨ ꯄꯪꯕ꯭ꯔꯅ ꯍꯦ? ꯀꯔꯤꯅꯣ ꯃꯤꯅ ꯀꯧꯔꯤꯕꯁꯦ ꯁꯨꯛꯇꯥ ꯇꯥꯔꯣꯏꯕ? ꯀꯩꯅꯣ ꯏꯃꯥ ꯄꯪꯀꯧꯗ ꯀꯧꯔꯤꯕꯗꯨꯕꯣ, ꯌꯥꯝ ꯇꯥꯅꯤꯡꯗꯤꯌꯦ꯫ ꯋꯥ ꯍꯥꯏꯅꯕꯅꯤꯅꯦ ꯑꯩꯅ ꯅꯈꯣꯏ ꯀꯧꯔꯤꯕꯁꯦ꯫ ꯅꯅꯥꯎ ꯅꯨꯄꯤꯗꯨꯅ ꯀꯔꯥꯏꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ? ꯈꯪꯗꯦ ꯈꯪꯗꯦ, ꯌꯨꯝꯗ ꯉꯥꯛꯇ ꯂꯩꯅꯤ ꯈꯪꯗꯈꯩ ꯀꯣꯏꯆꯠ ꯆꯠꯄꯗꯨꯕꯨ꯫ ꯃꯗꯨꯁꯨꯅꯦ ꯅꯪꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯩ꯫ ꯅꯪꯅ ꯇꯝꯕꯤꯗꯅ ꯆꯠꯄꯗꯤꯅꯦ ꯊꯧꯅꯥ ꯐꯈ꯭ꯔꯕ, ꯍꯥ, ꯆꯠꯄꯗ ꯇꯧꯔ ꯂꯩꯔꯕꯅꯦꯕ꯫ ꯏꯃꯥꯔꯣ ꯑꯩꯔꯣ ꯆꯠꯂꯤꯁꯤꯕꯣ? ꯇꯨꯝ ꯍꯧꯒꯠꯂꯛꯄꯗꯒꯤ ꯌꯨꯝꯗ ꯍꯧꯖꯤꯛ ꯍꯟꯖꯤꯜꯂꯛꯏꯁꯦ ꯏꯃꯥ ꯑꯣꯏꯔꯝꯅꯤ꯫ ꯑꯗꯨꯗꯤꯅꯦ ꯊꯕꯛ ꯆꯠꯄ, ꯅꯈꯣꯏꯅ ꯆꯠꯄꯅꯅꯦ ꯀꯣꯏꯕ ꯆꯠꯄ, ꯌꯥꯝ ꯈꯦꯠꯅꯈ꯭ꯔꯦ, ꯈꯪꯂꯦꯗꯅ꯫ ꯇꯥꯅꯤꯡꯗ꯭ꯔꯦ ꯌꯥꯔꯦ, ꯋꯥ ꯍꯥꯏꯅꯤ ꯍꯥꯏꯗꯣ ꯀꯩꯅꯣ ꯍꯥꯏꯔꯣ꯫ ꯃꯈꯥ ꯊꯪꯕꯒꯤ ꯉꯔꯥꯡ ꯅꯍꯥꯟꯇ ꯂꯥꯛꯄ ꯃꯧꯗꯣ, ꯑꯗꯨꯗꯒꯤ ꯅꯍꯥꯟ ꯏꯃꯥꯅ ꯁꯦꯜ ꯈꯔ ꯄꯨꯔꯨꯏꯗꯅ, ꯃꯗꯣ ꯉꯁꯤ ꯍꯦꯛꯇ ꯊꯧꯔꯛꯑꯕꯩ ꯋꯥꯅꯤꯁꯦ꯫ ꯀꯩꯅꯣ ꯃꯣꯏ ꯃꯧꯗꯨꯕꯨ ꯉꯥꯎꯕ꯭ꯔꯣ? ꯄꯨꯔꯨꯕ ꯁꯦꯜꯗꯨ ꯐꯥꯎꯕ ꯁꯤꯖꯤꯟꯅꯕ ꯂꯣꯏꯗ꯭ꯔꯤ, ꯑꯗꯨꯒ ꯊꯧꯔꯛꯏꯕ? ꯍꯣꯏꯅꯦꯍꯦ, ꯊꯧꯔꯛꯏꯕꯅꯤꯅꯦ꯫ ꯃꯗꯨꯗ ꯑꯩꯁꯨ ꯁꯥꯎꯅꯤꯡꯃꯟꯈ꯭ꯔꯗꯅ ꯇꯞ ꯇꯥꯅ ꯈꯠꯅꯔꯝꯕꯅꯤ꯫ ꯌꯦꯡꯉꯨꯅꯦ, ꯑꯗꯨꯒ ꯃꯥꯅ ꯆꯦꯟꯁꯤꯜꯂꯛꯇꯅ ꯁꯝꯒꯁꯦ ꯐꯣꯏꯔꯔꯦ ꯍꯥꯏꯕꯅꯦ꯫ ꯀꯌꯥꯗ ꯉꯝꯂꯤꯕ ꯅꯨꯄꯤꯅꯣ ꯌꯦꯡꯉꯨꯅꯦ, ꯃꯥꯅꯦ ꯃꯥꯗ ꯃꯁꯝꯒ ꯐꯣꯏꯔꯤꯕ꯫ ꯃꯥꯒꯤ ꯁꯦꯜꯗꯣ ꯁꯨꯛꯁꯤꯡ ꯍꯦꯛ ꯁꯤꯡꯉꯨꯅꯨ꯫ ꯁꯤꯡꯉꯣꯏ, ꯀꯩꯗꯧꯕꯒꯤ ꯁꯤꯡꯉꯨꯅꯦ? ꯑꯩꯅ ꯁꯨꯛꯁꯤꯡ ꯍꯦꯛ ꯁꯤꯡꯉꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯤ, ꯃꯁꯥꯗꯁꯨ ꯍꯥꯏꯔꯝꯕꯅꯤ꯫ ꯑꯗꯨꯒꯅꯦ ꯃꯥꯅ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯒ ꯐꯥꯎꯗꯨꯅ ꯆꯠꯂꯕ ꯍꯦꯛ ꯎꯔꯕꯅꯦ, ꯅꯪ ꯅꯥꯎꯔꯤꯅ ꯂꯨꯝꯗꯨꯅ ꯀꯞꯀꯗꯧꯅꯤ꯫ ꯅꯅꯥꯎ ꯅꯨꯄꯤ ꯂꯩꯀꯥꯏ ꯀꯣꯏꯕꯤꯗꯨꯗꯁꯨ ꯍꯥꯏꯌꯨ꯫ ꯇꯥꯟꯖꯥꯗꯨꯗ ꯈꯝꯕꯁꯨ ꯆꯪꯂꯛꯂꯝꯃꯤ꯫ ꯈꯝꯕꯁꯨ ꯁꯥꯈꯤꯒꯤ ꯃꯄꯨꯔꯣꯏꯕꯅꯤ, ꯑꯗꯨꯕꯨ ꯁꯥꯈꯤꯒꯤ ꯃꯆꯥꯅꯨꯄꯤ ꯊꯣꯏꯅꯨ ꯑꯃꯗꯤ ꯊꯕꯥꯗꯤ ꯈꯝꯕꯒꯤ ꯃꯆꯥ ꯑꯃꯠꯇ ꯅꯠꯇꯦ꯫ ꯁꯥꯈꯤꯅ ꯍꯥꯟꯅ ꯃꯌꯨꯝ ꯄꯥꯜꯂꯨꯕ ꯅꯨꯄꯥꯗꯨꯒꯤ ꯃꯆꯥ ꯉꯥꯛꯇꯅꯤ꯫ ꯅꯨꯄꯥꯗꯨ ꯂꯩꯈꯤꯗꯕꯗꯒꯤ ꯁꯥꯈꯤ ꯃꯄꯥꯝꯗ ꯍꯜꯂꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯈꯝꯕꯗ ꯑꯃꯨꯛ ꯃꯌꯨꯝ ꯄꯥꯟꯕꯅꯤ꯫ ꯀꯩꯗꯧꯅꯔꯦ? ꯅꯈꯣꯏ ꯅꯃꯥ ꯅꯆꯥꯅ ꯑꯗꯨꯋꯥꯏꯗ ꯑꯃꯨꯛ ꯀꯣꯏꯂꯥꯎ ꯂꯥꯎꯅꯔꯤꯗꯨꯅ? ꯕꯥꯕꯥ, ꯏꯃꯥꯁꯦ ꯃꯤꯅ ꯐꯨꯔꯛꯑꯦꯌꯦ, ꯑꯗꯨꯒꯤ ꯁꯥꯎꯔꯤꯕ꯫ ꯐꯨꯔꯛꯀꯅꯤ꯫ ꯃꯥꯗꯤ ꯍꯦꯛ ꯆꯠꯂꯤ ꯃꯐꯝ ꯈꯨꯗꯤꯡꯅꯦ ꯃꯤ ꯈꯠꯅꯕ, ꯃꯤꯅ ꯐꯨꯔꯛꯄꯁꯦ ꯃꯁꯤ ꯈꯛꯇꯅꯤ꯫ ꯍꯦꯔꯥ ꯃꯈꯣꯏ ꯃꯄꯥ, ꯅꯪꯁꯨ ꯑꯗꯨꯃꯥꯏꯅ ꯀꯥꯇꯤ ꯍꯥꯏ ꯂꯥꯛꯀꯅꯤ꯫ ꯑꯩꯅ ꯈꯠꯅꯔꯨꯔꯤꯕꯁꯤꯡꯗꯣ ꯃꯈꯣꯏꯅ ꯈꯠꯅꯕ ꯍꯧꯔꯛꯄꯒꯤꯅꯤ, ꯈꯪꯅꯕ꯭ꯔꯣ? ꯑꯗꯨꯒ ꯑꯩꯕꯨ ꯃꯤꯅꯗ ꯐꯨꯕꯒꯤ ꯃꯑꯣꯡꯗꯒ ꯉꯥꯡꯅꯗꯅ꯫ ꯅꯪꯗꯤ ꯃꯤꯅꯗ ꯐꯨꯔꯤꯗꯨꯗꯤ, ꯉꯁꯤꯁꯨ ꯅꯆꯥꯅꯨꯄꯤꯅ ꯍꯥꯏꯔꯤꯁꯤꯗꯤ ꯃꯤꯅ ꯐꯨꯔꯛꯑꯦ ꯍꯥꯏꯗꯅ꯫ ꯏꯁ, ꯅꯆꯥꯅꯨꯄꯤ ꯁꯣꯅꯣ ꯆꯨꯕꯤꯁꯤꯅ ꯉꯥꯡꯕ ꯋꯥꯕꯨ ꯃꯈꯣꯏ ꯃꯄꯥꯅ ꯊꯥꯖꯔꯤꯕꯅꯤꯅꯦ, ꯍꯥ? ꯀꯔꯤ? ꯑꯩꯕꯨ ꯁꯣꯅꯣ ꯆꯨꯕꯤ ꯀꯥꯏꯗꯦ ꯍꯥꯏꯅꯨ? ꯏꯃꯥꯅ ꯍꯧꯖꯤꯛꯇ ꯑꯩꯉꯣꯟꯗ ꯇꯝꯃꯤꯗꯨꯗꯤ ꯃꯈꯥ ꯊꯪꯕꯒꯤ ꯃꯧꯁꯤꯅ ꯏꯃꯥꯗ ꯁꯝ ꯐꯣꯏꯔꯦꯅ꯫ ꯋꯥꯗꯨꯕꯨꯗꯤ ꯐꯣꯏꯔꯛꯄ, ꯑꯗꯨꯗ ꯉꯁꯤ ꯈꯛꯇꯪꯒꯤ ꯋꯥꯅꯤ ꯀꯩꯅꯣ, ꯈꯠꯅꯔꯤ ꯈꯨꯗꯤꯡꯒꯤꯗꯤ ꯃꯤꯅ ꯐꯨꯔꯛꯇꯦꯗꯅ꯫ ꯌꯥꯔꯦ ꯌꯥꯔꯦ, ꯇꯣꯛꯑꯣ꯫ ꯅꯈꯣꯏ ꯅꯃꯥ ꯅꯆꯥꯅ ꯉꯥꯡꯅꯔꯤꯕꯗꯣ ꯑꯩ ꯌꯥꯝ ꯇꯥꯅꯤꯡꯗ꯭ꯔꯦꯀꯣ꯫ ꯁꯣꯝꯗ ꯈꯝꯕꯒꯤ ꯅꯨꯄꯤ ꯑꯍꯜꯒꯤ ꯌꯨꯝꯗꯅꯤ꯫ ꯈꯝꯕꯒꯤ ꯃꯆꯥꯅꯨꯄꯥ ꯂꯥꯛꯄꯗꯨ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯐꯝꯃꯤ꯫ ꯏꯃꯥ, ꯀꯩꯅꯣ ꯉꯁꯥꯏꯗꯒꯤ ꯁꯨꯝ ꯎꯪꯗꯨꯅ ꯐꯝꯂꯒ ꯂꯩꯔꯤꯕꯗꯨꯕꯣ? ꯑꯄꯥꯕꯤꯅ ꯏꯕꯨꯡꯉꯣ, ꯂꯥꯡꯕꯟ ꯇꯔꯄꯟ ꯑꯣꯏꯔꯛꯄꯁꯤꯅꯔ ꯀꯔꯤꯅꯣ, ꯅꯪꯒꯤ ꯄꯥꯕꯗꯣ ꯃꯪꯗ ꯇꯣꯏꯅ ꯎꯏꯅꯦꯍꯦ ꯏꯃꯥꯕꯣ꯫ ꯏꯃꯥ, ꯂꯥꯡꯕꯟ ꯊꯥ ꯍꯥꯏꯁꯤꯗꯤ ꯑꯁꯤ ꯑꯅꯥ ꯊꯥꯅꯤ, ꯑꯗꯨꯒ ꯄꯥꯕꯗꯤ ꯁꯤꯁꯨ ꯁꯤꯗꯕꯗꯨꯕꯨ ꯏꯃꯥꯅ ꯃꯪꯗ ꯎꯔꯒ ꯎꯪꯂꯤꯗꯨꯕꯨ ꯀꯩꯒꯤꯅꯣ? ꯍꯩ ꯑꯄꯪꯕ, ꯅꯄꯥꯗꯣ ꯃꯥ ꯍꯤꯡꯂꯕꯁꯨ ꯑꯩꯒꯤ ꯏꯐꯝꯗꯒꯤꯗꯤ ꯁꯤꯈꯤꯕ ꯀꯨꯏꯔꯕꯅꯤꯅꯦ, ꯑꯗꯨꯅ ꯃꯪꯗ ꯂꯥꯛꯏꯕꯅꯤ꯫ ꯏꯃꯥꯅ ꯅꯪ ꯄꯥꯕꯒꯤ ꯃꯤꯡꯗ ꯎꯁꯣꯞ ꯑꯃꯠꯇꯁꯨ ꯀꯠꯁꯤꯔꯦꯅ ꯈꯜꯂꯝꯂꯤꯕꯅꯤꯅꯦ꯫ ꯑꯁ ꯏꯃꯥ, ꯇꯥꯅꯤꯡꯗꯦꯗ, ꯃꯤꯅ ꯇꯥꯔꯒ ꯅꯣꯛꯀꯗꯧꯕ꯫
이마부 민 angawin haina kiroidro lakpa nang chatlo ima sia wakhal ngata nungai roi tawbase nungai tabamga amata khangdeba itom ta uta nungai roi ke chat loi mia saghen bina ima kaidore haino tasawna khoini na amu ngangnari duna as ama sumung thongle ama ngangna bata lengai sida ani mu sujile tawrisi ngaroba khoi ma sibo min hangli sina phajana khumde kaino haibani da ꯑꯩꯈꯣꯏ ꯃꯥꯅꯅꯦ ꯅꯪꯃꯟ ꯃꯅꯨꯡꯁꯤꯗ ꯄꯥꯕꯒꯤ ꯁꯣꯔꯥꯠ ꯁꯣꯟꯕꯤꯅꯤ ꯍꯩ ꯒꯙꯥ ꯁꯣꯔꯥꯠ ꯍꯥꯏꯕ ꯅꯠꯇꯦꯅꯦ ꯎꯁꯣꯞ ꯍꯥꯏꯕꯅꯤ ꯃꯁꯤꯗꯤ ꯑꯗꯨꯒꯤ ꯀꯣꯛꯇꯨꯗꯅꯦ ꯑꯩꯅ ꯅꯪꯉꯣꯟꯗ ꯒꯙꯥꯅꯅꯦ ꯍꯦꯛ ꯍꯥꯏꯔꯤꯗꯣ ꯏꯃꯥ ꯅꯪ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯃꯥꯜꯂꯦꯅ ꯑꯩꯅ ꯁꯨꯝ ꯐꯥꯊꯕꯤꯕꯅꯤ ꯑꯗꯩꯗꯤꯅꯦ ꯑꯩ ꯁꯨꯝ ꯁꯥꯎꯔꯛꯑꯅꯦꯕ ꯑꯦ ꯅꯪ ꯁꯥꯎꯔ ꯀꯩꯗꯧꯗꯣꯏꯕ ꯍꯥ ꯑꯩꯉꯣꯟꯗ ꯐꯨꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯂꯥꯛꯑꯣ ꯐꯨꯔꯨ ꯂꯥꯛꯑꯣꯁꯦ 이마 난게두기 모ong두다니 바바나 캉락pa ngamdadana nupi tumim thikrido kariya mana nupi atopa pamdana atopa thijakibadubu aigi ingongdani haiba haye chinthibia nang kari khangi ha nang kai khange thainadagi nakhoina pado ai nataba atopa nupi thiba adom pamlaknabani ko hodo imagi moongdunani haiba ima nangidugi moongdo tawraba पाबद नते हयेंग तासौना नुपी थिरकांदसु अदुम मौगने तिनबा यारोई हो इनेबो नंग मंगाइरे खंग हाइरिबसे हा नंग लोइने सिल्लोने नंग सिल्लोबा खंगे कइनो नुमि खुदिंगी लेमिनरिबा इमागी मोंग मतौबु अइने कई खंगोइदुइनो नोंगमदी नुपी अतोंबी साखीगी मसा नुपी थबादो खुगी तुरेलदा इसिंग सोपो थोलकलम्मी पाखंग मसा खरसु खोइ सोपतुना nga phari makuina thababa lakpu ubada asumna hainei ibotona ida adalei sabi ma matom te sing sopa laklibase thabana tro sanahalna mani kaino makoi masi manause yam usitamni ngasi laknasi jawbana lakna baga yadabane he ko mi tom dobane edi taliko ibotona nupi manabu ekhoida gaido ngamdoino masya sono budi subane moi mungi mi kai kaino budi loi tobane jawbana adunani aina onsina kumsi chopa nangi tallin harise tainasu makoi mase thuna ekoi ta jogi pisumdane mayana chikpu yakhundo hosok tarini sanahalna aduk thina nakoi ta jodu purakpada nakoi madudi kemaidro nakoi madubu yam sathi daine nakoi pamdaga dum pudaine ekoi masu saudana makoi da muk thoinudo phuni jetpada makoi mama duna imada mu purakdana ba 이마 다서고도 분나 누밋 따라니 먹어디 아이나 짠통이니 이보도나 여부 요시리 뭐 타바 싱소부터 레이라 나코이나 세도디 여럭데나 그이다 호러게 이싱뿐 파리세 나미도 오드라 이싱소 발락분 너트디 너이나 빠다고 라이로이브 스와이다 저부나 아이나 이드라 딱너루노나 살라할나 이 아이디 저거이 사발 락고 말리다 이스 안가오바 तुरेन मपान सिदबु कना जगोय सानगे नंग नुपीदि सारमनी एखोयदि साजदे थबा नंगनि कैनोम तविना वागम त ngangnaba यात्रे अंगता थुना लायें थोक्तरे यारोयको हे अंगावबा नंगदम यंगसो चलो इबोतोना लेशाबिनी गाइना नचिना मरम कल्लिबा नवागम त नाइबा खंगोयको ना थौनते अइगोंदगी हेना चिनकनबा मौ मयाम म लैये अइखोय थंगनबदा नंगना कै खंगदना ngangiनो सनाहलना अदो नोइनसे सोनु जुबिदुदी इसेदा हाइदोके नथौसिंदो तौगिदे हाइदेने मी खनाबु मो हौदा लैरिनेबा नुगाइनिबा नो येंगोबा सनाहलना चलोय मयुम पान खंगलुइदे बिलेसाबिसिदी हे नंगना माइदुदा इसिंग पुनसिन थोमुरा हा लेकाइ तानाबा लाउगे मीना इसिंग सोको थोलकपदा खनाबा याम हौबगे हो लेकाइ सोइदा ममा पाना वरक्तबा नुपा खरनने आई फादु तौ लैरे हो लेकाइ कना लैगे आई हमता कनबियो इबोतोना इताउ चलसलो खरा कना चेलो सम तौ लै चेलो सनाहलना इताउ पुक्सि उद्रो नोइदि नसा खक्तनि चेलिसि आइदि पुक्सि थांगलगनि चेलिसि अतुना नोइदि गाइ मादरनि चारमदाइदि मी निगि सरुक सागन हाइबसे चुक्या यादब अदुननि जाउबना अꯩꯅ ꯉꯁꯥꯏꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ
ꯃꯈꯣꯏ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡꯁꯦ ꯀꯣꯝꯃ ꯏꯇꯧ ꯇꯧꯕꯅꯦ ꯂꯛꯅꯒꯅꯨꯅ ꯑꯁ ꯀꯌꯥꯗꯤ ꯋꯥꯔꯤ ꯇꯧꯔꯤꯁꯦ ꯁꯅꯥꯍꯜꯅ ꯁꯨꯃꯥꯏꯅ ꯇꯧꯅꯤꯗꯦ ꯑꯩꯗꯤ ꯀꯅꯥ ꯈꯪꯅꯤ ꯑꯁ ꯁꯤꯔꯦꯗ ꯋꯥꯕꯅ ꯊꯕꯥꯅ ꯈꯪꯕ꯭ꯔꯥ ꯅꯣꯏ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯈꯠꯅꯕ ꯍꯧꯅꯤꯡꯈꯣꯗꯅ ꯍꯧꯅꯤꯡꯈꯣꯕ ꯁꯥꯈꯤꯒꯤ ꯌꯨꯝꯗꯅꯤ ꯃꯄꯨꯔꯣꯏꯕ ꯈꯝꯕꯒ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯀꯨꯏꯔꯦ ꯌꯨꯝꯗꯁꯨ ꯆꯠꯇꯕ ꯏꯆꯥꯅꯤꯒꯤ ꯆꯥꯅꯕꯅꯤ ꯍꯥꯏꯗꯅ ꯃꯤꯉꯣꯟꯗ ꯁꯦꯜ ꯈꯔ ꯈꯔ ꯄꯤꯕꯁꯤ ꯅꯠꯇꯅ ꯑꯗꯨꯅ ꯉꯁꯤ ꯅꯣꯡ ꯅꯤꯅꯤꯁꯤꯗ ꯌꯨꯝꯗꯪ ꯆꯠꯂꯨꯁꯤꯔ ꯍꯥꯏꯗꯅ ꯈꯜꯂꯤꯕꯅꯦ ꯑꯩꯁꯦ ꯏꯁ ꯀꯩꯗꯧꯕ ꯆꯠꯇꯣꯏꯕ ꯍꯥ ꯌꯥꯔꯣꯏ ꯆꯠꯈꯤꯕꯒ ꯑꯝꯇ ꯌꯥꯔꯣꯏꯕ ꯅꯪ ꯑꯃꯨꯛ ꯑꯩꯒꯤ ꯅꯥꯛꯇ ꯍꯜꯂꯛꯑꯣꯏꯗꯒꯤ ꯇꯧꯔꯤꯗꯣ ꯑꯩ ꯂꯣꯏꯅ ꯈꯪꯉꯤ ꯀꯗꯥꯏꯗꯒꯤ ꯍꯜꯂꯛꯇꯕꯅꯣꯗ ꯃꯃꯥ ꯆꯠꯀꯗꯧꯔꯤꯕꯁꯤ ꯐꯥꯎꯕ ꯌꯨꯝꯗꯨꯗ ꯆꯪꯍꯟꯅꯤ ꯆꯪꯍꯜꯂꯣꯏ ꯍꯥꯏꯕ ꯈꯪꯕ ꯅꯠꯇ꯭ꯔꯤ ꯇꯧꯕꯒꯅꯦ ꯑꯥꯗ ꯂꯩꯍꯧꯔꯤꯕ ꯏꯇꯨ ꯏꯆꯥꯅ ꯋꯥꯉꯥꯡ ꯈꯨꯗꯤꯡꯒꯤ ꯅꯪꯒꯤ ꯅꯇꯨꯅ ꯆꯥꯛ ꯈꯛꯇꯔꯕ ꯍꯥ ꯇꯅ ꯅꯨꯡꯁꯤꯔꯤꯁꯦ ꯃꯣꯏ ꯈꯛꯇꯔꯕ ꯅꯨꯡꯁꯤꯔꯤꯁꯦ ꯁꯥꯈꯤ ꯀꯔꯤꯅꯣ ꯃꯁꯤꯕꯣ ꯏꯆꯥꯁꯤꯡꯗꯨꯕꯨ ꯀꯃꯥꯏꯅ ꯅꯨꯡꯁꯤꯔꯣꯏꯗꯣꯏꯅꯣꯅꯦꯍꯦ ꯑꯗꯨꯕꯨ ꯅꯪꯅ ꯈꯔ ꯍꯦꯜꯂꯦꯅ ꯅꯪꯒꯤ ꯅꯥꯛꯇ ꯂꯩꯈꯤꯕꯅꯤ ꯑꯗꯨꯝ ꯂꯥꯛꯈꯤꯕꯩ ꯋꯥꯅꯤ ꯑꯗꯨꯒꯗꯤ ꯅꯪꯗꯤ ꯁꯣꯅꯣ ꯆꯨꯕꯗꯧꯅ ꯑꯗꯨꯝ ꯇꯧ ꯂꯩꯔꯝꯃꯤꯗꯅ ꯀꯩꯅꯣ ꯃꯄꯥ ꯑꯩꯕꯨ ꯁꯣꯅꯣ ꯆꯨꯏ ꯀꯥꯏꯗꯦ ꯍꯥ ꯍꯧꯖꯤꯛꯄꯨ ꯅꯪ ꯆꯨꯗꯕ ꯑꯃ ꯑꯣꯏꯅ ꯊꯤꯒꯦ ꯍꯥꯏꯔꯤꯕ꯭ꯔꯕ ꯋꯥꯉꯥꯡ ꯈꯨꯗꯤꯡ ꯁꯣꯅꯣ ꯆꯨꯏꯅ ꯀꯩ ꯍꯥꯏꯅꯣ ꯈꯪꯗꯦꯅꯦ ꯆꯨꯕꯒꯤꯅꯤꯅꯦ ꯑꯩꯅ ꯅꯪ ꯁꯣꯅꯣ ꯆꯨꯏꯅ ꯍꯥꯏꯔꯤꯁꯦ ꯕꯦꯝꯃ ꯆꯨꯗꯕ ꯃꯤꯗ ꯍꯦꯛꯇ ꯍꯥꯏꯔꯨꯕ ꯌꯥꯕ ꯅꯠꯇꯦꯅꯦ ꯅꯆꯥꯅꯨꯄꯤꯁꯤꯡꯁꯤꯁꯨ ꯃꯃꯥ ꯂꯣꯏꯅ ꯂꯧꯏꯅꯦ ꯇꯥꯅꯤꯡꯗꯦꯗ ꯍꯣꯏ ꯏꯆꯥꯈꯩꯁꯤꯕꯨꯗꯤ ꯁꯣꯅꯣꯗꯣ ꯂꯣꯏꯅ ꯆꯨꯏ ꯑꯗꯣ ꯑꯩꯗꯤ ꯆꯨꯗꯕꯅꯤ ꯑꯗꯨꯅꯅꯤ ꯑꯩꯅ ꯌꯨꯝ ꯄꯥꯟꯕ ꯈꯪꯂꯤꯕꯁꯦ ꯏꯆꯥꯁꯤꯡꯁꯤꯕꯨꯗꯤ ꯆꯨꯕꯅꯤꯅ ꯑꯝꯇ ꯈꯪꯗ꯭ꯔꯦ ꯊꯣꯏꯅꯨꯅ ꯏꯃꯥ ꯕꯥꯕꯥ ꯅꯈꯣꯏꯅ ꯉꯥꯡꯂꯤꯕꯗꯣ ꯑꯩ ꯇꯥꯗꯕ ꯃꯥꯟꯕ꯭ꯔꯣ ꯍꯥ ꯇꯥꯗꯕ ꯃꯥꯟꯕ꯭ꯔꯕ ꯇꯥꯔꯒ ꯀꯩꯗꯧꯔꯒꯦ ꯍꯥ ꯆꯨꯏꯕꯨ ꯆꯨꯏ ꯍꯥꯏꯕꯅꯤ ꯁꯥꯎꯕ ꯁꯥꯎꯕ꯭ꯔꯥ ꯀꯩꯅꯣ ꯅꯋꯥ ꯅꯥꯏꯈ꯭ꯔꯣ ꯍꯥꯏꯕꯁꯨ ꯑꯃꯠꯇ ꯌꯥꯗꯦ ꯃꯗꯣ ꯁꯣꯅꯣ ꯆꯨꯕꯒꯤ ꯅꯨꯄꯥꯅ ꯄꯥꯝꯕꯤꯗꯕꯒꯤ ꯅꯠꯇ꯭ꯔꯣ ꯊꯣꯏꯅꯨꯅ ꯑꯗꯨꯗꯤ ꯑꯩꯅ ꯁꯦꯜ ꯄꯥꯏꯕ ꯃꯁꯛ ꯐꯖꯕ ꯅꯨꯄꯥ ꯉꯥꯏꯕꯒꯤ ꯐꯪꯗꯕ ꯁꯣꯅꯣ ꯆꯨꯔꯤꯗꯤ ꯏꯃꯥꯅꯤꯅꯦ ꯅꯍꯥꯟꯁꯨ ꯀꯩꯊꯦꯜꯗ ꯃꯅꯥ ꯃꯁꯤꯡ ꯌꯣꯜꯂꯨ ꯊꯣꯛꯈ꯭ꯔꯒ ꯑꯝꯇ ꯌꯣꯟꯗꯕꯤꯗ ꯃꯤꯉꯣꯟꯗꯒꯤ ꯑꯣꯏꯅ ꯂꯩꯔꯒ ꯄꯨꯔꯛꯄꯗꯣ ꯑꯗꯨꯗꯤꯅꯦ ꯑꯩꯅ ꯂꯣꯏꯅ ꯌꯣꯟꯗꯕ ꯈꯪꯉꯦꯗꯅ ꯅꯨꯃꯤꯠꯇꯨꯗ ꯃꯤꯅ ꯂꯣꯏꯅ ꯂꯩꯈ꯭ꯔꯗꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯌꯣꯟꯅꯤꯡꯉꯥꯏꯗꯤ ꯑꯩ ꯂꯩꯈꯤꯗ꯭ꯔꯣ ꯍꯥ ꯑꯗꯨꯅꯅꯤ ꯑꯩꯅ ꯌꯣꯟꯗ꯭ꯔꯤꯗꯣ ꯅꯨꯄꯤ ꯅꯪ ꯍꯌꯦꯡꯗꯒꯤ ꯀꯩꯊꯦꯜꯗ ꯊꯣꯛꯄ ꯌꯥꯔꯣꯏ ꯀꯣ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯑꯄꯠꯄ ꯃꯅꯥ ꯃꯁꯤꯡ ꯃꯌꯥꯝꯁꯦ ꯑꯁꯤ ꯌꯥꯝꯅ ꯌꯣꯜꯂꯨꯒꯗꯧꯅꯤ ꯊꯣꯏꯅꯨꯅ ꯕꯥꯕꯥ ꯅꯪꯕꯨ ꯑꯩꯈꯣꯏ ꯏꯃꯥ ꯁꯣꯅꯣ ꯆꯨꯕꯤꯁꯦ ꯀꯗꯥꯏꯗ ꯊꯦꯡꯅꯗꯅ ꯂꯧꯔꯣꯏꯅꯣ ꯇꯟꯗ꯭ꯔꯥ ꯈꯪꯗꯦ ꯃꯁꯛꯁꯤꯅ ꯃꯔꯣꯜ ꯑꯃ ꯊꯤꯔꯤꯕ ꯅꯈꯣꯏ ꯅꯃꯥꯁꯦ ꯍꯥꯟꯅꯗꯤ ꯁꯨꯃꯥꯏꯅ ꯁꯣꯅꯣ ꯆꯨꯏ ꯍꯥꯏꯕꯗꯤ ꯑꯩꯗꯤ ꯈꯪꯍꯧꯗ꯭ꯔꯕ ꯑꯗꯨ ꯈꯪꯉꯝꯃꯕꯗꯤ ꯑꯩ ꯀꯩꯁꯨ ꯂꯧꯔꯝꯃꯣꯏꯗꯕꯅꯤ ꯀꯣꯟꯅ ꯊꯪꯗ ꯃꯥ ꯁꯣꯅꯣ ꯆꯨꯏ ꯍꯥꯏꯕꯁꯦ ꯈꯪꯂꯛꯂꯤꯕꯅꯤꯅꯦ ꯌꯥꯔꯦ ꯆꯥꯛ ꯊꯣꯡꯕꯁꯨ ꯆꯠꯂꯣ ꯃꯇꯝꯁꯤ ꯌꯧꯈ꯭ꯔꯦ ꯊꯣꯏꯅꯨꯅ ꯑꯩꯗꯤ ꯆꯥꯛ ꯊꯣꯡꯕꯒꯅꯦ ꯇꯜꯂꯤ ꯊꯕꯥꯗ ꯊꯣꯡꯍꯜꯂꯨ ꯉꯝꯖꯔꯣꯏꯕ ꯇꯥꯟꯖꯥꯗꯨꯗ ꯊꯕꯥꯁꯨ ꯁꯨꯃꯥꯡꯂꯣꯝꯗꯒꯤ ꯆꯪꯂꯛꯂꯝꯃꯤ ꯈꯝꯕꯅ ꯊꯕꯥ ꯅꯪꯅ ꯑꯃꯨꯛ ꯀꯔꯥꯏ ꯆꯠꯂꯨꯔꯤꯕꯅꯣ ꯅꯪ ꯑꯃ ꯏꯕꯦꯝꯃ ꯌꯨꯝꯗ ꯂꯩꯕ ꯍꯩꯇꯕ ꯑꯉꯥꯡ ꯑꯣꯏꯅ ꯍꯦꯛ ꯇꯧꯔꯗꯅ ꯑꯣ ꯅꯨꯄꯥ ꯊꯤꯕ ꯆꯠꯂꯨꯏꯕ ꯀꯩꯅꯣ ꯈꯪꯗꯦ ꯁꯤꯗꯅꯦ ꯑꯩꯅ ꯌꯨꯝꯗ ꯁꯨꯡꯂꯩ ꯂꯩꯅꯤꯡꯗ꯭ꯔꯤꯁꯦ ꯅꯣꯏꯅ ꯄꯪꯉꯥꯡꯗ ꯉꯥꯡꯕꯁꯤꯗ ꯊꯣꯏꯅꯨꯅ ꯌꯥꯔꯦ ꯏꯕꯦꯝꯃ ꯍꯦꯛ ꯍꯜꯂꯛꯄꯒ ꯉꯥꯡꯉꯛꯑꯅꯤꯅ ꯁꯥꯎꯖꯤꯟꯅꯗꯅ ꯇꯧꯏ ꯆꯥꯛꯇꯨꯝ ꯊꯣꯡꯕꯁꯨ ꯆꯠꯂꯣ ꯏꯁ ꯑꯩꯕꯨ ꯆꯥꯛ ꯊꯣꯡꯉꯣ ꯀꯥꯏꯅ ꯉꯝꯖꯔꯣꯏ ꯁꯨꯡꯉꯝ ꯍꯦꯛ ꯉꯝꯃꯣꯏ ꯍꯥꯏꯁꯤꯅꯤ ꯅꯣꯏ ꯅꯆꯤꯟ ꯅꯅꯥꯎꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯇꯟꯈ꯭ꯔꯦꯗꯀꯣ ꯑꯩꯁꯨ ꯊꯣꯡꯕ ꯉꯝꯃꯣꯏ ꯀꯅꯥꯅ ꯊꯣꯡꯗꯧꯔꯤ ꯑꯗꯨꯗꯤ ꯃꯈꯣꯏ ꯃꯄꯥꯅ ꯈꯔ ꯊꯣꯡꯕꯤꯔꯒꯦꯔꯣ ꯀꯔꯤꯅꯣꯗ ꯃꯃꯥ ꯅꯨꯄꯤ ꯅꯈꯣꯏ ꯑꯍꯨꯝ ꯂꯩꯕꯕꯨ ꯑꯩꯉꯣꯟꯗ ꯆꯥꯛ ꯊꯣꯡꯉꯨ ꯀꯥꯏꯅ ꯍꯩ ꯅꯣꯏꯒꯤꯗꯣ ꯑꯩꯕꯨ ꯎꯁꯤꯠꯇꯕ ꯃꯥꯜꯂꯤꯀꯣ ꯇꯧꯔꯛꯀꯅꯨ ꯑꯩꯅ ꯇꯧꯔꯛꯀꯅꯨ ꯍꯥꯏꯔꯤꯕꯁꯤꯅꯤ ꯊꯕꯥꯅ ꯑꯩꯈꯣꯏꯗꯗꯤ ꯁꯣꯅꯣ ꯍꯥꯏꯔꯤ ꯁꯣꯅꯣꯗꯤ ꯄꯥꯕꯅꯕꯨ ꯍꯦꯟꯅ ꯆꯨꯈ꯭ꯔꯦ ꯆꯥꯛ ꯊꯣꯡꯕ ꯈꯛ ꯍꯥꯏꯕꯁꯤꯕꯨ ꯎꯁꯤꯠꯇꯤ ꯀꯩ ꯍꯥꯏꯅꯣ ꯈꯪꯗꯦ ꯍꯩ ꯃꯃꯥ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯁꯤꯡꯁꯦ ꯋꯥ ꯌꯥꯝ ꯉꯥꯡꯍꯜꯂꯛꯀꯅꯨ ꯑꯩ ꯇꯥꯅꯤꯡꯗꯦꯀꯣ ꯊꯣꯏꯅꯨꯅ ꯕꯥꯕꯥ ꯋꯥꯉꯥꯡ ꯈꯨꯗꯤꯡ ꯏꯃꯥꯗ ꯅꯆꯥ ꯍꯥꯏꯗꯣ ꯑꯩꯈꯣꯏꯁꯦ ꯄꯥꯕꯒꯤ ꯅꯆꯥ ꯅꯠꯇꯦꯅ ꯈꯟꯕꯒꯤ ꯅꯠꯇ꯭ꯔꯣ ꯀꯔꯤꯅꯣ ꯑꯃꯨꯛ ꯇꯧꯈꯠꯂꯛꯏꯁꯤꯅ ꯁꯥꯈꯤꯅ ꯆꯨꯝꯃꯦ ꯏꯆꯥꯅ ꯍꯥꯏꯔꯤꯕꯁꯦ ꯋꯥꯉꯥꯡ ꯈꯨꯗꯤꯡꯒꯤ ꯅꯆꯥꯅꯤ ꯅꯠꯇꯦ ꯃꯈꯣꯏ ꯃꯄꯥꯅ ꯑꯩꯒꯤ ꯏꯆꯥꯁꯤꯡꯁꯤꯕꯨ ꯅꯆꯥꯅꯤ ꯈꯟꯕ ꯁꯨꯡꯉꯝ ꯉꯝꯂꯣꯏꯗ꯭ꯔꯣ ꯃꯃꯥ ꯑꯩꯅ ꯑꯗꯨꯒꯨꯝꯕ ꯈꯜꯂꯒꯕꯨ ꯅꯪ ꯑꯃꯗꯤ ꯏꯆꯥꯁꯤꯡꯁꯦ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯔꯤꯕꯁꯤꯕꯨ ꯂꯩꯈꯤꯗ꯭ꯔꯣ ꯅꯣꯏꯕꯨ ꯋꯥꯈꯜ ꯈꯤꯇꯗꯤ ꯇꯥꯎ ꯀꯩꯗꯧꯔꯒꯦ ꯊꯕꯥꯅ ꯄꯥꯕꯅ ꯑꯩꯈꯣꯏ ꯋꯥꯈꯜ ꯇꯥꯎ ꯍꯥꯏꯗꯣ ꯑꯩꯈꯣꯏꯁꯦ ꯉꯥꯎꯔꯦ ꯍꯥꯏ ꯅꯠꯇ꯭ꯔꯣ
ꯅꯣꯏꯅ ꯃꯥꯅ ꯆꯥ ꯉꯥꯡꯅꯒꯗꯕꯒꯤ ꯁꯔꯨꯛꯅꯦ ꯑꯩ ꯀꯥꯏꯗ ꯆꯠꯆꯈ꯭ꯔꯒꯦ ꯑꯩꯒꯤ ꯂꯥꯏꯕꯛꯁꯤꯕꯨ ꯀꯔꯤꯅꯣ ꯀꯩ ꯀꯤꯗꯨꯅ ꯆꯦꯜꯂꯒ ꯁꯑꯣꯡ ꯑꯣꯛꯅꯩ ꯍꯥꯏꯕꯗꯣ ꯍꯦꯛ ꯊꯣꯛꯏꯗꯀꯣ ꯉꯁꯤꯁꯨ ꯈꯝꯕꯗꯨ ꯃꯥꯒꯤ ꯅꯨꯄꯤ ꯑꯍꯟꯒꯤ ꯃꯌꯨꯝꯗ ꯆꯠꯂꯨꯅꯤ ꯍꯥꯏꯗꯅ ꯂꯥꯛꯂꯤ ꯁꯣꯝꯗ ꯃꯥꯒꯤ ꯅꯨꯄꯤ ꯑꯍꯜ ꯑꯄꯥꯕꯤꯗꯨ ꯃꯪꯒꯣꯜꯒꯤ ꯐꯛꯂꯥꯡ ꯑꯗꯨꯗ ꯉꯥꯗꯨꯅ ꯐꯝꯂꯤ ꯃꯆꯥꯅꯨꯄꯤ ꯁꯛꯍꯦꯟꯕꯤꯅ ꯑꯣꯟꯊꯣꯛꯅꯁꯨ ꯌꯦꯡꯅꯤꯡꯈꯤꯗ꯭ꯔꯗꯀꯣ ꯏꯃꯥ ꯅꯪꯁꯦ ꯐꯝꯒꯤꯒ ꯀꯥꯏꯗꯅꯣ ꯐꯝꯃꯨꯔꯣ ꯃꯤꯅꯒ ꯎꯔꯒ ꯏꯃꯥꯕꯨ ꯁꯣꯏꯗꯅ ꯐꯖꯅ ꯍꯥꯏꯅꯕꯤꯔꯔꯣꯏꯕ ꯍꯦ ꯑꯩꯅ ꯃꯪꯒꯣꯜꯁꯤꯗ ꯐꯝꯕꯗ ꯅꯪꯒꯤ ꯀꯔꯤ ꯃꯥꯡꯉꯤ ꯍꯥ ꯅꯊꯧ ꯅꯠꯇꯅꯅꯦ ꯅꯊꯧ ꯁꯥꯔꯛꯀꯠ ꯇꯥꯆꯧꯅ ꯁꯦꯜ ꯇꯥꯜꯂꯤ ꯏꯃꯨꯡꯒꯤ ꯊꯕꯛ ꯃꯌꯥꯝꯁꯤꯕꯨ ꯇꯧꯒꯗ꯭ꯔꯥ ꯐꯤꯕꯨ ꯁꯨꯒꯗ꯭ꯔꯥ ꯏꯃꯥꯅ ꯑꯗꯨꯝ ꯐꯝꯃꯒ ꯆꯥꯕꯒ ꯑꯩꯗꯤꯅꯦ ꯈꯔꯁꯨ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯏ ꯍꯥꯏꯕꯅꯤꯗ ꯍꯅꯨꯕꯤꯅꯦ ꯌꯥꯍꯧꯅ ꯃꯔꯣꯝ ꯊꯦꯡꯉꯤꯕ ꯀꯨꯁꯤꯅꯦ ꯀꯨꯁꯤ ꯅꯣꯏꯁꯦ ꯆꯥꯎꯅꯕ ꯌꯣꯜꯂꯛꯄꯗ ꯋꯥꯕ ꯌꯥꯝ ꯋꯥꯔꯛꯑꯕꯅꯤ ꯑꯗꯨꯅ ꯅꯨꯡꯉꯥꯏꯊꯣꯛꯀꯦ ꯍꯥꯏꯗ ꯅꯨꯡꯉꯥꯏꯊꯣꯛꯂꯤꯕꯅꯤ ꯑꯩꯅ ꯅꯨꯡꯉꯥꯏꯕꯁꯦ ꯅꯪ ꯌꯥꯝ ꯀꯜꯂꯛꯄ꯭ꯔꯣ ꯍꯥ ꯏꯃꯥꯅ ꯅꯨꯡꯉꯥꯏꯕꯕꯨ ꯑꯩꯅ ꯀꯩꯒꯤ ꯀꯜꯂꯛꯇꯣꯏꯅꯣ ꯅꯨꯡꯉꯥꯏꯕꯗꯣ ꯏꯃꯨꯡꯗ ꯅꯨꯡꯉꯥꯏꯒꯦꯔꯥ ꯂꯩꯀꯥꯏꯗ ꯃꯤꯋꯥ ꯉꯥꯡꯕ ꯆꯠꯀꯦꯔꯥ ꯇꯧ ꯑꯩꯈꯣꯏꯗꯤꯅꯦ ꯎꯕꯗ ꯃꯤꯠꯁꯦ ꯅꯥꯖꯔꯕꯗꯣ ꯍꯦ ꯅꯃꯤꯠꯇꯣ ꯅꯥꯔꯒꯅꯦ ꯁꯤꯗ ꯀꯣꯊꯣꯛꯄꯤꯔꯒꯦ ꯂꯥꯎꯗꯅ ꯂꯥꯎꯋꯣ ꯑꯁ ꯄꯦꯜꯂꯦ ꯏꯃꯥ ꯍꯥꯏꯕꯤꯒꯦ ꯅꯪ ꯍꯌꯦꯡ ꯃꯧ ꯂꯥꯛꯑꯒ ꯅꯪꯁꯦ ꯁꯨꯛꯅꯨꯡ ꯅꯨꯡꯁꯤꯕꯤꯔꯣꯏꯌꯦ ꯅꯪ ꯃꯧꯅ ꯅꯨꯡꯁꯤꯔꯒ ꯀꯔꯤꯕꯨ ꯀꯥꯟꯅꯅꯤ ꯍꯥ ꯑꯗꯨꯒꯅꯦ ꯅꯨꯡꯁꯤꯒꯦꯔꯥ ꯅꯨꯡꯁꯤꯔꯣꯏꯔꯥ ꯑꯩꯉꯣꯟꯗꯒ ꯃꯆꯤꯟꯒꯗ ꯈꯨꯝꯃꯛꯑꯕ ꯎꯠꯀ ꯋꯥꯏꯒ ꯅꯩꯒꯗꯕꯅꯤꯍꯦ ꯀꯅꯥꯒꯤ ꯃꯧ ꯑꯁꯤ ꯋꯥꯉꯥꯡ ꯁꯉꯥꯡꯁꯤꯕꯨ ꯀꯅꯥꯒ ꯇꯤꯟꯅꯕ ꯌꯥꯗꯣꯏꯅꯣ ꯍꯥꯏꯕꯅꯤꯗ ꯃꯁꯤꯅꯅꯦ ꯄꯥꯕꯅ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯊꯤꯔꯒ ꯂꯩꯈ꯭ꯔꯤꯗꯣ ꯍꯦ ꯇꯥꯅꯤꯡꯗꯦ ꯆꯠꯂꯣ ꯁ꯭ꯋꯥꯏꯗꯅꯦ ꯇꯦꯛ ꯇꯦꯛ ꯉꯥꯡꯉꯛꯀ ꯑꯩ ꯉꯥꯛꯇ ꯎꯏꯒꯦ ꯆꯠ ꯁꯛꯍꯦꯟꯕꯤꯁꯨ ꯃꯃꯥꯒꯤ ꯃꯑꯣꯡꯗꯨꯗ ꯉꯥꯡꯅꯕ ꯇꯟꯗꯨꯅ ꯆꯪꯈꯤꯔꯝꯃꯤ ꯑꯄꯥꯕꯤꯁꯨ ꯃꯪꯒꯣꯜꯗꯨꯗ ꯐꯝꯗꯨꯅ ꯎꯏꯔꯤ ꯃꯥꯅ ꯀꯟꯅ ꯎꯏꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯈꯝꯕꯁꯨ ꯂꯥꯛꯂꯝꯃꯤ ꯑꯩꯅ ꯌꯨꯝꯗ ꯂꯥꯛꯇ꯭ꯔꯤꯕꯁꯤ ꯑꯣꯈꯥꯛꯇꯤ ꯀꯨꯏꯔꯦꯗ ꯃꯐꯝꯒꯁꯦ ꯆꯍꯤ ꯈꯔꯁꯤꯗ ꯀꯌꯥꯗ ꯑꯣꯜꯂꯝꯂꯤꯕꯅꯣ ꯑꯣ ꯅꯨꯡꯁꯤꯗ ꯑꯩꯅ ꯈꯔ ꯐꯒꯗ꯭ꯔꯥ ꯍꯥꯏꯗꯅ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯁꯣꯅꯣ ꯆꯨꯕꯤ ꯁꯣꯅꯣꯗ ꯈꯔ ꯍꯦꯟꯕꯤꯁꯦ ꯍꯦꯛ ꯊꯤꯗ꯭ꯔꯗꯅ ꯄꯨꯟꯁꯤꯁꯦ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯐꯤꯕꯝ ꯁꯣꯛꯄ ꯍꯥꯏꯕꯗꯣ ꯍꯦꯛ ꯑꯣꯏꯗ ꯑꯁꯨꯝꯅ ꯃꯆꯤꯟꯅ ꯁꯣꯟꯗꯨꯅ ꯑꯀꯣꯏꯕꯗꯨ ꯀꯣꯌꯦꯡ ꯌꯦꯡꯂꯤ ꯃꯃꯥ ꯅꯠꯇ꯭ꯔꯅꯦ ꯃꯪꯒꯣꯜ ꯃꯁꯤꯁꯤꯗ ꯎꯏꯔꯤꯕꯁꯤꯕꯣ ꯃꯃꯥ ꯑꯄꯥꯕꯤ ꯇꯥꯔꯤꯕ꯭ꯔꯥ ꯅꯪꯕꯣ ꯀꯔꯤꯅꯣ ꯃꯪꯒꯣꯜꯁꯤꯗ ꯎꯏꯔꯤꯕꯁꯤꯕꯣ ꯅꯈꯣꯏ ꯃꯄꯥ ꯅꯪꯗꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯩꯒꯤ ꯃꯪꯂꯥꯟꯗ ꯂꯥꯛꯄꯗꯣ ꯉꯁꯤꯁꯨ ꯂꯥꯛꯂꯤꯕ ꯑꯣꯏꯔꯦ ꯇꯨꯝ ꯐꯥꯎꯕ ꯇꯨꯝꯗ꯭ꯔꯤꯁꯤꯗꯤ ꯃꯪꯒꯣꯜꯗ ꯉꯥꯛꯇꯪ ꯎꯏꯕꯅꯤ ꯁꯤꯗꯤ ꯃꯄꯥ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡꯒꯤ ꯃꯪꯗ ꯑꯣꯏꯅ ꯑꯗꯨꯝ ꯂꯥꯛꯑꯣꯗ ꯀꯔꯤꯅꯣꯅꯦ ꯃꯁꯤꯗꯤ ꯍꯥꯟꯅꯗꯒꯤ ꯄꯨꯔꯥ ꯍꯦꯟꯖꯜꯂꯝꯃꯦꯗꯅ ꯄꯥꯕꯤ ꯃꯪ ꯅꯠꯇꯦꯅꯦ ꯅꯪꯕꯣ ꯇꯥꯏꯕꯪꯅꯤꯅꯦ ꯁꯤ ꯑꯃꯨꯛꯇ ꯋꯥꯈꯜ ꯇꯥꯎꯁꯦ ꯀꯔꯤꯅꯣꯍꯦ ꯉꯥꯛꯇ ꯎꯏꯕꯁꯤꯗ ꯎꯏꯕꯝꯒ ꯈꯪꯕ ꯅꯠꯇꯦ ꯃꯪꯅꯦꯅ ꯇꯨꯝꯐꯝ ꯈꯪꯗ ꯀꯩ ꯃꯪꯉꯦꯕ ꯏꯆꯥꯁꯤꯡꯁꯦ ꯌꯥꯝ ꯐꯠꯇꯕ ꯉꯥꯛꯇꯅꯤ ꯑꯩꯅ ꯅꯍꯥꯟꯅ ꯃꯈꯣꯏ ꯃꯄꯥꯗꯣ ꯃꯪꯗ ꯇꯣꯏꯅ ꯇꯣꯏꯅ ꯎꯏ ꯑꯗꯨꯅ ꯎꯁꯣꯞ ꯑꯃꯠꯇ ꯀꯠꯁꯦꯅ ꯍꯥꯏꯕꯁꯦ ꯁꯤꯗ ꯂꯦꯛ ꯇꯠꯄ ꯃꯈꯩ ꯌꯥꯗꯕꯅꯦꯕ ꯑꯄꯥꯕꯤ ꯍꯣꯏ ꯃꯥ ꯈꯪꯉꯤꯅꯦꯍꯦ ꯀꯔꯤꯅꯣ ꯑꯩꯅ ꯍꯧꯖꯤꯛ ꯎꯏꯔꯤꯕꯁꯤꯕꯨ ꯃꯪꯂꯣ ꯇꯥꯏꯕꯪꯂꯣ ꯀꯩꯅꯣ ꯑꯩꯅ ꯎꯔꯤꯁꯤꯗꯤ ꯇꯥꯏꯕꯪꯅꯦ ꯇꯥꯏꯕꯪ ꯀꯗꯥꯏꯗꯒꯤ ꯃꯪꯅꯣ ꯑꯌꯨꯛꯁꯤꯗ ꯅꯠꯇꯦ ꯅꯪꯕꯨ ꯑꯍꯤꯡ ꯑꯝꯇ ꯇꯨꯝꯗ꯭ꯔꯕꯣ ꯑꯌꯨꯛꯁꯤꯗ ꯃꯪꯒꯣꯜꯗ ꯎꯏꯔꯤꯕꯁꯤꯕꯣ ꯑꯩꯅꯗꯤ ꯏꯆꯥꯁꯤꯡꯗ ꯃꯄꯥꯁꯦ ꯃꯪꯗ ꯇꯠꯇꯅ ꯎꯏ ꯂꯥꯡꯕꯟ ꯊꯥꯒ ꯑꯣꯏꯕꯁꯤꯗ ꯇꯔꯄꯟ ꯑꯝꯇ ꯀꯠꯁꯤ ꯍꯥꯏꯗꯅ ꯍꯥꯏꯔꯝꯂꯤꯕꯅꯤꯅꯦ ꯑꯄꯥꯕꯤ ꯍꯤꯡꯂꯤꯕ ꯑꯩꯕꯨ ꯅꯪꯅ ꯇꯔꯄꯟ ꯀꯠꯄꯤꯗꯧꯔꯤꯕ ꯀꯔꯤꯅꯣ ꯅꯪꯒꯤ ꯀꯣꯛꯁꯤꯕꯣ ꯐꯅꯁꯨ ꯑꯍꯜ ꯑꯣꯏꯔꯦ ꯀꯔꯤꯝꯇ ꯋꯥꯈꯜ ꯇꯥꯕ ꯂꯩꯇꯕꯁꯤꯕꯨ ꯀꯔꯤꯅꯣ ꯅꯪꯗꯤ ꯑꯩꯒꯤ ꯏꯐꯝꯗꯒꯤ ꯁꯤꯈꯤꯕ ꯀꯨꯏꯔꯕꯅꯤ ꯑꯗꯨꯅꯅꯦ ꯑꯩꯅ ꯀꯠꯀꯗꯣꯏꯁꯦ ꯑꯗꯣ ꯅꯪ ꯌꯨꯝꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯂꯤꯕꯅꯣ ꯅꯪꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤꯗꯨꯅ ꯅꯪꯕꯨ ꯇꯥꯟꯊꯣꯛꯄꯤꯔꯛꯂꯕꯔꯣ ꯇꯥꯅꯤꯡꯗꯦꯗ ꯅꯨꯄꯤ ꯃꯁꯤꯁꯨ ꯑꯩꯒꯤ ꯌꯨꯝꯅꯤ ꯍꯥꯏꯕꯁꯦ ꯅꯪꯕꯨ ꯀꯥꯎꯔꯕꯣ ꯅꯪ ꯁꯤꯈꯤꯕꯗꯤ ꯀꯨꯏꯔꯦ ꯌꯨꯝꯁꯤꯗꯒꯤ ꯑꯩꯒꯤ ꯑꯣꯏꯅ ꯑꯃꯨꯛꯀꯁꯨ ꯍꯥꯏꯅꯕꯁꯦ ꯍꯩꯁꯨ ꯈꯪꯗꯦ ꯍꯩꯍꯩꯗꯦꯁꯨ ꯈꯪꯗꯦ ꯍꯤꯡꯂꯤꯕ ꯑꯩꯕꯨ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯁꯤꯍꯟꯅꯤꯡꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯑꯁ ꯈꯪꯗꯦ ꯑꯩꯁꯨ ꯑꯗꯣ ꯅꯪꯕꯨ ꯌꯨꯝꯁꯤꯗ ꯀꯔꯤ ꯊꯕꯛ ꯂꯥꯛꯂꯤꯕꯅꯣꯕ ꯅꯃꯥ ꯅꯆꯥꯒꯤ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯒꯦ ꯍꯥꯏꯗꯅ ꯂꯥꯛꯂꯤꯕꯅꯤꯅꯦ ꯃꯃꯥ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯅꯣꯡꯃꯇ ꯅꯃꯥ ꯅꯆꯥꯕꯨ ꯀꯔꯤ ꯆꯥꯔꯤ ꯍꯥꯏꯕ ꯋꯥꯍꯩ ꯑꯃꯇꯗꯤ ꯍꯪꯗꯅꯤ ꯑꯗꯨꯒ ꯉꯁꯤꯗ ꯌꯨꯝꯁꯤꯗ ꯑꯩꯈꯣꯏꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯂꯥꯛꯂꯤꯕꯅꯤꯅꯦ ꯅꯨꯄꯤ ꯑꯩꯁꯨ ꯊꯥ ꯈꯨꯗꯤꯡꯒꯤ ꯅꯃꯥ ꯅꯆꯥꯒꯤ ꯁꯦꯜ ꯋꯥꯠꯇꯅꯕ ꯑꯗꯨꯝ ꯄꯤꯔꯤꯕꯗꯨꯗꯤ ꯃꯗꯨꯗꯒꯤ ꯂꯩꯔꯤꯕ ꯂꯧ ꯄꯨꯈ꯭ꯔꯤ ꯃꯌꯥꯝꯁꯦ
namana sana loina pariba natro sakhenbina baba ipagi sakhenbi karigino ipa laklaga isana dumna ikoi koina leptra leribadi ha launi sida babagi nakta baba nang nahan makai yumda laktriba kaigino nacha ikhoibu nomuda su ningsingdraba ikhoidi baba bu namit khudingi ningsingi baba nang tasauga khoi ni nungsidraba isa singu ipana karigi kauni karigi su nungsiroi ha baba su isa singi manakta yamna lakningi adubu aina soihiba singsina imayase amuk puduna lanjadrabana khoigi nanakta lakpa ngamdabanine baba nang amut chakhidoira chakranu ba baba ne koibu thadoktuna chaluriba matamse keham kuire atuna hausikti aikhoibu thadokna chakranu baba hey nakoina pado aikoi puna leiminaba pamde haidana ne yumse thadoktuna chakrabanine chakega chakhisan khamunu kaisu haurani aikoi magi haunabi semo baba ai ima khe launaba ngangnabada yumdagi thapakapna sathokpa sangtri sumaina sum tawradi ai yunggamda panba khangaroi angangi kaina mawa naibagi wakhalda khalaga leiboi nek tawradana nanga mai bema nainingdradi kaino imagi manakta sum leibado penjare leijaningje hongbini pawani isabune chauna soidina hongbiga doini khambasu masani na kanna haibaga kuina lapna rubaga masasingi manakta pagi halakpa ngamlamdi somda magi nupi atombidi mapure bahalaktabagi kanna sauri masi thokani haibase aina nan khangdana chakhinu haibaneba yaba ko baleitabaneba se ya phatabadu pani haribasini ko ya phatabadu pani thoinuna asengba ima nangi nupa se mabukti phatte aikhoina sumangondagi selobasigi haibidabai wani thabana aduni ngangmatu sunongmata nusina ngangoiba aduna suknoe nusidi man nusibana matu hanga masasingduga aduga leibana aikhoiga leiredana yare ai napagi meimda satlagane namdana punaga lakke sakhi iti khangange ko khangnima sakhi du nupi ahalgi yumda mapuriba bu kouba laklammi somda khambasu magi nupi ahan apabiga sumangda phamduna wari sari nasa nupi sisune ayapa yapsai mamai ngonsida takpaga ngangbaga adum tawdoini mabungdi namba leiriba sisu nongmata masalsina nganglibase ngang nona thingba nate isa sakhenbiga isa lakpagadi mapa ai lawduna wakhal yamna taina adunani nangonda hehe nganglibdo nangsu nongnini khak lakpasida nongmata aigi misang sangdene nasa singida sanglaga dum layeba aidane ipamda sasakhrage aida nangbu napamda salaga kanagida leitoiba ha nabung no panin toriba singduna nong ta phawba chak saram ta sa sena korokpa natene chummine dusu as khangje daiso sakina nupa nangdi yumnaga amatta lakane haiba khangdaba makai yam nugai leiba zani ne ha hey mama nangdi mafam sida kaidabu laiba ha nati kai lairoba yumda dum ningthina leiba yadro ababina kaidigi angawbino sina mapa kanano sibo ha kanano haibani nupi kaino ni nanau nupi kari kanagi nau nupi ha kanano ba sibo masi masune kidang haibada sat kangoi-dabani nanau nupi ne haiba nanau nupi sakina aisya nangna phajinduna thamliba nupa sigi nupi atombine ipurebe sakibadagi halaktra haidana ne kauge haidana lakniba kari phajinduna thamba gaidi kaino ha hai migi nupa munbi aphawbi tawngambi yumsidaga laktana nang mangaire ne phawrise nupi nakhoi bumta khananu kedorage mi mangdi kaijeiba apabina karigi khanadabano ha mani yumsida hekta sanglakpa yabraba masi pumbase nangna tholiba ngaktane nangna nupa ai mafamsida kuina lainingde lao salase lao si thokani khangdana aina nahan nangonda satpa yaroina haiba natraba ngamkhreda ko atombi noina ngambase nupa sina matu masaki manakta chatsaba phawba nakoina thinglibani ne ha
ꯃꯤꯒꯤ ꯅꯨꯄꯥꯁꯨ ꯃꯨꯟꯕꯤꯕ ꯑꯗꯨꯒ ꯅꯈꯣꯏꯅ ꯍꯦꯜꯂꯦꯅ ꯆꯥꯎꯔꯤꯕ ꯌꯥꯔꯦ ꯀꯗꯧꯔꯒꯤ ꯅꯨꯄꯤ ꯁꯈꯤ ꯅꯪ ꯆꯠꯂꯝꯃꯣ ꯑꯩ ꯉꯁꯤ ꯅꯣꯡꯃ ꯅꯤ ꯂꯩꯔꯒꯅꯦ ꯂꯥꯛꯅꯕ ꯇꯧꯔꯒꯦꯀꯣ ꯀꯔꯤ ꯑꯩꯕꯨ ꯆꯠꯈ꯭ꯔꯣ ꯍꯥꯏꯕ ꯌꯥꯔꯣꯏ ꯅꯪ ꯂꯩꯍꯧꯕ ꯁꯨꯛꯌꯥ ꯌꯥꯔꯣꯏꯌꯦ ꯌꯥꯔꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯤ ꯑꯄꯥꯕꯤꯅ ꯍꯦ 이까이 ꯈꯪꯗꯕꯤ 누빠스네 ꯆꯠꯈ꯭ꯔꯣꯅ 하여디 꼭 ꯆꯠꯈꯤꯕꯁꯤ ꯀꯔꯤ ꯀꯥꯏ ꯍꯥ ꯅꯃꯥꯏꯗꯨꯕꯨ ꯀꯥꯏꯗ ꯄꯥꯜꯂꯤꯅꯣ ꯍꯣ ꯑꯩꯗꯤꯅꯦ ꯑꯩꯒꯤ ꯅꯨꯄꯥ ꯄꯤꯗ꯭ꯔꯤ ꯃꯈꯩ ꯁꯨꯡꯆꯠ ꯆꯠꯂꯣꯏ ꯍꯥꯏꯖꯔꯤꯕ ꯀꯌꯥꯗ ꯎꯁꯤꯠꯇ꯭ꯔꯤꯕꯅꯣ ꯌꯦꯡꯉꯨꯅꯦ ꯌꯨꯝꯁꯤꯗꯒ ꯂꯥꯛꯂꯒ ꯑꯩꯒꯤ ꯏꯃꯥꯡꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅꯒ ꯍꯥꯏꯅꯦ ꯏꯄꯨꯔꯣꯏꯕꯒ ꯀꯥꯏꯗꯅ ꯍꯩ ꯅꯨꯄꯤ ꯅꯪꯅꯦ ꯅꯁꯝꯗ ꯈꯨꯗꯥꯡꯗ ꯌꯦꯜꯂꯒ ꯍꯥꯏꯗꯠꯂꯨꯔꯥ ꯍꯥ ꯍꯥꯏꯗꯠꯂꯨꯔꯣ ꯏ ꯅꯪꯅ ꯑꯩꯒꯤ ꯁꯝꯁꯦ ꯍꯥꯏꯔꯒꯦ ꯍꯥꯏꯔꯒ ꯑꯩꯅ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯅꯤꯅ ꯈꯜꯂꯤꯕ ꯑꯗꯨꯗꯤ ꯇꯨꯃꯤꯟꯅ ꯂꯩ ꯂꯩꯇꯦꯗꯣ ꯌꯦꯡꯕ ꯇꯥꯔꯦꯗꯅ ꯁꯤ ꯍꯥꯏꯗꯨꯅ ꯄꯥꯕꯤ ꯁꯥꯈꯤꯗ ꯆꯣꯡꯁꯤꯟꯗꯨꯅ ꯃꯁꯝ ꯐꯣꯏꯔꯝꯃꯤ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯅꯪ ꯍꯥ ꯃꯤꯒꯤ ꯅꯨꯄꯥ ꯄꯥꯎꯈꯣꯗꯅ ꯑꯃꯨꯛꯇꯪꯗꯤ ꯅꯪꯁꯦ ꯐꯨꯒꯦ ꯈꯜꯂꯤꯕꯅꯤ ꯑꯩꯅ ꯑꯩꯒꯤ ꯅꯨꯄꯥꯕꯨ ꯅꯪꯅ ꯂꯥꯞꯅ ꯄꯨꯗꯨꯅ ꯂꯣꯠꯈꯤꯕꯒꯤ ꯅꯪ ꯐꯨꯕꯤꯗꯕꯅꯤꯀꯣ ꯅꯪ ꯐꯨꯕꯤꯗꯕꯅꯤ ꯅꯪ ꯑꯣ ꯏꯃꯥ ꯁꯤꯔꯦ ꯀꯔꯤꯅꯣ ꯊꯥꯗꯣꯛꯑꯣꯅꯦ ꯑꯉꯥꯎꯕꯤ ꯊꯥꯗꯣꯛꯑꯣ ꯍꯥꯏꯕꯅꯦ ꯅꯪꯁꯨ ꯑꯗꯨꯗꯤ ꯈꯣꯡꯄꯥꯛꯁꯤꯗꯤ ꯀꯥꯎꯈꯤꯗꯦ ꯅꯨꯡꯉꯥꯏꯕ꯭ꯔꯥꯗꯣ ꯀꯔꯤꯅꯣ ꯑꯩꯒꯤ ꯅꯨꯄꯤ ꯑꯅꯤꯁꯤꯕꯣ ꯅꯠꯇꯦ ꯃꯣꯏꯒꯤ ꯐꯨꯅꯕꯒꯤ ꯃꯁꯥꯟꯅ ꯀꯥꯏꯗꯣ ꯁꯥꯟꯅꯔꯛꯄ꯭ꯔꯥ ꯀꯔꯤꯅꯣ ꯀꯤꯕꯨ ꯀꯤꯔꯦꯗ ꯆꯦꯜꯍꯧꯔꯁꯤꯔ ꯈꯪꯗꯦꯅꯦ ꯃꯈꯣꯏꯅꯤ ꯃꯥꯟꯅꯗꯨꯅ ꯑꯩꯉꯣꯟꯗ ꯃꯣꯟꯁꯤꯜꯂꯛꯂꯕꯗꯤ ꯑꯩ ꯁꯣꯏꯗꯅ ꯁꯤꯕ ꯇꯥꯔꯦ ꯏꯆꯥꯁꯤꯡꯁꯨ ꯑꯝꯇ ꯂꯩꯇꯦ ꯇꯟꯖꯥꯁꯤꯗ ꯇꯧꯔꯤꯁꯤ ꯑꯄꯥꯕꯤꯅ ꯑꯌꯣ ꯑꯩꯉꯣꯟꯗꯒ ꯀꯥꯎꯗ꯭ꯔꯒ ꯇꯧꯏꯅꯦ ꯑꯩꯉꯣꯟꯗ ꯀꯥꯎꯔꯤꯕ ꯅꯈꯣꯡꯁꯦ ꯄꯥꯏꯔꯒ ꯊꯥꯡꯒꯠꯀꯦ ꯑꯄꯥꯕꯤꯅ ꯁꯥꯈꯤꯒꯤ ꯃꯈꯣꯡꯗꯨ ꯇꯥ ꯄꯥꯏꯔꯒ ꯃꯃꯥꯡꯂꯣꯝꯗ ꯆꯤꯡꯉꯤ ꯁꯥꯈꯤꯗ ꯂꯣꯡꯅ ꯃꯈ꯭ꯋꯥꯡꯗꯨ ꯌꯩꯁꯤꯟꯗꯨꯅ ꯇꯥꯏ ꯇꯥꯟꯖꯥꯗꯨꯗ ꯑꯄꯥꯕꯤ ꯑꯃꯨꯛꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯁꯥꯈꯤꯒꯤ ꯃꯈꯨꯠ ꯃꯁꯥꯗꯨ ꯈꯨꯖꯤꯟꯅ ꯈꯣꯠꯂꯤ ꯑꯌꯣ 이씨 ꯍꯤꯡꯆꯥꯕꯤ ꯑꯌꯣ ꯑꯁꯨꯛ ꯀꯟꯅ ꯃꯤꯕꯨ ꯀꯩꯅꯣ ꯑꯁꯨꯛ ꯀꯟꯅ ꯈꯣꯠꯂꯤꯕꯁꯤꯕꯨ ꯍꯧꯅꯕ꯭ꯔꯥ ꯍꯥꯏꯕꯅꯤ 이가 ꯂꯣꯏꯅ ꯊꯣꯛꯑꯦ ꯇꯧꯔꯤꯁꯤ ꯑꯌꯣ ꯈ꯭ꯋꯥꯡꯁꯤꯁꯨ ꯌꯩꯁꯤꯟꯈ꯭ꯔꯦ ꯂꯦꯡꯕ ꯌꯥꯗ꯭ꯔꯦ ꯍꯦ ꯅꯨꯄꯥ ꯅꯪ ꯅꯇꯨꯁꯤꯅ ꯑꯩꯉꯣꯟꯗ ꯐꯨꯔꯤꯕꯁꯦ ꯅꯃꯤꯠꯇꯨ ꯎꯗ꯭ꯔꯣ ꯇꯥꯟꯖꯥꯗꯨꯗ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯤ ꯁꯛꯍꯦꯟꯕꯤꯁꯨ ꯍꯜꯂꯛꯂꯝꯃꯤ ꯀꯩꯅꯣ ꯇꯧꯔꯤꯁꯤꯅ ꯄꯥꯕꯥ ꯏꯃꯥ ꯈꯟꯅꯔꯤꯕꯁꯤꯕꯨ ꯀꯅꯥꯅꯣ ꯀꯩꯅꯣ ꯁꯨꯃꯥꯡꯁꯤ ꯈꯟꯅꯔꯒ ꯄꯥꯕꯅ ꯁꯨꯝ ꯌꯦꯡꯉ ꯂꯩꯔꯤꯕꯁꯤꯕꯣ ꯕꯦꯝꯃ ꯅꯃꯥꯇꯣꯟꯅꯤꯅꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯁꯨꯃꯥꯡꯁꯤ ꯈꯟꯅꯕꯁꯤꯕꯨ ꯀꯅꯥꯅ ꯍꯧꯅꯒꯦꯕ ꯁꯦ ꯏꯃꯥ ꯑꯝꯇ ꯊꯥꯗꯣꯛꯑꯝꯃꯤ ꯁꯦ ꯃꯤ ꯂꯣꯏ ꯌꯦꯡꯅꯔꯦꯕ ꯑꯩꯁꯨ ꯈꯪꯐꯝ ꯈꯪꯗ꯭ꯔꯕ ꯀꯔꯝꯕꯗ ꯈꯥꯝꯗꯣꯏꯅꯣ ꯑꯃꯗ ꯍꯥꯏ ꯌꯥꯗꯦ ꯑꯃꯗ ꯍꯥꯏ ꯌꯥꯗꯦ ꯌꯥꯝ ꯈꯠꯅꯅꯤꯡꯉꯗꯤ ꯈꯠꯅꯔꯣꯅ ꯈꯠꯅꯍꯜꯂꯤꯕꯅꯤ ꯄꯥꯕꯁꯨ ꯏꯃꯥꯒ ꯁꯨꯝ ꯃꯥꯟꯅꯔꯒ ꯀꯩꯅꯣꯝ ꯇꯧꯔꯦꯗ 이마 타도 하이버니 세 미시 시바다리바 아빠비나 캉브라 낭군바 까슈레이타비 마나수 에이 우시타바 사르다나 사키나 아유 시레다 헤이 누빠나 빠비다비 이까이 캉다비 누빠나 빠비다바기 후독비람라가 아이고나가 속시두나 푸이냐 아숨나 아빠비 마디 사키 카나바다기 사키 마욤다 모한키람미 ꯈꯝꯕꯁꯨ ꯀꯨꯏꯅ ꯊꯥꯗꯣꯛꯇꯨꯅ ꯊꯝꯂꯨꯔꯕ ꯃꯆꯥꯁꯤꯡꯕꯨ ꯑꯃꯨꯛ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯉꯝꯗꯕꯗꯒꯤ ꯅꯨꯄꯤ ꯑꯍꯜꯒꯤ ꯃꯅꯥꯛꯇ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯁꯥꯈꯤꯒꯤ ꯃꯆꯥꯅꯨꯄꯤ ꯑꯅꯤ ꯊꯣꯏꯅꯨ ꯑꯃꯗꯤ ꯊꯕꯥꯁꯨ ꯃꯌꯨꯝ ꯄꯥꯟꯈꯤꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯁꯥꯈꯤ ꯃꯇꯣꯝꯇ ꯉꯥꯏꯍꯧꯔꯦ ꯁꯣꯝꯗ ꯑꯄꯥꯕꯤꯒꯤ ꯃꯆꯥꯅꯨꯄꯥ ꯂꯥꯛꯄꯁꯨ ꯅꯨꯄꯤ ꯊꯤꯔꯝꯃꯤ ꯕꯥꯕꯥ ꯉꯁꯤꯗꯤ ꯅꯆꯥ ꯋꯥ ꯑꯃ ꯇꯥꯏꯖꯒꯤꯗꯅ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣꯅꯦ ꯍꯥꯏꯌꯨꯅꯦ ꯕꯥꯕꯥ ꯏꯃꯥꯇꯣꯟꯗꯣ ꯁꯣꯝꯇ ꯃꯇꯣꯝꯇ ꯁꯨꯝ ꯂꯩ ꯍꯥꯏꯅ ꯇꯥꯏ ꯑꯉꯥꯡ ꯑꯅꯤꯗꯨꯁꯨ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯈ꯭ꯔꯦ ꯍꯥꯏ ꯄꯥꯕꯅꯁꯨ ꯆꯠꯂꯣꯏꯗ꯭ꯔꯕꯅꯤꯅ ꯌꯨꯝꯁꯤꯗ ꯄꯨꯔꯛꯇꯨꯅ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯁꯤꯔꯥ ꯈꯪꯗꯦꯅꯦ ꯇꯧꯔꯤꯕꯁꯦ ꯃꯃꯥꯡꯒꯤ ꯄꯨꯟꯁꯤꯗ ꯋꯥꯈꯜ ꯈꯟꯊꯕ ꯈꯔ ꯋꯥꯠꯈꯤꯕꯗꯨꯅ ꯑꯍꯜ ꯑꯣꯏꯔꯛꯂꯕ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯗꯔꯨ ꯃꯇꯝꯁꯤꯗ ꯑꯁꯨꯛ ꯀꯣꯛ ꯁꯥꯕ ꯐꯠꯇꯕ ꯃꯤ ꯍꯥꯏꯕꯗꯨꯅꯤꯅꯦ ꯑꯩꯁꯦ ꯕꯥꯕꯥ ꯍꯧꯈꯤꯕꯅ ꯍꯧꯈ꯭ꯔꯦ ꯅꯃꯧꯅꯁꯨ ꯀꯟꯅ ꯏꯃꯥꯇꯣꯟꯗꯣ ꯑꯇꯣꯝꯇ ꯁꯣꯟꯖꯤꯜꯂꯛꯂꯕ ꯀꯥꯟꯗ ꯂꯩꯕꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯃꯔꯣꯏ ꯍꯥꯏꯗꯅ ꯅꯃꯥꯅ ꯀꯔꯤꯃꯨꯛ ꯍꯥꯏꯔꯛꯄ ꯅꯃꯥꯒꯤ ꯃꯑꯣꯡꯁꯤꯗ ꯃꯗꯨ ꯌꯥꯔꯣꯏꯗ ꯏꯄꯥꯒꯤ ꯂꯥꯛꯄ ꯕꯥꯕꯥ ꯏꯃꯥꯒꯤꯗꯤ ꯅꯃꯧ ꯅꯨꯄꯤꯅ ꯃꯥ ꯉꯝꯅꯕ ꯊꯦꯝꯂꯒꯦ ꯍꯥꯏꯔꯤ ꯊꯥꯏꯅ ꯅꯍꯥ ꯑꯣꯏꯔꯤꯉꯩ ꯃꯇꯝꯁꯨ ꯅꯠꯇ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯏꯃꯥ ꯑꯅꯤꯃꯛ ꯄꯨꯛꯆꯦꯜ ꯈꯔ ꯆꯥꯎꯊꯣꯛꯅꯕ ꯌꯥꯔꯦ ꯀꯩꯅꯣ ꯃꯣꯏꯒꯤ ꯀꯣꯛꯁꯤꯡꯗꯨꯅ ꯑꯗꯨꯒꯨꯝꯕ ꯍꯥꯏꯕꯗ ꯋꯥꯈꯜ ꯇꯥꯔꯣꯏꯅꯦ ꯕꯥꯕꯥ 이마도 하나 넣으러시. 아두가 까리 까람 떠본 하비도 가나라시. 누아이로이 도리다 한우 당시다. 아마 세남도 키르바기 누비 소노 수비세. 아니 이쁘나 세나 더러봐.
नुमित अफब मयेंगदुना खंबा लाकपा मदी मागी लोइनबी तोंबी मखोय अहुमना ममा तोंबी साखीबु लौब लाक्लमी साखीना कना कना थोंगालदा अमुक चंगलक्लिबसिना मखोय मपा नत्रने सिबो ममा अई लाइने हे कइदौबा अमुक लाइबा नंगदे नंगी नुपी हने हेली हाइदना नंग अईगी नाक्ता लाखिद्रबा नत्रो अईना लाक्लिबसे नंगबु लौब लाक्लिबनी आगी युमदा नसेने नसा सिंगा अखोई पुना लेरसे हाइदना लाक्लिबनीने इस हा हायो नोकपु नोकजनिंगी अईबु नंगी ना युमदा पुरगा नंगी ना तु नसा मयाम संगदना फुहनगे हारिब्रो हा तु नहान मुसु नंगी नुपी हलदना कोटखिबगी दागसे खुसिना खोटपगी दागसे हौजिक फावबो कोकपा नतेने लाक्पना सिसु अखोई मादे कशु तादेने फनबु नुगाइरी अखोई पाबगी नुपी अनिसे तोंबीना इमा कईगी इमाबु फुदोइनो अखोई मैम लेरिबसिदी अखोईगा पुन्ना नुंगाइ लेरसे होय बेमा नंगने हेना कीख्रेने आइदि नखोइना नेबोकना अई पुरौ हाइदना सेल कया पिरके हा मदुदगिने अईने हेना पीके नखोइना नेबोकतो हातिगा हातुरोइ बेमा खंबना ममा करिनो नंगना nganglibdubo ha nasa namusina nangna tomta leibadu nungaite aduna lawbirasi haidana lai aduga nangna makoidu monsilaga khana bahurine baba ima tonsi ehoi maga kaidanu yam manari mi khana pamasti oidoini makoi anigi mi khana bu pamsiga punna leiminna babu gyaga toribren torisi sasa baba adugidi kashu toroida ahloirabanina aikhoiga ningthina loinaraga adum yaniba sakina chakro salunoi aduga ne mapa nangdi lehau chakiba sunya yaroi hariba siniko khambana mama hanuraba aikoi ni tang kamdongna famsi leiga doinone aduna isai mugi manakta punna leiraseba asamna makoi humna namduna themlaga sakhibu puraklami matam kharagi matungdadi sakhi amadi apabi yamna chanaba haibdu oikre asumna masa phaba poklubana khambagi mathong chajabi yumbal adu masa singna komjin tasinduna nungaina khana chaina yaudana pankhirami adongai matam amagi wari ni kul amada sakhi kauba ahal oirabi hanubi ama leirami mahaki masunupa jahini pan suraba khaba kauba ma leirami sakhi asi masubu yamna luna tawzaba ahal ama oirami mahakna masunupabu luna tawba asina maram oiraga khaba lam yamna henba angang ama oirami nomagi numitni khaba lampakta masung mamanaba singa sanabada mana sauthoi kauba mamanaba amagi mamaida khuzina khotlami sauthoi adu kapladuna mamabu puduna laklami tuima mana maido khuzina khotlaiba hey khaba kaigina nangna sauthoida khuzina kholaidi ha mana aigi mangna chensilokpagini nangi mangna sensile edanabu adumna tawba hongnabro hando kholuna phajana haiba yadabra haibani tanza sida khabagi mabok sakhi adusu lampakta masunupa na mi khana hore haibagi pawdu taraduna laklami mabok lakpu ubada khabadu kapsinaraklami abo jokthoi gi mamane ngonda thina chaiba abok lai hai kai gi noi be manangna ai gi su thoibada sairi dia ha imabo kina susya lam yam ne hele anga taiga manadi yeng isanupa gi mamai da tariba khuzin ba mise sibo hongnari bro ha kai no sidi tusin bada tawri oiramni da ai gi suna tawbo oiramoi kai no imabo tariba daksya khuzin ba mini sibo karamna tusin bada tawdorige imabo kina susina isagi mamai sya asuk thina khotla sipau na suna nate haidori bro ho angang ni na khangdana na tawjani ni ni saunu ibema matung manau asumna tawdana khra warakpi kam di helabani imabo kina susi sakhi madom khanjai asumna I ai subu kam helamni kaidana khangni masi asi haina sakhi sauthoiga sokpadu yengbi haina magi manakta kausilami kadai isu sauthoi abo yengge lawo nangi asokpado asi haina sauthoi sokpadu yengba sasinaraga sauthoi puksepta khuzina siklami ayoma kaino bo khuzina silaidu kaino ima masi boksina migi pukta khuzin sikliba
ꯀꯩꯅꯣ ꯏꯃꯥꯕꯣ ꯑꯩꯒꯤ ꯏꯆꯥꯗ ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩꯒꯦ ꯑꯁꯣꯛꯄ ꯌꯦꯡꯒꯦꯅ ꯀꯧꯁꯤꯜꯂꯒ ꯂꯣꯟꯅ ꯈꯨꯖꯤꯟꯅ ꯁꯤꯛꯂꯛꯏꯁꯤꯕꯨ ꯀꯩꯒꯤꯅꯣ ꯍꯥꯏ ꯀꯔꯤꯅꯣ ꯑꯩꯗꯤ ꯈꯨꯖꯤꯟꯅ ꯁꯤꯛꯇꯦꯅꯦ ꯀꯩꯗꯧꯕꯒꯤ ꯑꯩꯕꯨ ꯈꯨꯖꯤꯟꯅ ꯁꯤꯛꯇꯣꯏꯅꯣ ꯑꯗꯨꯒ ꯑꯉꯥꯡꯒꯤ ꯃꯕꯨꯛꯁꯤꯗ ꯈꯨꯖꯤꯟ ꯃꯃꯤ ꯇꯥꯈꯩ ꯉꯥꯡꯂꯤꯁꯤꯅ ꯀꯩꯒꯤ ꯇꯨꯝꯗꯤ ꯀꯥꯡꯅꯒ ꯆꯤꯛꯄ ꯑꯣꯏꯔꯝꯅꯤꯅꯦ ꯅꯪꯕꯨ ꯑꯩꯗꯤ ꯀꯔꯤꯁꯨ ꯇꯧꯖꯗꯦꯀꯣ ꯌꯥꯔꯦ ꯏꯃꯥꯕꯣ ꯍꯩ ꯏꯃꯥꯒꯤ ꯕꯨꯡꯉꯣ ꯌꯨꯝꯗ ꯆꯪꯉꯁꯤ ꯂꯥꯎ ꯃꯣꯏꯒꯤ ꯃꯁꯨ ꯃꯕꯦꯟꯁꯤꯗꯤ ꯄꯨꯔꯥ ꯀꯩꯅꯣꯝꯅꯤ ꯃꯁꯨꯁꯤꯗꯤ ꯅꯠꯇꯤꯌꯦ ꯃꯤ ꯐꯠꯇ꯭ꯔꯤꯁꯤ ꯃꯕꯣꯛꯁꯤꯅ ꯐꯠꯇꯕ ꯃꯀꯣꯛ ꯑꯣꯏꯔꯝꯃꯤ ꯑꯁꯤ ꯍꯥꯏꯅ ꯆꯥꯎꯊꯣꯏꯕꯨ ꯃꯃꯥꯅ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯁꯥꯈꯤ ꯍꯧꯖꯤꯛꯇꯗ ꯃꯣꯃꯣ ꯅꯣꯛꯂꯛꯂꯝꯃꯤ ꯑꯁ ꯀꯝꯗꯧꯏ ꯑꯩꯒꯤ ꯏꯁꯨꯗ ꯆꯩꯕꯒꯤꯅꯤ ꯑꯩꯅ ꯅꯆꯥꯅꯨꯄꯥꯗ ꯈꯨꯖꯤꯟꯅ ꯁꯤꯛꯇꯠꯂꯤꯗꯣ ꯏꯁꯨ ꯊꯣꯏꯕ ꯃꯤꯅ ꯉꯝꯍꯟꯒꯅꯨ ꯃꯤꯅ ꯉꯝꯍꯟꯕ ꯌꯥꯗꯦꯀꯣ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯅꯪꯒꯤ ꯃꯈꯥꯗ ꯊꯝꯒꯗꯕꯅꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈꯤꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯀꯨꯁꯨꯝ ꯃꯆꯥꯅꯨꯄꯥ ꯈꯥꯕꯕꯨ ꯂꯝ ꯍꯦꯜꯂꯦ ꯍꯥꯏꯅ ꯆꯩꯔꯤ ꯍꯦ ꯅꯪꯅ ꯀꯩꯒꯤꯅꯣ ꯑꯁꯨꯛ ꯌꯥꯝꯅ ꯂꯝ ꯍꯦꯜꯂꯤꯁꯦ ꯍꯥ ꯀꯩꯒꯤꯅꯣꯕ ꯅꯪꯅ ꯃꯤꯒꯤ ꯃꯆꯥ ꯐꯨꯔꯣꯏ ꯍꯥꯏꯔꯤꯁꯦ ꯐꯨꯅꯤꯡꯕꯒꯤ ꯐꯨꯏꯕ ꯅꯊꯧꯔꯣ ꯍꯩꯃ ꯍꯩꯃ ꯃꯤ ꯀꯌꯥꯗꯣ ꯁꯤꯠꯇ꯭ꯔꯤꯕ ꯑꯉꯥꯡꯗꯣ ꯌꯦꯡꯉꯨꯅꯦ ꯃꯁꯦ ꯃꯆꯤꯟꯒꯁꯦ ꯌꯥꯝ ꯈꯨꯝꯃꯤ ꯍꯥꯏ ꯋꯥꯅꯤ ꯃꯁꯤꯗ ꯐꯨꯒꯦꯗ ꯑꯩ ꯃꯁꯤꯁꯦ ꯐꯨꯔ ꯐꯗꯧꯅꯤꯗ ꯃꯁꯦ ꯑꯁꯤ ꯍꯥꯏꯅ ꯀꯨꯁꯨꯝ ꯃꯆꯥꯅꯨꯄꯥꯕꯨ ꯐꯨꯔꯝꯃꯤ ꯃꯃꯥꯅ ꯂꯤꯆꯩꯅ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯍꯦꯛ ꯀꯟꯕꯒ ꯈꯥꯕꯗꯨ ꯃꯕꯣꯛꯄꯨ ꯀꯧꯗꯨꯅ ꯀꯞꯂꯝꯃꯤ ꯑꯕꯣ ꯏꯃꯥꯅ ꯌꯥꯗꯧꯔꯦ ꯑꯩꯕꯨ ꯀꯟꯕꯤꯌꯨ ꯑꯕꯣ ꯏꯃꯥꯅ ꯌꯥꯠꯂꯦ ꯍꯩ ꯃꯧ ꯀꯩꯒꯤꯅꯣ ꯅꯪ ꯅꯆꯥꯁꯦ ꯁꯥ ꯁꯟ ꯐꯨꯕꯗꯧꯅ ꯐꯨꯔꯤꯁꯦ ꯍꯥ ꯏꯁꯨ ꯐꯨꯕ ꯌꯥꯔꯣꯏ ꯃꯕꯣꯛ ꯑꯩ ꯂꯩꯔꯤꯉꯩꯗꯅꯦ ꯏꯁꯨ ꯁꯣꯛꯄ ꯌꯥꯔꯣꯏ ꯑꯁꯤ ꯍꯥꯏꯅ ꯃꯁꯨꯕꯨ ꯈꯟꯖꯤꯟꯗꯨꯅ ꯊꯝꯃꯤ ꯀꯨꯁꯨꯝ ꯃꯅꯦꯝꯒꯤ ꯃꯇꯧ ꯑꯗꯨꯗ ꯌꯥꯝ ꯁꯥꯎꯅꯤꯡꯂꯝꯃꯤ ꯏꯃꯥ ꯃꯁꯤ ꯉꯥꯡꯁꯦ ꯂꯝ ꯌꯥꯝꯅ ꯍꯦꯜꯂꯤ ꯃꯥꯅ ꯃꯤꯒꯤ ꯃꯆꯥꯗꯨ ꯐꯨꯔꯣꯏꯅ ꯍꯧꯖꯤꯛꯇ ꯑꯉꯥꯡꯗꯨꯒꯤ ꯃꯃꯥꯗꯨ ꯂꯥꯛꯂꯒ ꯑꯩꯉꯣꯟꯗ ꯉꯥꯡꯂꯝꯃꯤꯅꯤ ꯏꯁꯨꯅ ꯃꯤꯒꯤ ꯃꯆꯥ ꯐꯨꯕꯕꯨ ꯐꯨꯖꯁꯅꯨ ꯀꯩꯅꯣ ꯃꯤꯅꯗ ꯑꯩꯒꯤ ꯏꯁꯨ ꯐꯨꯔꯛꯇ꯭ꯔꯒ ꯂꯣꯏꯔꯦ ꯅꯪ ꯁꯤꯗꯤ ꯃꯤꯅ ꯀꯜꯂꯛꯄꯤꯅꯕ ꯊꯕꯛ ꯌꯥꯝ ꯇꯧꯏꯗ ꯀꯩꯒꯤꯅꯣ ꯏꯃꯥꯅ ꯑꯉꯥꯡꯁꯦ ꯑꯁꯨꯛ ꯌꯥꯝꯅ ꯀꯟꯈꯠꯂꯤꯕꯁꯤꯕꯣ ꯏꯃꯥꯅ ꯅꯁꯨꯁꯦ ꯃꯥꯡꯍꯟꯗꯧꯔꯦ ꯑꯩꯅ ꯀꯥꯏꯗ ꯏꯁꯨ ꯃꯥꯡꯍꯟꯗꯧꯔꯒꯦ ꯍꯥ ꯅꯠꯇꯦ ꯅꯪꯕꯨ ꯀꯔꯝꯕ ꯃꯃꯥꯅꯣ ꯅꯆꯥꯒꯁꯦ ꯑꯃꯠꯇ ꯅꯨꯡꯁꯤꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯕꯅꯤ ꯏꯁ ꯏꯁꯨꯒꯤ ꯃꯁꯥꯁꯦ ꯆꯩꯐꯝ ꯃꯤ ꯉꯥꯛꯇ ꯉꯥꯏꯔꯤ ꯌꯦꯡꯉꯨꯅꯦ ꯃꯁꯤꯕꯣ ꯏꯃꯥ ꯂꯝ ꯍꯦꯟꯕꯒꯤꯅꯦ ꯑꯩꯅ ꯐꯨꯔꯤꯗꯣ ꯑꯩꯕꯨ ꯍꯥꯟꯅ ꯑꯁꯨꯝꯅ ꯃꯥꯕꯨ ꯐꯨꯔꯝꯕ꯭ꯔꯣ ꯉꯥꯡꯕ ꯂꯧꯔꯛꯇꯕꯒꯤꯅꯦ ꯑꯩꯅ ꯃꯥ ꯐꯨꯔꯛꯏꯁꯦ ꯑꯩꯒꯤꯁꯨ ꯏꯆꯥꯅꯤ ꯀꯩꯗꯧꯕꯒꯤ ꯅꯨꯡꯁꯤꯔꯣꯏꯗꯣꯏꯅꯣ ꯑꯗꯨꯕꯨ ꯅꯨꯡꯁꯤ ꯍꯥꯏꯅ ꯃꯥꯅ ꯂꯝ ꯍꯦꯜꯂꯁꯨ ꯑꯗꯨꯃꯛ ꯋꯥꯔꯛꯇꯅ ꯊꯝꯒꯗ꯭ꯔꯣ ꯑꯩꯅ ꯃꯥꯕꯨ ꯐꯨꯔꯤꯁꯦ ꯁꯤꯅꯕ ꯐꯨꯕ ꯅꯠꯇꯦ ꯀꯤꯅꯕ ꯂꯝ ꯍꯦꯟꯗꯅꯕ ꯐꯨꯕꯅꯤ ꯊꯧꯕꯥꯜꯗꯣꯡ ꯆꯐꯨꯕꯨ ꯀꯥꯏꯅꯕ ꯌꯩꯕ꯭ꯔꯥ ꯍꯥꯏꯕ ꯄꯥꯎꯔꯧꯗꯣ ꯏꯃꯥꯗꯤ ꯈꯪꯕꯤꯗ꯭ꯔ ꯃꯥꯜꯂꯦ ꯃꯃꯥ ꯃꯄꯥ ꯑꯃꯠꯇꯅ ꯃꯆꯥꯕꯨ ꯁꯤꯔꯁꯅꯨ ꯍꯥꯏꯅ ꯐꯨꯕ ꯅꯠꯇꯦ ꯃꯈꯣꯏꯕꯨ ꯇꯨꯡꯗ ꯂꯝ ꯍꯦꯟꯗꯅꯕ ꯍꯥꯏꯅ ꯋꯥꯔꯛ ꯋꯥꯇꯦꯝꯕꯅꯤ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯁꯥꯎꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯁꯥꯈꯤ ꯃꯃꯧꯗ ꯀꯔꯤꯁꯨ ꯍꯥꯏꯗ ꯃꯥꯁꯨ ꯃꯁꯨꯒꯤ ꯃꯁꯥ ꯑꯗꯨ ꯇꯥꯞ ꯇꯥꯞ ꯄꯥꯏꯗꯨꯅ ꯌꯦꯡꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯁ ꯃꯁꯤ ꯃꯧꯁꯦ ꯃꯁꯥꯒ ꯅꯨꯡꯁꯤꯕ ꯈꯪꯕ ꯃꯧ ꯅꯠꯇꯦꯅꯦ ꯃꯁꯦ ꯑꯉꯥꯡꯁꯦ ꯌꯦꯡꯅ ꯍꯤꯡꯁꯥꯈꯩ ꯐꯨꯏ ꯍꯥꯏꯕꯤ ꯏꯁꯨ ꯊꯣꯏꯕ ꯅꯪꯕꯨ ꯌꯥꯝ ꯅꯥꯕ꯭ꯔꯅꯦ ꯅꯥꯏꯌꯦꯕꯣ ꯑꯩꯈꯣꯏ ꯃꯥꯁꯦ ꯌꯥꯝ ꯐꯠꯇꯦ ꯃꯤ ꯃꯆꯥꯒꯤ ꯃꯤꯆꯪ ꯑꯗꯣ ꯅꯪꯕꯨ ꯀꯔꯤꯒꯤ ꯃꯤꯒꯤ ꯃꯆꯥ ꯐꯨꯔꯨꯏꯅꯣ ꯃꯥꯅ ꯍꯥꯟꯅ ꯏꯁꯨꯗ ꯐꯨꯔꯛꯏꯔꯥ ꯍꯥ ꯍꯣꯏ ꯃꯥꯅ ꯍꯥꯟꯅ ꯐꯨꯔꯛꯏꯅꯤ ꯑꯩ ꯈꯪꯉꯦꯕ ꯃꯣꯏꯅ ꯍꯥꯟꯅ ꯏꯁꯨꯗ ꯐꯨꯔꯛꯄ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯑꯣꯏꯔꯝꯅꯤꯁꯦ ꯑꯩꯗꯤ ꯉꯁꯥꯏꯅ ꯈꯪꯈ꯭ꯔꯕꯅꯤ ꯌꯦꯔꯥ ꯈꯔ ꯌꯥꯝꯅ ꯐꯨꯖꯤꯜꯂꯝꯃꯨ ꯌꯥꯗ꯭ꯔꯗꯣꯏꯗꯤ ꯃꯇꯨꯡ ꯃꯅꯥꯎꯗꯤ ꯃꯤꯅ ꯈꯨꯄꯥꯛꯅ ꯑꯃꯨꯔꯛ ꯊꯥꯔꯛꯄꯗꯅꯦ ꯅꯪꯅ ꯈꯨꯄꯥꯛꯅ ꯑꯅꯤꯔꯛ ꯊꯥꯖꯤꯜꯂꯨ ꯍꯦꯔꯥ ꯃꯣꯏꯅꯒꯤ ꯏꯁꯨꯗ ꯎꯁꯤꯠꯇꯕ ꯌꯥꯔꯣꯏ ꯏꯁꯨꯁꯤꯗꯤ ꯃꯤꯅ ꯉꯝꯍꯟꯒꯅꯨ ꯗꯝ ꯍꯦꯛꯇ ꯐꯨꯗꯠꯂꯨ ꯑꯕꯣꯛꯅ ꯌꯥꯔꯤ ꯉꯁꯥꯏꯗꯒꯤ ꯇꯧꯔꯤꯕ ꯉꯥꯡꯅꯔꯤꯕꯗꯨ ꯃꯈꯣꯏꯒꯤ ꯌꯨꯝꯊꯪꯅꯅ ꯂꯩꯕ ꯊꯥꯔꯣꯅ ꯇꯥꯔꯝꯃꯤ ꯊꯥꯔꯣ ꯃꯗꯨꯝ ꯑꯁꯨꯝꯅ ꯈꯟꯖꯔꯝꯃꯤ ꯃꯃꯥ ꯑꯁꯤꯅ ꯆꯩꯅ ꯑꯃꯨꯔꯛ ꯑꯅꯤꯔꯛ ꯈꯛꯇꯅꯤ ꯀꯜꯂꯤꯕ ꯑꯗꯨꯒ ꯃꯕꯣꯛꯁꯤꯅ ꯍꯦꯛꯇ ꯃꯁꯨꯁꯦ ꯌꯥꯝ ꯊꯤꯅ ꯐꯨꯔꯕꯒꯤ ꯃꯑꯣꯡꯗꯅꯤ ꯉꯥꯡꯂꯤꯁꯦ ꯏꯆꯦ ꯁꯥꯈꯤꯁꯦ ꯃꯥꯅ ꯇꯧꯔꯤꯁꯤ ꯀꯔꯤꯅꯣ ꯃꯁꯨ ꯅꯨꯄꯥ ꯑꯁꯤꯕꯨ ꯅꯨꯡꯁꯤꯔꯤꯅꯦ ꯍꯥꯏꯗꯅ ꯑꯗꯨꯝ ꯀꯟꯈꯠꯇꯅ ꯂꯩꯔꯕꯗꯤ ꯁꯣꯏꯗꯅ ꯑꯉꯥꯡꯁꯦ ꯃꯥꯡꯕ ꯇꯥꯔꯦ ꯇꯥꯟꯖꯥꯗꯨꯗ ꯊꯥꯔꯣꯒꯤ ꯃꯁꯨ ꯂꯟꯆꯦꯟꯕꯗꯨ ꯃꯕꯣꯛꯀꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ ꯍꯩꯃ ꯏꯁꯨ ꯁꯅꯥ ꯅꯪꯕꯨ ꯁꯥꯟꯅꯕ ꯍꯜꯂꯛꯂꯕꯔꯣ ꯍꯜꯂꯦꯕꯣ ꯑꯗꯣꯕꯣ ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯂꯣꯏꯗ꯭ꯔꯤꯕꯣ ꯑꯩ ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯤ ꯂꯣꯏꯔꯦ ꯑꯕꯣꯛꯅ ꯉꯁꯥꯏꯅ ꯆꯥꯛ ꯂꯣꯏꯔꯕꯅꯤ ꯂꯥꯎ ꯆꯥꯛ ꯆꯥꯊꯣꯛꯂꯨꯔꯁꯤ ꯑꯕꯣꯛꯀ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈꯤꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯈꯥꯕ ꯀꯞꯇꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯏꯁꯨ ꯊꯣꯏꯕ ꯀꯅꯥꯅ ꯀꯩꯗꯧꯔꯛꯏꯅꯣ ꯏꯁꯨꯗ ꯍꯥ ꯀꯩꯒꯤꯅꯣ ꯅꯪꯅ ꯀꯞꯇꯅ ꯂꯥꯛꯂꯤꯕꯕꯣ ꯅꯔꯥꯏꯕꯛꯁꯤꯗꯤ ꯏꯅ ꯄꯨꯡꯉꯥꯡ ꯉꯥꯡꯂꯤꯗꯅ ꯀꯅꯥꯅ ꯇꯧꯔꯛꯂꯤꯕꯅꯣ ꯁꯤꯕꯣ ꯂꯟꯆꯦꯟꯕꯅ ꯏꯟꯊꯨꯔꯛꯏꯅꯤꯅꯦ ꯀꯔꯤ ꯍꯦꯔꯥ
ꯃꯥꯒꯨꯝꯕ ꯄꯤꯇꯠ ꯄꯥꯇꯠꯄ ꯃꯆꯥꯅ ꯑꯩꯒꯤ ꯏꯁꯨꯗ ꯇꯧꯕ ꯌꯥꯕ꯭ꯔꯗꯣ ꯂꯥꯎ ꯑꯕꯣꯛꯀ ꯆꯠꯁꯦ ꯑꯕꯣꯛ ꯊꯤꯛ ꯇꯧꯒꯦ ꯀꯨꯁꯨꯝ ꯃꯅꯦꯝꯗ ꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯃꯥ ꯅꯪ ꯌꯥꯎꯅꯕꯤꯗꯣ ꯑꯃꯨꯛ ꯍꯧꯔꯛꯂꯕ꯭ꯔꯣ ꯈꯖꯤꯛꯇꯪ ꯁꯣꯛꯄꯗ ꯌꯥꯝ ꯊꯤꯅ ꯁꯣꯛꯄꯗꯧ ꯇꯧꯔꯤꯗꯨꯕꯨ ꯀꯩꯒꯤꯅꯣ ꯑꯉꯥꯡꯈꯩ ꯁꯥꯟꯅꯕꯗꯨ ꯁꯣꯏꯗꯅ ꯇꯧꯅꯔꯤ ꯑꯣꯏꯔꯝꯒꯅꯤ ꯀꯩꯁꯨꯝꯅ ꯌꯥꯝ ꯁꯣꯛꯄꯁꯨ ꯅꯠꯇꯕꯁꯤꯕꯨ ꯈꯖꯤꯛꯇꯪ ꯍꯨꯕꯥꯠꯄꯅꯤ ꯑꯩ ꯍꯤꯗꯥꯛ ꯍꯥꯞꯄꯤꯔꯒꯦ 이마기 토이바 라오 이마이다 하비게 해 마우와 낭나 가리 강르다나 이수기 마라이박다 아숙티나 속리버시고 가직땅 후바트바니 하이냐 마시 모시 마시야 마미시야 땅르브라 가놈 떠리니 마시야 하이 이수 토이바 라우사시 아시 하이나 카바 모디 사키도 앙앙싱나 사나리바 람박 아두 땀나 잣키람미 구숨 마넴 아마디 마사누바 아니다 옌라가 아숨나 마돔 하이자람미 온토박이 마수 마비니 ꯑꯩꯒꯤ ꯏꯁꯥꯅꯒ ꯈꯔ ꯇꯥꯠ ꯍꯩꯖꯕꯅꯦ ꯏꯅꯦꯝꯗꯒ ꯈꯔ ꯍꯦꯟꯖꯤꯟꯖꯕꯅꯦ ꯌꯦꯡꯕꯗ ꯃꯤꯠꯁꯦ ꯑꯣꯟꯊꯣꯛꯅ ꯅꯥꯔꯦ ꯇꯧꯔꯤꯁꯦ ꯁꯣꯝꯗ ꯁꯥꯈꯤ ꯑꯃꯗꯤ ꯈꯥꯕꯗꯨ ꯂꯝꯄꯥꯛ ꯑꯗꯨ ꯌꯧꯔꯛꯂꯝꯃꯤ ꯁꯥꯈꯤ ꯃꯈ꯭ꯋꯥꯡ ꯑꯗꯨ ꯃꯦꯠꯂꯒ ꯂꯟꯆꯦꯟꯕꯕꯨ ꯀꯧꯔꯛꯂꯝꯃꯤ ꯍꯩ ꯂꯟꯆꯦꯟꯕꯥꯎ ꯅꯪ ꯁꯤꯗ ꯂꯥꯛꯑꯣ ꯀꯩ ꯍꯥꯏꯒꯦꯕꯣ ꯀꯀꯥꯏꯗꯅ ꯍꯦ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩꯈꯣꯏ ꯈꯥꯕ ꯏꯟꯊꯨ ꯍꯥꯏꯔꯤꯁꯦ ꯑꯩꯗꯤ ꯃꯥ ꯏꯟꯊꯨꯈꯤꯗꯦꯕꯣ ꯑꯩꯈꯣꯏꯅꯤ ꯆꯦꯟꯕ ꯁꯥꯟꯅꯕꯗ ꯄꯨꯂꯞ ꯇꯨꯁꯤꯟꯅꯕꯅꯤ ꯑꯗꯨꯗ ꯑꯩꯅ ꯃꯥ ꯊꯑꯣꯏꯅ ꯏꯟꯊꯨꯕ ꯅꯠꯇꯦ ꯈꯥꯕꯗꯨ ꯀꯞꯁꯤꯟꯅꯔꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯍꯦ ꯀꯩꯅꯣ ꯅꯪꯅ ꯅꯆꯤꯟ ꯊꯤꯗꯣ ꯅꯪꯅ ꯑꯩ ꯅꯪꯉꯣꯟꯗ ꯏꯜꯂꯛꯄ ꯅꯠꯇ꯭ꯔꯥ ꯑꯩ ꯎꯞꯄꯒ ꯇꯥꯏꯒ ꯅꯪꯅ ꯊꯑꯣꯏꯅ ꯑꯩ ꯏꯟꯊꯨꯔꯤ ꯅꯠꯇ꯭ꯔꯣ ꯍꯦ ꯑꯉꯥꯡ ꯅꯤꯡꯉꯝꯕ ꯅꯪ ꯃꯤ ꯍꯥꯠꯄ ꯉꯝꯗꯧꯔꯤꯅꯦ ꯍꯥ ꯀꯔꯤ ꯅꯪꯅ ꯊꯑꯣꯏꯅ ꯏꯟꯒꯦꯅ ꯏꯟꯊꯨꯔꯒ ꯏꯟꯊꯨꯗꯦ ꯀꯀꯥꯏꯗꯅ ꯍꯩ ꯂꯝꯖꯥ ꯁꯔꯥ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩꯒꯤ ꯏꯁꯨꯗ ꯏꯟꯊꯨꯔꯤꯗꯤ ꯍꯥ ꯑꯁꯤ ꯍꯥꯏꯅ ꯁꯥꯈꯤꯅ ꯂꯟꯆꯦꯟꯕꯒꯤ ꯃꯅꯪꯒꯟꯗ ꯈꯨꯄꯥꯛꯅ ꯗꯝꯗꯝ ꯊꯥꯔꯛꯂꯝꯃꯤ ꯇꯧꯔꯤꯕꯗꯨ ꯂꯟꯆꯦꯟꯕꯒꯤ ꯃꯕꯣꯛꯁꯨ ꯎꯔꯗꯨꯅ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯗꯣꯝꯗ ꯆꯪꯂꯛꯂꯝꯃꯤ ꯀꯩꯗꯧꯅꯔꯒꯦ ꯅꯣꯏꯕꯣ ꯏꯆꯦꯕꯦꯝꯃ ꯀꯩꯗꯧꯔꯒꯦ ꯑꯩꯒꯤ ꯏꯁꯨꯗ ꯑꯗꯨꯛ ꯇꯝꯊꯤꯅ ꯐꯨꯕꯤꯔꯤꯕꯁꯤꯕꯣ ꯑꯩꯒꯤ ꯏꯁꯨꯅ ꯀꯩꯗꯧꯔꯝꯂꯕꯒꯦ ꯍꯣ ꯊꯔꯣꯏ ꯕꯦꯝꯃ ꯅꯪꯒꯤ ꯅꯁꯨꯁꯦ ꯃꯁꯤ ꯃꯤ ꯍꯥꯠꯄ ꯉꯝꯗꯧꯔꯤꯌꯦ ꯃꯁꯤ ꯃꯥꯅ ꯑꯩꯒꯤ ꯏꯁꯨꯁꯦ ꯊꯑꯣꯏꯅ ꯏꯟꯊꯨꯔꯒ ꯏꯟꯊꯨꯗꯦꯅ ꯃꯆꯤꯟꯁꯦ ꯊꯤꯔꯤꯕꯅꯤꯅꯦ ꯊꯥꯔꯣꯅ ꯍꯩ ꯑꯕꯣꯛꯀꯤ ꯁꯅꯥ ꯅꯪꯕꯨ ꯀꯔꯤꯒꯤ ꯃꯤ ꯏꯟꯊꯨꯔꯨꯔꯤꯕꯅꯣ ꯑꯕꯣ ꯑꯩꯗꯤ ꯃꯥ ꯏꯟꯊꯨꯗꯤꯌꯦ ꯑꯩꯈꯣꯏꯅꯤ ꯄꯨꯂꯞ ꯇꯨꯁꯤꯟꯃꯤꯟꯅꯕꯅꯤ ꯇꯨ ꯑꯩꯒꯤꯁꯨ ꯃꯥꯏꯗ ꯁꯣꯏ ꯁꯦꯡꯉꯨ ꯁꯥꯈꯤꯗꯨ ꯃꯊꯕꯥꯛꯀ ꯌꯩꯔꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯍꯩꯃ ꯃꯁꯤꯂꯁꯤ ꯀꯌꯥꯗ ꯊꯤꯔꯤꯕ ꯑꯉꯥꯡꯅ ꯌꯦꯡꯉꯨꯅꯦ ꯃꯁꯦ ꯍꯦ ꯅꯪ ꯌꯥꯝ ꯊꯨꯅ ꯑꯩꯒꯤ ꯏꯁꯨ ꯊꯣꯏꯕꯗꯅꯦ ꯂꯥꯜꯂꯦ ꯍꯥꯏꯖꯧ ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯑꯩꯅ ꯁꯣꯏꯗꯅ ꯐꯨꯔꯅꯤ ꯑꯩꯗꯤ ꯂꯥꯜꯂꯦ ꯍꯥꯏꯔꯣꯏ ꯑꯩꯗꯤ ꯃꯥ ꯏꯟꯊꯨꯗꯦ ꯑꯗꯨꯅ ꯍꯥꯏꯔꯣꯏ ꯊꯥꯔꯣ ꯑꯗꯨ ꯁꯥꯈꯤꯒ ꯑꯣꯟꯁꯤꯟꯅꯕ ꯇꯜꯂꯗꯨꯅ ꯃꯁꯨ ꯅꯨꯄꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯕꯣꯛꯀꯤ ꯁꯅꯥ ꯀꯩꯗꯧꯒꯦ ꯂꯥꯜꯂꯦ ꯍꯥꯏꯗꯣꯛꯈ꯭ꯔꯣ ꯑꯕꯣ ꯑꯩ ꯍꯥꯏꯔꯨꯏ ꯑꯩ ꯂꯥꯟꯗꯦ ꯑꯕꯣꯛꯀꯤ ꯁꯅꯥ ꯅꯪ ꯑꯕꯣꯛꯅ ꯍꯥꯏꯕ ꯏꯜꯂꯔꯣꯏꯗ꯭ꯔꯥ ꯂꯟꯆꯦꯟꯕꯗꯨ ꯃꯕꯣꯛꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯈꯥꯕꯗ ꯂꯥꯜꯂꯦ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯩ ꯂꯥꯜꯂꯦ ꯈꯥꯕꯗꯣ ꯌꯥꯝ ꯎꯁꯤꯠꯇꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯛꯂꯝꯃꯤ ꯊꯥꯔꯣ ꯃꯁꯨ ꯂꯟꯆꯦꯟꯕꯒꯤ ꯃꯈꯨꯠ ꯑꯗꯨ ꯁꯝꯗꯨꯅ ꯃꯌꯨꯝꯗ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯁꯥꯈꯤ ꯃꯗꯨꯝ ꯑꯁꯨꯝꯅ ꯍꯥꯏꯖꯍꯧꯏ ꯃꯁꯤ ꯑꯉꯥꯡꯁꯦ ꯃꯁꯤꯃ ꯅꯨꯡꯁꯤꯈꯤꯗ꯭ꯔꯦ ꯑꯉꯥꯡ ꯅꯤꯡꯉꯝꯕ ꯍꯥꯏꯔꯤꯁꯤꯅꯤ ꯃꯔꯝ ꯆꯠꯁꯤꯅꯅꯤ ꯃꯃꯥ ꯃꯄꯥꯒ ꯇꯥꯟꯅ ꯀꯥꯏꯅꯔꯤꯁꯤ ꯑꯕꯣꯛꯀꯤ ꯊꯣꯏꯕ ꯂꯥꯛꯑꯣ ꯌꯨꯝꯗ ꯆꯪꯂꯁꯤ ꯍꯣꯏꯕꯣ ꯑꯗꯣꯕꯣ ꯏꯟꯗꯣꯝꯆꯥ ꯃꯦꯝꯇꯣꯟꯒꯤ ꯄꯣꯛꯐꯝꯗꯒꯤ ꯑꯩꯒꯤ ꯑꯃꯨꯛ ꯂꯩꯕꯤꯌꯨ ꯂꯩꯗꯗꯤꯀꯣ ꯏꯁꯨꯅ ꯍꯥꯏꯔꯒꯕꯣ ꯑꯕꯣꯛꯅ ꯂꯩꯗꯦ ꯍꯥꯏꯕ꯭ꯔꯣ ꯑꯁꯤ ꯍꯥꯏꯅ ꯁꯥꯈꯤ ꯃꯁꯨꯅ ꯂꯩꯌꯨ ꯍꯥꯏꯕ ꯉꯃꯨꯛꯀꯨꯝꯕ ꯂꯩꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯀꯨꯁꯨꯝ ꯆꯥꯛ ꯆꯥꯅꯕ ꯍꯥꯏꯅ ꯆꯥꯛ ꯊꯤꯔꯤ ꯂꯣꯏꯔꯗꯨꯅ ꯃꯅꯦꯝ ꯃꯄꯨꯔꯣꯏꯕ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥꯕꯨ ꯀꯧꯔꯛꯂꯝꯃꯤ ꯃꯈꯣꯏꯁꯤꯡꯁꯨ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯇꯨꯅ ꯆꯥꯛ ꯆꯥꯅꯕ ꯍꯥꯏꯅ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯈꯥꯕꯗꯨ ꯅꯤꯡꯉꯥꯏ ꯇꯧꯕ ꯍꯧꯔꯛꯂꯝꯃꯤ ꯑꯩ ꯁꯤꯒꯤ ꯏꯟꯁꯥꯡꯗꯤ ꯆꯥꯅꯤꯡꯗꯦ ꯑꯩ ꯁꯪꯒꯣꯝ ꯇꯣꯠꯄ ꯆꯥꯅꯤꯡꯉꯤ ꯑꯩꯗꯤ ꯁꯪꯒꯣꯝ ꯇꯣꯠꯂꯒ ꯆꯥꯛ ꯆꯥꯅꯤ ꯅꯠꯇ꯭ꯔꯗꯤ ꯑꯩ ꯆꯥꯛ ꯑꯝꯇ ꯆꯥꯔꯣꯏ ꯇꯣꯝꯕ ꯃꯆꯥꯅꯨꯄꯥ ꯈꯥꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯆꯥꯊꯣꯏꯕ ꯉꯁꯤꯒꯤꯗꯤ ꯅꯃꯥꯅ ꯊꯣꯡꯂꯤꯕ ꯏꯟꯁꯥꯡꯗꯣ ꯑꯗꯨꯒ ꯑꯗꯨꯝ ꯆꯥꯔꯣ ꯍꯌꯦꯡ ꯏꯆꯥꯅ ꯆꯥꯅꯤꯡꯂꯤꯕ ꯁꯪꯒꯣꯝꯗꯣ ꯄꯥꯕ ꯂꯩꯔꯒꯦ ꯇꯜꯂꯦ ꯑꯩꯗꯤ ꯁꯪꯒꯣꯝ ꯇꯣꯠꯂꯒ ꯆꯥꯛ ꯆꯥꯅꯤ ꯁꯪꯒꯣꯝ ꯄꯤꯌꯨ ꯑꯩ ꯁꯪꯒꯣꯝꯒ ꯆꯥꯅꯤ ꯍꯥꯏꯁꯤ ꯁꯪꯒꯣꯝ ꯄꯤꯌꯨ ꯌꯥꯔꯣꯏ ꯁꯪꯒꯣꯝ ꯄꯤꯌꯨ ꯑꯩꯗꯤ ꯀꯨꯁꯨꯝꯅ ꯏꯃꯥꯒꯤ ꯊꯣꯏꯕ ꯃꯔꯩ ꯌꯥꯝ ꯇꯧꯔꯅꯨ ꯁꯪꯒꯣꯝꯗꯣ ꯍꯌꯦꯡ ꯆꯥꯔꯣ ꯉꯁꯤꯒꯤꯗꯤ ꯊꯣꯡꯂꯤꯕ ꯏꯟꯁꯥꯡꯁꯤꯒꯅꯦ ꯑꯗꯨꯝ ꯆꯥꯔꯣ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩ ꯆꯥꯛ ꯑꯝꯇ ꯆꯥꯔꯣ ꯑꯁꯤ ꯍꯥꯏꯅ ꯈꯥꯕ ꯃꯥꯒꯤ ꯆꯥꯛ ꯁꯔꯨꯛ ꯑꯗꯨꯗ ꯃꯈꯨꯠ ꯍꯥꯝꯖꯤꯜꯂꯒ ꯊꯣꯛꯈꯤꯔꯝꯃꯤ ꯇꯣꯝꯕꯅ ꯍꯦ ꯃꯁꯤ ꯉꯥꯡꯁꯤ ꯌꯦꯡꯉꯨꯅꯦ ꯃꯁꯤ ꯆꯩ ꯌꯥꯝ ꯅꯤꯔꯕ ꯑꯉꯥꯡꯅꯤ ꯃꯁꯤ ꯁꯥꯈꯤꯅ ꯍꯦ ꯇꯥꯅꯤꯡꯗꯦ
ꯑꯉꯥꯡꯅ ꯇꯥꯏꯅꯒꯅꯣ ꯅꯣꯏꯅ ꯑꯉꯥꯡꯒꯤ ꯑꯄꯥꯝꯕꯗꯤ ꯇꯧꯕꯤꯗ꯭ꯔꯒ ꯏꯁꯨꯅ ꯉꯁꯤ ꯅꯣꯡꯃꯇꯪ ꯁꯪꯒꯣꯝ ꯆꯥꯖꯒꯦ ꯍꯥꯏꯕꯁꯤꯕꯨ ꯄꯤꯖꯗꯕ ꯉꯝꯃꯤꯅꯤ ꯅꯣꯏꯁꯦ ꯏꯃꯥ ꯑꯩꯈꯣꯏꯁꯨ ꯍꯌꯦꯡ ꯆꯥꯔꯣ ꯍꯥꯏꯔꯤꯁꯤꯗꯤ ꯍꯧꯖꯤꯛ ꯅꯨꯃꯤꯗꯥꯡꯁꯤꯗ ꯃꯥꯅ ꯁꯪꯒꯣꯝ ꯆꯥꯅꯤꯡꯉꯦꯅ ꯀꯗꯥꯏꯗꯒꯤ ꯀꯣꯠꯂꯒ ꯄꯤꯌꯨ ꯍꯥꯏꯕꯅꯣ ꯏꯃꯥꯅꯁꯨꯁꯦ ꯀꯟꯈꯠꯃꯟꯗꯅ ꯑꯉꯥꯡꯁꯦ ꯃꯥꯡꯒꯗꯧꯔꯤꯕꯅꯤ ꯍꯌꯦꯡꯋꯥꯏ ꯑꯉꯥꯡꯁꯤꯅ ꯐꯠꯇꯕ ꯃꯤ ꯑꯣꯏꯔꯛꯂꯕꯗꯤ ꯋꯥꯍꯧꯗꯣꯏꯁꯦ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯑꯩꯈꯣꯏ ꯈꯛꯇꯅꯤ ꯑꯁꯨꯝꯅ ꯇꯣꯝꯕ ꯃꯃꯥꯗ ꯁꯥꯎꯅ ꯋꯥ ꯍꯥꯏꯔꯤ ꯁꯥꯈꯤꯁꯨ ꯃꯁꯨꯒꯤ ꯃꯤꯆꯪ ꯆꯪꯂꯒ ꯇꯣꯝꯕꯗ ꯉꯥꯡꯂꯝꯃꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯊꯔꯣ ꯃꯁꯨ ꯃꯕꯦꯟ ꯑꯗꯨ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤ ꯍꯥꯎꯕ꯭ꯔꯥ ꯏꯁꯨꯕꯣ ꯍꯥꯎꯋꯦꯕꯣ ꯑꯩꯗꯤ ꯑꯕꯣꯛꯅꯕꯨ ꯊꯣꯡꯉꯗꯤ ꯏꯍꯥꯎꯗ ꯍꯥꯎꯏꯗ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯟꯆꯦꯟꯕ ꯀꯥꯡꯁꯣꯏ ꯃꯍꯤ ꯑꯗꯨ ꯖꯣꯝ ꯖꯣꯝ ꯇꯣꯠꯂꯒ ꯆꯥꯔꯤ ꯆꯥꯛ ꯑꯗꯨ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯂꯟꯆꯦꯟꯕ ꯑꯕꯣꯛꯇ ꯑꯁꯨꯝ ꯍꯥꯏꯔꯛꯂꯝꯃꯤ ꯑꯕꯣ ꯑꯩ ꯂꯨꯈꯥꯛ ꯆꯒꯨꯝꯁꯦ ꯁꯦꯡꯖꯤꯟꯕꯤꯔꯒꯦ ꯑꯕꯣ ꯅꯪ ꯋꯥꯔꯝꯃꯅꯤ ꯄꯣꯊꯥꯔꯣ ꯌꯥꯅꯤꯗ ꯑꯕꯣꯛ ꯁꯨꯝ ꯇꯧꯈꯤ ꯌꯥꯗꯦ ꯑꯩ ꯇꯧꯒꯅꯤꯕꯣ ꯑꯁꯤ ꯍꯥꯏꯅ ꯂꯟꯆꯦꯟꯕ ꯃꯈꯨꯠ ꯃꯆꯥꯗꯨꯅ ꯆꯒꯨꯝ ꯑꯗꯨꯕꯨ ꯂꯧꯈꯠꯂꯤ ꯊꯔꯣ ꯃꯁꯨꯒꯤ ꯃꯇꯧ ꯌꯦꯡꯂꯒ ꯑꯁꯨꯝꯅ ꯈꯟꯖꯔꯝꯃꯤ ꯏꯃꯥꯒꯤ ꯑꯆꯧꯕ ꯏꯅꯦꯝꯒꯤ ꯊꯣꯏꯅꯣ ꯑꯩꯈꯣꯏ ꯑꯅꯤꯗꯤ ꯏꯆꯥꯅꯨꯄꯥꯒꯤ ꯅꯨꯡꯁꯤꯔꯕ ꯀꯨꯝꯍꯩꯁꯦ ꯌꯦꯡꯕ ꯐꯪꯗꯅ ꯂꯩꯔꯝꯂꯦꯅ ꯇꯤꯟꯈ꯭ꯔꯦꯗꯣ ꯅꯈꯣꯏ ꯑꯅꯤ ꯂꯩꯖꯔꯝꯂꯕꯗꯤ ꯏꯁꯨ ꯁꯅꯥꯁꯦ ꯀꯌꯥꯗ ꯅꯨꯡꯉꯥꯏꯅ ꯂꯩꯖꯒꯗꯕ ꯑꯗꯨꯕꯨ ꯑꯁꯣꯟꯕꯤ ꯃꯕꯣꯛ ꯑꯩꯅꯗꯤ ꯏꯁꯨꯒꯤ ꯅꯤꯡꯕ ꯊꯨꯡꯍꯟꯕ ꯉꯝꯗ꯭ꯔꯦ ꯅꯣꯡꯃꯇꯁꯨ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯑꯃ ꯄꯤꯖꯕꯁꯨ ꯉꯝꯗꯦ ꯃꯄꯤ ꯑꯍꯟꯕ ꯑꯃ ꯊꯣꯟꯕꯤꯕꯁꯨ ꯉꯝꯗꯦ ꯑꯁꯤ ꯈꯟꯅ ꯊꯔꯣ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡ ꯁꯤꯟꯊꯔꯛꯂꯝꯃꯤ ꯂꯟꯆꯦꯟꯕ ꯃꯕꯣꯛꯅ ꯃꯄꯤ ꯇꯥꯕꯗꯨ ꯎꯕꯗ ꯑꯁꯨꯝ ꯍꯥꯏꯔꯛꯂꯝꯃꯤ ꯕꯣ ꯅꯪ ꯀꯞꯄꯤꯔꯣ ꯀꯩꯗꯧꯔꯒꯦ ꯀꯞꯇꯦꯗ ꯑꯕꯣꯛꯁꯦ ꯃꯤꯠ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯒꯤ ꯄꯤ ꯇꯥꯕꯅꯤ ꯑꯗꯨꯗꯤ ꯕꯣ ꯑꯩ ꯀꯣꯜꯂꯨꯈꯥꯛꯁꯦ ꯐꯦꯡꯗꯣꯛꯂꯨꯔꯒꯦ ꯌꯥꯔꯦ ꯀꯣꯟꯗꯨꯗꯨꯅꯦ ꯑꯕꯣꯛꯅ ꯐꯦꯡꯂꯒꯦ ꯍꯣꯏ ꯕꯣ ꯑꯗꯣ ꯑꯕꯣꯛꯅ ꯀꯣꯟ ꯐꯦꯡꯕ ꯂꯣꯏꯔꯒ ꯋꯥꯔꯤ ꯂꯤꯕꯤꯌꯨꯀꯣ ꯂꯤꯕꯤꯒꯦ ꯑꯁꯤ ꯍꯥꯏꯅ ꯊꯔꯣ ꯃꯁꯨ ꯃꯕꯦꯟꯅ ꯆꯥꯕꯒꯤ ꯀꯣꯜꯂꯤꯛ ꯑꯃꯥꯡꯕꯗꯨ ꯐꯦꯡꯂꯝꯃꯤ ꯂꯣꯏꯔꯗꯨꯅ ꯃꯁꯨꯒ ꯐꯝꯃꯤꯟꯅꯗꯨꯅ ꯃꯁꯨꯗ ꯁꯟꯖꯦ ꯅꯍꯥ ꯀꯩꯅ ꯆꯥꯕꯒꯤ ꯋꯥꯔꯤꯗꯨ ꯂꯤꯕꯤꯔꯝꯃꯤ ꯑꯗꯨꯅꯅꯤ ꯏꯁꯨ ꯑꯣꯏꯗꯕ ꯋꯥ ꯉꯥꯡꯕ ꯌꯥꯗꯦ ꯃꯤꯒꯤ ꯊꯥꯖꯕ ꯃꯥꯡꯍꯟꯕ ꯌꯥꯗꯦꯀꯣ ꯌꯦꯡꯉꯣ ꯁꯟꯖꯦ ꯅꯍꯥꯗꯣ ꯀꯩꯅ ꯆꯥꯈ꯭ꯔꯤꯕꯗꯣ ꯃꯥꯅ ꯑꯣꯏꯗꯕ ꯋꯥ ꯉꯥꯡꯂꯨꯕꯒꯤꯅꯤ ꯈꯨꯟꯖꯥꯁꯤꯡꯒꯤ ꯊꯥꯖꯕ ꯃꯥꯡꯍꯜꯂꯨꯕꯒꯤꯅꯤ ꯍꯣꯏꯕꯣ ꯑꯩꯗꯤ ꯑꯣꯏꯗꯕ ꯋꯥ ꯉꯥꯡꯉꯣꯏ ꯃꯤꯒꯤ ꯊꯥꯖꯕꯁꯨ ꯑꯩꯗꯤ ꯃꯥꯡꯍꯜꯂꯣꯏ ꯑꯗꯨꯅꯤ ꯑꯩꯒꯤ ꯏꯁꯨꯗꯤ ꯃꯕꯣꯛꯅ ꯍꯥꯏꯕ ꯏꯟꯕꯅꯤ ꯃꯔꯝ ꯃꯣꯛꯄꯅꯤ ꯑꯗꯨ ꯏꯁꯨ ꯁꯅꯥ ꯇꯨꯝꯅꯕ ꯇꯧꯔꯁꯤꯔꯣ ꯋꯥꯔꯤ ꯑꯃꯇꯪꯒ ꯂꯤꯕꯤꯌꯣ ꯑꯗꯨꯒ ꯇꯨꯝꯃꯁꯤ ꯑꯣ ꯍꯣꯏ ꯂꯤꯒꯦ ꯑꯁꯨꯝꯅ ꯊꯔꯣꯅ ꯃꯁꯨꯗ ꯄꯥꯎꯇꯥꯛ ꯄꯤꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯂꯤꯕꯤꯔꯝꯃꯤ ꯑꯗꯨꯕꯨ ꯁꯣꯝꯗꯗꯤ ꯀꯝꯗꯧꯔꯤ ꯁꯥꯈꯤ ꯃꯁꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯒ ꯃꯁꯨꯅ ꯁꯥꯎꯔꯤꯕꯗꯨ ꯊꯦꯝꯕꯤꯔꯤ 이수 토이바 낭무 사오르노 그이더우라기야 낭기 이마가 빠바가수 아복나 자이람라바니 이수나 사닝바 비자디 하이다나 따닝지소 아이 노이나 하이밤다 따닝디 아이나 하이용 자로가 노이 자컴다 비자로 예고노 이헤 사오르노 그이더우라기 낭보 세세 자키 땅 자톡나로 라오시 아복나 인비게 나머리죠 아이 자컴다 자로 청금도 어쩌디 아이 자가 자 ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯥꯕ ꯃꯈꯣꯡ ꯃꯈꯨꯠ ꯊꯤꯟꯗꯨꯅ ꯀꯞꯂꯤ ꯁꯥꯈꯤ ꯃꯁꯨꯅ ꯇꯧꯔꯤꯕꯗꯨ ꯆꯩꯕꯒꯤ ꯃꯍꯨꯠ ꯃꯆꯥ ꯃꯃꯧꯗ ꯑꯣꯟꯁꯤꯟꯗꯨꯅ ꯆꯩꯔꯛꯂꯝꯃꯤ ꯄꯦꯜꯂꯕ ꯅꯠꯇ꯭ꯔꯣ ꯅꯣꯏ ꯍꯥ ꯑꯉꯥꯡꯁꯤꯅ ꯆꯥꯛ ꯆꯥꯗ꯭ꯔꯕꯅꯤꯅ ꯅꯣꯏ ꯄꯦꯜꯂꯝꯂꯅꯤ 이수ꯁꯤ ꯀꯞꯄꯦꯕꯁꯦ ꯇꯣ 이수 ꯊꯣꯏꯕ ꯇꯣꯁꯦ ꯀꯞꯂꯅꯨꯅꯤ ꯅꯪꯕꯣ ꯑꯁꯤ ꯍꯥꯏꯅ ꯃꯁꯨꯕꯨ ꯊꯦꯝꯂꯤ ꯀꯨꯁꯨꯝ ꯑꯃꯗꯤ ꯇꯣꯝꯕꯗꯤ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯌꯥꯝꯅ ꯋꯥꯈꯜ ꯋꯥꯔꯝꯃꯤ ꯃꯣꯏ ꯄꯥꯄꯥ ꯏꯆꯥ ꯊꯣꯏꯕꯁꯦ ꯑꯁꯨꯝꯅ ꯏꯃꯥꯅ ꯅꯥꯎꯇꯣꯝ ꯆꯥꯎꯍꯟꯗꯨꯅ ꯂꯩꯔꯕꯗꯤ ꯂꯝ ꯍꯦꯟꯕ ꯁꯨꯝ ꯍꯦꯟꯖꯜꯂꯛꯑꯅꯤ ꯈꯪꯗ꯭ꯔꯦ ꯅꯨꯄꯤ ꯏꯆꯥ ꯊꯣꯏꯕꯁꯦ ꯑꯇꯩ ꯑꯉꯥꯡꯒꯁꯨ ꯃꯥꯟꯅꯗꯦ ꯃꯥꯅ ꯍꯥꯏꯔꯤꯈꯩ ꯇꯧꯗ꯭ꯔꯗꯤ ꯌꯥꯗꯕꯒꯤ ꯃꯑꯣꯡ ꯑꯃ ꯇꯧꯏ ꯂꯨꯗꯧꯔꯤ ꯇꯧꯔꯤꯁꯦ ꯃꯥꯅ ꯍꯥꯏꯕ ꯍꯦꯛ ꯌꯥꯗ꯭ꯔꯒꯅ ꯃꯆꯤꯡ ꯍꯦꯛꯇ ꯇꯧꯏ ꯐꯨꯆꯩꯗꯨꯅ ꯋꯥꯔꯛꯂꯨꯔꯕꯁꯨ ꯏꯃꯥꯅ ꯍꯦꯛꯇ ꯑꯉꯥꯡꯁꯦ ꯀꯟꯈꯠꯂꯤ ꯏꯃꯥꯒ ꯑꯗꯨꯝ ꯂꯣꯏꯅꯗꯨꯅ ꯂꯩꯔꯕꯗꯤ ꯑꯉꯥꯡꯁꯦ ꯁꯣꯏꯗꯅ ꯃꯥꯡꯂꯅꯤ ꯌꯦꯡꯉꯣ ꯑꯩꯈꯣꯏꯒꯤ ꯊꯪꯅꯕꯗ ꯂꯩꯔꯤꯕ ꯂꯟꯆꯦꯟꯕꯁꯦ ꯑꯉꯥꯡꯅꯤ ꯍꯥꯏꯗꯤ ꯃꯕꯣꯛꯀꯤ ꯑꯋꯥꯕ ꯑꯣꯏꯌꯦ ꯅꯣꯡꯃꯇ ꯅꯤꯡꯉꯥꯏ ꯇꯧꯕꯁꯨ ꯇꯥꯗꯦ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯦ ꯃꯤꯒꯤ ꯃꯕꯣꯛꯇꯤ ꯃꯁꯨ ꯌꯣꯛꯄ ꯍꯩ ꯃꯁꯨꯗ ꯑꯐ ꯑꯐꯕ ꯄꯥꯎꯇꯥꯛ ꯃꯌꯥꯝ ꯇꯥꯛꯄꯤ ꯑꯩꯈꯣꯏꯒꯤꯅ ꯃꯁꯨꯁꯦ ꯅꯨꯡꯁꯤꯅꯤ ꯍꯥꯏꯗꯅ ꯑꯉꯥꯡꯅ ꯍꯥꯏꯔꯤꯈꯩ ꯇꯧꯗꯨꯅ ꯑꯉꯥꯡꯁꯦ ꯃꯥꯡꯍꯜꯂꯕꯅꯤ ꯑꯁꯤ ꯍꯥꯏꯅ ꯃꯃꯥ ꯃꯄꯥ ꯑꯅꯤꯗꯨ ꯃꯆꯥꯒꯤ ꯈꯟꯕꯗ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤ ꯍꯧꯖꯤꯛꯇꯤ ꯈꯥꯕꯁꯨ ꯄꯥꯈꯪ ꯐꯥꯔꯛꯂꯝꯃꯤ
ꯑꯗꯨꯕꯨ ꯈꯥꯕ ꯑꯁꯤ ꯑꯅꯝ ꯌꯥꯝꯅ ꯀꯟꯕ ꯃꯥꯅ ꯍꯥꯏꯔꯤꯈꯩ ꯇꯧꯗ꯭ꯔꯕꯗꯤ ꯌꯥꯗꯕ ꯃꯤ ꯑꯃ ꯑꯣꯏꯔꯛꯂꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯗꯨꯗꯁꯨ ꯉꯥꯎꯁꯤꯟꯅꯕꯗ ꯃꯃꯤꯡ ꯆꯠꯂꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯁꯥꯈꯤꯗꯨ ꯄꯣꯂꯥꯡꯈꯣꯛꯇ ꯐꯤ ꯐꯧꯔꯤꯕꯁꯤꯡꯗꯨ ꯂꯧꯁꯤꯜꯂꯝꯃꯤ ꯑꯗꯨꯕꯨ ꯁꯨꯃꯥꯡ ꯑꯗꯨ ꯅꯣꯡ ꯆꯨꯈꯤꯕꯒꯤ ꯅꯥꯟꯕꯒ ꯁꯥꯈꯤꯗꯨ ꯇꯨꯁꯤꯜꯂꯝꯃꯤ ꯑꯣ ꯏꯃꯥ ꯏꯁ ꯁꯤꯔꯦ ꯈ꯭ꯋꯥꯡꯁꯦ ꯀꯩꯅꯣꯝ ꯇꯧꯔꯦ ꯇꯧꯔꯤꯁꯦ ꯏꯃꯥ ꯏꯄꯦꯝꯃ ꯇꯥꯟꯖꯥꯗꯨꯗ ꯈꯥꯕꯁꯨ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯆꯪꯂꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯕꯣꯛꯅ ꯇꯨꯔꯤꯕꯗꯨ ꯍꯟꯅ ꯌꯦꯡꯂꯝꯗꯅ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈꯤ ꯍꯥꯏ ꯏꯁꯨ ꯊꯣꯏꯕ ꯑꯕꯣꯛꯄꯨ ꯑꯃꯨꯛꯇ ꯍꯧꯒꯠꯂꯝꯃꯨꯅꯦ ꯅꯪꯕꯨ ꯉꯝꯗ꯭ꯔꯦ ꯅꯊꯟꯗ ꯍꯧꯒꯠꯆꯧ ꯉꯝꯗ ꯇꯨꯅ ꯑꯁꯤ ꯍꯥꯏꯅ ꯊꯋꯥ ꯁꯥꯗꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯀꯨꯁꯨꯝ ꯃꯄꯥꯟꯗ ꯆꯦꯟꯊꯣꯔꯛꯇꯨꯅ ꯃꯅꯦꯝꯕꯨ ꯍꯧꯒꯠꯄꯤꯔꯝꯃꯤ ꯏꯃꯥ ꯁꯨꯃꯥꯡ ꯑꯅꯥꯟꯕꯁꯤꯗ ꯀꯩꯗꯧꯕ ꯊꯣꯛꯏꯅꯣ ꯅꯣꯡꯁꯦ ꯃꯀꯨꯞ ꯃꯀꯨꯞ ꯇꯥꯕꯁꯤꯗ ꯐꯤꯁꯤꯡꯁꯦ ꯑꯃꯨꯛ ꯆꯣꯠꯄ ꯇꯥꯔꯦ ꯍꯥꯏꯗꯅ ꯂꯧꯁꯤꯜꯂꯨꯕꯅꯤ ꯐꯤꯁꯤꯡꯁꯤꯁꯨ ꯂꯣꯏꯅ ꯂꯩꯈꯣꯝ ꯇꯩꯔꯦ ꯇꯧꯔꯤꯁꯦ ꯑꯗꯨꯕꯨꯕ ꯑꯩꯅ ꯂꯧꯁꯤꯜꯂꯁꯨ ꯌꯥꯕꯁꯤꯕꯨ ꯐꯔꯦꯁꯦ ꯏꯃꯥꯒꯤ ꯐꯅꯦꯛ ꯑꯃꯠꯇ ꯂꯧꯊꯣꯛꯂꯨꯈꯤꯒꯦ ꯂꯩꯈꯣꯝ ꯉꯛꯇ ꯉꯥꯏꯔꯤ ꯐꯅꯦꯛꯇꯣ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯅꯤ ꯂꯟꯆꯦꯟꯕꯗꯨ ꯆꯥꯛ ꯊꯣꯡꯂꯤ ꯉꯁꯤꯗꯤ ꯏꯟꯁꯥꯡꯁꯦ ꯍꯥꯎꯗꯣꯏꯖꯥꯅꯤꯕꯣ ꯀꯔꯤ ꯏꯟꯁꯥꯡꯅꯣꯅꯦ ꯏꯁꯨꯅ ꯊꯣꯡꯂꯤꯕꯣ ꯍꯣ ꯕꯣꯛꯅ ꯌꯥꯝ ꯄꯥꯝꯖꯕ ꯉꯁꯥꯡ ꯊꯣꯡꯉꯤ ꯃꯣꯔꯣꯛ ꯇꯦꯛꯄ ꯈꯔ ꯈꯥꯏꯖꯤꯜꯂꯒ ꯌꯥꯝ ꯍꯥꯎꯗꯣꯏꯖꯥꯅꯤꯗ ꯏꯁꯨ ꯅꯨꯄꯥ ꯂꯩꯖꯕ ꯀꯥꯏꯁꯦ ꯅꯨꯡꯉꯥꯏꯈ꯭ꯔꯦꯗꯀꯣ ꯑꯗꯨꯗꯤꯕꯣ ꯑꯩ ꯆꯥꯛ ꯊꯤꯔꯒꯦ ꯆꯥꯊꯣꯛꯅꯕ ꯇꯧꯔꯁꯤꯀꯣ ꯑꯁꯤ ꯍꯥꯏꯅ ꯃꯁꯨ ꯃꯕꯦꯟ ꯑꯗꯨ ꯍꯔꯥꯎ ꯍꯔꯥꯎ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯁꯥꯈꯤꯒꯤ ꯏꯃꯨꯡ ꯑꯗꯨꯁꯨ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤ ꯁꯥꯈꯤꯅ ꯏꯁꯨ ꯊꯣꯏꯕꯗꯤ ꯍꯜꯂꯛꯇ꯭ꯔꯤꯕ꯭ꯔꯣ ꯍꯜꯂꯛꯇ꯭ꯔꯤꯗ ꯋꯥꯠꯂꯤ ꯃꯥꯗꯤ ꯍꯣꯔꯦꯟ ꯑꯍꯤꯡ ꯍꯜꯂꯛꯀꯅꯤ ꯇꯣꯝꯕ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥꯐꯝꯗꯨ ꯇꯥꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯁꯤ ꯑꯉꯥꯡꯁꯦ ꯉꯁꯤꯕꯨ ꯀꯃꯥꯏꯅ ꯉꯥꯡꯗꯣꯏꯅꯣꯗꯣ ꯈꯪꯗ꯭ꯔꯦ ꯊꯕꯛ ꯑꯃ ꯀꯩ ꯑꯃ ꯇꯧꯁꯤꯟꯕꯒꯤ ꯋꯥꯈꯜꯗꯤ ꯂꯩꯇꯦ ꯅꯣꯡꯉꯥꯟꯕꯒꯤ ꯅꯨꯃꯤꯠ ꯇꯥ ꯐꯥꯎꯕ ꯅꯤꯁꯥ ꯈꯔ ꯆꯥꯁꯤꯜꯂꯒ ꯀꯣꯏꯆꯠ ꯆꯠꯇꯅ ꯂꯩꯔꯦ ꯅꯠꯇꯦ ꯃꯥꯅ ꯆꯠꯂꯤꯁꯤꯕꯨ ꯀꯗꯥꯏꯗꯅꯣ ꯍꯥꯏꯕꯅꯤ ꯃꯥꯅꯦ ꯅꯣꯡꯃ ꯑꯩꯅ ꯐꯨꯕ ꯁꯣꯏꯗ꯭ꯔꯕꯅꯤꯀꯣ ꯃꯥ ꯍꯩ ꯏꯁꯨꯅꯅꯦ ꯆꯠꯅꯤꯡꯕ ꯃꯐꯝꯗ ꯆꯠꯆꯁꯅꯤ ꯍꯧꯖꯤꯛꯄꯨ ꯄꯥꯈꯪ ꯐꯥꯔꯕ ꯃꯥꯕꯨ ꯐꯨꯕ ꯃꯇꯝꯂꯣ ꯏꯃꯥꯅꯁꯨꯁꯦ ꯀꯟꯈꯠꯃꯟꯗꯅ ꯃꯥꯡꯂꯕꯅꯤ ꯃꯥꯅ ꯑꯀꯤꯕ ꯀꯅꯥꯝꯇ ꯂꯩꯇ꯭ꯔꯤ ꯌꯨꯝꯁꯤꯗ ꯃꯥꯅ ꯇꯧꯔꯤꯈꯩ ꯌꯥꯔꯅꯤꯅ ꯀꯨꯁꯤ ꯇꯧ ꯂꯩꯔꯦ ꯈꯨꯜꯁꯤꯗꯁꯨ ꯉꯥꯎꯁꯤꯟꯅꯕꯗ ꯃꯃꯤꯡ ꯆꯠꯂꯕꯅꯤ ꯍꯦꯔꯥ ꯑꯗꯨꯒꯤꯕꯨ ꯏꯟꯈꯠꯂꯛꯄ ꯄꯥꯈꯪ ꯑꯣꯏꯔꯤꯕꯒꯤ ꯉꯥꯎꯁꯤꯟꯅꯖꯔꯤꯕꯅꯤ ꯍꯌꯦꯡ ꯆꯍꯤ ꯈꯔ ꯌꯥꯝꯂꯕ ꯀꯥꯟꯗꯅꯦ ꯃꯔꯥꯏꯅ ꯋꯥꯈꯜ ꯇꯥꯖꯔꯛꯀꯅꯤ ꯃꯥꯅ ꯋꯥꯈꯜ ꯇꯥꯔꯛꯄ ꯍꯥꯏꯗꯨꯗꯤ ꯑꯣꯏꯔꯔꯣꯏ ꯌꯦꯡꯉꯣ ꯂꯟꯆꯦꯟꯕꯁꯦ ꯀꯌꯥꯗ ꯐꯔꯤꯕ ꯑꯉꯥꯡ ꯅꯣꯡꯃꯇꯁꯨ ꯅꯤꯁꯥ ꯁꯤꯖꯤꯟꯅꯗꯦ ꯁꯨꯕ ꯅꯣꯝꯕ ꯁꯦꯜ ꯇꯥꯟꯕꯅꯒ ꯀꯜꯂꯤꯕ ꯃꯕꯣꯛꯁꯤꯅ ꯍꯥꯏꯕ ꯏꯟꯗꯨꯅ ꯀꯌꯥꯗ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯩꯕꯅꯦꯕ ꯑꯩꯈꯣꯏꯒꯤꯗꯤ ꯂꯣꯏꯔꯦ ꯑꯩ ꯋꯥ ꯉꯥꯡꯅꯤꯡꯗ꯭ꯔꯦ ꯍꯩ ꯉꯁꯤꯗꯤ ꯉꯁꯤ ꯑꯣꯏꯔꯦ ꯃꯇꯨꯡ ꯃꯅꯥꯎ ꯃꯥꯒꯤ ꯂꯟꯆꯦꯟꯕ ꯍꯥꯏꯕ ꯂꯝꯖꯥ ꯁꯔꯥ ꯃꯆꯥꯗꯨꯒꯅꯦ ꯑꯩꯒꯤ ꯏꯁꯨꯒ ꯆꯥꯡꯗꯝꯅꯔꯛꯀꯅꯨ ꯑꯩꯒꯤ ꯏꯁꯨꯗꯤ ꯊꯕꯛ ꯁꯨꯗ꯭ꯔꯕꯁꯨ ꯌꯥꯏ ꯂꯩꯔꯤꯕ ꯂꯟꯊꯨꯝ ꯄꯨꯝꯕꯁꯦ ꯏꯁꯨꯒꯤ ꯉꯥꯛꯇꯅꯤ ꯃꯁꯤ ꯄꯨꯝꯕ ꯀꯥꯏ ꯀꯥꯏꯗ ꯆꯥꯔꯕꯁꯨ ꯂꯣꯏꯕ ꯅꯥꯏꯔꯔꯣꯏ ꯑꯗꯨꯅ ꯊꯕꯛ ꯁꯨꯗ꯭ꯔꯕꯁꯨ ꯌꯥꯏꯌꯦ ꯂꯟꯊꯨꯝꯁꯤꯡꯁꯦ ꯀꯥꯏ ꯀꯥꯏꯗꯅ ꯃꯔꯥꯏꯅ ꯆꯥꯖꯁꯅꯤ ꯇꯣꯝꯕꯗꯨ ꯃꯃꯥꯅ ꯃꯆꯥꯅꯨꯄꯥ ꯈꯥꯕꯕꯨ ꯑꯗꯨꯝꯅ ꯀꯟꯈꯠꯄꯗꯨꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯂꯟꯆꯦꯟꯕ ꯌꯨꯝꯄꯥꯛ ꯑꯃ ꯄꯥꯏꯗꯨꯅ ꯂꯩꯕꯥꯛ ꯇꯧꯔꯤ ꯏꯁꯨ ꯁꯅꯥ ꯅꯪꯕꯨ ꯋꯥꯔꯅꯤꯅꯦ ꯇꯣꯛꯑꯣ ꯋꯥꯗꯦꯗꯕꯣ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯑꯣꯏꯅ ꯐꯩꯗꯣꯝ 2-3 ꯇꯧꯊꯣꯛꯀꯦ ꯇꯧꯕꯅꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤꯕꯨ ꯍꯪꯒꯥꯝ ꯃꯔꯨ ꯂꯩꯔꯤꯕꯣ ꯍꯪꯒꯥꯝ ꯃꯔꯨ ꯈꯔ ꯍꯨꯟꯖꯤꯟꯁꯤꯕꯣ ꯍꯣ ꯍꯨꯟꯖꯤꯟꯁꯤ ꯌꯥꯝ ꯂꯩꯌꯦ ꯑꯩꯅ ꯃꯃꯥꯡ ꯆꯍꯤꯗ ꯐꯩꯅꯥꯝ ꯂꯣꯛꯈꯤꯕꯅꯤ ꯑꯁꯤ ꯍꯥꯏꯅ ꯃꯁꯨ ꯃꯕꯦꯟ ꯑꯗꯨ ꯋꯥꯔꯤ ꯇꯧꯔꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯁꯥꯈꯤ ꯃꯁꯥꯗꯣ ꯉꯝꯗ꯭ꯔꯗꯨꯅ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯂꯩꯔꯝꯃꯤ ꯇꯥꯟꯖꯥꯗꯨꯗ ꯀꯨꯁꯨꯝ ꯑꯗꯨ ꯃꯅꯦꯝꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯃꯥ ꯍꯛꯆꯥꯡ ꯀꯌꯥꯝ ꯉꯝꯗ꯭ꯔꯒꯦ ꯅꯁꯨ ꯅꯨꯄꯥꯗ ꯑꯃꯥꯏꯕ ꯀꯧꯍꯜꯂꯨꯁꯣꯔꯣ ꯍꯣꯏ ꯀꯧꯒꯦꯒ ꯀꯧꯍꯜꯂꯨꯔꯣ ꯏꯆꯥꯁꯦ ꯀꯩꯗꯧꯔꯕꯅꯣ ꯈꯪꯗꯦ ꯄꯪꯋꯥꯗ ꯋꯥꯏ ꯑꯗꯨꯗꯤ ꯑꯩ ꯅꯁꯨ ꯅꯨꯄꯥꯗ ꯑꯃꯥꯏꯕ ꯀꯧꯍꯜꯂꯨꯈꯤꯒꯦ ꯍꯩꯊꯣꯏꯕ ꯏꯆꯥ ꯊꯣꯏꯕ ꯇꯥꯕ꯭ꯔꯥ ꯅꯪꯕꯣ ꯀꯩꯅꯣ ꯏꯃꯥ ꯄꯪꯀꯧꯗ ꯀꯧꯏꯗꯨꯕꯨ ꯀꯩꯒꯤꯅꯣ ꯅꯕꯣꯛꯁꯦ ꯃꯁꯥ ꯉꯝꯗ꯭ꯔꯦꯌꯦ ꯅꯪ ꯑꯃꯨꯛꯇ ꯃꯅꯤꯡ ꯂꯩꯀꯥꯏꯒꯤ ꯈꯨꯔꯥꯃꯥꯏꯕꯗꯣ ꯑꯝꯇ ꯀꯧꯔꯨꯁꯨ ꯏꯃꯥꯗ ꯉꯝꯃꯔꯣꯏ ꯑꯩꯈꯣꯏ ꯄꯥꯕ ꯂꯩꯇ꯭ꯔꯣ ꯑꯩꯈꯣꯏ ꯄꯥꯕꯗ ꯍꯥꯏꯌꯣ ꯑꯩ ꯍꯧꯖꯤꯛ ꯊꯕꯛ ꯆꯠꯇꯧ ꯂꯩ ꯑꯗꯨꯅ ꯐꯔꯛ ꯇꯥꯔꯅꯤ ꯅꯪ ꯄꯥꯕꯗꯤ ꯍꯣꯔꯦꯟ ꯊꯦꯡꯅ ꯍꯜꯂꯛꯀꯅꯤꯅꯦ ꯅꯪꯒꯤ ꯊꯕꯛꯇꯨ ꯆꯠꯇ꯭ꯔꯤꯉꯩꯗ ꯁꯠ ꯑꯝꯇ ꯀꯧꯕꯤꯔꯝꯃꯨ ꯀꯩꯗꯧꯒꯦ ꯑꯁ ꯌꯥꯔꯣꯏ ꯍꯥꯏꯕꯅꯤ ꯑꯩ ꯊꯦꯡꯉꯦ ꯍꯥꯏꯕꯅꯤ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯠꯈꯤ ꯀꯨꯁꯨꯝꯅ ꯃꯁꯤ ꯑꯉꯥꯡꯁꯦ ꯄꯥꯈꯣꯟ ꯍꯥꯏꯕꯗ ꯅꯣꯡꯃꯇ ꯍꯔꯥꯎ ꯌꯥꯗꯦꯍꯦ ꯃꯁꯤ ꯍꯥꯏ ꯃꯧ ꯍꯣꯔꯦꯟ ꯇꯣꯝꯕꯅ ꯊꯕꯛ ꯍꯜꯂꯛꯂꯀꯥꯟꯗꯅꯦ
ꯀꯧꯖꯧꯔꯁꯅꯤ ꯁꯣ ꯅꯪꯁꯨ ꯅꯊꯧ ꯇꯧꯖꯔꯨꯔꯣ ꯑꯩꯁꯨ ꯉꯥꯏꯍꯥꯛꯇꯪ ꯇꯨꯃꯤꯟꯅ ꯍꯤꯞꯀꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈꯤꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯈꯥꯕꯗꯨ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ ꯐꯨꯍꯧꯔꯦ ꯍꯥꯏꯅ ꯑꯉꯥꯡ ꯑꯃꯅ ꯇꯝꯕ ꯂꯥꯛꯄꯗꯒꯤ ꯀꯨꯁꯨꯝꯒ ꯁꯥꯈꯤꯒꯗꯨ ꯑꯉꯥꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯂꯥꯛꯂꯝꯃꯤ ꯃꯧ ꯑꯃꯅ ꯂꯥꯛꯑꯦ ꯃꯣꯏꯒꯤ ꯃꯃꯥꯒ ꯃꯕꯣꯛꯀ 이수 ꯊꯣꯏꯕ ꯀꯩꯅꯣ ꯇꯧꯔꯤꯁꯤꯗꯤ 이수ꯗ ꯑꯁꯨꯛ ꯊꯤꯅ ꯄꯨꯕꯤꯔꯤꯕꯁꯤꯕꯨ ꯀꯅꯥꯅꯅꯣ ꯍꯥ ꯀꯩꯅꯣꯅꯤ 이마ꯕꯣꯛ ꯍꯦꯛ ꯌꯧꯔꯛꯄꯒ ꯅꯁꯨꯒꯤ ꯍꯀꯟ ꯆꯪꯂꯤꯕꯗꯨꯕꯨ ꯀꯩꯒꯤꯅꯣ 이마ꯕꯣꯛꯀꯤ ꯅꯁꯨꯁꯤꯅ ꯑꯔꯥꯟꯕ ꯊꯕꯛ ꯇꯧꯔꯨꯕꯒꯤꯅꯤ ꯃꯌꯥꯝꯅ ꯐꯨꯔꯤꯕꯁꯤ ꯑꯩꯒꯤ 이수ꯅ ꯀꯔꯤ ꯇꯧꯔꯝꯂꯒꯦ ꯍꯥꯏꯔꯤꯕꯁꯤꯕꯣ ꯍꯣ 이마ꯕꯣꯛꯀꯤ ꯅꯁꯨꯁꯤꯅꯅꯦ ꯃꯤꯒꯤ ꯃꯆꯥ ꯑꯃ ꯇꯝꯊꯤꯅ ꯐꯨꯕꯤꯔꯝꯃꯤ ꯑꯗꯨꯒꯤꯅꯤ ꯂꯩꯀꯥꯏ ꯃꯌꯥꯝꯅ ꯃꯥꯕꯨ ꯐꯨꯗꯨꯅ ꯋꯥꯔꯛꯂꯤꯕꯁꯤ ꯃꯧ ꯑꯃꯅ ꯍꯧꯖꯤꯛ ꯃꯥꯅ ꯐꯨꯔꯝꯂꯤꯕ ꯅꯨꯄꯥ ꯃꯆꯥꯗꯣ ꯑꯔꯨꯕ ꯐꯤꯕꯝꯗ ꯂꯥꯏꯀꯠꯅꯔꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯕꯗꯤ ꯈꯨꯟꯖꯥꯁꯤꯡ 이마ꯕꯣꯛꯀꯤ ꯅꯁꯨꯁꯦ ꯉꯥꯛꯄꯤꯕ ꯉꯝꯂꯣꯏ ꯅꯨꯄꯥ ꯑꯃꯅ ꯐꯨꯖꯤꯜꯂꯨ ꯃꯁꯤ ꯅꯨꯄꯥꯁꯤ ꯃꯤ ꯌꯥꯝ ꯎꯁꯤꯠꯇꯕꯅꯦ ꯃꯁꯤ ꯃꯌꯨꯝꯗ ꯃꯥꯅ ꯄꯪꯇꯧ ꯇꯧꯕ ꯌꯥꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯩꯉꯣꯟꯗꯁꯨ ꯇꯧꯕ ꯌꯥꯔꯦ ꯇꯧꯔꯤꯅꯦ ꯍꯣꯏ ꯅꯌꯨꯝꯗ ꯋꯥꯔꯛꯄꯤꯅꯕ ꯃꯤ ꯂꯩꯇ꯭ꯔꯕꯁꯨ ꯂꯩꯀꯥꯏꯗꯗꯤ ꯋꯥꯔꯛꯄꯤꯅꯕ ꯌꯥꯝ ꯂꯩ ꯃꯁꯦ ꯅꯪ ꯀꯥꯎꯒꯅꯨ ꯃꯧ ꯑꯃꯅ 이마ꯕꯣꯛꯀꯤ ꯅꯁꯨꯁꯦ ꯌꯥꯝ ꯐꯠꯇꯕ ꯃꯤꯅꯦ ꯃꯥꯅ ꯉꯝꯂꯤꯕꯨ ꯃꯤꯒꯤ ꯐꯥꯈ꯭ꯔꯕ ꯃꯔꯝ ꯃꯣꯛꯈ꯭ꯔꯕ ꯃꯆꯥꯗꯣ ꯃꯔꯥꯜ ꯁꯨꯛꯂꯩ ꯂꯩꯖꯗꯕꯗꯣ ꯃꯥꯅ ꯄꯥꯝꯖꯕ ꯅꯨꯄꯤ ꯈꯪꯅꯔꯝꯃꯦ ꯍꯥꯏꯗꯅ ꯏꯍꯤꯡ ꯅꯥꯍꯤꯡꯁꯥꯈꯩ ꯐꯨꯔꯝꯂꯤꯕꯅꯤꯅꯦ ꯃꯥꯅ ꯃꯧ ꯑꯃꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯁꯤꯒꯤ ꯅꯨꯄꯥ ꯃꯆꯥꯁꯦ ꯃꯁꯦ ꯌꯥꯗꯦ ꯍꯥꯏꯕ ꯑꯝꯇꯪ ꯈꯪꯍꯟꯕꯅꯗꯤ ꯐꯕꯅꯤ ꯃꯌꯨꯝꯗ ꯃꯥꯅ ꯉꯝꯅ ꯆꯠꯄ ꯂꯤꯆꯠꯇꯣ ꯑꯗꯨꯃꯥꯏꯅ ꯃꯤꯉꯣꯟꯗꯁꯨ ꯃꯥꯅ ꯉꯝꯅꯤꯟ ꯇꯧꯔꯤꯕꯅꯤ ꯃꯁꯦ ꯑꯃꯨꯛꯇꯪꯗꯤ ꯃꯇꯨꯡ ꯃꯅꯥꯎ ꯑꯃꯨꯛ ꯍꯟꯅ ꯇꯧꯗꯅꯕ ꯋꯥꯔꯛꯍꯧꯕꯗꯤ ꯌꯥꯔꯕꯅꯤ ꯑꯍꯜ ꯑꯃꯅ ꯑꯩꯗꯤ ꯃꯁꯤꯒꯤ ꯅꯨꯄꯥ ꯃꯆꯥꯁꯦ ꯄꯤꯛꯂꯤꯉꯩꯗꯒꯤ ꯑꯗꯨꯝ ꯐꯔꯣꯏ ꯍꯥꯏꯕꯁꯦ ꯈꯪꯈ꯭ꯔꯕꯅꯤ ꯃꯥꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯅꯅꯤ ꯃꯤꯉꯣꯟꯗ ꯀꯛ ꯊꯤꯟꯗꯨꯅ ꯈꯟꯅꯕ ꯑꯗꯨꯝ ꯍꯧꯗꯨꯅ ꯂꯥꯛꯂꯕꯅꯤ ꯀꯨꯁꯨꯝ ꯑꯃꯗꯤ ꯁꯥꯈꯤꯗꯨ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯕ ꯐꯥꯎꯔꯛꯂꯝꯃꯤ ꯀꯨꯁꯨꯝ ꯃꯌꯥꯝꯗ ꯑꯁꯨꯝꯅ ꯍꯥꯏꯖꯔꯛꯂꯝꯃꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯑꯩꯒꯤ ꯏꯆꯥꯁꯦ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯁꯣꯛꯇꯨꯅ ꯂꯩꯔꯤꯕ ꯅꯨꯄꯥ ꯃꯆꯥꯗꯨꯁꯨ ꯑꯩꯈꯣꯏꯅ ꯑꯁꯪꯕ ꯁꯦꯜ ꯄꯨꯝꯕ ꯄꯨꯊꯣꯛꯇꯨꯅ ꯂꯥꯌꯦꯡꯖꯔꯒꯦ ꯏꯆꯥꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯃꯃꯥ ꯑꯩꯅ ꯂꯥꯜꯂꯦ ꯍꯥꯏꯖꯔꯤ ꯃꯌꯥꯝ ꯑꯩ ꯏꯆꯥꯁꯦ ꯌꯨꯝꯗ ꯄꯨꯖꯈ꯭ꯔꯒꯦ ꯃꯃꯥ ꯑꯩꯅ ꯋꯥꯔꯛꯆꯔꯨꯔꯒꯦ ꯑꯁꯤ ꯍꯥꯏꯅ ꯀꯨꯁꯨꯝꯅ ꯈꯨꯟꯖꯥꯁꯤꯡꯗ ꯂꯥꯜꯂꯦ ꯍꯥꯏꯖꯗꯨꯅ ꯃꯆꯥꯕꯨ ꯃꯌꯨꯝꯗ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ ꯇꯣꯝꯕꯁꯨ ꯃꯆꯥꯒꯤ ꯄꯥꯎ ꯇꯥꯔꯗꯨꯅ ꯊꯕꯛ ꯃꯐꯝꯗꯒꯤ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯍꯩ ꯅꯨꯄꯤ ꯑꯩꯅ ꯇꯥꯔꯤꯕ ꯄꯥꯎꯁꯤꯕꯨ ꯀꯩꯅꯣ ꯅꯆꯥ ꯅꯨꯄꯥꯗꯣ ꯀꯥꯏꯗ ꯂꯩ ꯃꯥ ꯀꯥꯏꯗ ꯂꯩꯒꯦ ꯃꯥꯅ ꯑꯁꯨꯛ ꯌꯥꯝ ꯐꯠꯇ꯭ꯔꯤꯕꯁꯤꯕꯨ ꯀꯩꯒꯤꯅꯣ ꯃꯣꯏ ꯕꯥꯕꯥ ꯑꯝꯇ ꯐꯤꯡꯒꯠꯄꯤꯈꯤꯅꯣ ꯇꯣꯝꯕ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯗꯦ ꯃꯆꯥꯅꯨꯄꯥꯕꯨ ꯂꯥꯛꯇꯨꯅ ꯀꯧꯔꯛꯂꯝꯃꯤ ꯊꯣꯏꯕ ꯅꯪ ꯀꯥꯏꯗ ꯂꯩꯒꯦ ꯀꯩꯅꯣ ꯑꯩ ꯁꯤꯗ ꯂꯩ ꯇꯣꯝꯕ ꯃꯆꯥꯅꯨꯄꯥꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯖꯤꯜꯂꯤ ꯅꯪꯅ ꯇꯧꯔꯤꯁꯤ ꯀꯩꯅꯣ ꯍꯥ ꯑꯩꯅ ꯇꯥꯔꯤ ꯄꯥꯎꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛꯀꯁꯨ ꯇꯣꯝꯕ ꯃꯆꯥꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯖꯤꯜꯂꯤ ꯁꯥꯈꯤ ꯃꯆꯥꯅꯨꯄꯥꯕꯨ ꯈꯝꯖꯩ ꯇꯣꯝꯕ ꯉꯁꯤꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯎꯔꯝꯃꯤ ꯃꯃꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯉꯥꯡꯂꯛꯂꯝꯃꯤ ꯏꯃꯥ ꯃꯁꯤ ꯄꯨꯝꯕ ꯏꯃꯥꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ ꯏꯃꯥꯅ ꯑꯉꯥꯡꯁꯦ ꯀꯟꯈꯠꯇꯅ ꯃꯥꯅ ꯇꯧꯔꯤꯈꯩ ꯌꯥꯍꯟꯕꯗꯒꯤ ꯊꯣꯛꯂꯤꯕ ꯉꯥꯛꯇꯅꯤ ꯍꯧꯖꯤꯛꯇꯤ ꯅꯨꯡꯉꯥꯏꯔꯦ ꯃꯤꯌꯥꯝ ꯃꯥꯡꯗ ꯏꯀꯥꯏ ꯐꯤꯔꯨ ꯈꯨꯝꯃꯤ ꯍꯦ ꯀꯩꯒꯤꯅꯣ ꯅꯪꯅ ꯃꯤꯒꯤ ꯃꯆꯥꯗꯣ ꯇꯝꯊꯤꯅ ꯐꯨꯔꯨ ꯍꯥꯏꯔꯤꯁꯦ ꯍꯥ ꯍꯦ ꯋꯥꯔꯛꯇ ꯃꯆꯥ ꯂꯩꯀꯥꯏꯅ ꯅꯪꯕꯨ ꯋꯥꯔꯛꯇ ꯃꯄꯥꯟ ꯊꯣꯛꯑꯦꯅ ꯉꯥꯡꯅꯍꯧꯔꯦꯅꯦ ꯐꯖꯔꯦ ꯏꯖꯠ ꯁꯔꯥ ꯆꯠꯂꯦꯗꯅ ꯈꯥꯕꯗꯨ ꯊꯋꯥ ꯁꯥꯗꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ ꯇꯣꯝꯕ ꯃꯆꯥꯅꯨꯄꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯁꯥꯎꯅ ꯑꯃꯨꯛꯀꯁꯨ ꯈꯨꯄꯥꯛꯅ ꯃꯃꯥꯏꯗ ꯊꯥꯖꯤꯜꯂꯤ ꯈꯥꯕꯗꯨ ꯍꯟꯗꯛꯇꯤ ꯃꯄꯥꯒꯤ ꯃꯉꯛꯁꯝ ꯑꯗꯨ ꯃꯦꯜꯂꯛꯂꯝꯃꯤ ꯀꯨꯁꯨꯝꯅ ꯍꯦ ꯊꯣꯏꯕ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯁꯦ ꯍꯥ ꯅꯄꯥꯁꯤ ꯁꯤꯕ ꯇꯥꯔꯦꯅꯦ ꯊꯥꯗꯣꯛꯑꯣ ꯑꯁꯤ ꯍꯥꯏꯅ ꯀꯨꯁꯨꯝꯅ ꯃꯆꯥꯕꯨ ꯆꯤꯡꯊꯣꯛꯏ ꯑꯗꯨꯒ ꯃꯆꯥꯕꯨ ꯐꯨꯕ ꯍꯧꯔꯛꯂꯝꯃꯤ ꯅꯪꯅ ꯁꯨꯛ ꯌꯥꯝꯅ ꯐꯠꯇ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥ ꯅꯪꯅ ꯅꯄꯥꯁꯤꯗ ꯈꯨꯠ ꯊꯥꯕ ꯉꯝꯂꯕꯅꯤ ꯅꯄꯥꯗ ꯈꯨꯠ ꯊꯥꯕ ꯉꯝꯂꯕꯅꯦꯕ ꯅꯪꯁꯦ ꯑꯩꯉꯣꯟꯗ ꯁꯤꯡꯅꯔꯛꯂꯕꯗꯤ ꯑꯗꯨ ꯉꯥꯛꯇꯅꯤ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯈꯥꯕꯗꯨ ꯁꯥꯎꯅ ꯃꯄꯥꯟꯗ ꯊꯣꯛꯈꯤꯔꯝꯃꯤ ꯀꯨꯁꯨꯝ ꯑꯁꯥꯎꯕ ꯄꯨꯝꯕ ꯃꯅꯦꯝꯗ ꯇꯥꯏꯅꯔꯛꯂꯝꯃꯤ ꯀꯔꯤꯒꯤꯁꯨ ꯃꯅꯦꯝꯗ ꯇꯥꯏꯅꯔꯣꯏ ꯃꯍꯥꯛꯅꯅꯤ ꯃꯁꯨ ꯃꯥꯡꯍꯜꯂꯤꯕꯁꯤ ꯄꯦꯜꯂꯕ ꯏꯃꯥ ꯍꯧꯖꯤꯛꯇꯤ ꯅꯁꯨꯁꯦ ꯃꯄꯥꯗ ꯈꯨꯠ ꯊꯥꯕ ꯉꯝꯗꯦ ꯀꯔꯤꯒꯤꯅꯣ ꯇꯨꯃꯤꯟ ꯂꯩꯔꯤꯕꯅꯤ ꯅꯁꯨꯁꯤ ꯏꯟꯁꯤꯜꯂꯣ ꯃꯄꯥꯁꯤ ꯐꯨ ꯍꯥꯏꯗꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯤꯒꯤ ꯃꯆꯥꯗ ꯐꯨ ꯍꯥꯏꯅ ꯏꯟꯁꯤꯟꯕꯗꯣ ꯑꯗꯨꯃꯥꯏꯅ ꯏꯟꯁꯤꯜ ꯄꯤꯛꯂꯤꯉꯩ ꯋꯥꯔꯛꯇꯧ ꯃꯇꯝꯗꯨꯗ ꯏꯆꯥꯕꯨ ꯃꯃꯥ ꯑꯩꯅ ꯋꯥꯔꯛꯇꯕ꯭ꯔꯣ ꯑꯗꯨꯕꯨ ꯑꯩꯅ ꯋꯥꯔꯛꯆꯕꯗ ꯑꯩꯕꯨ ꯏꯃꯥꯅ ꯐꯠꯇꯕꯤ ꯃꯆꯥ ꯅꯨꯡꯁꯤ ꯈꯪꯗꯕꯤ ꯇꯥꯍꯟꯈꯤꯕ ꯅꯠꯇ꯭ꯔꯣ ꯄꯤꯛꯂꯤꯉꯩ ꯅꯧꯔꯤꯉꯩ ꯃꯇꯝꯗ
माना तौ फत्तब कयादुना अैना सेमदोक्नब होटनबदा इमाना इचासिबु कनखतुना थमखिब नत्रो मबोक अमा ओइबगी इमाना नोंबदा अफब पौतक ताकपिखिब्रा मदुगी महुत नुंसिरिनि हाइना अगांसिना फत्तब थबक तौबदा नोक्तुना येंखिब नत्रो इमाना इचासे मांगहनबने इमाना पेलो हौजिकि इमासु पेलोबा साखी ममौगी वफम अदु ताबदा ममितगी मपी ताखिब खंगहौदे नसीदी मासु खंगजरकले महाकना मसु नुपाबु मांगहनबने हाइबा नसीदी साखी मागी मराल पुंबा मसाना याजरे तोंबा पेंदना ममादा असुम हाइरक्लमी इमाना नसु नुसिबदा नसुसे मांगलबने मबो खुदिंगमा मसुबु नुसिरबा गाक्तनी अदुबो इमागी नसु खुनुसिसिदि अगांग मांगनब खुनुसिनि हौजिकि इमाना नसुसे मांगहलबने इमागे पाम फंगलबने इमागी तोंबा इमाहोत बेमा नखोयेनिगी नफमदा इमा याम लानख्रे हैना इसु नुंसिरिनि हाइदना इसुगे पामदा तौहलुबा मतम पुंबदा इसुबु कनखलुबा लमहेलप मतमदा खुपांगना सेट थादुना वारकपगी महुत इसुना फत्तब थबक तौबदा नोक्तुना येंखिबगी महैने ऐना गसी फगलिबसे असी हाइना साखी निंगमदना कपली असुमना तौनरिङै लैकाइगी मी मयाम हुबतुन लाक्लमी नुपा अमना युमसि कनाकना लेगे मपान थोलो इमुंगदा लैरबा मखोय अहुम अदु मपान थोलक्लमी तोंबा पाखना सुम हाइरक्लमी मयाम कैदोबा यावरगे नसा नुपासे मी याम सितेने मागी मसासिदा अकीबा हाइबदो अमता यावदेने माना ngमद्रदि यादबदौना अमाइबगिदा लाइकन्नदा लैरिबा नुपा मसादुबु हाना मुक तौरमलिबनिने हा करिनो हारिबसिबो नुपा मसादुदि हौजिकति कशु थोदोकपो तहौद्रब्रा कशु थोदोकति तहौद्रे मान अमाइबगिदा संखिबदो खुंजा खरन ओबदगी सिंगनरदुना मागी तुंगिनुदा संगहौबदगी नुपा मसादुगि थवाइदि कनबा ngमहौरे अदुबु तोंबा नंगी नसा नुपासे अखोइना लेमना थारोय माना याम अनम कलिबा माना ngमद्रबदि यादे हाइना मुक्लिबसे अमुक्तंगदि यादे हाइबम खंगनगे मयामना पामना तौबिरो फत्तब मादे अैना मयामगी खुता सिनजगे इसा वरा हौदोबै खोइना सोइबने मयामगी पामदो तौबिख्रो असी हाइना तोंबा ममितगी मपीदि सिंथब लेपलमदे कुसुमसु कपली सखीसु मथ्वाइ साकना कपली लेकाइदुगी अहल अमना असुम हाइरक्लमी फरेदुदि नखोइगी नचानुपासे कैसुम संगदा थमलगे चही 10 सिमदि माना तौरिबा फत्तब थबक सिगी चैराक ओइना वाना कैसुम संगदा लेलुरसनो असी हाइना खुंजासिंगना खाबबु चही 10 कैसुम संगदा थंबा हाइना वरेपनादुना खाबबु कैसुम संगदा थमखिरमी असुमना मतमदे सुम हौखि नोंमगी नुमितनि लंचेनबा मबोकी मखोंग अदु हांबिरि अबोकसे अबोकी खोंगदो ऐ हांबिगे यारनी अबोक सुम तौगे यादे नसु नाबिदुइने अैगे अबोक नुसिबि हौजिकति नसुना अबोकी सेवा पुंग तौरदुइने अैना हिंलिसे अबोकीने थाइनैना गांग ओरिङै अबोकना अैगे खोंग हांबिबदो अदुगी हौजिक अमु अैना अबोकी खोंग हांबिदुइने असिदिबको इसु सना मतम पुंबदा नथक थोंबा हलदा थक्सी खसी खंगना चलुको मिपुंग खुदिंगना लंचिनबगी मतौ तमजौ हाइना सोना हलुको असुमना मसुमबेना सानरिबा वरी तौरिबा पुंबा साखीना उरमी साखी मदोम असुमना हाइजरमी थारोय बेमा नंगिना सुसे उथोकना सुफाख्रिदा मसी पुंबा मबोक ओइबि नंगना नसुबु अफबा लंबिदा लमजिंगबिबगिनिको अदुबु अइदि मटिक जादबि मबोकनि ngasi tholiba thongdok pumba aina isu hakan jangluba isuna hairikai tawrubadagi tholiba ngaktani lebak mazasa agang nu sirini haidana makoina hairikai makoina tawrikai yabiruno nakoina tasengna nasano subunu sirabadi makoina phattaba matawrakpada ngang saktuna warak hauko natrabadi aingona thokliba asigo nakoina su thokloi hainingai leite असी हाइना साखी मदोम पेंदना कपजरमी असुमना हौजिकति कैसुम संगदा लेख्रबा खाबसो माना तौरिबा पुंबा फत्तबा थबकनि हाइना खंगलक्तुना वखल तारक्लदुना मागी चैराक फंगबगी मतम मदु लोइबा गाइना कैसुम संगदा लेनखिरमी खरा खजिक हौजिंख्रबा मतम अमगी वारिनी नमथांग कौबा खुल अमदा तोमसौ कौबा अहल अमा लेरमी तोमसौगी मसा अहुमनी पिबा अनि अमगा नाइतोम साचबी निंगोल अमगा
ꯅꯤꯡꯉꯣꯜ ꯑꯁꯤꯅ ꯑꯍꯜ ꯑꯣꯏꯕꯅꯤ ꯃꯇꯥꯡ ꯃꯇꯝ ꯆꯥꯔꯦ ꯈꯟꯅ ꯍꯥꯏꯅ ꯁꯤꯡꯅꯕ ꯇꯧꯔꯕ ꯃꯇꯨꯡ ꯑꯐꯕ ꯅꯨꯄꯥ ꯑꯃ ꯌꯦꯡꯗꯨꯅ ꯅꯤꯡꯉꯣꯜ ꯑꯁꯤꯁꯨ ꯊꯥꯖꯈ꯭ꯔꯦ꯫ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡ ꯇꯣꯝꯆꯧꯒꯤ ꯃꯆꯥ ꯄꯤꯕꯥ ꯑꯍꯜꯗꯨ ꯅꯨꯄꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯂꯤ꯫ ꯄꯤꯕꯥ ꯑꯍꯜꯒꯤ ꯃꯃꯤꯡ ꯑꯁꯤꯅ ꯄꯨꯔꯦꯜ ꯍꯥꯏꯅ ꯀꯧꯕꯅꯤ꯫ ꯄꯨꯔꯦꯜ ꯅꯨꯄꯤ ꯆꯦꯜꯂꯛꯂꯦ ꯍꯥꯏꯗꯨꯅ ꯂꯩꯀꯥꯏꯗꯨꯃ ꯁꯤꯟ ꯊꯨꯡꯈ꯭ꯔꯦ꯫ ꯄꯨꯔꯦꯜꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯂꯥꯛꯂꯤꯕꯤ ꯏꯌꯥꯏꯅꯨ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕ, ꯋꯥꯉꯥꯡ ꯁꯉꯥꯡ ꯅꯨꯡꯁꯤꯕꯤ, ꯏꯪꯖ ꯇꯞꯆꯕꯤ ꯅꯨꯄꯤ ꯑꯃꯅꯤ꯫ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯑꯣꯏꯗꯨꯅꯁꯨ ꯄꯨꯔꯦꯜꯒꯤ ꯃꯃꯥꯏꯕꯦꯝꯃ ꯊꯕꯥꯅ ꯏꯌꯥꯏꯅꯨꯕꯨ ꯃꯃꯧ ꯑꯣꯏꯅ ꯂꯧꯁꯤꯟꯕ ꯄꯥꯝꯈꯤꯗꯦ꯫ ꯃꯔꯝꯗꯤ ꯏꯌꯥꯏꯅꯨꯒꯤ ꯏꯃꯨꯡ ꯑꯁꯤ ꯌꯥꯝꯅ ꯅꯪꯕ ꯂꯥꯏꯔꯕ ꯏꯃꯨꯡ ꯑꯃ ꯑꯣꯏꯔꯝꯈꯤ꯫ ꯄꯨꯔꯦꯜꯒꯤ ꯃꯃꯥ ꯊꯕꯥꯗꯤ ꯂꯟ ꯊꯨꯝꯗ ꯃꯤꯍꯧꯕ, ꯑꯎꯟꯄꯣꯠꯇ ꯃꯤꯀꯥꯕ ꯅꯨꯄꯤ ꯑꯃꯈꯛꯅꯤ꯫ ꯃꯗꯨꯅ ꯏꯌꯥꯏꯅꯨꯕꯨ ꯃꯃꯧ ꯑꯣꯏꯅ ꯄꯨꯁꯤꯟꯕ ꯄꯥꯝꯂꯝꯗꯦ꯫ ꯄꯥꯝꯗꯦ ꯍꯥꯏꯗꯨꯅꯁꯨ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩꯔꯤ, ꯃꯆꯥ ꯄꯨꯔꯦꯜꯅ ꯄꯥꯝꯖꯅ ꯄꯨꯖꯔꯛꯂꯕ ꯃꯃꯧꯅꯤ꯫ ꯁꯥꯒꯩ ꯅꯥꯇꯩ ꯀꯩꯔꯣꯜ ꯂꯩꯀꯥꯏ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯔꯤ꯫ ꯅꯨꯄꯤꯁꯤꯕꯨ ꯏꯟꯊꯣꯛꯂꯨꯕ ꯌꯥꯕ ꯅꯠꯇꯦ, ꯄꯥꯝꯗ꯭ꯔꯕꯁꯨ ꯄꯥꯝꯗꯅ ꯏꯌꯥꯏꯅꯨꯕꯨ ꯂꯧꯁꯤꯟꯕꯗ ꯇꯥꯈ꯭ꯔꯦ꯫ ꯏꯌꯥꯏꯅꯨ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯍꯣꯠꯅꯕ ꯌꯥꯝꯅ ꯀꯟꯕ ꯑꯉꯥꯡꯅꯤ꯫ ꯃꯊꯧꯅꯥ ꯃꯔꯤꯡꯖꯦꯜ ꯂꯩ, ꯃꯃꯥ ꯃꯄꯥ ꯅꯧꯅ ꯀꯥꯏꯅꯈ꯭ꯔꯦ꯫ ꯑꯗꯨꯛ ꯑꯉꯥꯡ ꯑꯣꯏꯔꯤꯕꯤ ꯃꯥꯅ ꯃꯧꯄꯥ ꯑꯅꯤꯕꯨ ꯃꯍꯩ ꯃꯁꯤꯡ ꯇꯝꯍꯜꯂꯛꯄꯅꯤ꯫ ꯏꯌꯥꯏꯅꯨ ꯃꯥꯒꯤ ꯑꯋꯥꯕꯗꯤ ꯁꯥꯒꯩ ꯅꯥꯇꯩ ꯄꯨꯝꯅꯃꯛꯅ ꯈꯪꯏ꯫ ꯂꯨꯍꯣꯡꯗꯧꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯃ ꯐꯪꯂꯕꯗ ꯏꯌꯥꯏꯅꯨꯒꯤ ꯃꯗꯣꯝꯆꯥ ꯑꯃ ꯏꯌꯥꯏꯅꯨꯕꯨ ꯎꯅꯕ ꯂꯥꯛꯈꯤ꯫ ꯏꯌꯥꯏꯅꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤꯕꯤ ꯊꯥꯔꯣ ꯏꯌꯥꯏꯅꯨꯕꯨ ꯀꯧꯅꯕ ꯍꯣꯠꯅꯩ꯫ "ꯏꯌꯥꯏꯅꯨ, ꯏꯌꯥꯏꯅꯨ!" ꯏꯌꯥꯏꯅꯨꯁꯨ ꯌꯥꯝ ꯊꯨꯅ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯊꯣꯔꯛꯂꯦ꯫ "ꯏꯗꯣꯝꯆꯥ, ꯀꯥꯏ ꯆꯠꯂꯨꯕꯅꯣ? ꯁꯣꯝꯗ ꯐꯝꯁꯤ꯫ ꯅꯪ ꯎꯅꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ." ꯊꯥꯔꯣꯗꯨ ꯃꯥꯡꯒꯣꯜꯗ ꯀꯥꯈꯠꯂꯤ꯫ ꯏꯌꯥꯏꯅꯨꯅ ꯐꯤꯗꯥ ꯊꯥꯔꯤ꯫ ꯐꯤꯗꯥꯗꯨꯗ ꯐꯝꯂꯗꯨꯅ ꯊꯥꯔꯣꯅ ꯋꯥꯔꯤ ꯍꯧꯔꯛꯂꯦ꯫ "ꯅꯪ ꯂꯨꯍꯣꯡꯒꯗꯧꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯐꯪꯕꯗ ꯏꯗꯣꯝꯆꯥꯁꯦ ꯍꯦꯛꯇ ꯂꯥꯛꯂꯕꯅꯤ꯫ ꯅꯗꯣꯝꯆꯥ ꯑꯃ ꯂꯩꯔꯤ ꯍꯥꯏꯕꯁꯦ ꯅꯪꯕꯨ ꯀꯥꯎꯔꯕ꯭ꯔꯣ? ꯀꯔꯤꯒꯤ ꯄꯥꯎ ꯍꯥꯏꯔꯛꯇ꯭ꯔꯤꯕꯅꯣ?" "ꯏꯗꯣꯝꯆꯥ, ꯑꯅꯛꯄ ꯈꯔꯈꯛ ꯅꯠꯇꯅ ꯃꯤꯒ ꯑꯝꯇ ꯍꯥꯏꯗ꯭ꯔꯦꯗ. ꯑꯩꯁꯨ ꯌꯥꯝ ꯏꯀꯥꯏꯖꯩ. ꯃꯁꯤꯗꯤꯅꯦ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯑꯗꯨꯝ ꯇꯧꯗꯧꯔꯕ ꯊꯕꯛꯅꯤ. ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯏꯀꯥꯏꯔꯤꯕꯕꯣ?" "ꯏꯗꯣꯝꯆꯥ, ꯏꯄꯥꯅꯤꯁꯤ ꯍꯨꯟꯗꯣꯛꯂꯝꯂꯒ ꯑꯩ ꯆꯠꯈꯤꯕ ꯇꯥꯔꯦ. ꯊꯋꯥꯏꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ." "ꯅꯧꯄꯥ ꯑꯅꯤꯒꯤ ꯑꯣꯏꯅꯗꯤ ꯅꯕꯣꯛꯍꯣꯏꯁꯨ ꯂꯩꯔꯤꯗꯅ, ꯀꯔꯤꯝꯇ ꯍꯦꯛ ꯈꯜꯂꯨꯅꯨ. ꯑꯗꯨꯕꯨ ꯋꯥ ꯑꯣꯏꯅ ꯍꯦꯛ ꯇꯧꯔꯗꯅ ꯅꯪꯕꯨ ꯂꯨꯍꯣꯡꯕꯒꯤ ꯀꯔꯤ ꯂꯥꯡꯂꯒꯦ?" "ꯀꯔꯤꯕꯨ ꯂꯥꯡꯗꯣꯏꯅꯣ? ꯑꯔꯩꯕ ꯈꯔ ꯁꯨꯝ ꯄꯨꯈ꯭ꯔꯒꯦ ꯏꯗꯣꯝꯆꯥ." "ꯍꯩꯃꯥ, ꯉꯥꯎꯔꯕ꯭ꯔꯣ ꯅꯪꯕꯣ? ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃ ꯂꯩꯔꯒ ꯇꯥꯖꯨꯞ ꯍꯦꯛꯇ ꯆꯠꯄ ꯌꯥꯕ꯭ꯔꯣ? ꯑꯆꯧꯕ ꯄꯣꯠ ꯑꯃꯗꯤ ꯏꯗꯣꯝꯆꯥꯅ ꯄꯥꯡꯒꯗꯧꯔꯤꯕꯅꯤ. ꯑꯗꯣ ꯅꯨꯄꯥ ꯃꯌꯨꯝꯗꯒꯤ ꯁꯦꯜ ꯅꯨꯡꯒ ꯂꯧꯗꯕ꯭ꯔꯣ?" "ꯏꯗꯣꯝꯆꯥ, ꯑꯩ ꯂꯧꯔꯣꯏꯗ. ꯃꯈꯣꯏꯁꯨ ꯑꯋꯥꯕ ꯏꯃꯨꯡꯅꯤ. ꯑꯩ ꯃꯤꯉꯣꯟꯗꯗꯤ ꯑꯋꯥꯕ ꯄꯤꯅꯤꯡꯗꯦ." "ꯌꯥꯏꯅꯨ, ꯃꯁꯤꯁꯨ ꯆꯠꯅꯕꯤꯅꯤ. ꯆꯠꯅꯕꯤ ꯌꯥꯎꯗꯕ ꯌꯥꯗꯦꯅꯦ. ꯅꯪꯅ ꯇꯥꯖꯨꯞ ꯆꯠꯂꯗꯤ ꯂꯩꯀꯥꯏꯗ ꯍꯦꯛꯇ ꯋꯥꯔꯤꯅꯗꯣꯏꯅꯤ. ꯅꯪꯕꯨ ꯋꯥꯈꯜ ꯈꯜꯂꯨꯅꯦ ꯌꯥꯏꯅꯨ." "ꯏꯗꯣꯝꯆꯥ, ꯑꯣꯏꯅꯤꯡꯕ ꯑꯃ ꯑꯣꯏꯔꯁꯅꯨ. ꯑꯩ ꯇꯨꯃꯤꯟꯅ ꯁꯨꯝ ꯂꯩꯖꯔꯒꯦ. ꯑꯉꯝꯕ ꯈꯔ ꯄꯨꯈ꯭ꯔꯒꯦ." "ꯐꯔꯦ, ꯅꯪꯅ ꯑꯗꯨꯝꯅ ꯈꯜꯂꯕꯗꯤ ꯏꯗꯣꯝꯆꯥꯅ ꯀꯔꯤꯃꯨꯛ ꯍꯥꯏꯔꯨꯅꯤ." ꯏꯌꯥꯏꯅꯨ ꯃꯥꯒꯤ ꯊꯃꯣꯏꯗꯤ ꯑꯉꯛꯄꯅꯤ. ꯑꯋꯨꯟꯄꯣꯠ ꯐꯖꯅ ꯁꯤꯜ ꯂꯥꯡꯗꯦ. ꯑꯔꯩꯕ ꯈꯔꯅ ꯌꯥꯅꯕ ꯍꯣꯠꯅꯈ꯭ꯔꯦ꯫ ꯐꯃꯨꯡ ꯃꯆꯥ ꯑꯃ, ꯎꯄꯨ ꯃꯆꯥ ꯑꯃ, ꯑꯇꯩ ꯑꯇꯣꯞꯄ ꯄꯣꯠꯂꯝ ꯈꯔꯒ, ꯃꯗꯨꯅ ꯏꯌꯥꯏꯅꯨꯒꯤ ꯑꯋꯨꯟꯄꯣꯠ ꯑꯣꯏꯅ ꯄꯨꯗꯨꯅ ꯃꯍꯥꯛ ꯂꯥꯛꯈꯤ꯫ ꯏꯌꯥꯏꯅꯨ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯈꯔ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯈꯤꯕ ꯎꯏ꯫ ꯏꯌꯥꯏꯅꯨꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤꯕꯨ ꯃꯃꯨꯠ ꯇꯥꯅ ꯈꯪꯂꯕ ꯑꯍꯜꯁꯤꯡ ꯑꯣꯏꯔꯝꯒꯅꯤ꯫ ꯃꯁꯛꯅꯦ ꯃꯇꯧꯅꯦ ꯉꯧꯔꯣꯛ ꯍꯦꯛ ꯉꯧꯔꯗꯅ ꯀꯩꯅꯥꯒꯤ ꯁꯛꯂꯣꯟꯒ ꯂꯧꯕ ꯑꯁꯤꯗꯗꯤ ꯏꯌꯥꯏꯅꯨꯗꯨ ꯌꯥꯝꯅ ꯐꯖꯈꯤ꯫ ꯁꯥꯒꯩ ꯑꯁꯤꯒꯤ ꯃꯧꯗ ꯏꯌꯥꯏꯅꯨ ꯅꯝꯊꯨꯕꯤꯅꯕ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯍꯥꯏꯅꯈꯤꯕꯅꯤ꯫ ꯃꯇꯝꯗꯤ ꯈꯪꯍꯧꯕ ꯅꯠꯇꯦ. ꯂꯨꯍꯣꯡꯈꯤꯕ ꯊꯥ 2 ꯐꯥꯈ꯭ꯔꯦ. ꯑꯌꯨꯛ ꯉꯟꯇꯥ ꯑꯉꯟꯕꯗꯅꯤ. ꯃꯅꯦꯝ ꯏꯕꯦꯝꯃ ꯊꯕꯥꯗꯨ ꯃꯃꯨꯒꯤ ꯃꯅꯥꯛ ꯑꯁꯤꯗ ꯆꯪꯂꯛꯏ꯫ "ꯌꯥꯏꯅꯨ, ꯅꯪꯕꯨ ꯀꯥꯏꯗ ꯂꯩꯒꯦ?" "ꯇꯥꯔꯤ ꯏꯃꯥ, ꯑꯩ ꯁꯣꯝꯗ ꯂꯩ." ꯊꯕꯥꯗꯤ ꯃꯑꯣꯡ ꯑꯃꯒꯤ ꯅꯨꯄꯤꯅꯤ. ꯏꯪꯅ ꯇꯞꯅ ꯉꯥꯡꯕ ꯍꯩꯕ ꯅꯠꯇꯦ. ꯈꯣꯟꯖꯦꯜꯗꯨ ꯍꯥꯎꯕ ꯈꯔ ꯋꯥꯠꯂꯤ꯫ "ꯆꯥꯛ ꯂꯣꯏꯕꯒꯅꯦ ꯂꯧꯕꯨꯛꯇ ꯆꯠꯂꯒ ꯂꯧ ꯂꯤꯡꯒꯗꯕ." "ꯏꯃꯥ, ꯃꯈꯣꯏ ꯇꯥꯆꯧ ꯂꯥꯛꯂꯒ ꯑꯩ ꯄꯨꯟꯅ ꯆꯠꯂꯒꯦ." "ꯍꯩ, ꯑꯩꯅ ꯍꯥꯏꯔꯤꯁꯤ ꯅꯪꯉꯣꯟꯗꯅꯤ. ꯂꯧ ꯁꯪꯒꯝ ꯑꯃꯅꯤꯈꯛ ꯂꯤꯡꯕꯗ ꯀꯔꯤꯒꯤ ꯃꯤ ꯑꯇꯣꯞꯄ ꯆꯦꯟꯅꯗꯣꯏꯅꯣ? ꯅꯊꯟꯗ ꯆꯠꯂꯒ ꯂꯤꯡꯒꯗꯕꯅꯤ. ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯋꯥꯈꯜ ꯇꯥꯔꯤꯗꯅ." "ꯍꯣꯏ ꯏꯃꯥ." ꯊꯕꯛ ꯑꯃ ꯆꯠꯀꯗꯕ ꯂꯩꯕꯅꯤꯅ ꯉꯁꯤꯗꯤ ꯏꯌꯥꯏꯅꯨ ꯆꯥꯛꯇꯣ ꯈꯔ ꯉꯟꯅ ꯊꯣꯡꯂꯦ꯫ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡꯗꯨ ꯆꯥꯛ ꯂꯣꯏꯅ ꯄꯤꯖꯊꯣꯛꯂꯕ ꯃꯇꯨꯡ ꯃꯥꯁꯨ ꯈꯔ ꯆꯥꯔꯕ ꯃꯇꯨꯡꯗ ꯋꯥꯏꯔꯝ ꯑꯗꯨꯕꯨ ꯂꯣꯏꯁꯤꯜꯂꯤ꯫ ꯃꯇꯝ ꯉꯥꯏꯍꯥꯛꯇꯪ ꯃꯥꯡꯍꯟꯕ ꯅꯠꯇꯦ. ꯂꯧꯕꯨꯛꯇ ꯆꯠꯅꯕ ꯍꯥꯏꯗꯅ ꯏꯌꯥꯏꯅꯨꯗꯨ ꯃꯐꯤ ꯂꯣꯏꯁꯤꯜꯂꯤ꯫ ꯂꯧꯈꯥꯡ ꯐꯨꯔꯤꯠ ꯑꯃꯁꯨ ꯂꯤꯠꯁꯤꯜꯂꯤ꯫ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯏꯌꯥꯏꯅꯨꯗꯨ ꯌꯥꯝ ꯇꯞꯅ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯊꯣꯔꯛꯂꯤ꯫ "ꯏꯌꯥꯏꯅꯨ,
ꯃꯥꯅ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯂꯩꯀꯥꯏꯒꯤ ꯃꯧ ꯅꯍꯥ ꯑꯃꯁꯨ ꯃꯈꯣꯏꯒꯤ ꯁꯨꯃꯥꯡ ꯑꯗꯨ ꯂꯦꯞꯂꯔꯤ꯫ ꯍꯩꯃꯥ ꯌꯥꯏꯅꯣ, ꯅꯪꯗꯤ ꯀꯗꯥꯏ ꯆꯠꯇꯣꯏꯕ? ꯏꯆꯦ, ꯂꯧꯕꯨꯛꯇ ꯀꯨꯝꯂꯨꯒꯦ ꯇꯧꯕꯅꯤ꯫ ꯏꯆꯦꯗꯤ ꯀꯗꯥꯏ ꯆꯠꯇꯣꯏꯅꯣ? ꯈꯨꯂꯪ ꯆꯠꯀꯗꯕꯅꯤ, ꯅꯣꯏꯒꯤ ꯏꯃꯥꯁꯨ ꯌꯥꯎꯒꯗꯕ, ꯑꯗꯨꯅ ꯍꯪꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯣ꯫ ꯇꯥꯟꯖꯥꯗꯨꯗ ꯃꯅꯦꯝ ꯏꯕꯦꯝꯃ ꯊꯕꯥꯁꯨ ꯍꯥꯊꯨ-ꯍꯥꯊꯨꯅ ꯊꯣꯔꯛꯏ꯫ ꯁꯥꯈꯤ, ꯊꯦꯡꯈꯤꯅꯕꯅꯤ, ꯆꯠꯅꯕ ꯇꯧꯁꯤ꯫ ꯃꯤ ꯑꯇꯩ ꯂꯥꯍꯧꯔꯕ ꯅꯠꯇ꯭ꯔꯣ? ꯂꯣꯏꯅ ꯂꯥꯍꯧꯔꯕꯅꯤ ꯏꯅꯦ, ꯏꯅꯦ ꯈꯛꯇ ꯉꯥꯏꯔꯕꯅꯤ꯫ ꯂꯥꯎ ꯂꯥꯎ, ꯈꯨꯠꯇ ꯁꯦꯜ ꯑꯝꯇ ꯄꯥꯏꯗ꯭ꯔꯕꯅꯤ, ꯁꯦꯜ ꯈꯔ ꯇꯥꯟꯒꯦ꯫ ꯅꯨꯄꯤ ꯑꯅꯤꯗꯨ ꯊꯣꯡꯒꯥꯜ ꯑꯗꯣꯝꯗ ꯊꯣꯛꯈ꯭ꯔꯦ꯫ ꯆꯠꯈ꯭ꯔꯤꯕ ꯑꯅꯤꯗꯨꯗ ꯌꯥꯏꯅꯨꯁꯨ ꯃꯨꯟꯅ ꯌꯦꯡꯍꯧꯔꯤ꯫ ꯈꯖꯤꯛ ꯈꯖꯤꯛ ꯑꯁꯨꯝ ꯂꯥꯛꯁꯤꯜꯂꯛꯄꯅ ꯍꯧꯖꯤꯛꯇꯤ ꯌꯥꯏꯅꯨ ꯂꯧꯕꯨꯛ ꯌꯧꯔꯛꯂꯦ꯫ ꯃꯈꯣꯏꯒ ꯊꯪꯅꯅ ꯂꯩꯔꯤꯕ ꯂꯧꯁꯤꯡ ꯑꯗꯨꯗꯤ ꯂꯣꯏꯅ ꯂꯤꯡꯕ ꯂꯣꯏꯅꯔꯝꯂꯦ꯫ ꯀꯅꯥꯁꯨ ꯂꯩꯇꯕ ꯑꯁꯤꯒꯨꯝꯕ ꯃꯐꯝ ꯑꯗꯨꯗ ꯌꯥꯏꯅꯨ ꯅꯥꯏꯇꯣꯝ ꯑꯣꯏꯅ ꯂꯧ ꯂꯤꯡꯕ ꯑꯗꯨꯕꯨ ꯍꯧꯈ꯭ꯔꯦ꯫ ꯊꯧꯅꯥ ꯂꯩꯕꯤ ꯅꯨꯄꯤꯅꯤ, ꯑꯀꯤꯕꯒ ꯂꯩꯕꯤꯕ ꯅꯠꯇꯦ꯫ ꯋꯥꯔꯦ ꯀꯧꯕꯁꯨ ꯍꯥꯏꯗꯦ, ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯄꯣꯊꯥꯗꯅ ꯂꯧ ꯑꯗꯨꯕꯨ ꯂꯤꯡꯅꯕ ꯍꯣꯠꯅꯩ꯫ ꯑꯆꯥ ꯑꯊꯛ ꯑꯃꯁꯨ ꯄꯨꯔꯛꯄ ꯅꯠꯇꯦ, ꯋꯥꯔꯦ ꯍꯥꯏꯗꯕ ꯈꯛꯇꯅꯤ, ꯋꯥꯕꯗꯤ ꯋꯥꯔꯕꯅꯤ꯫ ꯃꯃꯥꯏꯗꯨ ꯍꯨꯃꯥꯡꯅ ꯂꯨꯞꯂꯤ, ꯁꯣꯔ ꯐꯥꯎ ꯐꯖꯅ ꯍꯣꯟꯕ ꯉꯝꯗ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡ ꯃꯇꯝ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯌꯥꯏꯅꯨ ꯃꯌꯨꯝꯗ ꯂꯥꯛꯂꯦ꯫ ꯑꯐ ꯅꯨꯡꯉꯥꯏꯒꯤ ꯋꯥꯍꯩꯗꯤ ꯇꯥꯕ ꯐꯪꯖꯕ ꯅꯠꯇꯦ꯫ ꯊꯦꯡꯅ ꯃꯝꯅ ꯂꯥꯛꯄꯁꯤꯗ ꯊꯕꯥꯗꯨ ꯈꯣꯟ ꯀꯟꯈꯠꯇꯨꯅ, ꯍꯧꯖꯤꯛꯄꯨ ꯌꯨꯝꯗ ꯀꯥꯔꯛꯄ ꯃꯇꯝꯂꯣ? ꯂꯧꯕꯨꯛ ꯀꯨꯝꯂꯤꯕꯁꯦ ꯅꯪ ꯈꯛꯇ ꯅꯠꯇꯤꯌꯦ, ꯃꯤ ꯂꯣꯏꯅ ꯀꯨꯝꯅꯔꯤꯕꯅꯤ꯫ ꯅꯨꯃꯤꯠꯄꯨ ꯇꯥꯔꯕꯗꯤ ꯁꯥ ꯎꯆꯦꯛ ꯐꯥꯎꯕ ꯃꯌꯨꯝ ꯍꯟꯖꯤꯟꯒꯅꯤ ꯈꯪꯕꯅꯤ꯫ ꯑꯗꯨꯛ ꯌꯥꯝꯅ ꯋꯥꯈꯜ ꯇꯥꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯑꯃ ꯊꯦꯡꯒꯤ ꯃꯇꯝ ꯉꯥꯏꯔꯒ ꯀꯅꯥꯕꯨ ꯎꯅꯒꯦ ꯍꯥꯏꯔꯤꯕꯅꯣ? ꯌꯦꯡꯅꯤꯡꯗꯕꯅ꯫ ꯍꯩ, ꯃꯇꯝꯁꯤ ꯊꯦꯡꯂꯕꯅꯤ, ꯆꯥꯛꯇꯣ ꯊꯨꯅ ꯊꯣꯡꯅꯕ ꯇꯧ꯫ ꯍꯣꯏ ꯏꯃꯥ꯫ ꯑꯎꯟꯄꯣꯠ ꯌꯥꯝꯅ ꯄꯨꯔꯛꯇꯕ ꯑꯁꯤꯅ ꯊꯕꯥꯅ ꯃꯃꯧꯕꯨ ꯅꯨꯡꯁꯤꯕ ꯉꯝꯗꯦ꯫ ꯑꯁꯣꯏꯕ ꯑꯃ ꯊꯤꯗꯨꯅ ꯌꯥꯏꯅꯨꯕꯨ ꯉꯥꯡꯅꯕꯗ ꯍꯣꯠꯅꯩ꯫ ꯏꯃꯨꯡꯗ ꯈꯠꯅ ꯆꯩꯅꯕ ꯑꯃ ꯊꯣꯛꯂꯕꯁꯨ ꯌꯥꯏꯅꯨꯗ ꯇꯥꯏꯁꯤꯟꯅꯅꯕ ꯍꯣꯠꯅꯩ꯫ ꯊꯕꯥꯅ ꯈꯛ ꯅꯠꯇꯅ ꯃꯀꯨ ꯇꯣꯝꯆꯧꯅ ꯐꯥꯎꯕ ꯌꯥꯏꯅꯨꯕꯨ ꯅꯨꯡꯁꯤꯕ ꯉꯝꯗꯦ, ꯏꯟꯊꯤ ꯅꯨꯡꯉꯥꯏꯅꯁꯨ ꯀꯧꯕꯤꯗꯦ꯫ ꯑꯗꯨꯕꯨ ꯌꯥꯏꯅꯨ ꯃꯥꯗꯤ ꯑꯈꯥꯡ ꯀꯟꯕꯤꯅꯤ, ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯅꯨꯡꯁꯤꯕꯤꯔꯛꯈꯤꯒꯅꯤ ꯍꯥꯏꯕ ꯋꯥꯈꯜ ꯑꯁꯤꯗ ꯌꯥꯏꯅꯨ ꯃꯥꯅꯗꯤ ꯂꯥꯏꯅꯤꯡ ꯑꯣꯏꯖꯔꯤ꯫ ꯆꯠꯈꯤꯕ ꯃꯇꯝ ꯃꯥꯗꯤ ꯍꯧꯈꯤꯕ ꯈꯪꯍꯧꯕ ꯅꯠꯇꯦ꯫ ꯌꯥꯏꯅꯨ ꯃꯥꯒꯤ ꯄꯤꯕꯣꯛꯅꯨꯡꯗ ꯅꯋꯥ ꯑꯃꯁꯨ ꯃꯤꯇꯝꯂꯛꯂꯦ꯫ ꯌꯥꯏꯅꯨꯒꯤ ꯐꯤꯕꯝ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯨꯔꯦꯜꯁꯨ ꯊꯕꯛ ꯄꯥꯛꯅ ꯆꯠꯊꯣꯛꯈꯤꯗ꯭ꯔꯦ꯫ ꯑꯌꯥꯝꯕ ꯃꯇꯝꯗ ꯌꯥꯏꯅꯨꯒꯤ ꯃꯅꯥꯛꯇꯗ ꯅꯛꯅ ꯂꯩꯈ꯭ꯔꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯃꯃꯥ ꯏꯕꯦꯝꯃ ꯊꯕꯥꯅ ꯃꯆꯥ ꯄꯨꯔꯦꯜꯕꯨ ꯀꯧꯔꯛꯂꯤ꯫ ꯄꯨꯔꯦꯜꯁꯨ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯗ ꯃꯃꯥꯒꯤ ꯃꯅꯥꯛ ꯑꯁꯤꯗ ꯆꯪꯂꯛꯏ꯫ ꯀꯩ ꯂꯩꯔꯒꯦ ꯏꯃꯥ? ꯌꯦꯡꯉꯣꯏ ꯏꯃꯥ ꯋꯥ ꯍꯥꯏꯒꯦ꯫ ꯅꯣꯡ ꯁꯤꯡꯒꯤ ꯃꯇꯝ ꯐꯠꯇꯕꯅꯤꯅ ꯐꯧꯗꯣ ꯌꯩꯊꯣꯛꯅꯕ ꯇꯧ꯫ ꯃꯤ ꯑꯇꯩꯒꯤꯗꯤ ꯂꯣꯏꯅ ꯌꯩꯅꯈ꯭ꯔꯕꯅꯤ, ꯑꯩꯈꯣꯏ ꯈꯛꯇ ꯉꯥꯏꯍꯧꯔꯕꯅꯤ꯫ ꯏꯃꯥ, ꯀꯅꯥ ꯀꯅꯥꯗꯤ ꯍꯥꯏꯈ꯭ꯔꯒꯦ? ꯐꯧ ꯈꯔ ꯈꯛ ꯌꯩꯕꯗ ꯀꯅꯥꯒꯤ ꯃꯤꯅꯣ? ꯏꯃꯥ, ꯑꯗꯨꯛ ꯌꯥꯝꯕ ꯐꯧꯗꯨꯕꯨ ꯏꯊꯟꯗ ꯌꯩꯔꯒ ꯂꯩꯔꯗꯤ ꯃꯇꯝ ꯌꯥꯝ ꯆꯪꯂꯅꯤ꯫ ꯆꯪꯅꯤꯡꯕ ꯆꯪꯁꯅꯨ, ꯃꯗꯨ ꯉꯝꯅꯕ ꯇꯧꯗꯧꯅꯤ꯫ ꯅꯈꯣꯏꯒꯤ ꯐꯧ ꯁꯔꯨꯛ ꯏꯃꯥꯅ ꯄꯤꯒꯅꯤ꯫ ꯏꯃꯥ, ꯅꯃꯣꯒꯤ ꯐꯤꯕꯝꯁꯤꯒ ꯃꯥꯕꯨ ꯀꯩꯗꯧꯏ ꯍꯥꯏꯒꯦ? ꯃꯥꯒꯤ ꯂꯩꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯂꯩꯖꯁꯅꯨ, ꯃꯥ ꯄꯨꯔꯒ ꯆꯠꯂꯨ ꯍꯥꯏꯕꯗꯤ ꯅꯠꯇꯦꯗꯅ ꯑꯩꯁꯨ꯫ ꯐꯔꯦ ꯏꯃꯥ, ꯑꯩꯅ ꯊꯣꯛꯄ ꯑꯗꯨꯝ ꯇꯧꯔꯒꯦ꯫ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ, ꯃꯃꯥꯒꯤ ꯌꯥꯊꯪ ꯉꯥꯛꯄ ꯇꯥꯕꯅꯤ꯫ ꯃꯆꯥ ꯑꯍꯨꯝꯈꯛ ꯂꯩꯕꯁꯤꯗ ꯊꯕꯥꯁꯨ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯔꯕ ꯍꯥꯏꯗꯨꯅꯤ꯫ ꯃꯆꯥ ꯑꯇꯩꯗꯗꯤ ꯑꯋꯥꯕ ꯊꯕꯛ ꯊꯣꯏꯅ ꯍꯥꯏꯕ ꯎꯗꯦ, ꯄꯨꯔꯦꯜꯗ ꯈꯛ ꯑꯣꯟꯁꯤꯟꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯕꯒꯨꯝ ꯇꯧꯔꯤ꯫ ꯋꯥꯕ ꯌꯥꯕ ꯋꯥꯔꯕꯅꯤꯅ ꯃꯌꯨꯝ ꯍꯦꯛ ꯌꯧꯔꯛꯄꯒ ꯄꯨꯔꯦꯜꯗꯨ ꯄꯣꯞ ꯇꯥꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯁꯤꯗ ꯑꯍꯤꯡ ꯐꯥꯎꯕ ꯇꯨꯝꯗ ꯌꯥꯏꯅꯨꯗꯨ ꯂꯪꯆꯥꯛ ꯆꯥꯛꯂꯤ꯫ ꯌꯥꯏꯅꯨꯒꯤ ꯇꯩꯔꯦꯡ ꯃꯈꯣꯜ ꯑꯁꯤꯗ ꯄꯨꯔꯦꯜꯗꯨ ꯃꯃꯤꯠ ꯇꯞꯅ ꯄꯥꯡꯂꯛꯂꯤ꯫ ꯌꯥꯏꯅꯨ, ꯅꯪꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯨꯝꯗ꯭ꯔꯤꯕꯣ? ꯂꯪꯈꯥꯏ ꯈꯔ ꯈꯛꯇ ꯉꯥꯏꯔꯦ, ꯃꯁꯤ ꯂꯣꯏꯁꯤꯜꯂꯝꯃꯒꯦ ꯇꯧꯕꯅꯤ꯫ ꯅꯁꯥꯗꯨ ꯄꯣꯊꯥꯔꯒ ꯂꯩꯌꯨ ꯍꯥꯏꯔꯒ ꯅꯪ ꯂꯪ ꯑꯃꯨꯛ ꯆꯥꯛꯂꯕ꯭ꯔꯣ? ꯃꯗꯨꯅ ꯀꯅꯥꯒꯤ ꯂꯪꯅꯣ? ꯏꯆꯦ ꯁꯥꯈꯤꯒꯤ ꯂꯪꯅꯤ, ꯍꯌꯦꯡ ꯅꯪꯅꯕ ꯄꯤꯔꯛꯎꯅ ꯍꯥꯏꯔꯛꯄ꯫ ꯃꯗꯨꯅ ꯁꯦꯜ ꯀꯌా ꯐꯪꯗꯧꯔꯤꯕ? ꯈꯪꯗꯦ, ꯂꯨꯄꯥ 3ꯔ 4ꯔ ꯄꯤꯅꯤꯡꯕꯗꯨꯝ ꯄꯤꯖꯔꯛꯁꯅꯤꯗ꯫ ꯅꯄꯨꯝ ꯊꯤꯠꯄ ꯃꯈꯩ ꯋꯥꯔꯒ ꯃꯗꯨꯕꯨ ꯀꯔꯤ ꯀꯥꯟꯅꯔꯤꯒꯦ? ꯌꯥꯏꯅꯣ, ꯅꯪꯁꯦ ꯑꯣꯟꯊꯣꯛꯅ ꯋꯥꯈꯜ ꯇꯥꯗꯦꯗ꯫ ꯊꯥꯎ ꯊꯨꯝꯗ ꯂꯩꯔꯁꯨ ꯃꯇꯦꯡ ꯈꯤꯇꯪ ꯑꯣꯏꯅꯩꯗꯅ, ꯀꯩꯁꯨ ꯋꯥꯕ ꯊꯕꯛ ꯅꯠꯇꯦꯗ꯫ ꯑꯗꯨꯕꯨꯕ ꯍꯧꯖꯤꯛꯇꯤ ꯅꯁꯥ ꯁꯣꯛꯍꯟꯕ ꯌꯥꯕꯁꯨ ꯅꯠꯇꯦ, ꯄꯣꯊꯥꯔꯒ ꯑꯗꯨꯝ ꯂꯩꯕ ꯌꯥꯗ꯭ꯔꯣ? ꯁꯦꯜ ꯈꯔꯗꯨ ꯇꯥꯅꯕ ꯍꯣꯠꯅꯕꯗ ꯁꯣꯏꯔꯗꯤ ꯀꯝꯗꯧꯅꯤ? ꯃꯗꯣ ꯀꯅꯥꯒꯤ ꯃꯥꯡꯖꯕꯅꯣ? ꯌꯥꯔꯦꯁꯦ, ꯃꯇꯨꯡꯗ ꯆꯥꯛꯂꯔꯣꯏꯒꯦ, ꯍꯟꯗꯛꯀꯤꯁꯤꯅ ꯂꯣꯏꯁꯤꯜꯂꯒꯦ꯫ ꯑꯗꯨ ꯃꯈꯣꯏ ꯇꯥꯆꯧ, ꯀꯔꯤ ꯂꯩꯔꯒꯦ? ꯏꯆꯦ ꯁꯈꯤꯅ ꯍꯥꯏꯕꯗ ꯃꯣꯏꯗ ꯃꯔꯨꯞ ꯑꯃ ꯍꯧꯅꯤ ꯍꯥꯏꯌꯦ, ꯃꯗꯨ ꯌꯥꯎꯁꯤꯔꯥ? ꯀꯌꯥ ꯇꯥꯕꯅꯣ? ꯂꯨꯄꯥ 10,000ꯃꯨꯛꯇꯤ ꯇꯥꯗꯧꯔꯤ ꯃꯥꯜꯂꯦ꯫ ꯑꯩꯈꯣꯏꯕꯨ ꯃꯗꯨ ꯍꯨꯟꯕ ꯉꯝꯒꯗꯧꯔꯤꯕ꯭ꯔꯅꯦ? ꯀꯔꯤꯒꯤ ꯉꯝꯂꯣꯏꯗꯧꯔꯤꯕꯅꯣ?
ꯌꯥꯎꯅꯤꯅ ꯌꯥꯎꯔꯕꯗꯤ ꯉꯝꯅꯕ ꯑꯗꯨꯝ ꯍꯨꯜꯂꯗꯧꯅꯤ. ꯀꯔꯝꯕ ꯊꯥꯗꯒꯤ ꯍꯧꯅꯤꯅ ꯍꯥꯏꯔꯤꯕ? ꯃꯊꯪ ꯊꯥꯗꯒꯤ ꯑꯣꯏꯔ ꯃꯥꯜꯂꯦ. ꯑꯗꯨ ꯌꯥꯎꯁꯤꯜꯂꯁꯤ. ꯃꯗꯨꯅ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯁꯤꯜꯂꯒ ꯑꯃꯨꯛꯇꯪ ꯍꯧꯗꯣꯛꯅꯕ ꯇꯧꯁꯤ. ꯑꯗꯨꯗꯤ ꯍꯌꯦꯡ ꯂꯪꯆꯥꯛ ꯊꯤꯟꯕ ꯆꯠꯄꯗ ꯑꯩ ꯏꯆꯦ ꯁꯈꯤꯗ ꯍꯥꯏꯔꯝꯂꯒꯦ. ꯍꯥꯏꯔꯝꯃꯣ. ꯑꯗꯨꯗꯁꯨ ꯏꯃꯥ ꯍꯣꯏꯗꯗꯤ ꯍꯥꯏꯔꯒꯨꯝꯁꯤ. ꯃꯗꯨꯗꯤ ꯀꯔꯤꯒꯤꯅꯣ? ꯏꯃꯥ ꯍꯣꯏꯒ ꯐꯖꯅ ꯇꯥꯟꯅꯕꯅ ꯐꯠꯇ꯭ꯔꯣ? ꯏꯃꯥ ꯍꯣꯏꯗ ꯑꯃꯨꯛ ꯍꯥꯏꯔꯗꯤ ꯃꯔꯨꯞꯀꯤ ꯁꯦꯜ ꯍꯦꯛ ꯐꯪꯕꯒ ꯃꯣꯏꯅ ꯑꯗꯨꯝ ꯂꯧꯈ꯭ꯔꯅꯤ. ꯍꯣꯏ ꯇꯨꯃꯤꯟꯅ ꯁꯨꯝ ꯂꯩꯔꯁꯤ. ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯉꯝꯅꯕ ꯍꯣꯠꯅꯔꯁꯤ. ꯃꯇꯝꯁꯤ ꯊꯦꯡꯂꯕꯅꯤ. ꯅꯪꯕꯨ ꯇꯨꯝꯅꯕ ꯇꯧꯔꯣꯗ. ꯍꯣꯏ, ꯑꯩꯈꯣꯏ ꯇꯥꯆꯧ ꯄꯣꯊꯥꯕꯤꯔꯣ. ꯑꯩ ꯃꯁꯤꯃꯇ ꯂꯣꯏꯁꯤꯟꯈꯤꯒꯦ. ꯅꯪꯅ ꯊꯕꯛ ꯁꯨꯔꯒ ꯂꯩꯔꯤ. ꯑꯩꯕꯨ ꯀꯃꯥꯏ ꯄꯣꯊꯥꯎ ꯍꯥꯏꯕꯅꯣ? ꯇꯩꯔꯦꯡ ꯃꯈꯣꯜꯁꯤꯅ ꯇꯨꯝꯊꯕ ꯌꯥꯕꯤꯗ꯭ꯔꯕ꯭ꯔꯣ? ꯅꯪꯒꯤ ꯇꯩꯔꯦꯡ ꯃꯈꯣꯜꯗꯨꯒꯤ ꯑꯣꯏꯅꯗꯤ ꯏꯐꯝꯗ ꯅꯥꯎꯁꯨꯝ ꯑꯣꯏꯔꯤꯕꯅꯤ. ꯑꯩꯅ ꯍꯥꯏꯕꯗꯤ ꯅꯪ ꯋꯥꯔꯝꯂꯒꯅꯤ ꯈꯟꯕꯒꯤ ꯍꯥꯏꯕꯅꯤꯗ. ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗꯤ ꯈꯪꯗꯦ, ꯄꯨꯔꯦꯜꯒꯤ ꯋꯥꯍꯩꯗꯨ ꯇꯥꯔꯒ ꯌꯥꯏꯅꯨꯗꯨ ꯃꯣꯃꯣꯟ ꯅꯣꯛꯂꯤ. ꯌꯥꯏꯅꯨꯅ ꯊꯥ 10 ꯃꯄꯨꯡ ꯐꯥꯔꯛꯄꯗ꯭ꯋꯥꯏꯗꯅꯤ. ꯃꯅꯦꯝ ꯏꯕꯦꯝꯃ ꯊꯕꯥꯗꯨ ꯌꯥꯏꯅꯨꯒꯤ ꯊꯣꯡꯖꯤꯜ ꯑꯁꯤꯗ ꯂꯦꯞꯂꯔꯦ. ꯌꯥꯏꯅꯨ, ꯅꯪꯕꯨ ꯇꯥꯕ꯭ꯔꯣ? ꯍꯩ, ꯅꯪ ꯑꯃꯨꯛꯇ ꯊꯣꯛꯂꯛꯎ. ꯇꯥꯔꯦ ꯏꯃꯥ. ꯌꯥꯏꯅꯨꯗꯨ ꯃꯁꯥ ꯏꯀꯟ ꯀꯟꯅ ꯃꯪꯒꯣꯜꯗꯨꯗ ꯊꯨꯅ ꯊꯣꯛꯂꯛꯏ. ꯀꯩ ꯍꯥꯏꯒꯦ ꯏꯃꯥ? ꯆꯥꯛꯈꯨꯝꯒꯤ ꯏꯁꯤꯡ ꯂꯩꯇ꯭ꯔꯤꯕꯗꯣ ꯃꯗꯨ ꯈꯔ ꯍꯣꯟꯖꯤꯟꯅꯕ ꯇꯧ. ꯂꯩꯀꯥꯏꯒꯤ ꯏꯁꯤꯡ ꯊꯥꯕꯗꯣ ꯂꯥꯛꯑꯦꯅ ꯍꯥꯏꯕꯅꯤ. ꯏꯃꯥ, ꯑꯩꯒꯤ ꯐꯤꯕꯝꯁꯤꯗ. ꯍꯩ, ꯅꯪꯒꯤ ꯐꯤꯕꯝꯗꯨꯗ ꯑꯩꯈꯣꯏꯁꯨ ꯏꯁꯤꯡ ꯃꯌꯥꯝ ꯑꯃ ꯍꯣꯜꯂꯤꯕꯅꯤ ꯀꯣ. ꯀꯥꯜꯂꯒ ꯂꯥꯛꯄ ꯅꯠꯇꯦꯅꯦ. ꯀꯔꯤꯃꯠꯇ ꯍꯦꯛ ꯇꯧꯔꯛꯇꯦ. ꯅꯁꯥꯗꯨ ꯀꯟꯅ ꯂꯩꯔꯤꯕꯗꯨꯗꯤ ꯊꯥ ꯍꯦꯜꯂꯒ ꯄꯣꯛꯄ꯭ꯔꯁꯨ ꯈꯪꯄꯣꯟꯇꯦ. ꯏꯁꯤꯡꯗꯣ ꯊꯨꯅ ꯍꯣꯜꯂꯨꯁꯨ ꯆꯠꯂꯣ. ꯍꯣꯏ ꯏꯃꯥ. ꯈꯨꯠꯇ ꯕꯥꯔꯇꯤꯟ ꯑꯃ ꯄꯥꯏꯗꯨꯅ ꯀꯣꯛꯊꯛꯇ ꯁꯅꯥꯕꯨꯟ ꯑꯃ ꯍꯥꯞꯂꯒ ꯌꯥꯏꯅꯨꯗꯨ ꯏꯁꯤꯡ ꯍꯣꯟꯕ ꯍꯧꯈ꯭ꯔꯦ. ꯑꯃꯨꯛ ꯑꯅꯤꯔꯛꯈꯛ ꯍꯣꯟꯕ ꯅꯠꯇꯦ, ꯐꯅꯌꯥꯝꯗꯤ ꯌꯥꯝꯅ ꯍꯣꯟꯖꯤꯜꯂꯛꯂꯤ. ꯀꯥꯂꯦꯟꯒꯤ ꯃꯇꯝ ꯑꯣꯏꯕꯅ ꯅꯨꯡꯁꯥꯁꯨ ꯌꯥꯝꯅ ꯁꯥꯔꯝꯃꯤ. ꯌꯥꯏꯅꯨ ꯃꯥꯒꯤ ꯃꯇꯧꯕꯨ ꯎꯕꯗ ꯂꯩꯀꯥꯏꯒꯤ ꯂꯩꯁꯥꯕꯤ ꯑꯃꯅ ꯍꯥꯏꯔꯛꯏ. ꯏꯅꯝꯃ, ꯏꯁꯤꯡ ꯊꯪꯒꯗꯕ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ? ꯅꯨꯡꯁꯥ ꯃꯔꯛꯁꯤꯗ ꯋꯥꯕꯅ ꯂꯣꯏꯕ ꯇꯥꯔꯦ. ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯁꯧꯔꯤꯕ ꯍꯨꯃꯥꯡ ꯃꯔꯤ ꯈꯔꯗꯨ ꯇꯩꯊꯣꯛꯂꯗꯨꯅ ꯌꯥꯏꯅꯨ ꯃꯥꯁꯨ ꯈꯨꯝꯂꯛꯏ. ꯃꯊꯪ ꯃꯀꯣꯛ ꯍꯣꯜꯂꯗꯤ ꯌꯥꯔꯅꯤꯗ. ꯏꯅꯝꯃ, ꯐꯨꯔꯥ ꯃꯈꯣꯡ ꯑꯁꯤꯗꯒꯤ ꯅꯈꯣꯏꯒꯤ ꯆꯥꯛꯈꯨꯝ ꯇꯥꯅ ꯏꯅꯝꯃ ꯈꯛꯇꯅ ꯍꯣꯜꯂꯤꯔꯣ? ꯃꯤꯔꯣꯜ ꯂꯩꯖꯗꯕꯅꯤꯅ ꯑꯩꯅ ꯁꯨꯝ ꯇꯧꯕ ꯇꯥꯔꯦꯗꯅ. ꯏꯅꯝꯃ, ꯅꯆꯧꯗꯤ ꯊꯕꯛ ꯆꯠꯈꯤꯕ꯭ꯔꯣ? ꯑꯗꯨꯒ ꯇꯌꯥꯏꯗꯤ? ꯃꯁꯥ ꯃꯁꯥꯒꯤ ꯊꯕꯛ ꯂꯣꯏꯅ ꯆꯠꯅꯈ꯭ꯔꯦ. ꯏꯊꯟꯗ ꯈꯛ ꯉꯥꯏꯍꯧꯔꯕꯅꯤ. ꯃꯕꯣꯛ ꯊꯕꯥꯁꯨ ꯃꯇꯦꯡ ꯈꯔ ꯄꯥꯡꯁꯤꯟꯕꯤꯕ ꯌꯥꯕꯅꯤ. ꯀꯌꯥ ꯐꯠꯇ꯭ꯔꯤꯅꯤ ꯌꯦꯡꯉꯨ. ꯍꯩꯃꯥ, ꯍꯩꯇꯦꯅꯦ ꯅꯪꯕꯣ. ꯑꯍꯜꯗꯕꯨ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯕ꯭ꯔꯣ? ꯏꯅꯝꯃ, ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ. ꯃꯗꯨꯒꯤ ꯊꯕꯥ ꯍꯥꯏꯕ ꯅꯨꯄꯤꯗꯣ ꯐꯠꯇꯤ ꯐꯠꯇꯦꯍꯦ ꯂꯥꯏꯃ. ꯑꯎꯟꯄꯣꯠ ꯌꯥꯝꯅ ꯍꯥꯞꯄꯛꯏ ꯍꯥꯞꯄꯛꯇꯦ ꯍꯥꯏꯗꯅ ꯃꯆꯥ ꯃꯃꯧꯕꯨ ꯅꯨꯡꯁꯤꯕ ꯉꯝꯗꯦꯅꯦ. ꯀꯌꯥꯗ ꯄꯤꯛꯂꯤ ꯃꯕꯨꯛ ꯆꯦꯜꯅꯣ. ꯏꯍꯦ, ꯌꯥꯔꯦ ꯍꯥꯏꯋꯥꯅꯤ ꯅꯪꯕꯣ. ꯃꯤꯅꯒ ꯇꯥꯈ꯭ꯔꯗꯤ ꯂꯩꯁꯥꯕꯤ ꯇꯧ ꯉꯝꯕꯤ ꯍꯥꯏꯕꯤꯔꯅꯤ. ꯏꯅꯝꯃ, ꯏꯅꯝꯃ ꯑꯣꯏꯕꯒꯤ ꯇꯨꯃꯤꯟꯅ ꯂꯩꯔꯕꯅꯤ. ꯑꯩꯉꯣꯟꯗꯒ ꯑꯣꯏꯌꯨ. ꯃꯥ ꯃꯈ꯭ꯌꯥꯠꯇꯣ ꯁꯦꯠꯀꯗꯧꯅꯤ. ꯍꯅꯨꯔꯕꯤ ꯃꯥꯅꯁꯨ ꯂꯟ ꯊꯨꯝꯗ ꯃꯤꯍꯧꯕ ꯁꯥꯔꯤ. ꯅꯪꯅꯦ ꯑꯗꯨꯝ ꯉꯥꯡꯂꯒ ꯂꯩꯍꯧꯔꯣꯀꯣ. ꯑꯩꯗꯤ ꯆꯠꯂꯦꯍꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯌꯥꯏꯅꯨ ꯕꯥꯔꯇꯤꯟ ꯑꯗꯨꯕꯨ ꯍꯥꯟꯅ ꯄꯥꯏꯈꯠꯂꯤ. ꯑꯗꯨꯕꯨ ꯈꯪꯍꯧꯗꯦ, ꯏꯌꯥꯏꯅꯨ ꯃꯥꯒꯤ ꯃꯁꯥꯗꯨ ꯀꯔꯤꯅꯣꯃ ꯇꯧꯔꯛꯂꯤ. ꯏꯅꯝꯃ ꯀꯩꯗꯧꯔꯒꯦ? ꯏꯅꯝꯃ. ꯀꯨꯝꯊꯥ ꯁꯨꯔꯛꯂꯕ ꯑꯣꯏꯕꯅꯤꯅ ꯏꯌꯥꯏꯅꯨ ꯋꯥ ꯐꯖꯅ ꯉꯥꯡꯈꯤꯗ꯭ꯔꯦ. ꯃꯥ ꯂꯩꯃꯥꯏꯗ ꯍꯤꯞꯊꯔꯛꯂꯤ. ꯂꯩꯁꯥꯕꯤ ꯃꯆꯥꯗꯨ ꯏꯄꯥ ꯄꯥꯈꯠꯅ ꯂꯩꯀꯥꯏꯒꯤ ꯃꯤ ꯇꯥꯅꯕ ꯀꯧꯔꯤ. ꯃꯅꯥꯛ ꯅꯛꯅ ꯂꯩꯔꯤꯕ ꯅꯨꯄꯤ ꯈꯔꯁꯨ ꯃꯈꯣꯏꯒꯤ ꯃꯅꯥꯛ ꯑꯗꯨꯗ ꯆꯦꯟꯁꯤꯟꯅꯔꯛꯏ. ꯑꯁꯨꯝꯅ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯍꯧꯖꯤꯛꯇꯤ ꯏꯌꯥꯏꯅꯨ ꯑꯃꯗꯤ ꯄꯨꯔꯦꯜꯒꯤ ꯐꯖꯔꯕ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯪꯖꯔꯦ. ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯇꯕꯁꯤꯗ ꯃꯌꯥꯝ ꯂꯣꯏꯅ ꯍꯔꯥꯎꯅꯔꯦ. ꯑꯗꯨꯕꯨ ꯊꯕꯥ ꯃꯥꯗꯤ ꯍꯔꯥꯎꯕ ꯎꯗꯦ. ꯃꯁꯨꯗꯨꯕꯨ ꯐꯖꯅ ꯌꯦꯡꯗꯦ. ꯃꯥꯒꯤ ꯊꯣꯛꯄ ꯑꯃꯗ ꯂꯩ. ꯃꯅꯦꯝ ꯑꯃꯅꯤ ꯍꯥꯏꯗꯅ ꯊꯕꯥꯅ ꯃꯇꯦꯡ ꯈꯖꯤꯛꯇ ꯇꯧꯔꯛꯄ ꯅꯠꯇꯦ. ꯊꯕꯥ ꯃꯥꯁꯨ ꯐꯠꯃꯟꯗꯕ ꯍꯥꯏꯕꯗꯨꯅꯤ. ꯃꯥꯒꯤ ꯊꯃꯣꯏꯗꯤ ꯑꯉꯛꯄꯅꯤ. ꯃꯆꯥ ꯃꯃꯧꯕꯨ ꯍꯟꯅ ꯌꯦꯡꯂꯝꯗ ꯈ꯭ꯔꯣ ꯈ꯭ꯔꯣ ꯅꯥꯈꯣꯛꯇꯨꯅ ꯇꯨꯝꯈ꯭ꯔꯕꯅꯤ. ꯏꯌꯥꯏꯅꯨ ꯃꯥꯅ ꯑꯉꯥꯡ ꯆꯦꯟꯗꯨꯅ ꯂꯩꯔꯕꯅꯤꯅ ꯑꯐꯕꯇ ꯊꯤꯗꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯁꯤꯗ ꯄꯨꯔꯦꯜꯅ ꯅꯤꯡꯊꯥ ꯁꯨꯔꯤ. ꯄꯨꯔꯦꯜꯅ ꯇꯧꯔꯤꯕ ꯄꯨꯝꯕ ꯏꯌꯥꯏꯅꯨ ꯃꯥꯅꯁꯨ ꯈꯪꯏ. ꯃꯄꯨꯔꯣꯏꯕꯒꯤ ꯃꯇꯧꯕꯨ ꯎꯔꯒ ꯏꯌꯥꯏꯅꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯦ. ꯃꯥ ꯇꯨꯃꯤꯟꯅ ꯐꯥꯎꯕ ꯀꯞꯈꯤ. ꯅꯤꯡꯊꯥ ꯁꯨꯗꯣꯛꯄ ꯂꯣꯏꯔꯗꯨꯅ ꯄꯨꯔꯦꯜꯗꯨ ꯀꯥ ꯇꯝꯅ ꯆꯪꯂꯛꯂꯤ. ꯏꯌꯥꯏꯅꯨ ꯃꯥꯁꯨ ꯇꯨꯝꯂꯝꯗ꯭ꯔꯤ. ꯇꯨꯝꯊꯕ ꯌꯥꯗ꯭ꯔꯕꯣ ꯅꯪꯕꯣ? ꯁꯣꯟꯊꯕ ꯈꯣꯟꯖꯦꯜꯗ ꯏꯌꯥꯏꯅꯨ ꯇꯞꯅ ꯈꯨꯝꯂꯛꯏ. ꯇꯨꯝꯂꯨꯔꯦ. ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯉꯥꯏꯔꯤ. ꯑꯣ, ꯑꯉꯥꯡꯗꯤ ꯇꯨꯝꯂꯤꯕ꯭ꯔꯥ? ꯇꯨꯝꯂꯤ. ꯑꯩꯈꯣꯏꯗꯁꯨ ꯌꯥꯝ ꯋꯥꯔꯕ꯭ꯔꯥ? ꯑꯩꯗꯤ ꯀꯩ ꯇꯧꯗꯨꯅ ꯋꯥꯗꯣꯏꯕ?
ꯑꯩ ꯑꯃꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯪꯕꯨ ꯌꯥꯝꯅ ꯋꯥꯍꯜꯂꯕ ꯃꯥꯜꯂꯦ꯫ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕ ꯄꯨꯔꯦꯜ ꯌꯥꯏꯅꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯐꯝꯊꯔꯛꯂꯦ꯫ ꯀꯩꯒꯤ ꯑꯗꯨꯝꯅ ꯈꯜꯂꯤꯅꯣ? ꯑꯩꯅ ꯍꯤꯡꯂꯤꯁꯦ ꯅꯪꯒꯤꯗꯃꯛꯇ ꯅꯠꯇ꯭ꯔꯣ? ꯃꯤꯔꯣꯜ ꯂꯩꯇꯕꯅꯤꯅ ꯅꯨꯄꯤꯅ ꯇꯧꯒꯗꯕ ꯃꯌꯥꯝꯁꯦ ꯇꯁꯧꯅ ꯂꯣꯏꯅ ꯇꯧꯗꯨꯅ ꯂꯩꯔꯦ꯫ ꯅꯪ ꯑꯩ ꯃꯇꯦꯡ ꯇꯧꯅꯕꯗꯕꯨ ꯅꯨꯄꯤ ꯅꯨꯄꯥꯒꯤ ꯊꯕꯛ ꯍꯥꯏꯕ ꯑꯃ ꯂꯩꯕ꯭ꯔꯣ? ꯑꯩꯗꯤꯅꯦ ꯏꯁꯥꯒꯤ ꯁꯦꯕꯥ ꯇꯧꯕꯅꯤ꯫ ꯍꯌꯦꯡ ꯏꯁꯥꯁꯤꯡ ꯆꯥꯎꯔꯕ ꯀꯥꯟꯗ ꯃꯄꯥꯒꯤ ꯁꯦꯕꯥꯕꯨ ꯇꯧꯗꯣꯏꯅꯤ꯫ ꯑꯩꯈꯣꯏ ꯇꯥꯆꯧ ꯑꯉꯥꯡꯒꯤ ꯃꯃꯤꯡꯗꯤ ꯀꯔꯤ ꯊꯣꯟꯗꯣꯏꯕ? ꯂꯩꯔꯕꯅꯤ, ꯑꯩꯗꯤ ꯈꯜꯂꯒ ꯊꯝꯕ ꯀꯨꯏꯔꯦꯗ꯫ ꯏꯁ, ꯅꯨꯄꯤꯅꯤ ꯅꯨꯄꯥꯅꯤ ꯍꯥꯏꯕꯁꯨ ꯈꯪꯗꯅ ꯀꯃꯥꯏꯅ ꯃꯃꯤꯡ ꯈꯜꯂꯤꯕ? ꯅꯨꯄꯥ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩꯗꯤ ꯅꯍꯥꯟꯅ ꯈꯪꯉꯤꯗ꯫ ꯂꯥꯏꯅꯤꯅ ꯅꯪꯗꯤ꯫ ꯑꯗꯣ ꯍꯥꯏꯔꯣ, ꯀꯩ ꯃꯃꯤꯡ ꯄꯥꯝꯃꯤꯅꯣꯕ? ꯀꯩ ꯃꯃꯤꯡꯅꯣ? ꯄꯨꯔꯦꯜꯒꯤ ꯃꯆꯥ ꯑꯣꯏꯕꯅꯤꯅ ꯆꯥꯎꯔꯦꯜ ꯍꯥꯏꯅ ꯀꯧꯔꯤꯗꯅ꯫ ꯑꯗꯨꯗꯤ ꯀꯩꯒꯨꯝꯕ ꯅꯨꯄꯤ ꯑꯣꯏꯔꯗꯤ ꯌꯥꯏꯁꯅꯥ ꯊꯣꯟ ꯇꯥꯔꯦ꯫ ꯃꯃꯥꯒꯤ ꯃꯃꯤꯡ ꯂꯧꯔꯒ ꯑꯗꯨꯃꯥꯏꯅ ꯊꯣꯟ ꯇꯥꯔꯦꯗꯅ꯫ ꯑꯗꯨ ꯉꯥꯏꯈꯣ, ꯏꯄꯥꯟꯁꯦ ꯀꯝꯗꯧꯁꯦꯕ? ꯑꯉꯥꯡꯒꯤ ꯀꯩꯀꯩ ꯂꯩꯁꯤꯒꯦ? ꯏꯄꯥꯟꯁꯦ ꯇꯧꯗ ꯌꯥꯗꯕ ꯂꯥꯏꯒꯤ ꯈꯔ ꯀꯠꯊꯣꯛꯂꯒ ꯑꯗꯨꯝ ꯇꯣꯛꯂꯁꯤꯗ꯫ ꯑꯍꯥꯟꯕ ꯑꯣꯏꯕꯅꯤꯅ ꯈꯔ ꯆꯥꯎꯅ ꯇꯧꯁꯤꯗꯅ꯫ ꯇꯣꯛꯂꯁꯤꯗ, ꯁꯦꯜ ꯇꯤꯡꯅꯕꯅꯤ꯫ ꯈꯨꯠꯇ ꯁꯤꯀꯤ ꯄꯛꯄꯁꯨ ꯅꯠꯇꯦ꯫ ꯑꯩꯉꯣꯟꯗꯒꯤ ꯑꯃꯨꯛ ꯄꯨꯁꯤꯟꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯏꯁꯥꯒꯤ ꯑꯔꯩꯕ ꯈꯔꯅ ꯇꯧꯔꯁꯤ꯫ ꯃꯗꯨꯒꯤꯗꯤ ꯊꯣꯏꯅ ꯋꯥꯔꯨꯅꯨ, ꯅꯃꯥ ꯅꯆꯥꯒꯤ ꯑꯩ ꯂꯩꯔꯤꯁꯤꯗꯤ꯫ ꯑꯩ ꯇꯥꯆꯧꯗ ꯑꯋꯥꯕ ꯄꯤꯅꯤꯡꯗꯦ꯫ ꯌꯥꯏꯅꯨ ꯃꯥꯒꯤ ꯃꯔꯨ ꯂꯩꯕ ꯋꯥꯍꯩ ꯑꯁꯤꯕꯨ ꯇꯥꯔꯒ ꯄꯨꯔꯦꯜꯗꯨ ꯌꯥꯝ ꯅꯨꯡꯁꯤꯅ ꯌꯥꯏꯅꯨ ꯃꯉꯣꯟꯗ ꯌꯦꯡꯂꯛꯂꯤ꯫ ꯃꯤꯠꯇꯩꯔ ꯆꯦꯟꯗꯨꯅ ꯌꯥꯏꯅꯨ ꯃꯥꯅꯁꯨ ꯃꯄꯨꯔꯣꯏꯕ ꯑꯁꯤꯗ ꯌꯦꯡꯂꯤ꯫ ꯏꯄꯥꯟ ꯂꯣꯏꯈ꯭ꯔ ꯃꯇꯨꯡ ꯃꯈꯣꯏ ꯑꯅꯤꯅ ꯌꯥꯎꯈꯤꯕ ꯃꯔꯨꯞ ꯑꯗꯨꯁꯨ ꯉꯁꯤꯗꯤ ꯃꯈꯣꯏꯗ ꯐꯥꯎꯔꯝꯃꯤ꯫ ꯄꯨꯟꯁꯤꯒꯤ ꯄꯥꯟꯗꯝ ꯑꯃ ꯐꯪꯕꯒꯨꯝ ꯌꯥꯏꯅꯨ ꯑꯃꯗꯤ ꯄꯨꯔꯦꯜ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯍꯔꯥꯎꯈꯤ꯫ ꯐꯪꯂꯤꯕ ꯁꯦꯟꯐꯝ ꯑꯁꯤꯅ ꯀꯔꯤ ꯀꯔꯝ ꯇꯧꯁꯤꯒꯦ ꯍꯥꯏꯕꯗꯨ ꯃꯈꯣꯏ ꯑꯅꯤ ꯋꯥ ꯇꯥꯟꯅꯔꯤ꯫ ꯃꯈꯣꯏ ꯇꯥꯆꯧꯒꯤ ꯑꯄꯥꯝꯕꯁꯤꯅ ꯀꯔꯤꯅꯣ? ꯑꯩꯒꯤꯗꯤ ꯊꯣꯏꯅ ꯂꯩꯇꯦ, ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯍꯥꯏꯌꯨꯗꯅ꯫ ꯑꯣꯛ ꯃꯆꯥ ꯈꯔ ꯂꯣꯏꯔꯁꯤ꯫ ꯑꯣꯛ ꯑꯃꯗ 200-300 ꯍꯥꯏꯔꯝꯒꯅꯤ꯫ ꯑꯣ, ꯑꯗꯨꯁꯨ ꯐꯩꯅꯤ꯫ ꯑꯗꯨꯗꯤ ꯑꯣꯛ ꯀꯌꯥꯗꯤ ꯂꯣꯏꯅꯤ? ꯌꯥꯝꯅꯗꯤ ꯇꯧꯒꯨꯝꯁꯤ꯫ ꯑꯍꯥꯟꯕꯒꯤ ꯑꯣꯏꯅ ꯁꯨꯝ 4-5ꯗꯤ ꯂꯣꯏꯔꯁꯤ꯫ ꯃꯁꯤꯗ ꯃꯥꯏ ꯄꯥꯛꯂꯕꯗꯤ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯂꯣꯏꯕ ꯌꯥꯏꯗꯅ꯫ ꯃꯗꯨꯅ ꯂꯣꯏꯔꯕ꯭ꯔꯣ? ꯑꯔꯩꯕ ꯁꯦꯜꯁꯤꯡꯁꯤꯗꯤ? ꯐꯤꯁꯥ ꯀꯣꯟ ꯑꯃꯒ ꯌꯦꯡꯍꯧꯔꯁꯤ꯫ ꯑꯩꯁꯨ ꯁꯦꯜꯈꯔ ꯇꯥꯟꯗꯕ ꯌꯥꯗꯦ꯫ ꯃꯗꯨꯅ ꯁꯦꯜ ꯀꯌꯥꯝ ꯆꯪꯒꯗꯣꯔꯤꯕ? 2,000 ꯌꯧꯔꯣꯏꯗ꯫ ꯑꯗꯨꯗꯤ ꯑꯣꯛ ꯂꯩꯕꯒ ꯀꯩꯒ 5,000 ꯑꯃ ꯃꯄꯨꯡ ꯐꯥꯅ ꯈꯥꯏꯗꯣꯛꯂꯁꯤ꯫ ꯑꯗꯨꯒ 5 ꯑꯃꯅ ꯊꯝꯖꯤꯜꯂꯁꯤ꯫ ꯏꯃꯥ ꯍꯣꯏꯒꯤ ꯃꯄꯥꯜ ꯇꯥꯡꯂꯒ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯕꯗꯤ ꯌꯥꯗꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯏꯁꯥꯒꯤ ꯏꯔꯟꯅꯥꯏ ꯈꯔ ꯂꯦꯞꯁꯤꯜꯂꯁꯤ꯫ ꯑꯗꯨꯗꯤ ꯐꯔꯦ, ꯑꯩ ꯑꯣꯛ ꯃꯆꯥꯗꯣ ꯑꯃꯨꯛꯇ ꯊꯤꯔꯨꯈꯤꯒꯦ꯫ ꯀꯗꯥꯏꯗ ꯊꯤꯗꯣꯏꯅꯣ? ꯃꯈꯥ ꯂꯩꯀꯥꯏꯒꯤ ꯑꯣꯖꯥ ꯆꯥꯎꯕꯗꯣ ꯈꯪꯉꯤꯗꯅ, ꯃꯥꯒꯤ ꯑꯣꯛ ꯃꯆꯥ ꯈꯔ ꯄꯣꯏꯅ ꯍꯥꯏꯈꯤꯕꯅꯤ꯫ ꯃꯗꯨ ꯂꯩꯔꯤꯕ꯭ꯔꯥ ꯍꯪꯈꯤꯒꯦ꯫ ꯑꯣ, ꯊꯦꯡꯅꯗꯤ ꯍꯟꯕꯤꯔꯛꯂꯅꯨꯀꯣ, ꯋꯥ ꯇꯥꯟꯅꯒꯗꯕ ꯌꯥꯝ ꯂꯩꯔꯤꯑꯕ꯫ ꯍꯣꯏꯅꯦ, ꯅꯪꯒꯤꯁꯨꯅꯤ ꯐꯤꯁꯥꯀꯣꯜ ꯑꯃ ꯌꯦꯡꯁꯦ ꯍꯥꯏꯕꯗꯣ, ꯃꯗꯨ ꯑꯃꯨꯛꯇ ꯍꯪꯅꯧ꯫ ꯑꯩꯒꯤꯕꯨꯗꯤ ꯏꯟꯗꯣꯝꯆꯥ ꯊꯔꯣꯗ ꯑꯗꯨꯝ ꯍꯥꯏꯈ꯭ꯔꯒ ꯂꯣꯏꯔꯦ꯫ ꯀꯗꯣꯝꯗꯒꯤ ꯐꯥꯎꯖꯤꯜꯂꯛꯈꯤꯕꯅꯣ ꯈꯪꯍꯧꯗꯦ ꯃꯃꯥꯏꯕꯦꯝꯃ ꯊꯕꯥꯗꯨ ꯐꯨꯠ ꯍꯦꯛꯇ ꯐꯥꯎꯖꯤꯜꯂꯛꯏ꯫ ꯏꯈꯪ ꯈꯪꯕ ꯃꯇꯧꯗ ꯀꯤꯠꯅꯝꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯅꯈꯣꯏꯗꯤ ꯍꯨꯔꯥꯜꯂꯤ ꯆꯠꯂꯒ ꯃꯔꯨꯞꯀ ꯌꯥꯝ ꯌꯥꯎꯔꯤꯕ ꯑꯣꯏꯔꯦ꯫ ꯀꯌꯥꯗ ꯇꯧꯕ ꯉꯝꯂꯤꯕꯅꯣ? ꯍꯩ, ꯅꯈꯣꯏꯁꯦ ꯑꯩꯅ ꯊꯥꯛꯂꯤꯕꯅꯤ꯫ ꯀꯗꯥꯏꯅꯣ? ꯁꯦꯜꯗꯨ ꯄꯨꯊꯣꯔꯛꯎ꯫ ꯍꯥꯏꯉꯝꯇꯧ ꯉꯝꯗꯕ ꯃꯇꯧ ꯎꯠꯇꯨꯅ ꯄꯨꯔꯦꯜꯗꯨ ꯏꯇꯞ ꯇꯞꯅ, ꯏꯃꯥ, ꯁꯤꯖꯤꯟꯅꯅꯕ ꯉꯥꯏꯔꯕꯅꯤ꯫ ꯍꯩ, ꯃꯊꯣꯡ ꯃꯔꯝ ꯈꯪꯅ ꯁꯦꯜꯗꯣ ꯃꯥꯡꯍꯜꯂꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ? ꯁꯦꯜꯗꯨ ꯊꯨꯅ ꯄꯤꯔꯛꯎ, ꯅꯠꯇ꯭ꯔꯗꯤꯅꯦ ꯏꯃꯨꯡꯁꯦ ꯂꯥꯟꯖꯥꯎ ꯇꯥꯗꯧꯔꯤꯕꯅꯤ꯫ ꯏꯃꯥ, ꯈꯔꯗꯤ ꯂꯧꯔꯒꯦ꯫ ꯋꯥ ꯌꯥꯝꯅ ꯉꯥꯡꯅꯍꯜꯂꯤꯗ꯫ ꯅꯠꯇꯦ, ꯅꯈꯣꯏꯕꯨ ꯁꯦꯜꯁꯤꯡꯗꯨ ꯁꯤꯖꯤꯟꯅꯕ ꯍꯩꯔꯕ꯭ꯔꯕ? ꯅꯆꯦꯗꯣ ꯄꯣꯠꯐꯝ ꯑꯆꯧꯕ ꯑꯃ ꯍꯟꯗꯛ ꯀꯟꯒꯅꯤ ꯇꯧꯔꯤꯕꯅꯤ꯫ ꯁꯦꯜꯗꯣ ꯃꯉꯣꯟꯗ ꯁꯤꯟꯅꯕꯤꯒꯦ꯫ ꯅꯆꯦꯅ ꯈꯪꯗꯅ ꯑꯩꯈꯣꯏꯒꯤꯁꯨ ꯃꯇꯦꯡ ꯇꯧꯖꯔꯛꯁꯅꯤ꯫ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ, ꯐꯠꯇꯕ ꯃꯤꯒ ꯂꯩꯃꯤꯟꯅꯔꯕꯗꯤ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯩ ꯍꯥꯏꯕꯗꯨꯅꯤ꯫ ꯃꯈꯨꯠꯇ ꯂꯩꯔꯝꯕ ꯁꯦꯟꯌꯥꯝꯗꯨ ꯃꯃꯥ ꯑꯣꯏꯕꯤꯗꯨꯅ ꯂꯧꯈ꯭ꯔꯦ꯫ ꯃꯇꯝ ꯀꯌꯥ ꯆꯪꯅ ꯁꯥꯒꯠꯂꯛꯄ ꯃꯪꯂꯥꯟ, ꯄꯨꯟꯁꯤꯒꯤ ꯄꯥꯟꯗꯝ ꯀꯌꯥ ꯃꯤꯀꯨꯞꯇꯨꯗ ꯃꯥꯡꯈꯤꯕꯒꯨꯝ ꯇꯧꯔꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯁꯨ ꯊꯧꯅꯥ ꯍꯟꯗ꯭ꯔꯤ ꯅꯣꯡꯍꯦꯛ ꯉꯥꯟꯕꯒ ꯄꯨꯔꯦꯜꯁꯨ ꯊꯕꯛ ꯆꯠꯄ ꯍꯧꯏ꯫ ꯏꯃꯨꯡꯒꯤ ꯊꯕꯛ ꯂꯣꯏꯔꯕ ꯃꯇꯨꯡ ꯑꯍꯥꯡꯕ ꯇꯥꯟꯖꯥ ꯌꯦꯡꯗꯨꯅ ꯊꯕꯛ ꯃꯈꯜ ꯁꯨꯅ ꯌꯥꯏꯅꯨ ꯃꯥꯅꯁꯨ ꯇꯧꯁꯤꯜꯂꯤ꯫ ꯃꯌꯥꯝꯅ ꯇꯨꯝꯅ ꯍꯤꯞꯅꯈ꯭ꯔ ꯃꯇꯝ ꯌꯥꯏꯅꯨ ꯗꯨꯛ ꯁꯥꯗꯨꯅ ꯈꯥꯡꯉꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝ ꯑꯁꯤꯗꯅ ꯁꯟꯊꯤ ꯑꯃꯨꯛ ꯈꯨꯟꯕ ꯆꯠꯀꯅꯤ, ꯑꯗꯨꯒ ꯁꯟꯊꯤ ꯏꯁꯩ ꯁꯥꯒꯅꯤ꯫ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯁꯤꯗꯅ ꯃꯌꯥꯝꯒꯤ ꯂꯪꯆꯥꯛ ꯑꯃꯨꯛ ꯆꯥꯛꯀꯅꯤ꯫
ꯏꯌꯥꯏꯅꯨꯒꯤ ꯃꯗꯥꯎ ꯌꯥꯕ ꯑꯃꯅ ꯃꯍꯥꯛꯀꯤ ꯃꯆꯥ ꯆꯥꯎꯔꯦꯜꯁꯤ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯑꯣꯏꯕꯅꯤꯅ ꯑꯃꯅ ꯑꯃꯨꯛ ꯂꯧꯈꯤꯅꯤ ꯑꯃꯅ ꯑꯃꯨꯛ ꯄꯝꯈꯤꯅꯤ ꯃꯕꯨꯛ ꯃꯄꯥꯎ ꯐꯕ ꯑꯉꯥꯡ ꯑꯣꯏꯕꯅꯤꯅ ꯃꯁꯛ ꯈꯪꯗ ꯃꯤ ꯑꯃꯅꯁꯨ ꯍꯦꯛꯇ ꯆꯥꯎꯔꯦꯜꯕꯨ ꯂꯧꯒꯦ ꯍꯥꯏꯕ ꯌꯥꯔꯝꯃꯤ ꯃꯗꯨꯒꯤ ꯇꯥꯟꯖꯥ ꯌꯦꯡꯗꯨꯅ ꯏꯌꯥꯏꯅꯨꯅ ꯊꯕꯛ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯕꯅꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯃꯗꯣꯝꯆꯥ ꯊꯔꯣꯗꯨ ꯏꯌꯥꯏꯅꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯐꯝꯂꯔꯤ ꯏꯌꯥꯏꯅꯨ ꯅꯪꯕꯨ ꯌꯥꯝ ꯋꯥꯔꯕ꯭ꯔꯣ ꯅꯁꯛ ꯅꯁꯨꯒ ꯑꯝꯇ ꯊꯣꯛꯇ꯭ꯔꯦꯅꯦ ꯅꯪꯕꯣ ꯏꯟꯗꯣꯝꯆꯥ ꯀꯩꯁꯨ ꯇꯧꯗꯦꯗ ꯑꯉꯥꯡ ꯆꯦꯟꯕꯒꯤ ꯑꯣꯏꯔꯝꯒꯅꯤ ꯉꯥꯏꯈꯣ ꯅꯪꯅ ꯐꯤ ꯁꯥꯀꯣꯟ ꯑꯃ ꯍꯪꯂꯝꯕꯗꯣ ꯃꯗꯨ ꯆꯟꯕ ꯂꯣꯏꯔꯦ ꯍꯥꯏꯕꯅꯤ ꯀꯩꯗꯧꯉꯩ ꯂꯧꯁꯤꯒꯦ ꯏꯟꯗꯣꯝꯆꯥ ꯑꯩ ꯂꯧꯔꯔꯣꯏꯗ ꯇꯣꯛꯂꯒꯦ ꯀꯩꯒꯤꯅꯣ ꯅꯪꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯩꯒꯤ ꯏꯅꯥꯎ ꯑꯃꯒꯤꯅꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯐꯖꯅ ꯆꯠꯍꯜꯂꯤꯕꯅꯤ ꯅꯪꯅ ꯂꯧꯔꯔꯣꯏ ꯍꯥꯏꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯑꯆꯤꯟꯕ ꯑꯃ ꯂꯥꯛꯇꯅ ꯏꯈꯨꯠꯇ ꯂꯩꯔꯝꯕ ꯁꯦꯜꯗꯣ ꯂꯣꯏꯅ ꯆꯠꯈ꯭ꯔꯦ ꯏꯆꯦ ꯑꯗꯨꯒꯤ ꯑꯣꯏꯔꯦꯗꯅ ꯅꯪꯅ ꯊꯋꯥꯏ ꯑꯁꯨꯛ ꯋꯥꯔꯤꯕꯁꯤꯗꯤ ꯅꯗꯣꯝꯆꯥ ꯂꯩꯔꯤꯗꯅ ꯀꯔꯤꯝꯇ ꯍꯦꯛ ꯈꯜꯂꯨꯅꯨ ꯑꯩꯈꯣꯏ ꯂꯩꯔꯤꯁꯤꯗꯤ ꯏꯟꯗꯣꯝꯆꯥ ꯌꯥꯔꯅꯤꯗ ꯑꯩ ꯀꯣꯟꯅ ꯈꯔ ꯇꯞꯊꯔꯒ ꯇꯧꯔꯒꯦ ꯏꯍꯦ ꯀꯔꯤꯒꯤ ꯇꯞꯊꯕꯅꯣ ꯏꯟꯗꯣꯝꯆꯥ ꯂꯩꯔꯤ ꯍꯥꯏꯔꯦꯗꯅ ꯍꯟꯗꯛꯇꯤꯅꯦ ꯅꯪ ꯀꯔꯤꯝꯇ ꯍꯥꯏꯕ ꯌꯥꯔꯣꯏꯀꯣ ꯏꯟꯗꯣꯝꯆꯥꯅ ꯊꯣꯛꯄ ꯇꯧꯔꯗꯧꯅꯤ ꯅꯪ ꯈꯨꯔꯥꯇꯣꯟꯅꯅꯦ ꯁꯟ ꯃꯆꯥ ꯑꯃꯁꯨ ꯄꯤꯅꯤ ꯍꯥꯏꯕꯅꯤ ꯏꯟꯗꯣꯝꯆꯥ ꯑꯩ ꯂꯧꯔꯣꯏꯗ ꯍꯩꯃꯥ ꯌꯥꯏꯅꯣ ꯅꯪ ꯁꯤꯕꯨ ꯀꯃꯥꯏ ꯉꯥꯡꯅꯁꯤꯒꯦ ꯈꯪꯗꯦ ꯑꯩꯗꯤ ꯅꯣꯏ ꯈꯨꯔꯥꯇꯣꯟꯅ ꯍꯥꯏꯈ꯭ꯔꯗꯧꯅꯤꯀꯣ ꯌꯥꯗꯕ ꯌꯥꯔꯣꯏꯀꯣ ꯑꯩꯗꯤ ꯍꯥꯏꯔꯗꯧꯅꯤ ꯑꯁ ꯏꯟꯗꯣꯝꯆꯥ ꯏꯌꯥꯏꯅꯨ ꯃꯥꯒꯤꯅꯦ ꯍꯥꯏꯕꯗ ꯃꯗꯣꯝꯆꯥ ꯃꯈꯨꯔꯥ ꯑꯁꯤ ꯅꯠꯇꯅ ꯃꯥꯒꯤ ꯃꯇꯦꯡ ꯇꯧꯕꯤꯅꯕ ꯀꯅꯥ ꯂꯩꯇꯦ ꯊꯔꯣ ꯃꯥꯗꯤ ꯄꯨꯛꯆꯦꯜ ꯆꯥꯎꯕꯤꯅꯤ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯃꯇꯨꯡ ꯐꯤꯁꯥꯀꯣꯜ ꯑꯃ ꯄꯨꯗꯨꯅ ꯏꯌꯥꯏꯅꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯦ ꯃꯌꯨꯝ ꯇꯝꯅ ꯄꯨꯔꯛꯂꯕꯅꯤ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ ꯂꯧꯔꯣꯏ ꯍꯥꯏꯕꯁꯨ ꯌꯥꯗꯦ ꯏꯌꯥꯏꯅꯁꯨ ꯑꯁꯨꯝ ꯂꯧꯁꯤꯟꯍꯧꯔꯦ ꯃꯗꯣꯝꯆꯥ ꯊꯔꯣꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯃꯅꯦꯝ ꯏꯕꯦꯝꯃ ꯊꯕꯥꯗꯨ ꯏꯌꯥꯏꯅꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯐꯤꯁꯥꯀꯣꯜꯁꯤꯅ ꯀꯗꯥꯏꯗꯒꯤ ꯏꯃꯥ ꯑꯩꯒꯤꯅꯦ ꯍꯥꯏꯗꯅ ꯏꯟꯗꯣꯝꯆꯥꯅ ꯂꯩꯕꯤꯔꯛꯄꯅꯤ ꯍꯩ ꯅꯆꯤꯟ ꯊꯤꯕ ꯉꯥꯡꯒꯅꯨ ꯑꯁꯨꯛ ꯇꯥꯡ ꯄꯣꯠ ꯑꯁꯤꯕꯨ ꯂꯦꯝꯅ ꯍꯦꯛꯇ ꯄꯤꯔꯛꯀꯗ꯭ꯔꯣ ꯑꯉꯥꯡ ꯑꯗꯨ ꯑꯣꯏꯅ ꯀꯔꯤꯒꯤ ꯑꯣꯏꯗꯕ ꯉꯥꯡꯂꯤꯕꯅꯣ ꯊꯕꯛ ꯑꯝꯇ ꯇꯧꯕꯗ ꯁꯦꯡꯅ ꯍꯥꯏꯔꯒ ꯇꯧꯕ ꯌꯥꯗ꯭ꯔꯣ ꯅꯪꯒꯤ ꯐꯤꯁꯥꯀꯣꯜꯁꯦ ꯃꯪꯒꯣꯜ ꯑꯁꯤ ꯊꯝꯕ ꯌꯥꯔꯣꯏ ꯁꯨꯃꯥꯡꯗ ꯊꯝꯗꯧꯅꯤ ꯏꯃꯥ ꯋꯥ ꯃꯈꯥ ꯇꯥꯒꯅꯨ ꯍꯨꯔꯥꯜꯂꯤꯆꯠ ꯆꯠꯂꯕꯗꯤ ꯃꯗꯨ ꯉꯥꯛꯇꯅꯤ ꯄꯥꯈꯟ ꯑꯃ ꯈꯟꯊꯔꯒꯅꯦ ꯁꯨꯃꯥꯡ ꯑꯁꯤ ꯊꯝꯃꯨ ꯋꯥꯍꯩꯗꯣ ꯍꯥꯏꯔꯝꯂꯒ ꯊꯕꯥꯗꯨ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯑꯃ ꯐꯥꯎꯅ ꯏꯌꯥꯏꯅꯨꯗꯨ ꯀꯞꯂꯤ ꯃꯪꯒꯣꯜꯒꯤ ꯀꯥꯆꯤꯜ ꯑꯁꯤꯗ ꯂꯦꯞꯍꯧꯔꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯇꯨꯅ ꯏꯌꯥꯏꯅꯨꯗꯨ ꯆꯥꯛ ꯊꯥꯡꯗꯣꯛꯂꯤ ꯄꯨꯔꯦꯜꯁꯨ ꯇꯞꯅ ꯆꯪꯂꯛꯏ ꯐꯥꯟ ꯃꯆꯥ ꯑꯃ ꯂꯧꯗꯨꯅ ꯐꯝꯃꯤ ꯏꯃꯥ ꯍꯣꯏꯗꯤ ꯆꯥꯈ꯭ꯔꯕꯣ ꯑꯁꯨꯛ ꯊꯦꯡꯂꯁꯤꯗꯤ ꯑꯉꯥꯡꯗꯤ ꯇꯨꯝꯈ꯭ꯔꯕ ꯀꯨꯏꯔꯦꯗ ꯇꯨꯝꯈꯤꯕ ꯀꯩꯒꯤꯅꯣ ꯉꯁꯤꯗꯤ ꯌꯥꯝ ꯊꯦꯡꯉꯤꯅ ꯃꯆꯤꯠ ꯑꯃꯈꯛꯇ ꯉꯥꯏꯔꯦ ꯍꯥꯏꯗꯅ ꯊꯦꯡꯂꯁꯨ ꯊꯦꯡꯅ ꯉꯁꯤ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯕꯅꯤ ꯍꯌꯦꯡꯗꯤ ꯆꯠꯂꯔꯣꯏ ꯑꯅꯧꯕ ꯊꯕꯛ ꯑꯃꯃꯨꯛ ꯊꯤꯔꯒꯦ ꯑꯗꯣ ꯏꯅꯝꯃ ꯍꯣꯏꯒꯤ ꯑꯣꯛ ꯃꯆꯥ ꯄꯣꯛꯑꯦꯅ ꯍꯥꯏꯕꯗꯣ ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯈ꯭ꯔꯒꯦ ꯌꯩꯅꯣ ꯃꯗꯨ ꯇꯣꯛꯂꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯦꯜꯗꯣ ꯄꯥꯡꯖꯈ꯭ꯔꯁꯅꯨ ꯃꯣꯏꯒꯤ ꯑꯗꯨꯝ ꯑꯣꯏꯈ꯭ꯔꯁꯅꯨ ꯍꯥꯏꯁꯤꯕꯨ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯉꯁꯥꯏꯗꯣ ꯑꯩ ꯏꯆꯦꯒꯤ ꯃꯅꯥꯛꯇ ꯆꯪꯂꯨꯕꯅꯤ ꯑꯣꯛ ꯃꯆꯥ ꯑꯝꯇ ꯂꯩꯔꯝꯗ꯭ꯔꯦ ꯃꯤꯅ ꯂꯣꯏꯅ ꯂꯧꯈ꯭ꯔꯕ꯭ꯔꯣ ꯑꯩ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯨꯗ ꯂꯣꯏꯅ ꯌꯣꯟꯈ꯭ꯔ ꯃꯥꯜꯂꯦ ꯏꯃꯥꯒ ꯏꯆꯦꯒ ꯋꯥꯈꯜꯂꯣꯟ ꯃꯥꯟꯅꯩ ꯑꯅꯤꯃꯛ ꯑꯝꯇ ꯈꯦꯠꯅꯗꯦ ꯃꯥꯡꯈ꯭ꯔꯁꯅꯨ ꯑꯩꯈꯣꯏꯒꯤ ꯁꯦꯜꯗꯣ ꯍꯦꯟꯅꯁꯨ ꯈꯟꯖꯤꯟꯕꯤꯔꯨꯅꯨꯗ ꯏꯅꯝꯃ ꯍꯣꯏꯁꯨ ꯃꯇꯥꯡ ꯃꯇꯝꯅ ꯌꯥꯗꯕ ꯑꯣꯏꯔꯝꯒꯅꯤ ꯏꯟꯗꯣꯝꯆꯥ ꯊꯔꯣꯅ ꯉꯝꯈ꯭ꯔꯕꯣ ꯑꯩꯅꯗꯤ ꯄꯤꯔꯛꯀꯅꯨꯅ ꯍꯥꯏꯖꯕꯅꯤ ꯌꯨꯝꯗ ꯂꯥꯛꯂꯒ ꯑꯗꯨꯝ ꯊꯅꯝꯂꯦ ꯅꯪꯕꯨ ꯐꯤ ꯁꯥꯕ ꯍꯩꯕ꯭ꯔꯣ ꯊꯨꯕꯗꯤ ꯑꯣꯏꯗꯦ ꯑꯗꯨꯝ ꯆꯥꯡ ꯑꯃꯗ ꯍꯩꯔꯦ ꯊꯕꯛ ꯁꯨꯔꯤꯅꯤ ꯍꯥꯏꯗꯅ ꯊꯕꯛꯇꯨꯗ ꯃꯣꯠꯁꯤꯜꯂꯒ ꯂꯩꯕꯗꯣ ꯃꯗꯨ ꯇꯧꯒꯅꯨ ꯍꯌꯦꯡ ꯅꯁꯥꯗ ꯁꯣꯛꯀꯅꯤꯀꯣ ꯇꯧꯗꯦꯗ ꯑꯉꯥꯡꯁꯤꯒ ꯀꯩꯒ ꯃꯇꯝ ꯐꯖꯅ ꯐꯪꯕ ꯅꯠꯇꯦꯗ ꯁꯦꯜ ꯈꯔ ꯂꯩꯔꯤꯕꯗꯣ ꯃꯗꯨꯅ ꯅꯪꯒꯤ ꯂꯪꯗꯣ ꯂꯧꯔꯣ ꯑꯗꯨꯒ ꯍꯧꯅꯕ ꯇꯧꯔꯣ ꯑꯗꯣ ꯃꯈꯣꯏ ꯇꯥꯆꯧꯗ ꯀꯩꯗꯧꯔꯦ ꯂꯦꯞꯄꯗꯤ ꯍꯥꯏꯌꯨꯗꯅ ꯁꯨꯃꯥꯡ ꯃꯇꯣꯟꯁꯤꯗ ꯈꯔ ꯇꯞꯊꯔꯒ ꯐꯤꯁꯥꯀꯣꯜ ꯊꯝꯅꯕ ꯁꯦꯝꯁꯤ ꯃꯪꯒꯣꯜ ꯑꯆꯧꯕ ꯑꯃ ꯂꯩꯔꯤꯁꯤꯗꯤ ꯑꯁ ꯁꯨꯝ ꯃꯤ ꯃꯌꯥꯝꯒꯤ ꯄꯨꯟꯐꯝ ꯑꯣꯏꯕꯅꯤꯅ ꯃꯪꯒꯣꯜꯁꯤꯗ ꯊꯝꯅꯤꯡꯗ꯭ꯔꯕ ꯌꯩꯅꯣ ꯀꯔꯤꯒꯤꯅꯣ ꯑꯩꯉꯣꯟꯗ ꯋꯥ ꯂꯣꯠꯂꯤꯕꯗꯤ ꯏꯃꯥꯅ ꯌꯥꯗꯦ ꯍꯥꯏꯗꯅ ꯁꯦꯡꯅ ꯑꯗꯨꯝ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ ꯏꯌꯥꯏꯅ ꯋꯥ ꯉꯥꯡꯗꯦ ꯇꯔꯨꯔꯕꯤ ꯃꯤꯁꯅꯥ ꯑꯅꯤꯗꯨꯅ ꯄꯨꯔꯦꯜ ꯃꯉꯣꯟꯗ ꯌꯥꯝ ꯃꯨꯟꯅ ꯌꯦꯡꯂꯛꯂꯤ ꯃꯇꯝ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯦ ꯊꯥ 2-3ꯒꯤ ꯃꯇꯨꯡꯗ ꯄꯨꯔꯦꯜꯒꯤ ꯃꯅꯥꯎꯅꯨꯄꯥ ꯑꯣꯏꯔꯤꯕ ꯌꯥꯏꯃꯗꯨ ꯅꯨꯄꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯂꯦ ꯌꯥꯏꯃ ꯅꯨꯄꯤ ꯆꯦꯜꯂꯦ ꯍꯥꯏꯗꯅ ꯂꯩꯀꯥꯏ ꯃꯤꯌꯥꯝꯗꯨ ꯋꯥ ꯂꯥꯎꯅꯔꯤ ꯍꯟꯗꯛꯀꯤ ꯃꯧ ꯑꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤ ꯃꯁꯛ ꯃꯇꯧꯁꯨ ꯀꯥ ꯍꯦꯟꯅ ꯐꯖꯕ ꯑꯣꯏꯗꯦ ꯃꯁꯝ ꯀꯥꯗꯨ ꯏꯈꯣꯏ ꯈꯣꯏꯔꯗꯅ ꯋꯥꯉꯥꯡ ꯁꯉꯥꯡꯁꯨ ꯀꯌꯥ ꯐꯖꯗꯦ
ꯃꯧ ꯑꯍꯜꯅ ꯍꯦꯟꯅ ꯐꯖꯩ ꯍꯥꯏꯗꯅ ꯂꯩꯀꯥꯏꯒꯤ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨꯅ ꯍꯥꯏꯅꯔꯝꯃꯤ꯫ ꯃꯌꯥꯝꯅ ꯍꯥꯏꯅꯔꯤꯕꯗꯨꯕꯨ ꯇꯥꯔꯒ ꯃꯧꯌꯥꯏꯃ ꯑꯣꯏꯒꯗꯧꯔꯤꯕꯤ ꯃꯦꯂꯩꯗꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯃꯦꯂꯩꯗꯨ ꯐꯨꯛ ꯍꯧꯒꯠꯂꯤ, ꯀꯥꯗꯨꯃ ꯁꯤꯟ ꯊꯨꯡꯅ ꯀꯣꯏꯆꯠ ꯆꯠꯂ ꯃꯇꯨꯡ ꯊꯕꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯃꯥ, ꯀꯥꯁꯤ ꯄꯤꯛꯃꯜꯂꯤ, ꯑꯎꯟꯄꯣꯠ ꯊꯝꯐꯝ ꯆꯜꯂꯣꯏ, ꯃꯁꯤ ꯈꯔ ꯆꯥꯎꯊꯣꯛꯅ ꯁꯥꯕꯤꯌꯨ, ꯃꯁꯤꯗꯤ ꯏꯃꯥ ꯄꯤꯛꯃꯜꯂꯤ, ꯄꯤꯛꯃꯟꯈ꯭ꯔꯦꯕ." ꯃꯃꯧ ꯌꯥꯏꯃꯒꯤ ꯋꯥꯍꯩꯗꯨꯕꯨ ꯇꯥꯕꯗ ꯊꯕꯥꯗꯨ ꯍꯔꯥꯎꯅ, "ꯁꯥꯗꯣꯏꯅꯤ ꯁꯥꯗꯣꯏꯅꯤ, ꯁꯥꯗ ꯂꯥꯛꯇ ꯌꯥꯔꯤꯕ꯭ꯔꯣ, ꯌꯥꯝ ꯆꯥꯎꯅ ꯁꯥꯗꯧꯔꯤꯕꯅꯤ. ꯑꯗꯨꯒ ꯏꯃꯥ, ꯀꯣꯟ ꯑꯃꯨꯕꯁꯨ ꯊꯝꯂꯝꯒꯅꯨ, ꯐꯖꯅ ꯂꯪꯅ ꯐꯦꯡꯗꯣꯛ, ꯑꯩꯗꯤ ꯁꯤꯡꯗ ꯊꯣꯡꯕꯗꯣ ꯀꯌꯥ ꯍꯩꯅꯔꯣꯏ." "ꯍꯣꯏ ꯍꯣꯏ, ꯏꯃꯥꯅꯅꯦ ꯐꯅꯕ ꯁꯤꯟꯒꯦꯁꯦ. ꯑꯩꯒꯤ ꯍꯥꯏꯕꯨ ꯏꯃꯥ, ꯀꯥ ꯆꯥꯎꯅ ꯁꯦꯝꯕꯤꯔꯝꯃꯨ, ꯑꯎꯟꯄꯣꯠ ꯌꯥꯝꯅ ꯎꯜꯂꯛꯀꯅꯤ, ꯃꯁꯤꯅꯤ ꯏꯃꯥ." ꯃꯦꯂꯩꯒꯤ ꯋꯥꯐꯝꯗꯨ ꯇꯥꯔꯒ ꯂꯩꯁꯥꯕꯤ ꯑꯅꯤ ꯆꯤꯔꯣꯜ ꯇꯧꯅꯔꯤ꯫ "ꯃꯁꯛ ꯈꯨꯊꯤꯁꯤꯒ ꯉꯥꯡꯖ ꯁꯥꯏꯁꯤꯒ ꯀꯌꯥꯗ ꯉꯛꯂꯤꯕ ꯅꯨꯄꯤꯅꯣ? ꯑꯗꯨꯕꯨꯗꯤ ꯂꯨꯃꯥꯡ ꯈꯣꯏꯕꯤ ꯅꯨꯄꯤꯅꯕꯨ ꯀꯌꯥꯝ ꯐꯔꯨꯅꯤꯒꯦ, ꯀꯨꯆꯨ ꯁꯛꯇꯥꯁꯤꯒ ꯑꯇꯤꯌꯥ ꯃꯆꯨꯒꯤ ꯐꯤ ꯏꯟꯗꯅ. ꯍꯣꯏꯅꯦ, ꯑꯇꯤꯌꯥꯗ ꯀ꯭ꯋꯥꯛ ꯄꯥꯏꯕ ꯃꯥꯜꯂꯗꯅ. ꯃꯃꯥꯏ ꯈꯨꯀꯣꯞꯁꯤꯒ ꯐꯖꯕꯤꯒ ꯁꯥꯗꯅ. ꯃꯥꯗꯤꯅꯦ ꯏꯅꯝꯃ ꯌꯥꯏꯅꯨꯒꯤ ꯃꯈꯣꯡꯒꯤ ꯇꯨꯍꯥꯎ ꯐꯥꯎ ꯌꯧꯔꯨꯏ. ꯉꯁꯥꯏꯅꯦ ꯋꯥꯔꯤ ꯁꯥꯒꯦꯅ ꯍꯔꯥꯎꯔ ꯆꯪꯉꯨꯕꯅꯤ, ꯑꯗꯨꯒꯗꯤ ꯈꯨꯐꯥꯎ ꯑꯃꯅꯤ ꯏꯕꯦꯝꯃ, ꯑꯃꯨꯛ ꯍꯟꯅ ꯑꯣꯟꯁꯤꯟꯅꯕ ꯌꯥꯕ ꯅꯨꯄꯤ ꯅꯠꯇꯦ." ꯃꯅꯤ ꯃꯃꯧꯒꯤ ꯃꯇꯧꯗꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯕ ꯃꯥꯜꯂꯤ ꯌꯥꯏꯅꯨ ꯇꯞꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯃꯇꯥꯡ ꯑꯃ ꯆꯥꯗꯅ ꯃꯀꯨꯏꯕꯨꯡꯉꯣ ꯇꯣꯝꯆꯧꯅꯁꯨ ꯍꯥꯏꯔꯛꯏ, "ꯌꯥꯏꯅꯨ, ꯅꯪꯕꯨ ꯍꯌꯦꯡ ꯃꯧ ꯊꯤꯟꯕ ꯌꯥꯎꯒꯗ꯭ꯔꯅꯦ? ꯍꯦꯔꯥ, ꯌꯥꯎꯗ꯭ꯔꯁꯨ ꯇꯣꯛꯑꯣꯗ, ꯀꯔꯤꯕꯨ ꯀꯥꯟꯅꯗꯣꯏꯅꯣ?" ꯑꯗꯨ ꯎꯁꯤꯇꯅ ꯍꯥꯏꯔꯛꯄ ꯋꯥꯐꯝ ꯑꯗꯨꯕꯨ ꯇꯥꯔꯒ ꯌꯥꯏꯅꯨ ꯏꯀꯥꯏꯕ ꯐꯥꯎꯏ꯫ ꯃꯃꯥꯏ ꯃꯆꯥꯗꯨ ꯉꯥꯡꯁꯪ ꯉꯥꯡꯁꯤꯜꯂꯤ, ꯑꯗꯨꯕꯨ ꯃꯥ ꯀꯔꯤꯝꯇ ꯈꯨꯝꯗꯦ꯫ ꯃꯈꯣꯏꯒꯤ ꯀꯥ ꯂꯩꯔꯤꯕ ꯗꯣꯝꯗ ꯊꯨꯅ ꯌꯥꯡꯅ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯑꯍꯜ ꯂꯃꯟꯁꯤꯡ ꯑꯃꯠꯇ ꯑꯣꯏꯅ ꯌꯥꯅꯗꯨꯅ ꯌꯥꯏꯃ ꯑꯃꯗꯤ ꯃꯦꯂꯩ ꯃꯈꯣꯏ ꯑꯅꯤꯁꯨ ꯂꯨꯍꯣꯡꯂꯤ꯫ ꯃꯦꯂꯩ ꯃꯥꯒꯤꯗꯤ ꯑꯎꯟꯄꯣꯠ ꯌꯥꯝꯅ ꯍꯥꯞꯄꯛꯏ, ꯊꯕꯥꯅꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯩ꯫ ꯊꯕꯥ ꯑꯃꯗꯤ ꯇꯣꯝꯆꯧꯅ ꯃꯃꯧ ꯌꯥꯏꯃ ꯑꯁꯤꯕꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯖꯩ꯫ ꯃꯅꯦ ꯃꯀꯨꯅ ꯅꯥꯎ ꯆꯥꯎꯍꯜꯂꯕ ꯃꯔꯝꯅ ꯃꯦꯂꯩꯅ ꯌꯥꯏꯅꯨꯕꯨꯁꯨ ꯎꯁꯤꯠꯇꯦ, ꯊꯛꯁꯤ ꯈꯥꯁꯤ ꯑꯃ ꯅꯥꯏꯗꯅ ꯃꯁꯤꯗ ꯄꯥꯈꯣꯟ ꯊꯥꯕꯁꯨ ꯇꯧꯔꯝꯃꯤ꯫ ꯃꯧ ꯑꯅꯧꯕꯤꯅꯤ ꯍꯥꯏꯗꯅ ꯃꯦꯂꯩꯗꯤ ꯆꯥꯛ ꯏꯟꯁꯥꯡꯒ ꯐꯖꯅ ꯊꯣꯡꯕꯤꯕ ꯅꯠꯇꯦ, ꯑꯅꯝꯕ ꯃꯇꯝꯗ ꯌꯥꯏꯅꯨꯅ ꯑꯗꯨꯝ ꯊꯣꯡꯗꯨꯅꯇ ꯂꯩꯔꯤ꯫ ꯃꯇꯝ ꯈꯔ ꯂꯩꯃꯤꯟꯅꯔꯛꯄ ꯑꯁꯤꯗ ꯌꯥꯏꯅꯨ ꯃꯥꯒꯤꯅꯤ ꯍꯥꯏꯗꯅ ꯊꯕꯥꯅ ꯐꯤ ꯑꯃ ꯐꯥꯎꯕ ꯂꯩꯕꯤꯈꯤꯕ ꯂꯩꯇ꯭ꯔꯤ, ꯈꯨꯗꯣꯜ ꯑꯃ ꯁꯤꯟꯅꯈꯤꯕ ꯂꯩꯇ꯭ꯔꯤ꯫ ꯑꯗꯨꯕꯨ ꯃꯧ ꯌꯥꯏꯃꯒꯤ ꯑꯣꯏꯅꯗꯤ ꯁꯅꯥ ꯈꯨꯖꯤ ꯀꯌా ꯑꯃ ꯊꯕꯥ ꯃꯥꯅ ꯂꯩꯕꯤꯔꯝꯃꯤ, ꯁꯅꯥꯒꯤ ꯂꯤꯛ ꯐꯥꯎꯕꯗ ꯊꯕꯥꯅ ꯁꯥꯕꯤꯔꯝꯃꯤ꯫ ꯃꯗꯨꯗ ꯏꯌꯥꯏꯅꯨ ꯀꯜꯂꯛꯂꯨꯕ ꯂꯩꯇꯦ, ꯉꯁꯤꯁꯨ ꯄꯦꯟꯊꯣꯛꯇꯨꯅ ꯍꯤꯡꯂꯤ꯫ ꯑꯗꯨꯕꯨ ꯃꯅꯦꯝ ꯏꯕꯦꯝꯃ ꯊꯕꯥꯅ ꯃꯅꯥꯎ ꯃꯩꯂꯩꯗ ꯄꯤꯔꯤꯕ ꯃꯤꯅꯨꯡꯁꯤ ꯑꯁꯤꯗꯤ ꯏꯌꯥꯏꯅꯨ ꯃꯥꯅ ꯈꯧꯔꯥꯡꯕ ꯐꯥꯎꯔꯤ꯫ ꯃꯈꯣꯏꯒꯤꯁꯨ ꯄꯨꯟꯁꯤ ꯑꯃ ꯁꯦꯝꯂꯕꯅꯤꯅ ꯍꯣꯠꯅꯕꯗꯤ ꯂꯦꯞꯄ ꯌꯥꯕ ꯅꯠꯇꯦ꯫ ꯌꯥꯏꯅꯨ ꯃꯥꯅ ꯐꯤ ꯁꯥꯔꯤ, ꯑꯗꯨꯒ ꯄꯨꯔꯦꯜ ꯃꯥꯅ ꯑꯣꯛ ꯑꯃꯗꯤ ꯁꯟꯂꯣꯏꯗꯨꯅ ꯂꯩꯔꯤ꯫ ꯃꯁꯤꯗꯒꯤ ꯂꯥꯛꯄ ꯁꯦꯜ ꯈꯔꯅ ꯃꯈꯨꯠꯇ ꯈꯣꯔꯁꯥ ꯋꯥꯠꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯀꯔꯤꯕꯨ ꯌꯦꯡꯂꯤꯕꯅꯣ ꯈꯪꯗꯦ, ꯃꯃꯥ ꯏꯕꯦꯝꯃ ꯊꯕꯥꯗꯨ ꯃꯈꯣꯏꯒꯤ ꯁꯪꯒꯣꯜ ꯑꯗꯨꯗ ꯆꯪꯁꯤꯜꯂꯤ꯫ ꯊꯕꯥꯗꯨ ꯁꯟ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯤ, ꯏꯪꯅ ꯇꯞꯅ ꯌꯦꯡꯕ ꯅꯠꯇꯦ, ꯑꯁꯥꯎꯕ ꯑꯃꯒ ꯂꯣꯏꯅꯅ ꯌꯦꯡꯂꯤꯕꯅꯤ꯫ ꯃꯁꯥꯗ ꯀꯜꯂꯛꯄ ꯑꯃꯁꯨ ꯐꯥꯎꯔꯤ꯫ ꯈꯔ ꯈꯖꯤꯛ ꯂꯥꯞꯅ ꯂꯦꯞꯄꯁꯨ ꯐꯕꯅꯤ, ꯁꯟ ꯑꯗꯨꯒꯤ ꯃꯅꯥꯛ ꯍꯦꯛ ꯅꯛꯅ ꯊꯕꯥꯗꯨ ꯆꯨꯝꯗ꯭ꯔꯤꯡ ꯂꯦꯞꯄꯤ꯫ ꯊꯕꯥꯒꯤ ꯄꯨꯛꯆꯦꯜꯗꯨ ꯁꯟ ꯑꯗꯨꯅꯁꯨ ꯈꯪꯂ ꯃꯥꯜꯂꯤ꯫ ꯏꯊꯥꯗ ꯍꯦꯛ ꯊꯥꯖꯗꯅ ꯁꯟ ꯑꯗꯨꯅ ꯈꯪꯋꯥꯏ ꯋꯥꯏꯔꯛꯄꯅꯤ꯫ "ꯏꯃꯥ, ꯏꯁ!" ꯊꯕꯥꯅ ꯈꯪꯂꯥꯎ ꯂꯥꯎꯔꯛꯄꯁꯤꯗ ꯄꯨꯔꯦꯜ ꯑꯃꯗꯤ ꯏꯌꯥꯏꯅꯨ ꯁꯪꯒꯣꯜ ꯑꯗꯨꯗ ꯊꯨꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯊꯕꯥꯗꯨ ꯃꯀꯣꯛ ꯄꯥꯏꯗꯨꯅ ꯂꯩꯃꯥꯏꯗ ꯐꯝꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯇꯧꯗꯨ ꯎꯔꯒ ꯏꯌꯥꯏꯅꯨ ꯄꯥꯈꯠꯅ, "ꯏꯃꯥ, ꯀꯩꯗꯧꯔꯒꯦ?" ꯊꯕꯥꯗꯨ ꯌꯥꯝ ꯁꯥꯎꯅ ꯃꯆꯥ ꯃꯃꯧ ꯑꯅꯤꯗꯨ ꯑꯣꯟꯈꯠꯇꯨꯅ, "ꯍꯩ, ꯃꯁꯤꯒꯨꯝꯕ ꯁꯟ ꯑꯉꯥꯎꯕꯁꯦ ꯃꯐꯝ ꯑꯁꯤ ꯊꯝꯕ ꯌꯥꯔꯣꯏ, ꯊꯨꯅ ꯌꯣꯟꯊꯣꯛꯅꯕꯗꯣ꯫ ꯃꯁꯤꯒꯤ ꯁꯟꯁꯦ ꯃꯤ ꯍꯥꯠꯇꯧꯔꯤ, ꯃꯁꯤ ꯑꯐꯕ ꯈꯨꯗꯝ ꯅꯠꯇꯦ, ꯑꯋꯥ ꯑꯅꯥ ꯇꯥꯔꯛꯀꯅꯤ꯫ ꯁꯟꯁꯦ ꯊꯨꯅ ꯄꯤꯊꯣꯛꯈꯣ, ꯁꯤꯗ ꯁꯟ ꯊꯝꯕ ꯌꯥꯔꯣꯏꯀꯣ, ꯉꯁꯤ ꯍꯌꯦꯡꯁꯦ ꯄꯤꯊꯣꯛꯈꯣ, ꯁꯤꯗ ꯂꯩꯍꯟꯕ ꯌꯥꯔꯣꯏ꯫ ꯍꯥꯏ ꯑꯆꯧꯕ, ꯅꯪ ꯅꯄꯥꯅꯅꯦ ꯑꯃꯨꯛꯇ ꯂꯥꯎ ꯍꯥꯏꯍꯧꯕꯅꯤ." ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯍꯥꯏꯔꯝꯂꯒ ꯊꯕꯥꯗꯨ ꯒꯝꯒꯝ ꯆꯠꯈ꯭ꯔꯦ꯫ ꯄꯨꯔꯦꯜ ꯑꯃꯗꯤ ꯌꯥꯏꯅꯨ ꯇꯨꯃꯤꯟꯅ ꯌꯦꯡꯅꯗꯨꯅ ꯂꯦꯞꯍꯧꯔꯤ꯫ ꯃꯄꯥ ꯏꯕꯨꯡꯉꯣ ꯇꯣꯝꯆꯧꯒ ꯋꯥꯔꯤ ꯇꯧꯔꯕ ꯃꯇꯨꯡ ꯄꯨꯔꯦꯜꯗꯨ ꯀꯥꯗ ꯆꯪꯂꯛꯏ꯫ ꯃꯊꯥ ꯌꯥꯝ ꯁꯥꯅꯁꯨ ꯎꯏ꯫ ꯈꯪꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯨꯕꯅ ꯌꯥꯏꯅꯨ ꯃꯥꯅꯁꯨ ꯍꯪꯂꯛꯏ, "ꯀꯩ ꯍꯥꯏꯔꯛꯂꯒꯦ?" "ꯇꯣꯉꯥꯟꯅ ꯆꯥꯔꯨꯁꯤꯅꯤꯗꯅ." "ꯀꯩꯒꯤꯅꯣ ꯉꯁꯤ ꯈꯨꯗꯛꯇ ꯍꯥꯏꯔꯛꯏꯗꯤ?" "ꯈꯪꯗꯦ, ꯆꯥꯔꯣ ꯍꯥꯏꯔꯕꯅꯤꯅ ꯉꯝꯅꯕ ꯆꯥꯕ ꯇꯥꯔꯦꯗꯅ." "ꯂꯩꯐꯝꯗꯤ ꯁꯤꯗ ꯁꯨꯝ ꯂꯩꯒꯗ꯭ꯔꯣ?" "ꯃꯇꯝ ꯈꯔꯗꯤ ꯂꯩꯈꯤꯁꯤ, ꯑꯗꯨꯒ ꯌꯨꯝ ꯑꯃ ꯁꯥꯗꯣꯛꯅꯕ ꯇꯧꯔꯁꯤ. ꯆꯌꯦꯠꯅꯔꯒ ꯁꯨꯝ ꯍꯤꯡꯕꯁꯦ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕ ꯑꯣꯏꯔꯛꯀꯅꯤ." "ꯀꯗꯥꯏꯗꯒꯤ ꯁꯦꯜꯅꯅꯣ ꯌꯨꯝ ꯑꯃ ꯁꯥꯗꯣꯏꯁꯤꯕꯣ?"
ꯂꯩꯕ ꯌꯥꯅꯕ ꯑꯗꯨꯝ ꯁꯥꯔꯁꯤ ꯄꯤꯛꯅ ꯁꯥꯕꯗꯣ ꯅꯪꯕꯨ ꯃꯤꯌꯥꯝꯃꯥꯡꯗꯤ ꯏꯀꯥꯏꯕ꯭ꯔꯣ ꯂꯩꯐꯝ ꯑꯃ ꯂꯩꯔꯗꯤ ꯌꯥꯔꯦꯗ ꯀꯩꯒꯤ ꯏꯀꯥꯏꯗꯣꯏꯅꯣ ꯑꯩ ꯁꯦꯜ ꯈꯔ ꯇꯥꯟꯁꯤꯟꯈꯤꯒꯦ ꯀꯨꯏꯗꯅ ꯁꯥꯅꯕ ꯍꯣꯠꯅꯁꯤ ꯑꯩꯁꯨ ꯑꯉꯝꯕ ꯈꯔꯗꯤ ꯇꯨꯡꯁꯤꯟꯅꯕ ꯍꯣꯠꯅꯔꯒꯦ ꯁ꯭ꯋꯥꯏꯒꯤ ꯊꯕꯛꯇꯤ ꯀꯌꯥ ꯁꯦꯜ ꯆꯥꯎꯗꯦ ꯐꯖꯅꯁꯨ ꯄꯤꯕ ꯅꯠꯇꯦ ꯑꯩ ꯂꯥꯡꯐꯩꯗ ꯆꯠꯄ ꯇꯥꯔꯦ ꯑꯗꯨꯗꯤ ꯑꯩ ꯏꯊꯟꯇ ꯀꯨꯏꯒꯗꯕ ꯅꯠꯇꯦꯗ ꯑꯩ ꯇꯣꯏꯅꯁꯨ ꯑꯗꯨꯝ ꯂꯥꯛꯀꯦ ꯃꯥꯏ ꯄꯥꯛꯅꯕ ꯍꯣꯠꯅꯁꯤ ꯀꯔꯤ ꯂꯝꯗ ꯆꯠꯄꯤꯗꯣꯏꯅꯣ ꯆꯥꯟꯗꯦꯜꯗ ꯏꯁ ꯑꯣꯟꯊꯣꯛꯅ ꯂꯥꯞꯈ꯭ꯔꯦꯗ ꯃꯃꯥ ꯃꯆꯥ ꯑꯅꯤꯕꯨ ꯊꯅꯝꯂꯒ ꯄꯨꯔꯦꯜꯗꯨ ꯂꯥꯡꯐꯩ ꯆꯠꯈ꯭ꯔꯦ ꯄꯨꯔꯦꯜꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯐꯤꯁꯥ ꯂꯣꯟꯁꯥ ꯇꯧꯗꯨꯅ ꯏꯌꯥꯏꯅꯨ ꯅꯥꯏꯇꯣꯝ ꯑꯣꯏꯅ ꯍꯤꯡꯂꯛꯈꯤ ꯇꯣꯉꯥꯟ ꯆꯥꯟꯅꯔꯕꯅꯤ ꯍꯥꯏꯗꯅ ꯃꯅꯦꯝ ꯃꯀꯨ ꯑꯅꯤꯅꯁꯨ ꯍꯟꯅ ꯌꯦꯡꯂꯛꯈꯤꯗ꯭ꯔꯦ ꯑꯄꯤꯛꯄ ꯑꯉꯥꯡ ꯑꯁꯤꯒ ꯂꯣꯏꯅꯅ ꯋꯥꯔꯕꯁꯨ ꯋꯥꯅ ꯏꯌꯥꯏꯅꯨ ꯃꯥꯗꯤ ꯊꯕꯛ ꯂꯦꯞꯇꯦ ꯉꯝꯂꯤꯕ ꯃꯈꯩ ꯁꯦꯜ ꯇꯥꯟꯁꯤꯟꯅꯕ ꯍꯣꯠꯅꯔꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯃꯅꯤ ꯃꯅꯝꯗ ꯑꯉꯥꯡ ꯑꯗꯨꯁꯨ ꯄꯣꯗꯨꯅ ꯏꯌꯥꯏꯅꯨ ꯐꯤ ꯁꯥꯗꯨꯅ ꯂꯩꯔꯤ ꯑꯋꯥꯕꯗꯨ ꯄꯣꯊꯥꯕ ꯑꯣꯏꯅ ꯃꯔꯨꯜ ꯐꯥꯎꯕ ꯊꯣꯛꯇ꯭ꯔꯤꯕ ꯃꯆꯥꯗꯨꯗ ꯋꯥꯔꯤ ꯁꯥꯅꯕ ꯍꯣꯠꯅꯩ ꯏꯆꯥ ꯊꯣꯏ ꯅꯪꯕꯨ ꯇꯨꯝꯂꯕ꯭ꯔꯣ ꯇꯨꯝꯃꯨ ꯏꯆꯥꯗꯤ ꯃꯔꯝ ꯃꯣꯛꯄꯅꯤ ꯍꯌꯦꯡ ꯄꯥꯕꯅ ꯊꯕꯛ ꯍꯜꯂꯛꯂꯕ ꯀꯥꯟꯗ ꯏꯆꯥꯒꯤ ꯐꯖꯕ ꯐꯤꯔꯣꯜ ꯃꯌꯥꯝ ꯑꯃꯅꯦ ꯏꯃꯥꯅ ꯀꯩꯊꯦꯜ ꯆꯠꯂꯒ ꯂꯩꯗꯧꯔꯤꯕꯅꯤ ꯏꯃꯥꯒꯤ ꯆꯥꯎꯔꯦꯜ ꯅꯪ ꯏꯃꯥꯅ ꯍꯥꯏꯕ ꯏꯜꯂꯨꯀꯣ ꯏꯆꯥꯅ ꯍꯌꯦꯡ ꯆꯥꯎꯔꯒ ꯆꯥꯎꯕ ꯁꯔꯦꯞ ꯐꯥꯔꯒ ꯏꯃꯥꯒꯤ ꯑꯋꯥꯕ ꯀꯣꯛꯍꯜꯂꯨꯀꯣ ꯇꯨꯝꯃꯨ ꯏꯆꯥꯗꯤ ꯍꯥꯏꯕ ꯏꯟꯕꯅꯤ ꯐꯅꯦꯛꯁꯤꯃ ꯐꯪꯈꯤꯒꯦ ꯑꯗꯨꯒ ꯇꯨꯝꯂꯨꯔꯁꯤ ꯃꯇꯥꯡꯁꯤꯗ ꯂꯩꯀꯥꯏꯒꯤ ꯂꯩꯁꯥꯕꯤ ꯑꯃ ꯏꯌꯥꯏꯅꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯇꯥꯍꯥꯅ ꯆꯦꯜꯂꯛꯏ ꯏꯅꯝꯃ ꯀꯩꯗꯧꯔꯦ ꯑꯗꯨꯛ ꯄꯥꯈꯠꯅ ꯂꯥꯛꯂꯤꯕꯗꯤ ꯏꯅꯝꯃ ꯇꯥ ꯄꯨꯔꯦꯜ ꯍꯣꯏꯅ ꯇꯣꯡꯂꯛꯄ ꯒꯥꯔꯤꯗꯣ ꯂꯣꯛꯇ ꯑꯣꯟꯊꯈ꯭ꯔꯦ ꯍꯥꯏꯌꯦ ꯀꯔꯤ ꯍꯥꯏꯕ ꯅꯨꯡꯁꯤꯗ꯭ꯔꯥ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯈꯣꯡꯆꯠ ꯉꯁꯤꯅ ꯑꯃ ꯍꯌꯦꯡꯅ ꯑꯃ ꯅꯨꯡꯉꯥꯏꯔꯛꯈꯤꯒꯅꯤ ꯍꯥꯏꯕꯒꯤ ꯑꯁꯥꯗ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯍꯤꯡꯂꯤꯕꯅꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛꯇ ꯀꯔꯤ ꯇꯝꯂꯝꯕ ꯀꯅꯥꯅ ꯍꯥꯏꯕ ꯉꯝꯕꯒꯦ ꯋꯥꯗꯨꯅꯇ ꯂꯥꯛꯂꯕꯤ ꯏꯌꯥꯏꯅꯨ ꯃꯥꯒꯤ ꯄꯨꯟꯁꯤꯅ ꯀꯗꯣꯝꯗ ꯇꯁꯦꯡꯅꯕꯨ ꯑꯋꯥꯐꯝꯗ ꯇꯥꯔꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯥꯒꯤ ꯃꯊꯧ ꯂꯩꯔꯤꯕ꯭ꯔꯥ ꯄꯨꯔꯦꯜꯒꯤ ꯂꯩꯈꯥꯏ ꯇꯥꯗꯕ ꯋꯥꯔꯤ ꯑꯃꯗꯤ ꯂꯣꯠꯇꯨꯅ ꯑꯁꯨꯃꯛ ꯊꯝꯖꯤꯟꯈ꯭ꯔꯦ ꯆꯃꯛꯅꯕ ꯋꯥꯍꯪ ꯑꯃꯒ ꯂꯣꯏꯅꯅ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯑꯏꯕ ꯂꯝꯖꯤꯡ ꯊꯣꯛꯀꯤ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ ꯑꯁꯣꯏ ꯑꯔꯥꯟ ꯀꯌా ꯌꯥꯎꯈ꯭ꯔꯕꯁꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯅ ꯊꯝꯖꯔꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯌꯥꯝꯕꯨ ꯑꯃꯨꯛ ꯍꯟꯅ ꯏꯈꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯃꯇꯝꯗ ꯂꯩꯅꯝ ꯈꯨꯜ ꯍꯥꯏꯅ ꯈꯪꯅꯕ ꯌꯥꯝꯅ ꯆꯥꯎꯕ ꯈꯨꯜ ꯑꯃ ꯂꯩꯔꯝꯃꯤ ꯍꯥꯏꯔꯤꯕ ꯈꯨꯜ ꯑꯁꯤꯗ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯂꯩ ꯁꯥꯠꯂꯤ ꯂꯩꯁꯤꯡ ꯑꯗꯨꯒꯤ ꯂꯩꯅꯝꯇꯅ ꯈꯨꯜ ꯑꯗꯨꯕꯨ ꯁꯤꯟꯕ ꯊꯨꯡꯂꯝꯃꯤ ꯃꯔꯝ ꯑꯁꯤꯅ ꯈꯨꯜ ꯑꯗꯨꯒꯤ ꯃꯃꯤꯡꯕꯨ ꯂꯩꯅꯝ ꯈꯨꯜ ꯍꯥꯏꯅ ꯀꯧꯔꯤꯕꯅꯤ ꯂꯩꯅꯝ ꯈꯨꯜ ꯍꯥꯏꯔꯤꯕ ꯈꯨꯜ ꯑꯁꯤꯗ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯈꯛꯁꯨ ꯂꯩꯔꯝꯃꯤ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯇꯣꯝꯄꯣꯛ ꯀꯧꯏ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯊꯥꯔꯤꯛ ꯍꯥꯏꯅ ꯀꯧꯔꯝꯃꯤ ꯇꯣꯝꯄꯣꯛꯀꯤ ꯁꯤꯟꯐꯝ ꯑꯁꯤ ꯆꯤꯡꯗ ꯆꯠꯇꯨꯅ ꯈꯣꯏ ꯃꯍꯨꯝ ꯊꯤꯗꯨꯅ ꯈꯣꯏꯍꯤ ꯂꯣꯛꯄꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤ ꯊꯥꯔꯤꯛꯅ ꯈꯣꯏꯍꯤꯁꯤꯡ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯈꯨꯜꯗꯨꯒꯤ ꯀꯩꯊꯦꯜꯗ ꯌꯣꯟꯕꯅꯤ ꯇꯣꯝꯄꯣꯛ ꯑꯃꯗꯤ ꯊꯥꯔꯤꯛ ꯃꯈꯣꯏ ꯑꯅꯤꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯩ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯅꯗꯨꯅ ꯍꯤꯡꯃꯤꯟꯅꯩ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯒꯤꯅ ꯍꯥꯏꯕꯗ ꯃꯃꯤꯠꯇ ꯃꯆꯥ ꯑꯃꯠꯇ ꯎꯖꯔꯝꯗꯦ ꯃꯔꯝ ꯑꯁꯤꯅ ꯊꯥꯔꯤꯛ ꯃꯄꯨꯔꯣꯏꯕꯅ ꯆꯠꯊꯣꯛꯈꯤꯕ ꯃꯇꯝꯗ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯀꯞꯇꯨꯅ ꯂꯩꯖꯩ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯇꯣꯝꯄꯣꯛ ꯌꯥꯝꯂꯕ ꯈꯣꯏꯍꯤ ꯄꯨꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯃꯄꯨꯔꯣꯏꯕꯅ ꯍꯜꯂꯛꯂꯕ ꯑꯗꯨꯗ ꯊꯥꯔꯤꯛꯇꯨ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ ꯊꯥꯔꯤꯛꯅ ꯃꯄꯨꯔꯣꯏꯕꯗ ꯑꯁꯨꯝꯅ ꯍꯥꯏꯖꯩ ꯉꯁꯤꯗꯤ ꯌꯥꯝ ꯉꯟꯅ ꯍꯟꯕꯤꯔꯛꯂꯤꯕꯁꯤꯕꯨ ꯀꯔꯤ ꯇꯧꯔꯕꯒꯦ ꯇꯣꯝꯄꯣꯛ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯪꯂꯤꯕ ꯑꯗꯨꯗ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ ꯉꯁꯤꯗꯤ ꯈꯣꯏ ꯃꯍꯨꯝ ꯑꯆꯧꯕ ꯑꯃ ꯊꯦꯡꯅꯗꯅ ꯑꯇꯩ ꯑꯇꯣꯞꯄ ꯈꯣꯏ ꯃꯍꯨꯝ ꯊꯤꯗ꯭ꯔꯕ ꯈꯣꯏꯍꯤꯁꯨ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯝꯃꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯣꯏꯍꯤ ꯍꯥꯞꯄ ꯄꯥꯇ꯭ꯔ ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯨꯄꯤꯗ ꯄꯤꯁꯤꯜꯂꯤ ꯊꯥꯔꯤꯛꯁꯨ ꯈꯣꯏꯍꯤ ꯄꯥꯇ꯭ꯔ ꯑꯗꯨꯕꯨ ꯍꯥꯡꯗꯣꯛꯂꯒ ꯌꯦꯡꯉꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯈꯣꯏꯍꯤꯁꯤꯡ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯌꯥꯝꯈ꯭ꯔꯦꯗ ꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯆꯥꯅꯕ ꯈꯔꯁꯨ ꯂꯧꯍꯧꯔꯒ ꯑꯇꯩꯅ ꯀꯩꯊꯦꯜꯗ ꯄꯨꯗꯨꯅ ꯌꯣꯜꯂꯒꯦ ꯇꯣꯝꯄꯣꯛꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯍꯣꯏ ꯑꯩꯈꯣꯏꯒꯤ ꯈꯔ ꯈꯥꯏꯗꯣꯛꯂꯣ ꯑꯗꯨꯒ ꯌꯣꯟꯊꯣꯛꯂꯨꯔꯣ ꯊꯥꯔꯤꯛꯇꯨ ꯈꯣꯏꯍꯤ ꯈꯥꯏꯗꯣꯛꯂꯤ ꯃꯥꯒꯤ ꯅꯨꯄꯥ ꯇꯣꯝꯄꯣꯛꯅ ꯃꯥꯡꯒꯣꯜꯗꯨꯗ ꯄꯩꯌꯥ ꯁꯤꯗꯨꯅ ꯂꯩꯔꯤ ꯊꯥꯔꯤꯛ ꯈꯣꯏꯍꯤ ꯈꯥꯏꯗꯣꯛꯂꯤꯕꯗꯨ ꯂꯣꯏꯔꯗꯨꯅ ꯃꯥꯒꯤ ꯅꯨꯄꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯑꯩ ꯀꯩꯊꯦꯜꯗ ꯆꯠꯂꯨꯈꯤꯒꯦ ꯈꯣꯏꯍꯤꯁꯤꯡ ꯑꯁꯦ ꯑꯃꯨꯛꯇ ꯌꯣꯟꯊꯣꯛꯂꯨꯒꯦ ꯃꯥꯡꯒꯣꯜꯗ ꯄꯩꯌꯥ ꯁꯤꯗꯨꯅ ꯂꯩꯔꯤꯕ ꯇꯣꯝꯄꯣꯛꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ ꯍꯣꯏ ꯆꯠꯂꯨꯔꯣ ꯈꯣꯏꯍꯤ ꯌꯣꯟꯕꯒꯤ ꯐꯪꯂꯛꯄ ꯁꯦꯜ ꯑꯗꯨꯗꯒꯤ ꯅꯪꯒꯤ ꯐꯤ ꯐꯖꯕ ꯑꯃ ꯂꯩꯔꯛꯎ ꯊꯥꯔꯤꯛꯁꯨ ꯀꯩꯊꯦꯜꯗ ꯈꯣꯏꯍꯤ ꯌꯣꯟꯕ ꯆꯠꯈ꯭ꯔꯦ
ꯇꯣꯝꯄꯣꯛꯄꯌꯥ ꯁꯤꯔꯝꯂꯤꯕꯗꯨ ꯂꯦꯞꯂꯒ ꯃꯥꯒꯤ ꯅꯨꯄꯤꯅ ꯆꯠꯈ꯭ꯔꯤꯕꯗꯨ ꯌꯦꯡꯂꯒ ꯑꯁꯨꯝꯅ ꯍꯥꯏꯖꯩ꯫ ꯑꯩꯒꯤ ꯅꯨꯄꯤꯁꯦ ꯋꯥꯕꯁꯨ ꯐꯅ ꯌꯥꯝꯅ ꯋꯥꯖꯔꯤ, ꯑꯗꯨꯕꯨ ꯏꯃꯤꯠꯇ ꯏꯆꯥ ꯑꯃꯇꯪꯒ ꯎꯖꯔꯕꯗꯤ ꯏꯆꯥꯒꯤ ꯀꯨꯝꯍꯩ ꯑꯗꯨ ꯌꯦꯡꯂꯒ ꯑꯋꯥꯕꯁꯦ ꯈꯔ ꯃꯈꯩꯗꯤ ꯐꯒꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯅꯨꯡꯉꯥꯏꯇꯅ ꯃꯆꯜꯗ ꯍꯥꯏꯖꯔꯕ ꯃꯇꯨꯡ ꯄꯩꯌꯥꯗꯣ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯁꯤꯈꯤ꯫ ꯊꯥꯔꯤꯛꯁꯨ ꯈꯨꯜ ꯑꯗꯨꯒꯤ ꯀꯩꯊꯦꯜ ꯑꯆꯧꯕꯗꯨ ꯌꯧꯔꯛꯂꯝꯃꯤ꯫ ꯀꯩꯊꯦꯜ ꯑꯗꯨ ꯈꯨꯜꯗꯨꯒꯤ ꯃꯤꯌꯥꯝ ꯑꯗꯨꯅ ꯆꯤꯛꯅ ꯆꯥꯏꯅ ꯉꯝꯗꯅ ꯇꯤꯜꯂꯝꯃꯤ꯫ ꯈꯨꯟꯖꯥꯁꯤꯡꯗꯨ ꯃꯍꯩ ꯃꯍꯩ ꯃꯥꯒꯤ ꯄꯣꯠ ꯂꯩꯅꯔꯤ꯫ ꯃꯤꯌꯥꯝ ꯇꯤꯟꯕ ꯀꯩꯊꯦꯜ ꯑꯗꯨꯗ ꯊꯥꯔꯤꯛꯁꯨ ꯃꯥꯒꯤ ꯌꯣꯟꯅꯅꯕ ꯄꯨꯔꯛꯂꯤꯕ ꯈꯣꯏꯍꯤ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯌꯣꯜꯂꯝꯃꯤ꯫ ꯊꯥꯔꯤꯛ ꯃꯥꯅ ꯈꯣꯏꯍꯤ ꯌꯣꯜꯂꯤꯕ ꯑꯗꯨꯗ ꯑꯍꯜ ꯍꯅꯨꯕꯤ ꯑꯃ ꯈꯣꯏꯍꯤ ꯂꯩꯕ ꯆꯪꯂꯛꯏ꯫ ꯍꯅꯨꯕꯤ ꯑꯗꯨꯅ ꯊꯥꯔꯤꯛꯇ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯍꯥꯏ ꯊꯥꯔꯤꯛ, ꯅꯪꯒꯤ ꯈꯣꯏꯍꯤꯁꯦ ꯈꯔ ꯂꯩꯈꯤꯒꯦ꯫ ꯊꯥꯔꯤꯛꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ꯫ ꯂꯩꯌꯣ ꯂꯩꯌꯣ ꯑꯕꯣꯛ, ꯀꯌꯥꯒꯤ ꯑꯣꯜꯂꯣ ꯍꯥꯏꯕꯅꯣ? ꯍꯅꯨꯕꯤ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯈꯣꯏꯍꯤ ꯑꯁꯤꯅ ꯃꯔꯣꯜ ꯑꯃ ꯁꯦꯡꯂꯤꯕ, ꯈꯣꯏꯍꯤ ꯌꯣꯟꯕꯤ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯐꯖꯔꯤꯕ, ꯑꯣꯟꯊꯣꯛꯅ ꯆꯥꯟꯅꯈ꯭ꯔꯦ꯫ ꯏꯕꯣꯛꯀꯤ ꯈꯣꯏꯍꯤꯗꯣ ꯂꯨꯄꯥ ꯑꯃꯒꯤ ꯑꯣꯜꯂꯛꯎ꯫ ꯊꯥꯔꯤꯛ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯋꯥꯗꯨꯗ ꯅꯣꯛꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯑꯕꯣꯛꯅ ꯅꯁꯨꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯄꯪꯊꯥ ꯊꯥꯒꯠꯄꯤꯔꯦ꯫ ꯑꯕꯣꯛꯀꯤ ꯈꯣꯏꯍꯤꯁꯦ ꯁꯤꯗ ꯂꯩꯔꯦ꯫ ꯍꯅꯨꯕꯤ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯉꯥꯏꯈꯣꯅꯦꯍꯦ, ꯈꯣꯏꯍꯤꯒꯗꯣ ꯑꯃꯨꯛꯇ ꯊꯝꯈꯣ꯫ ꯅꯪꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯉꯥꯡ ꯌꯥꯎꯗ꯭ꯔꯤꯕ ꯑꯁꯤꯕꯨ ꯀꯔꯤꯒꯤꯅꯣꯅꯦ? ꯊꯥꯔꯤꯛꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ꯫ ꯈꯪꯗ꯭ꯔꯦꯗ ꯑꯕꯣꯛ, ꯑꯩꯈꯣꯏꯁꯨ ꯏꯆꯥ ꯑꯃꯇꯪ ꯐꯪꯖꯅꯕ ꯍꯣꯠꯅꯕ ꯌꯥꯕ ꯍꯣꯠꯅꯔꯤ, ꯑꯗꯨꯕꯨ ꯏꯆꯥ ꯑꯃꯇ ꯐꯪꯖꯕ ꯉꯝꯗꯦ꯫ ꯍꯅꯨꯕꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯏꯁꯨ ꯅꯨꯄꯤ, ꯀꯔꯤꯁꯨ ꯋꯥꯔꯨꯒꯅꯨ, ꯅꯆꯥ ꯅꯍꯥ ꯌꯥꯝꯅ ꯑꯣꯏꯔꯤ, ꯅꯆꯥ ꯁꯣꯏꯗꯅ ꯐꯪꯒꯅꯤꯗ꯫ ꯊꯥꯔꯤꯛꯁꯨ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ꯫ ꯍꯣꯏ ꯕꯣꯛ, ꯑꯩꯈꯣꯏꯁꯨ ꯏꯆꯥ ꯁꯣꯏꯗꯅ ꯌꯥꯎꯔꯛꯈꯤꯒꯅꯤ ꯈꯟꯗꯨꯅ ꯂꯩꯖꯔꯤꯕꯅꯤ꯫ ꯍꯅꯨꯕꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯏꯁꯨꯁꯤꯗꯤꯅꯦ ꯀꯔꯤꯁꯨ ꯈꯜꯂꯨꯒꯅꯨ, ꯅꯆꯥ ꯅꯨꯄꯤ ꯑꯃ ꯄꯣꯛꯂꯒ ꯅꯨꯡꯉꯥꯏꯅ ꯍꯦꯛ ꯄꯥꯜꯂꯨ꯫ ꯀꯗꯥꯏ ꯑꯩꯒꯤ ꯈꯣꯏꯍꯤꯗꯨ ꯄꯤꯔꯛꯎ꯫ ꯊꯥꯔꯤꯛꯅ ꯑꯍꯜ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯈꯣꯏꯍꯤ ꯑꯗꯨꯕꯨ ꯄꯤꯔꯝꯃꯤ꯫ ꯍꯅꯨꯕꯤ ꯑꯗꯨꯁꯨ ꯃꯥꯒꯤ ꯈꯣꯏꯍꯤ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯍꯅꯨꯕꯤ ꯑꯗꯨꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯀꯨꯏꯍꯧꯗꯦ ꯃꯥꯒꯤ ꯈꯣꯏꯍꯤꯁꯤꯡ ꯑꯗꯨ ꯀꯩꯊꯦꯜ ꯑꯗꯨꯗ ꯄꯣꯠ ꯂꯩꯕ ꯂꯥꯛꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯂꯣꯏꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯊꯥꯔꯤꯛꯁꯨ ꯈꯣꯏꯍꯤꯁꯤꯡ ꯑꯗꯨ ꯌꯣꯟꯕ ꯂꯣꯏꯔꯗꯨꯅ ꯈꯣꯏꯍꯤ ꯌꯣꯟꯕꯒꯤ ꯐꯪꯂꯛꯂꯤꯕ ꯁꯦꯜ ꯑꯗꯨꯗꯒꯤ ꯁꯦල් ꯈꯔ ꯂꯧꯊꯣꯛꯂꯒ ꯃꯥꯒꯤ ꯏꯅꯐꯤ ꯐꯖꯕ ꯑꯃ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯇꯩ ꯑꯇꯣꯞꯄ ꯏꯃꯨꯡꯒꯤ ꯄꯣꯠ ꯈꯔꯁꯨ ꯂꯩꯔꯕ ꯃꯇꯨꯡ ꯃꯌꯨꯝꯗ ꯍꯟꯅꯕ ꯇꯧꯔꯤꯉꯩꯗ ꯀꯩꯊꯦꯜ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯌꯨꯝꯒ ꯈꯔ ꯅꯛꯅꯅ ꯂꯩꯃꯤꯟꯅꯕ ꯅꯨꯄꯤ ꯈꯔꯒ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯤꯠꯈꯨꯕꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯊꯥꯔꯤꯛ, ꯅꯪꯁꯨ ꯌꯨꯝꯗ ꯍꯜꯂꯗꯧꯕ ꯅꯠꯇ꯭ꯔꯣ? ꯊꯥꯔꯤꯛꯁꯨ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ꯫ ꯍꯜꯂꯗꯣꯏꯅꯤ ꯏꯆꯦ ꯃꯤꯠꯈꯨꯕꯤ꯫ ꯃꯤꯠꯈꯨꯕꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯑꯩꯈꯣꯏꯁꯨ ꯌꯨꯝꯗ ꯍꯜꯂꯗꯣꯏꯅꯤ, ꯄꯨꯟꯅ ꯍꯟꯃꯤꯟꯅꯈ꯭ꯔꯁꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯅꯨꯄꯤꯁꯤꯡꯗꯨ ꯄꯨꯟꯅ ꯍꯟꯃꯤꯟꯅꯔꯛꯏ꯫ ꯁꯅꯥꯔꯩꯅ ꯃꯈꯣꯏ ꯆꯠꯃꯤꯟꯅꯔꯤꯕ ꯅꯨꯄꯤꯁꯤꯡ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯏꯆꯦꯁꯤꯡ, ꯈꯔ ꯊꯨꯅ ꯆꯠꯁꯤꯕ, ꯌꯨꯝꯗ ꯏꯆꯥ ꯑꯄꯤꯛꯄꯗꯣ ꯅꯤꯡꯉꯥꯏ ꯇꯧꯕꯗ ꯂꯣꯏꯔꯝꯂꯅꯤ꯫ ꯃꯩꯄꯥꯛꯄꯤꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯏꯕꯦꯝꯃ ꯁꯅꯥꯔꯩ, ꯑꯁꯨꯛ ꯊꯨꯅ ꯆꯠꯂꯤꯕ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯊꯨꯅ ꯆꯠꯁꯤ ꯍꯥꯏꯔꯕꯗꯤ ꯂꯝꯖꯦꯜ ꯑꯣꯏꯅ ꯆꯦꯜꯂꯁꯤꯔꯣ? ꯃꯩꯄꯥꯛꯄꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯨꯄꯤꯁꯤꯡꯗꯨ ꯅꯣꯛꯂꯝꯃꯤ꯫ ꯃꯤꯠꯈꯨꯕꯤꯅ ꯊꯥꯔꯤꯛꯇ ꯑꯁꯨꯝꯅ ꯍꯪꯂꯛꯏ꯫ ꯏꯕꯦꯝꯃ ꯊꯥꯔꯤꯛ, ꯅꯪꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯆꯥ ꯑꯃꯇ ꯌꯥꯎꯗꯕꯗꯣ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯔꯝꯂꯔꯣꯏꯗꯣ? ꯊꯥꯔꯤꯛꯅ ꯈꯨꯝꯃꯤ꯫ ꯏꯆꯦ ꯃꯤꯠꯈꯨꯕꯤ, ꯑꯩꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ꯫ ꯏꯆꯥ ꯑꯃꯇ ꯌꯥꯎꯔꯕꯗꯤ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯃꯁꯤꯡ ꯁꯨꯔꯕꯅꯤ ꯇꯥꯟꯅꯕ, ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯐꯪꯗꯦ꯫ ꯃꯩꯄꯥꯛꯄꯤꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯊꯥꯔꯤꯛ, ꯈꯨꯜ ꯑꯁꯤꯗꯅꯦ ꯃꯤ ꯋꯥ ꯉꯥꯡꯅꯕꯤ ꯃꯆꯤꯟ ꯀꯟꯕꯤ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯅꯪꯉꯣꯟꯗ ꯐꯠꯇꯕ ꯋꯥ ꯐꯅ ꯌꯥꯝꯅ ꯍꯥꯏꯔꯕꯁꯨ ꯅꯪ ꯀꯔꯤꯁꯨ ꯇꯧꯔꯨꯒꯅꯨ, ꯑꯉꯥꯡꯗꯤꯅꯦ ꯃꯔꯥꯏꯅ ꯑꯗꯨꯝ ꯌꯥꯎꯖꯔꯛꯀꯅꯤ꯫ ꯁꯅꯥꯔꯩꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯅꯦ ꯏꯆꯦ, ꯃꯤ ꯋꯥ ꯉꯥꯡꯕꯤ ꯅꯨꯄꯤ ꯈꯔ ꯂꯩꯔꯤꯕ ꯑꯁꯤꯅ ꯑꯩꯅ ꯏꯆꯥ ꯄꯣꯛꯇꯦ, ꯃꯃꯥ ꯑꯣꯏꯕ ꯉꯝꯂꯔꯣꯏ ꯍꯥꯏꯗꯨꯅ ꯉꯥꯡꯅꯕꯗꯒꯤ ꯑꯩꯒꯤ ꯅꯨꯄꯥꯅ ꯅꯌꯨꯝꯗ ꯍꯟꯈ꯭ꯔꯣ ꯍꯥꯏꯅ ꯇꯧꯈꯤꯕ ꯃꯌꯥꯝ ꯑꯗꯣ ꯀꯣꯟꯅ ꯊꯪꯗ ꯏꯆꯥ ꯅꯨꯄꯥꯗꯣ ꯄꯣꯛꯂꯕ ꯃꯇꯨꯡ ꯐꯈ꯭ꯔꯤꯅꯤ꯫ ꯃꯤꯠꯈꯨꯕꯤꯅ ꯊꯥꯔꯤꯛꯇ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯃꯣꯏꯅꯅꯦ ꯍꯥꯏꯅꯤꯡꯕ ꯍꯥꯏꯖꯁꯅꯨ, ꯏꯅꯥꯎꯁꯤꯗꯤ ꯀꯔꯤꯝꯇ ꯍꯦꯛ ꯈꯜꯂꯨꯅꯨ꯫ ꯊꯥꯔꯤꯛꯅ ꯈꯨꯝꯃꯤ꯫ ꯑꯩ ꯀꯔꯤꯁꯨ ꯈꯟꯗꯦꯗ ꯏꯆꯦ ꯃꯤꯠꯈꯨꯕꯤ꯫ ꯇꯁꯦꯡꯕꯁꯨ ꯈꯨꯜ ꯑꯗꯨꯗ ꯃꯤ ꯋꯥ ꯉꯥꯡꯅꯕꯤ ꯃꯤꯒꯤ ꯃꯆꯥ ꯄꯣꯛꯇꯕꯤ ꯃꯧ ꯅꯍꯥꯁꯤꯡ ꯑꯗꯨꯕꯨ ꯑꯐꯕ ꯅꯨꯄꯤ ꯅꯠꯇꯦ, ꯁꯥꯞꯂꯩꯕꯤꯅꯤ, ꯑꯐꯕ ꯑꯣꯏꯔꯣꯏꯅꯤ ꯍꯦꯛ ꯍꯦꯛ ꯁꯟꯗꯣꯛꯂꯝꯃꯤ꯫ ꯊꯥꯔꯤꯛꯁꯨ ꯂꯨꯍꯣꯡꯂꯛꯄ ꯆꯍꯤ 8 ꯁꯨꯔꯕ ꯐꯥꯎꯕ ꯃꯆꯥ ꯄꯣꯛꯇꯦ ꯍꯥꯏꯗꯨꯅ ꯁꯥꯞꯂꯩꯕ ꯅꯨꯄꯤꯅꯤ ꯍꯥꯏꯗꯨꯅ
मखोई खुंजा अयामबना हाइबिरमी थारिकपु नुक्सिबिबा मखोई खरा नतना मखोई अयामबदी थारिकपु नुक्सिरमदे मखोई नुपीसिंगदु वारी साना साना कैथेलदगी कुमलकपना मयुम मयुम यौदुना चंगनख्रे थारिकना मयुम यौरकपदा मागी नुपा तोंपोकना असुमना हाइरि करिगिनु नुपे असुक थेंगकलिबा सिबो थारिकना असुमना खुमलई हो इचे मितखुबी होय इचे माइपाकबी होयगा पुन्ना वारी साना साना हनमिनरकपा अदुदा थेंगलिबनी तोंपोकना असुमना हाइरि फरे फरे नफी होंदोकलगने थबक लोइसिनजरो थारिक सुमा फी होंदुना नुंगदांगी चाक थोंगलमे चाक थोंबा लोइरदुना चारगा तुमनख्रे अहिंगी मतमनी थारिक मागी मंगलांदा सखंगदबी मतिक मयाई चेनबी नुपी अमा उरमी मतिक मयाई चेनबी नुपी अदुना थारिकदा असुमना हाइरमी थारिक नंगना मतम पुंबदा नचा याउदे हाइदुना थमोय सोकना तेंथाजबा मियामगी मिनोक मैसा असिगी मरकदा नंगना वाना खांगबा अदुबु कोखलगे हाइदुना आई लाकलिबनी थारिकना मतिक मयाई चेनबी नुपी अदुदा असुमना हाइजै हे मतिक मयाई चेलबी आई के अवाबा सिबु कोखनबिरो आई यामना वारे मतिक मयाई चेनबी नुपी अदुना असुमना मुक हाइरि नंगी मतिक मयाई चेनबी नचा नुपी अमा सोइदना फंगलगनी अदुबु नंगी नचा नुपी अदो अतै तैबंग मीगुंबा अमा ओइरोय महाक लाइगी मतिक मयाई चेनबी अंगांग अमा ओइगनी महाकना लैसा पुंगक फारकपदा मागे असेंगबा सक्तम अदुबु नंगना खंगबा ngamgani असी हाइरमलगा मतिक मयाई चेनबी नुपी अदो थारिक मागी मंगलांदगी मांगखि थारिकसु मतिक मयाई चेनबी नुपी अदुबु कौदुना लेहौरि थारिकना कौरिबदु ताइबंग फाउना कौरकलमे मतम अदुदा मागी नुपा तोंपोकना थारिकबु वाखल दाहलमी तोंपोकना मागी नुपीदा असुमना हाइरि थारिक नंगबु करी फतबु मंगमंगलुरगे अदु कन्ना कौरकलिबदुबो थारिक मागी मंगलांदा हाइखिबा वादुना मरम ओइरगा मोमोनोकजै अदुगा मपुरोइबदा असुमना हाइरि नुपा अैगी मंगलांदा मतिक मयाई चेनबी नुपी अमा लाक्तुना अैगी इचा नुपी अमा फंगलगनि हाइदुना हाइरमे तोंपोक मागी नुपीना हाइरक्लिबा वादु ताबदा असुमना हाइरि थारिक मंगी वाबु थोइना खंजिलुगनु अदुइ सरो तुमनबा तौरो थारिक मागी मपुरोइबना हाइरिबा वादुदा नोक्लम्बा माइथोंग अदु अमुक मक्सिनखि अदुगा तुमथखि असुमना अहिंग अदु सोहौखि मतम खरगी मतोंगनि थारिक अदु मागी पिबोक नुंगदा अंगांग अमा नाव पुरमी मतम कोइना मचा उजबा फंगलुद्रबा मतै मनाव अनिदो मचा फंगजरगनि खनबदा यामना हरावजरमी इथा थाजदना थारिकना था लेमलकपा अदुदा मिवांगांगनबी मयाम अदुदि हरावबगी महुत छौनिंगलमी मतमना सुम चटखिबना थारिकसु मकुम मथा सोदुना मचा नुपी अमा फंगजरमी माबु मचा पोक्तबे हाइदुना ngangnaramba मयाम अदुसु हौजिकति तुमिन तुमिन लैनाख्रे ममा मपा अनीना मचा नुपी अदुबु थादोइसना हाइना कौबिरमी मचा अदुबु येंगलदुना तोंपोकना मागी नुपीदा असुमना हाइरि नुपी नंगी मंगलांदा हाइरमबदो ngasiदी मंगफाउनरे थारिकना मपुरोइबदा असुमना हाइरि अैना हाइजबा मतम अदुददि थाजबेगिदबदाइने हौजिकति थाजरब नत्रो तोंपोकना असुमना खुमलई हौजिकति इचा नुपी नुक्सिबि उरबनिना थाजरे असी हाइदुना मतै मनाव अनिदो मोमोनोकजै अदुबु मखोइगी तोंगी पुंछिदा करी ओइरकनि हाइबदि खंगबा नत्ते चही अनिगी मतुंगनि तोंपोक मागी नुपीना पमलिबा मचा नुपीदा असुमना हाइरमी चथोय पाबा खोइ लोकपा चलुखिगे नमाना चा फजना लैरमु निंगाइ तौगनुको थादोइ सनादु नोकमि नोकमि तौदुना मखुत मचादुना मपाबुंगी ममाइदा लामई थारिकना मचा नुपीदा असुमना हाइरि पाबा होरेन खोइ मयाम पुरउ इचा थोइना चानबा तोंपोकना मुक हाइरि इचा थोइगी खोइ मयाम अमा पुरके असी हाइरमलगा तोंपोक मागी खोइ लोकपदा सिजिनबा सिंगदु पुदुना चटख्रे थारिकसु मचा नुपी थादोइ सनाबु पमदुना लेहौबी थारिकसु मचा नुपी थादोइ सनाबु सुमलमलगा इमुंगी कुपनम सिंगदु लोइसिलमी थबक लोइरबा मतुंग वारदुना ngaiak patharuge haiduna macha nupi nakalda tumthaki numbidang wairamda tompoktu khoi lokluraga mayumda halaklami tharikna macha nupi da hairami ichagi baba hale e ichagi khoi mayam ama supure e tompok macha nupi adubu pamlaga
मागी नुपीदा असमना हाइरई ngasi de aina halakpada ine sakhi do thengni mana khoi singse punna lahorage haibani aduda aina icha gi sana ba khara khak hauraga atai loini yolamlabani tharik namma puroi bada hairei angang do adum lobiro ainung da gi chak thongna ba dawrage tompokna hoi hoi thongluro hojik numidang gi bu kari hinjang thongdorige tharik na sumda khomlai mayan mian kangsoi oina thonglage aduga singju masurage tompokna mo phari phari thongjaruro tharik chakhum de sak thong ba changkhre tompokna bacha nupi bu sumli phana koina leiraba matu chak loire duna punna chaminari sak toklaga tumnakre asumna matai manau ani do macha nupi aduga harau harau nungaina leminarakpana matam khara gi matungni macha nupi thadoi shanana chahi ahumuk surakpa mata maduda tompok adu masaka na ngamlaklamde amaiba amaibi kaya da yenghalabasu madugi kanaba kari su phanglamde masadu hene hene sokchilaklamme tha khara gi matungda tompok adu magi nuksiraba matu macha ani bu thadoklamlaga taibongpal thadoki mapuroibana leikhidraba matu tharik nungai tabaduna wakhala sumpik chilai thari pikli bi macha nupi bu yenglaga asumna haijai nangi babana ima ijabu thanam tuna satkhrabasu ichagi damu ima leire imagi ariba thongna pangal puthokduna ichabu chawna na ba yokkani asi haiduna pikli bi macha bu mathada chena konbirami mapabung leikhidraba matu mamagi mieng makhada seksinna karida soikhigadaga haiduna sena jarakpi macha nupi thadoishana so hojikti leisabi pungkak pharagle thadoishana masak matau yamna phajabi minungsi leibi thamoi chawbi nupi ama oirakhi nong matharik amadi macha nupi thadoishana ga punna makhoi gi yumge hingkol aduda thabak suduna leiri tharik na macha nupi da asumna hairei imagi bema nungsa se su onthok na yak na sakre icha urum doi na leiruro ima loishilage thadoishana na mama da asumna khumlei yani ei ma punna loishin minarase mama tharik na mukhairei hoi hoi icha dani mama gi awaba khangba mama machani do punna hingkhol gi thabak adu bu loishin minaraba matu mangol da potha du na ngahak phamlingai thadoishana na mama da asumna hairei ima ai sa se kai no matawre kok shu ngau bu kam dawi mama tharik na asumna hairei kai shu dawroi da nungsa marak ta leiru ba du da ko ngau boirong gani chango chango ngahak potha jaruro thadoishana na mama da asumna hairei ima ai ngahak ta hiplukhige asi hairam laga imung da changki mama tharik su mangol da phamduna adum lehori imung da hipluge haiduna changki ba macha nupi thadoishana do kana laurakhi macha nupi na laurokpagi khonjel adu dabada mangol da phamduna leirambi tharik do khonglei thuna imung da changlami matam aduda macha nupi gi oiramliba mataw adu ubada ngakni yenglami macha nupi thadoishana do sana macho gumna langlaba phajaraba masa ani panduna lairembi amagi mataw gumna leirami tharik adu magi manglanda matik mayai chen minupi tuna haikiba wahai singdo khangning ning singlaklami tharik na macha nupi thadoishana da asomna hairami imagi bema pakhatkino amukta tapthako icha na pakhatliba dugi matangda ichagi maphamda imana karigumba khara haige thadoishana na mamada magi oirakliba dugi matangda yamna khangning na asomna hairei ima nacha ki oirakliba mataw asibu karamdanu nacha da sengbudo amukta takpiyuba mama tharik na asomna hairei ima amadi nangi baba ꯑꯩꯈꯣꯏꯅꯤ ꯃꯇꯝ ꯀꯨꯏꯅ ꯏꯃꯤꯠꯇ ꯏꯆꯥꯃꯗ ꯎꯗꯅ ꯂꯩꯔꯛꯈꯤ ꯏꯃꯥꯅ ꯏꯆꯥꯃꯗ ꯌꯥꯎꯗꯕꯒꯤ ꯑꯋꯥꯕꯗꯨꯕꯨ ꯇꯥꯏꯕꯪ ꯁꯦꯝꯕꯤꯕ ꯃꯄꯨ ꯃꯥꯅ ꯎꯕꯤꯗꯨꯅ ꯅꯣꯡꯃ ꯏꯃꯥꯒꯤ ꯃꯪꯂꯥꯟꯗ ꯃꯇꯤꯛ ꯃꯌꯥꯏ ꯆꯦꯟꯕꯤ ꯅꯨꯄꯤ ꯑꯃ ꯂꯥꯛꯇꯨꯅ ꯏꯃꯥꯒꯤ ꯏꯐꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯪꯒꯤ ꯋꯥꯔꯤꯕꯗꯨ ꯀꯣꯛꯂꯒꯅꯤ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤ ꯑꯃ ꯐꯪꯖꯔꯒꯅꯤ ꯑꯗꯨꯕꯨ ꯅꯆꯥꯅꯨꯄꯤ ꯑꯗꯣ ꯃꯇꯤꯛ ꯃꯌꯥꯏ ꯆꯦꯟꯕꯤ ꯑꯃ ꯑꯣꯏꯒꯅꯤ ꯅꯆꯥꯅꯨꯄꯤ ꯑꯗꯨꯅ ꯂꯩꯁꯥ ꯄꯨꯡꯀꯛ ꯐꯥꯔꯛꯂꯕ ꯃꯇꯝꯗ मागे असेंबा सक्तम अदो खंगनी असुमना मतिक मयाई चेनबी नुपी दुना इमागी फमदा हाइरमलिबा वादो ngasidi matamda yauraklaba mali ichagi matik meyai chenba saktam ado ngasidi ure thadoi shanadu mama na hairiba wasingdu tabada pakhalamba du taptharai matam maduda magi phandoklama masa ani dusu
हानगुमना अमुक मथंता मांखी ममा थारिकना मचानुपीदा असुमना मुख हाइरई नंगे असेंगब सक्तम अदो खुंजा कना अमतदा खंगहनबा यादे करिगुम्बा खुंजा सिंगदा खंख्रबदी इचागे पुंछिदा अवाबा कया मायोक्नरकपा याय थादोइसनासु ममाना हाइरिबदुदा असुमदा खुमलई इमाना ताकपीबा खुदिंगमक नचाने इंजगनी नचागे असेंगब सक्तमसे खुंजा कना अमतदा खंगहनजरुइगे इमा असुमना ममा थारिकना मचानुपी थादोइसनादा सेक्शना लैनबा वा कया मा हाइबिरमी मतम खरा होख्रे थादोइसना मागे असेंगब सक्तम अदुबु खुंजा कना अमतदा खंगहलमदे नोंगमगी नुमितनी थादोइसनादो मागी मता लांगलेनगे पुन्ना सिंगमाई अमदा हिदाक सेमनबा पांबी अमा थीबा लाक्लमे लांगलेन मता थादोइसनादा असुमना हाइरई इता अखोय अनीना ngасai मखै वाना थिरकलिबा पांबीदो चिंगमाई असिगी मपालदा हौदुना लैरे इता मफम असिदा लैयो ऐ पांबी असे हेगलके वादो हाइरमलगा लांगलेन अदु हिदाक सेमनबा पांबीदो हेकपा चंखी लांगलेन पांबी अदुबो हेके हाइना तौबगा चिंगमाई अदुदगी लांगलेन दु तासिनखी मतम अदुदा थादोइसनासु मागे असेंगब सक्तम अदु ओंदुना लांगलेन तासिनखिबा चिंगमाई अदुगी मखादा मागी सनामचोगी मसा अनिदो फंदोकलगा पाइथरई अदुगा मता लांगलेनगी थवाइबु कनबिरमी लांगलेना मता थादोइसनागे असेंगब सक्तम अदु उबदा असुमना हाइरई इता नंगसे अइगे इता थादोइसनादुनिको थादोइसनाना मुखुमी इता ऐसे नंगी नता थादोइसनादुने लांगलेना मुक असुमना हाइरई इता नंगसे लाइरेंबिना सायोन तौदुना अइगे इता ओइना लाक्लिब्रा थादोइसनाना मता लांगलेनदा असुमना हाइरई इता लांगलेन ngasi thokriba thौदोकसिंग असे खुंजा कनागी मफमदा खंगहनबा यादेको करिगुम्बा खुंजा सिंगना खंख्रबदी अहिगी पुंछिसे अवाफमदा ताबा याय मरम मदुना नाकोंग अनि सुहनबा यादे लांगलेना मुखुमलई अइगी इता लाइरेंबिगी सकलोन पुबी खुंजा कनामगी मफमदसु अइ नाकोंग अनि सुहनलोये मखोय अनिना ngसाइदगी तौरिबदु सिंगमाई अदुदा मना मसिंग थीबा लाक्पी खुंजा नुपी खरना उरमी खुंजा नुपी सिंगदु थादोइसनागे असेंगब सक्तम अदुबु उबदा कीदुना खुलतमना हनखी थादोइसना अमदी मता लांगलेनचु हिदाक सेमनबा पांबी अदुबु पोदुना खुल्लोमदा हलक्लमी मखोय अनिना खुल्लदु यौरकपदा खुंजा मयाम उमा पुंदुना लैरमी खुंजा मयाम अदुगी मरक्ता ममा थारिकसु वखल वाना लैरिबा अदु थादोइसनाना उरमी खुंजा मयाम अदुना पुंदुना लैरमलिबदु अतैगी नत्ति सिंगदगी खुलतमना सेनखिबी मना मसिंग थीबी सिंग अदुना खुलगी खुलाकपा अमदी खुंजा सिंगदा थादोइसनागे असेंगब सक्तम अदुबु तंबदगिनी थादोइसनादु ममा थारिकि मनाक्ता चंगसिलक्लमी मतम अदुदा चिंगदा मना मसिंग थीबा चटपा याउरुबा नुपी अमना खुलदुगी खुलाकपदा असुमना हाइरमी खुलाकपा थादोइसनासे असोमदा लाक्ले खुलाकपा अदुना थादोइसना अमदी लांगलेनबु मयाम अदुगी मनाक्ता चंगलक्लिबा अदुदा असुमना हाइरक्लमी थादोइसना नंगी मरमदा खुंजा पुंबा लोइना खंगनरबनी खुंजा पुंबा नंगा खुल्लसिदा पुन्ना लैमिनबा पामद्रे मरम अदुना नहक खुल्लसिदा लैबा याररोय खुलाकपना थादोइसनाबु खुल्लदुदा लैबा यारोय हाइबदु तारगा थादोइसनागी ममा थारिकती मचाबु खमजबगी पंगल लैत्रबना करिगुम्बी अमता हाइजबा ngamdana मिटुदगी पिरांग अदु खांबा यादना सिंथरई लांगलेन छुमागी मरमदगी मतादा ओवाफमना तारिबनी खंदुना खुलाकपगी मफमदा असुमना हाइजरमी इपा खुलाकपा इता थादोइसनाना अइगी पुंछिबु कनबीबनी इताबु खुल्लसिदा लैबा यानबा खुंजासिंगदा खरा हाइनबियो खुंजा नुपी अमना लांगलेनदा असुमना हाइरई इबेमा लांगलेन नंगी नता लाइरेंबिगी सकलोन लौबिसे मागा पुन्ना लैमिनबा अइखोय ngamloi खुंजा मियाम अदुसु थादोइसनागा पुन्ना लैमिनबा ngamloi हाइबना यामलमी थादोइसनाना तौरिबदु अफबा थबकनि हाइदुना थादोइसनाबु याबा मखोय खुंजा खरा खक्तनी खुंजा सिंगी वादु तारबा मतो खुलाकपा अदुना थादोइसनादा असुमना हाइरई इबेमा थादोइसना खुंजा मयामगी वा तारबा मतो खुंजा सिंगी अपामबगी मतुंगिना नंग खुल्लसिदा लैबा याररोय खुल्लसिदगी ngasimak चटख्रो खुलदुगी खुलाकपा अदुना खुंजा सिंगदा असुमना हाइरक्लमी खुंजा मियाम पुमनमक ताबियु ngasi हाइबा नुमित असिदगी थादोइसनागा खुंजा कनामदगा पुनबा लोइनबा यारोय
ngasai makai kaptuna tumina leiramba mama thariktu khulakpada onchinduna asumna hairaklammi khulakpa aigi chabo khulasida khunja siga tona tina duna leiminaba yadrabasu ichaga aiga marak ta unaba yahanbiyo khulakpaduna tharikta asumna hairaklammi ibema tharik nangna nacha nupiga marak tadi unaba yani adubu toina unabadi yaroi thadoi shanadu mama tharikta ningamdani yenglaga asumna hairaklammi ima nacha soikre aina maram oiduna ima bu miyamang dei kaiba nanghankre nacha bu muktaga piho ima mama tharikna sumna khumlai icha lante haiba ima sukhangi icha na tawkribado afaba thabak amani adubu khunja singa sina ichaga puna leimina ma pamja haibana icha bu khamjabagi thona leitre nangi ma bu waroganu ko thadoi shanana mamada asumna muk hairaklammi ima khunja singna ai bulana amadi phattana khankribase pharaba matam aduna ima icha hanagumna amuk leiminasi tacha chalage ima asi hairamduna mama machani do nungsina kainaramdai gi jejet ko narami aduga mama machado kaina bidai taunarami thadoi shanana mamada aroibo oina asumna hairami ima nacha khulasigi mi changnadaba loknung aduda leigani imana nacha bu uningak pamikupta mafam aduda law nacha chalukhige ima asi hairamlaga thadoi shanadu chatki mama tharikso machana chakriba maike aduda puningamdana yengduna leijahawi numit asidagi mama macha anidu toina unakhidre nongma tharikdu machana leiba loknung aduda machabu unaba laklammi thadoi shanasu mama bu matam koina ujabu phangludraba mama bu ujaba aduda harauna mama bu konjai tharikna macha nubi thadoi shanada asumna hairi imagi bema imasu ichagi masak udabada leiba ngamde imasu ichaga punna loknung asida leirage thadoi shanadu mama na hairi baduda asumna khumlai imana nachaga punna mafam asida leiba haibado nachani yaba ngamle khunja miyamna ima ichabo amuk khana unahan kidabasu yai aduda imadi khulladuda khunja singa punna dumaglai marakta nachaga unaba lakpiyo mama tharikna asumna muk hairi ichana haibado imasu yarage ichana loknung asida leibado saram thaklam khanglamlo imane ichagi chana bapurakle se imane inbigi nabuk thana chatho thadoi shanadu mama tharikta chena kolaga kapjai mama tharikna asumna hairi ichadi thona leibin adumna pukning sontaganu khudingmak mayoknaragadabani khunja singnasu ichabu lante haibase nongmadi soidana khanglaktuna ichada sangjarakani tharikna machanupibu thona leine hingnaba wa kaya haibirami asumna mama macha anidu phana kaina leiminaraba matung mama do khuldamuk hanki asumna thariktu machagi manakta laktuna amuk machaga unarami ayamba matamda thadoi shana sunai tom tarabana magi singba sakta maduda onduna ahangba malangda paiduna magi khuladu bu yengjarami chahi kharagi matungni khul adugi khunja ayamba amadi khuldugi khulakpagi amata yaujabi machanupi edu anala yong khangdaba leina amana yamna kananarami maram asina khulakpa aduna ahiba amaibi kaya kauduna khul aduna nariba leina la yong adu yenghalami phana ahiba amaibi lakduna yenglabasu phabadi ngamlamde khul aduda la yong khangdaba amana khunja ayamba paktak nanarakpa aduda khulakpana khunja singbu kauduna wa khanarami khulakpana magi khunja sing aduda asumna hairami khunja pumba aigi wase amukta dabiyo khulasida garino khangdaba layung asina khunja anamba naba haurakle laina asibu matau karamna phahanba ngamgani haibadu mayamgi samot phangdokpiyo khunja singsu magi oiba mot kaya phangdoknarami numit aduda thariksu machaga unaba laklami aduga khulladuda nariba layong adugi matangdasu tamlami thadoi shanana mamana hairiba wasing adu taraba matung asumna hairi ima laina layong ado nachana soidana phan pangamgani nacha hayengmak
ꯈꯨꯜ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯈꯨꯟꯖꯥꯁꯤꯡꯒꯤ ꯑꯋꯥꯕ ꯑꯗꯨꯕꯨ ꯀꯣꯛꯍꯟꯒꯦ꯫ ꯃꯆꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯃꯥ ꯊꯥꯔꯤꯛꯁꯨ ꯍꯔꯥꯎꯖꯩ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯏꯆꯥꯅ ꯈꯨꯟꯖꯥꯁꯤꯡꯒꯤ ꯊꯋꯥꯏꯕꯨ ꯀꯟꯗꯨꯅ ꯏꯆꯥ ꯂꯥꯟꯗꯦ ꯍꯥꯏꯕꯗꯨ ꯈꯨꯟꯖꯥꯁꯤꯡꯗ ꯎꯠꯂꯨ꯫ ꯊꯥꯗꯣꯏ ꯁꯅꯥꯅ ꯃꯃꯥꯗ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯏꯃꯥ, ꯉꯁꯤꯒꯤꯗꯤ ꯏꯃꯥ ꯍꯟꯕꯤꯈ꯭ꯔꯣ, ꯅꯆꯥ ꯍꯌꯦꯡ ꯑꯌꯨꯛ ꯑꯉꯟꯕꯗ ꯈꯨꯜ ꯑꯗꯨꯗ ꯂꯥꯛꯂꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯊꯥꯗꯣꯏ ꯁꯅꯥꯅ ꯃꯃꯥꯕꯨ ꯃꯌꯨꯝꯗ ꯍꯜꯍꯟꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛꯅꯤ꯫ ꯈꯨꯜ ꯑꯗꯨꯗ ꯊꯥꯗꯣꯏ ꯁꯅꯥꯗꯨ ꯃꯥꯒꯤ ꯑꯁꯦꯡꯕ ꯂꯥꯏꯔꯦꯝꯕꯤ ꯑꯃꯒꯤ ꯁꯛꯇꯝ ꯑꯗꯨꯗ ꯄꯥꯏꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯊꯥꯗꯣꯏ ꯁꯅꯥꯒꯤ ꯁꯅꯥ ꯃꯆꯨꯒꯨꯝꯅ ꯂꯪꯂꯕ ꯐꯖꯔꯕ ꯃꯁꯥ ꯑꯅꯤꯗꯨ ꯐꯟꯗꯣꯛꯂꯒ ꯂꯩꯕ ꯑꯗꯨꯗ ꯈꯨꯟꯖꯥꯁꯤꯡꯗꯨ ꯉꯛꯅ ꯌꯦꯡꯅꯔꯝꯃꯤ꯫ ꯊꯥꯗꯣꯏ ꯁꯅꯥꯅ ꯈꯨꯜꯂꯥꯛꯄꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯏꯄꯥ ꯈꯨꯜꯂꯥꯛꯄ, ꯑꯩꯅ ꯄꯨꯔꯛꯂꯤꯕ ꯍꯤꯗꯥꯛ ꯃꯍꯤꯁꯦ ꯈꯨꯟꯖꯥ ꯑꯅꯥꯕꯁꯤꯡ ꯑꯗꯨꯗ ꯄꯤꯊꯛꯎ꯫ ꯃꯍꯤ ꯑꯁꯤ ꯍꯦꯛ ꯊꯛꯄꯒ ꯍꯥꯟꯅꯒꯨꯝꯅ ꯃꯈꯣꯏꯒꯤ ꯃꯁꯥꯗꯨ ꯀꯟꯈꯠꯂꯛꯀꯅꯤ꯫ ꯈꯨꯜꯂꯥꯛꯄ ꯑꯗꯨꯅ ꯊꯥꯗꯣꯏ ꯁꯅꯥꯗꯒꯤ ꯍꯤꯗꯥꯛ ꯑꯗꯨꯕꯨ ꯂꯧꯗꯨꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯗ ꯍꯥꯟꯅ ꯄꯤꯊꯛꯂꯒ ꯌꯦꯡꯂꯝꯃꯤ꯫ ꯍꯤꯗꯥꯛ ꯑꯗꯨꯕꯨ ꯍꯦꯛ ꯊꯛꯄꯒ ꯈꯨꯜꯂꯥꯛꯄꯒꯤ ꯅꯥꯗꯨꯅ ꯂꯩꯔꯝꯕ ꯃꯆꯥꯅꯨꯄꯤꯗꯨ ꯍꯥꯟꯅꯒꯨꯝꯅ ꯃꯁꯥ ꯀꯟꯈꯠꯂꯛꯈꯤ꯫ ꯑꯅꯥꯕ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯗꯁꯨ ꯄꯤꯊꯛꯂꯝꯃꯤ꯫ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯁꯨ ꯃꯁꯥ ꯀꯟꯈꯠꯂꯛꯏ꯫ ꯈꯨꯜꯗꯨꯒꯤ ꯈꯨꯜꯂꯥꯛꯄ ꯑꯃꯗꯤ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯅ ꯊꯥꯗꯣꯏ ꯁꯅꯥꯕꯨ ꯊꯥꯒꯠꯄꯤꯔꯝꯃꯤ꯫ ꯈꯨꯜꯂꯥꯛꯄ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯏꯆꯥꯅꯨꯄꯤ ꯊꯥꯗꯣꯏ ꯁꯅꯥ, ꯅꯪꯗꯤ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯌꯥꯝꯕꯨ ꯀꯟꯕꯤꯕ ꯑꯁꯦꯡꯕ ꯂꯥꯏꯔꯦꯝꯕꯤꯅꯤ꯫ ꯅꯍꯥꯛ ꯑꯃꯨꯛ ꯍꯟꯅ ꯈꯨꯜ ꯑꯁꯤꯗꯒꯤ ꯆꯠꯈ꯭ꯔꯒꯅꯨ꯫ ꯍꯥꯟꯅꯒꯨꯝꯅ ꯅꯪꯒꯤ ꯏꯃꯥꯒ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯖꯔꯣ꯫ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯅꯁꯨ ꯃꯈꯣꯏꯅ ꯇꯧꯈꯤꯕ ꯑꯁꯣꯏꯕꯁꯤꯡ ꯑꯗꯨꯕꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯔꯝꯃꯤ꯫ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕꯤ ꯊꯥꯗꯣꯏ ꯁꯅꯥꯅ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯕꯨ ꯉꯥꯛꯄꯤꯔꯝꯃꯤ꯫ ꯊꯥꯗꯣꯏ ꯁꯅꯥ ꯑꯃꯗꯤ ꯃꯃꯥ ꯊꯥꯔꯤꯛꯁꯨ ꯍꯥꯟꯅꯒꯨꯝꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯈꯨꯜ ꯑꯗꯨꯒꯤ ꯈꯨꯟꯖꯥꯁꯤꯡꯒ ꯄꯨꯟꯅ ꯅꯨꯡꯉꯥꯏꯅ ꯈꯨꯜ ꯑꯗꯨꯗ ꯂꯩꯃꯤꯟꯅꯈꯤ꯫ ꯋꯥꯔꯤꯁꯤꯅ ꯄꯤꯅꯤꯡꯂꯤꯕ ꯄꯥꯎꯖꯦꯜ ꯑꯗꯨꯗꯤ ꯃꯤ ꯑꯃꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝ ꯑꯗꯨ ꯈꯪꯗꯅ ꯃꯤ ꯑꯗꯨꯒꯤ ꯃꯄꯥꯜꯊꯣꯡꯒꯤ ꯁꯛꯇꯝ ꯑꯃꯗꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯈꯛ ꯌꯦꯡꯂꯒ ꯃꯤ ꯑꯗꯨꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝꯕꯨ ꯂꯦꯞꯄ ꯌꯥꯔꯣꯏ꯫